सोमदा चटके यादे पुखरी ले सोमदा चटके यादे लाई ले सोमदा चटके यादे तुरे ले असी हारगा वा वा नोय अंगांग सिंदो अनीदो अकोय बुदुदा कोयेंग येंगी कदाइदगी लांगिनो नांगनरिनो हाइदुना खुत्ता ट्रस लाइट पाय कोय काप काप लगा कोयेंग येंगी असुमने येंगे हौजिक्ति ट्रस लाइट मंगानदुदा उरे नासिक मसादा मखोंग यानथरगा फम्मगा लेबुदु उरे अंगांग मरी नोक नोकतुना नासिक मसादा मखोंग कारन चलगा सगोन तोंगबदोंना नोम नोमदुना नासिक मसादुदा हाय हमदुना सानरी मधु उबदा अनीदो तू क्या खुक सुंगबा होरे करीनो उरिसिदे नानगे नाकोंगना तारबसु मिन्ना उद्रि फाउदे थोइना थाजरुदबने अदुबु ngasiदी मखोय ममिना उरदुददि लोइरे मिहुल मफम सुद्रे थौरिसु अदुमक तिंगले लुखोयदि मकलाक्तो निंगनिक लाउना लेरि मंगोल जाउना कैदोरगे ता नंगना निकलिदुना असुयाम कन्ना लुखोयने खुमे लोइरे ता लोइरे हायदि तौरिसे मंगोल जाउ लुखोयगी वादुदा मखादि ताद्र अनीदो किरुक किरुक येंगदुना ले तान याम कायबा मतांग हायबदो ओइरे हौजिक्ति नीदो कैदोगदुइनो पोलुंगना कोक्तक्ता नंथरे अदुबु लुखोयना मसादो लाक्सिलगा थौना अमगा लोइनन हायरे इताव सेलौबना फगदबा माले अैगी वादी थवाई मांगदो सरुक थौरि सिलिलगा चेनखिबना फदौ माले अदुमना तौरसिरे इताव होय असुमना तौरसे अंगांग मचा सिंगजिना मखोंग लेबाक ताद्रिङे नासिकसिदा मखोंग यानथरगा फम्मा लेयिङे तंजासे लेमना मांगनबे यादे होय चेलसि इताव नोंगुदा पोकपा मचाना निनि सिब हौनदे असी हायरदना नीदो खुदके समनदुना थौरिदो लिटलगा चेले मपादो लांथोकलगा अंगांग अमना लाउरे चेनख्रे मखोय अनिसे नांथोकतुना चेनख्रे कना लै खोंगलै यामना फंगनबा तानो नांथोकअनबे यादे असुमना अंगांग अमना हायरकबा नासिक मसादुदगी अंगांग मा फल्लाउना चोंथगी मागी मोंगदो अई लै लमजेन यांगबगी यांगबा हायबगी मता ओइन तौवे अंगांग मसादो हौजिक्ति मागी मांग थाना चेलिबा मंगोल जाउ मदि लुखोयगी तुंग्यान तमना लाउरगा तानरे असुमना अंगांगदुना मचिनदा हायरे तादा खोय नाइखो सेनखिनु लमतागी याउसंग कुइद्रे थौरी थलिसे लेमना थतबा नतिये याउसंगी नाकतिंग पिरमखो असी हायरगा अंगांगदो तुंग्यान तमना तानरे अनीदुसु सोर थबेत होंदुना चेले अमंबदुदा लंबीदुदा मयुम यंगनुबा सेनगिदे हायद्रेदुना लंबीदु सिरान तुरन अरानबा लंबीदा मयुमसु योगदबा वाले मी लेनदबा युम सेगायबा अमनबा अमदो ओइना अनीदो मथोंग खंगदना खुद समनरगा चलकपदुदा कोंग लाउना थेंजिलुरे अमनबा कोंथो इकिन किनथरबा लेकांग चारबा युम अमदा हे मरायबंगना पुबा माइकेइदा खोंगदो थांजिलुरे कई किदुना चेलगा सौम ओंने हायदुनि ngasi makoy anisina ahingsida thawai namdabo thawai hingnaba sedang phumdobu lakliba yumpham masiju laifam timpam mahi meyai kanba mina leba ngamnadaba yumpham amane anido konthong adumda chanchile konthong du chanchiladi soidina thawai hinglani haiba wakhalda khalame angang du chu konthong ma padu fo yoksilak changdi changlamdre samai lega mittu nu lauthuklaga amanba kintharba yumaduda yenglamlaga chatkre अनीदो ट्रस लाइट तो पाए थोंग सेबाक फागलगा लेरंबदो युमदु तमना चंगसिले अदुगा थोंगदो गमलाउना छिंजिनजे युमदुगी मनुंगदा चंगसिलकपुदुदि मसादो ने हेक्ता सोर थबेत होले फगलांगदुदा ngaragale अंगांग फत्तबदुगी खुत्तदि ताद्रे थवाई सोइदन हिंगनी हाबगे वाखलददि चाउथोकसे मंगोल जाओ हायुता उसिना चंदी चंगदि चंगक्त्रे होइता सोइदन हलमाने अदोइता कमदौसेबा अखोय निने लाइसे युम मपा यौरद्र खनमने अदुबु सिदि युमसु नते युम योगदबसु वाले मफम सिदा सुमना लेथोकपुसु चुमदे होइनिता चेलैनेना तौरिसे अमंबसिदा मफम मरांग अमता खंगदे तौरिसे अखोयगी तुंगदा इनरखिबदुबु चलमद्रा चलमनि दैता पुंगसिबु क्या तारमदोइनो तौरिसिबो हौजिकपु थेंगबदि हाइजिनना थेंगलमने तौरिसे लमता थांजगा ओइरे ngasiगी अहिंगसे सिदा लेलसिरा कइनो दैताव ngawrabo
ꯂꯝꯇꯥ ꯊꯥꯡꯖꯁꯤꯗꯕꯨ ꯀꯃꯥꯏꯅ ꯃꯐꯝꯁꯤꯗ ꯂꯦꯛꯇꯣꯏꯅꯣ? ꯑꯩꯒꯤ ꯋꯥꯗꯤ ꯏꯇꯥꯎ ꯌꯨꯝ ꯌꯧꯅꯕ ꯆꯠꯄꯅ ꯐꯅꯤ ꯍꯥꯏꯁꯤꯗ ꯂꯩꯔꯦ ꯊꯦꯡꯒꯦꯔ ꯃꯝꯒꯦꯔ ꯑꯗꯨꯕꯨꯗꯤ ꯆꯨꯝꯕ ꯏꯇꯥꯎ ꯅꯪꯅ ꯍꯥꯏꯔꯤꯗꯣ ꯑꯗꯨꯗ ꯏꯇꯥꯎ ꯂꯝꯕꯤ ꯂꯝꯖꯥꯎꯗ ꯉꯁꯥꯏꯒꯤ ꯑꯉꯥꯡ ꯃꯌꯥꯝꯗꯣ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯂꯥꯛꯀꯗꯕ ꯂꯝꯕꯤꯗꯨꯗ ꯑꯃꯨꯛ ꯊꯠꯇꯨꯅ ꯂꯩꯔꯝꯂꯕꯗꯤ ꯃꯗꯨꯅ ꯍꯦꯟꯅ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯂꯣꯏꯗ꯭ꯔꯣ? ꯆꯨꯝꯃꯤꯅꯦ ꯑꯗꯨꯁꯨ ꯇꯝꯕ ꯉꯝꯗꯦ ꯋꯥꯔꯤꯈꯩ ꯐꯤꯕꯝ ꯑꯁꯤ ꯌꯧꯅꯕ ꯆꯦꯜꯂꯛꯂꯒ ꯑꯃꯨꯛ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯂꯕꯗꯤ ꯏꯕꯥꯅꯤ ꯅꯥꯇꯩ ꯆꯥꯔꯔꯣꯏ꯫ ꯐꯔꯦ ꯏꯇꯥꯎ ꯑꯗꯨꯗꯤ ꯉꯁꯤꯒꯤ ꯑꯍꯤꯡꯁꯦ ꯃꯐꯝꯁꯤꯗ ꯂꯦꯜꯂꯁꯦ꯫ ꯑꯁꯨꯝꯅ ꯃꯥꯡꯒꯣꯜꯖꯥꯎ ꯑꯃꯗꯤ ꯂꯨꯈꯣꯏ ꯃꯐꯝꯗꯨꯗ ꯑꯍꯤꯡ ꯂꯦꯛꯄ ꯍꯥꯏꯗꯨꯅ ꯌꯥꯅꯔꯦ꯫ ꯑꯅꯤꯗꯣ ꯊꯕꯛ ꯋꯥꯅ ꯁꯨꯕꯅ ꯆꯦꯟꯒ ꯆꯦꯜꯂꯛꯄꯒ ꯃꯁꯥꯁꯤꯡꯗꯣ ꯋꯥꯕꯅ ꯄꯣꯞ ꯇꯥꯔꯦ꯫ ꯃꯐꯝ ꯆꯥꯕ ꯌꯦꯡꯂꯒ ꯑꯃꯟꯕ ꯁꯦꯒꯥꯏꯕ ꯌꯨꯝꯗꯨꯒꯤ ꯃꯅꯨꯡꯗ ꯇꯨꯝꯊꯕ ꯍꯧꯔꯛꯂꯦ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯋꯥꯈꯜꯗꯗꯤ ꯑꯃꯟꯕ ꯌꯨꯝꯁꯤꯒꯤ ꯃꯅꯨꯡꯗ ꯑꯍꯤꯡ ꯌꯥꯔꯦꯛꯂꯕꯗꯤ ꯈꯔ ꯁꯥꯐꯒꯅꯤ ꯈꯟꯗꯨꯅ ꯂꯦꯛꯄꯅꯦ꯫ ꯑꯇꯩ ꯋꯥꯒꯤꯗꯤ ꯅꯠꯇꯦ ꯊꯕꯛꯀ ꯋꯥꯅ ꯁꯨꯔꯨꯕꯒ ꯄꯣꯞ ꯇꯥꯔꯦ꯫ ꯃꯥꯡꯒꯣꯜꯖꯥꯎꯗꯤ ꯁꯦꯠꯊꯈ꯭ꯔꯦ꯫ ꯑꯍꯤꯡ ꯑꯗꯨꯗ ꯅꯨꯡꯁꯤꯠꯁꯨ ꯀꯟꯅ ꯃꯅꯤꯡ ꯃꯈꯥ ꯇꯝꯅ ꯁꯤꯠꯂꯦ꯫ ꯑꯗꯨꯅ ꯐꯛꯂꯥꯡ ꯑꯍꯣꯕꯗꯒꯤ ꯇꯣꯏꯅ ꯁꯤꯠꯆꯜꯂꯦ꯫ ꯃꯅꯨꯡꯗꯨꯗꯁꯨ ꯄꯨꯝꯃꯝ ꯃꯝꯃꯤ꯫ ꯇꯣꯔꯆ ꯂꯥꯏꯠꯇꯨ ꯀꯥꯞꯇꯨꯅ ꯀꯣꯌꯦꯡ ꯌꯦꯡꯉꯤ꯫ ꯂꯨꯈꯣꯏꯅ ꯈꯔ ꯃꯃꯤꯠ ꯃꯅꯥꯁꯨ ꯁꯤꯡꯉꯤ꯫ ꯂꯨꯈꯣꯏ ꯑꯃꯝꯕꯗꯨꯗ ꯀꯣꯌꯦꯡ ꯌꯦꯡꯉꯤ꯫ ꯇꯣꯔꯆ ꯂꯥꯏꯠꯇꯨ ꯀꯥꯞꯇꯨꯅ ꯀꯗꯥꯏꯗ ꯀꯔꯤ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯏꯀꯤꯟ ꯀꯤꯟꯊꯔꯕ ꯐꯛꯂꯥꯡ ꯃꯊꯛꯇ ꯀꯨꯞꯂꯤꯕ ꯖꯤꯡꯒ ꯑꯃꯟꯕ ꯑꯃꯗꯤ ꯐꯛꯂꯥꯡꯒꯤ ꯀꯥꯆꯤꯟ ꯈꯨꯗꯤꯡꯗ ꯃꯤꯔꯥꯡ ꯃꯍꯨꯝ꯫ ꯐꯛꯂꯥꯡꯗꯨ ꯍꯣꯔꯁꯨ ꯌꯥꯝ ꯀꯟꯅ ꯍꯣꯕꯗꯤ ꯅꯠꯇꯦ꯫ ꯑꯗꯨꯅ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯀꯥꯁꯤꯒꯤ ꯐꯤꯕꯝꯁꯤ ꯌꯦꯡꯂꯨꯔꯒꯗꯤ ꯂꯦꯛꯄꯗ ꯁꯥꯐꯒꯗꯕ ꯃꯥꯜꯂꯦ꯫ ꯑꯃꯨꯛꯁꯨ ꯍꯦꯛ ꯀꯥꯗꯨꯒꯤ ꯄꯥꯜꯂꯤꯕ ꯊꯣꯡꯗꯣ ꯆꯦꯠꯅ ꯂꯣꯟꯁꯤꯜꯂꯦ꯫ ꯄꯨꯅꯥ ꯑꯃꯟꯕ ꯀꯣꯂꯤꯡ ꯆꯥꯕꯗꯣ ꯆꯦꯠꯅ ꯄꯨꯅꯥ ꯊꯥꯏ꯫ ꯑꯍꯤꯡ ꯍꯥꯏꯕꯁꯤꯗꯤ ꯇꯝꯕ ꯉꯝꯕ ꯅꯠꯇꯦ꯫ ꯑꯃꯨꯛ ꯑꯉꯥꯡꯁꯤꯡꯗꯨ ꯂꯥꯛꯂꯒ ꯀꯅꯥꯅ ꯈꯪꯕꯅꯣ ꯊꯣꯡ ꯅꯝꯂꯛꯂꯕꯗꯤ ꯍꯥꯏꯗꯨꯅ ꯖꯥꯠ ꯖꯥꯠꯅꯤ ꯋꯥꯈꯜꯗ ꯈꯜꯂꯤꯕ꯫ ꯆꯦꯛꯁꯤꯟꯕ ꯍꯥꯏꯕꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯐꯕꯅꯤ ꯍꯥꯏꯅ ꯈꯜꯂꯤ꯫ ꯇꯝꯕ ꯉꯝꯗꯦ ꯍꯣꯔꯦꯟ ꯀꯔꯤ ꯊꯣꯛꯂꯒꯕ꯫ ꯃꯍꯥꯛ ꯋꯥꯈꯜꯗ ꯄꯪꯆꯤꯡꯗ ꯆꯤꯡꯅꯩ ꯂꯩꯇꯥꯐꯝ ꯁꯨꯈꯪ ꯍꯦꯛ ꯈꯪꯗꯦ꯫ ꯃꯍꯥꯛ ꯇꯨꯝꯅꯤꯡꯕꯗꯤ ꯐꯥꯎꯔꯤꯅꯤ ꯑꯗꯨꯕꯨ ꯇꯨꯝꯂꯨꯔꯒ ꯊꯥꯡꯅꯕ ꯃꯤꯀꯨꯞꯇ ꯀꯔꯤ ꯑꯣꯏꯅꯤ ꯈꯜꯂꯨꯕꯗ ꯑꯃꯨꯛꯁꯨ ꯇꯨꯝꯊꯕ ꯇꯜꯂꯦ꯫ ꯃꯥꯡꯒꯣꯜꯖꯥꯎꯅ ꯇꯨꯝꯂꯒ ꯃꯥꯅ ꯑꯣꯏꯅ ꯁꯪꯂꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯑꯃꯨꯛꯁꯨ ꯈꯜꯂꯦ꯫ ꯑꯃꯨꯛꯁꯨ ꯉꯁꯥꯏ ꯐꯨꯔꯤꯠꯈꯥꯎꯗ ꯌꯥꯎꯕ ꯃꯩꯈꯦꯠꯇꯨ ꯅꯤꯡꯁꯤꯡꯉꯛꯑꯦ꯫ ꯁꯤꯡ ꯑꯀꯪꯕ ꯃꯩ ꯊꯥꯕ ꯌꯥꯕ ꯈꯔ ꯑꯀꯣꯏꯕꯗꯨꯗꯒꯤ ꯊꯤꯔꯒ ꯀꯥꯁꯤꯒꯤ ꯃꯅꯨꯡꯗ ꯊꯥꯔꯁꯤꯔ? ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯐꯛꯂꯥꯡ ꯑꯍꯣꯕꯗꯒꯤ ꯁꯤꯜꯂꯛꯄ ꯅꯨꯡꯁꯤꯠꯁꯤꯒꯤ ꯑꯏꯪꯕꯁꯤꯗꯒꯤ ꯈꯔꯗꯤ ꯐꯒꯅꯤ꯫ ꯑꯗꯨꯕꯨ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤꯗ ꯌꯨꯝꯁꯤꯒꯤ ꯀꯔꯤꯒꯨꯝꯕ ꯅꯨꯡꯁꯤꯠꯅ ꯋꯥꯏꯔꯒ ꯃꯩ ꯆꯥꯛꯂꯕꯗꯤ ꯏꯀꯤꯟ ꯀꯤꯟꯊꯔꯕ ꯌꯨꯝꯁꯤꯗ ꯁꯣꯏꯕꯗꯒꯤ ꯃꯩꯍꯧ ꯂꯥꯎ ꯄꯣꯛꯊꯣꯛꯇꯨꯅ ꯃꯩ ꯍꯧꯕ ꯇꯥꯔꯕꯗꯤ ꯁꯣꯏꯗꯅ ꯍꯦꯟꯅ ꯈꯨꯗꯣꯡꯊꯤꯕꯒꯤ ꯃꯊꯛꯇ ꯈꯨꯗꯣꯡꯊꯤꯕ ꯍꯥꯏꯕꯗꯣ ꯁꯣꯏꯗꯅ ꯇꯥꯒꯅꯤ ꯍꯥꯏꯕ ꯋꯥꯈꯜꯗ ꯈꯜꯂꯝꯃꯤ꯫ ꯑꯗꯨꯅ ꯏꯪꯂꯁꯨ ꯏꯪꯅ ꯉꯁꯤꯒꯤ ꯑꯍꯤꯡꯁꯤꯗꯗꯤ ꯅꯣꯡꯉꯥꯟ ꯐꯥꯎ ꯋꯥꯅ ꯈꯥꯡꯂꯒꯦ ꯆꯞ ꯌꯨꯡꯅ ꯄꯨꯛꯅꯤꯡꯗ ꯈꯟꯈ꯭ꯔꯦ꯫ ꯉꯥꯟꯅ ꯊꯥꯜꯂꯝꯕ ꯇꯣꯔꯆ ꯂꯥꯏꯠꯇꯣ ꯃꯨꯊꯠꯈ꯭ꯔꯦ꯫ ꯑꯗꯨꯒ ꯋꯥꯈꯜꯅ ꯐꯨꯡꯕꯪꯅꯩ꯫ ꯃꯁꯥ ꯀꯣꯟꯁꯤꯜꯂꯒ ꯇꯨꯃꯤꯟ ꯇꯨꯝꯗꯨꯅ ꯂꯩꯕ ꯃꯇꯥꯎꯒꯤ ꯅꯥꯛꯇ ꯇꯨꯃꯤꯟ ꯐꯝꯂꯦ꯫ ꯋꯥꯈꯜꯅ ꯍꯥꯏ ꯌꯨꯝ ꯌꯧꯅꯕ ꯆꯠꯂꯨ꯫ ꯄꯨꯛꯅꯤꯡꯅ ꯍꯥꯏ ꯂꯝꯇꯥ ꯊꯥꯡꯖꯅꯤ ꯃꯐꯝꯁꯤꯗ ꯂꯦꯡꯗꯅ ꯂꯩꯌꯨ ꯇꯝꯕ ꯉꯝꯗꯦ ꯍꯣꯔꯦꯟ ꯀꯔꯤ ꯊꯣꯛꯄ꯫ ꯊꯃꯣꯏꯅ ꯍꯥꯏ ꯇꯨꯝꯂꯤꯕ ꯅꯇꯥꯎꯗꯣ ꯍꯧꯗꯣꯛꯎ ꯑꯗꯨꯒ ꯌꯨꯝ ꯌꯧꯅꯕ ꯆꯠꯍꯧꯕꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯒꯅꯤ꯫ ꯑꯁꯤ ꯈꯜꯂꯗꯨꯅ ꯂꯨꯈꯣꯏ ꯑꯃꯝꯕꯗꯨꯗ ꯃꯃꯤꯠꯇꯣ ꯀꯛꯂꯥ ꯑꯃꯠꯇ ꯎꯏꯁꯤꯜꯂꯨ ꯍꯥꯏꯕ ꯌꯥꯗꯅ ꯆꯔꯥꯡꯅꯕ ꯋꯥꯈꯜꯒꯤ ꯏꯄꯥꯛꯇ ꯃꯁꯥꯗꯣ ꯉꯥꯅꯨ ꯊꯪꯒꯣꯡꯒꯨꯝ ꯇꯥꯎꯗꯨꯅ ꯂꯩ꯫ ꯑꯗꯨꯕꯨ ꯋꯥꯈꯜ ꯈꯟꯅ ꯈꯟꯅ ꯃꯍꯥꯛꯁꯨ ꯇꯞꯅ ꯇꯞꯅ ꯃꯃꯤꯠ ꯑꯅꯤꯗꯣ ꯎꯏꯁꯤꯟꯕ ꯍꯧꯔꯛꯂꯦ꯫ ꯃꯍꯥꯛꯁꯨ ꯅꯤꯟꯗꯥ ꯀꯧꯕꯤ ꯂꯥꯏꯔꯦꯝꯕꯤꯅ ꯃꯁꯥꯗꯣ ꯁꯨꯝꯕ ꯍꯧꯔꯛꯂꯦ꯫ ꯑꯊꯦꯡꯕ ꯑꯍꯤꯡ ꯑꯗꯨꯗ ꯂꯦꯞꯄ ꯂꯩꯇꯅ ꯁꯤꯠꯂꯤ ꯅꯨꯡꯁꯤꯠꯅ ꯅꯥꯀꯦꯟꯊꯥ ꯌꯦꯅꯤꯡꯊꯥ ꯑꯅꯤꯒꯤ ꯂꯣꯟꯅꯕ ꯃꯔꯛ ꯑꯣꯏꯕꯅ ꯑꯔꯤ ꯑꯅꯧ ꯂꯪꯗꯥꯏꯅꯕꯒ ꯑꯣꯏꯔꯦ꯫ ꯑꯀꯪꯕ ꯎꯅꯥꯁꯤꯡꯅ ꯂꯩꯃꯥꯏꯗ ꯀꯦꯟꯕꯒꯤ ꯃꯈꯣꯜꯅ ꯌꯥꯝ ꯍꯧꯅ ꯇꯥꯔꯤ꯫ ꯑꯇꯤꯌꯥꯗ ꯇꯒꯨꯞ ꯇꯔꯪ ꯉꯥꯟꯕ ꯊꯋꯥꯟꯃꯤꯆꯥꯛ ꯈꯔ ꯊꯣꯛꯂꯝꯕꯗꯨꯁꯨ ꯍꯧꯖꯤꯛꯇꯤ ꯅꯣꯡ ꯄꯨꯕ ꯑꯃꯨꯕ ꯂꯩꯆꯤꯟꯅ ꯀꯨꯞꯁꯤꯟꯈ꯭ꯔꯦ꯫ ꯃꯤꯀꯨꯞ ꯈꯔ ꯀꯥꯟꯅꯔꯕ ꯃꯇꯨꯡ ꯃꯌꯥꯏ ꯑꯣꯏꯔꯞ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯁꯤꯠꯄ ꯍꯧꯔꯛꯂꯦ꯫ ꯑꯗꯨꯕꯨ ꯅꯤꯟꯗꯥ ꯀꯧꯕꯤ ꯂꯥꯏꯔꯦꯝꯕꯤꯅ ꯃꯊꯥꯗ ꯈꯣꯝꯂꯦꯟ ꯇꯨꯡꯈꯨꯟ ꯇꯥꯜꯍꯜꯂꯦ꯫ ꯃꯇꯝꯗꯨ ꯄꯨꯡ ꯑꯃ ꯈꯔ ꯍꯦꯜꯂꯛꯂꯦ꯫ ꯁꯤꯁꯤ ꯀꯩ ꯇꯨꯝꯗꯨꯅ ꯂꯩ꯫ ꯑꯁꯨꯝꯅ ꯇꯧꯔꯤꯉꯩ ꯇꯥꯟꯖꯥ ꯑꯗꯨꯗ ꯅꯨꯄꯤ ꯑꯃ ꯍꯤꯡꯅ ꯍꯤꯡꯅ ꯀꯞꯂꯦ ꯌꯨꯝꯗꯨꯒꯤ ꯀꯥꯆꯤꯟ ꯑꯃꯗꯒꯤ꯫ ꯑꯣꯟꯊꯣꯛꯅ ꯊꯃꯣꯏ ꯁꯨꯛꯅꯅꯤ ꯃꯍꯥꯛꯅ ꯇꯦꯡꯊꯥꯅ ꯑꯣꯏꯅ ꯀꯞꯂꯤꯕꯗꯣ꯫ ꯍꯦꯛ ꯇꯥꯕꯗ ꯃꯅꯨꯡꯗ ꯂꯩꯕ ꯊꯪꯅꯕ ꯀꯥꯗꯒꯤ ꯃꯥꯜꯂꯦ꯫ ꯑꯁꯨꯝꯅ
ꯅꯨꯄꯤꯗꯨꯅ ꯀꯞꯂꯒ ꯍꯥꯏꯔꯦ, ꯃꯦꯃꯤ, ꯃꯦꯃꯤ, ꯇꯥꯕ꯭ꯔꯣ ꯅꯪꯕꯣ? ꯏꯃꯥꯅ ꯀꯧꯔꯤꯁꯦ, ꯏꯃꯥꯅ ꯀꯧꯕꯁꯤ ꯇꯥꯔꯗꯤ ꯊꯣꯡꯁꯦ ꯑꯝꯇ ꯍꯥꯡꯇꯣꯛꯑꯣ, ꯃꯦꯃꯤ, ꯏꯃꯥꯒꯤ ꯃꯦꯃꯤ. ꯑꯁꯤ ꯍꯥꯏꯔꯒ ꯅꯨꯄꯤꯗꯨꯅ ꯇꯦꯡꯊꯥꯅꯥ ꯑꯣꯏꯅ ꯀꯞꯂꯦ. ꯀꯞꯂꯝꯕꯗꯒꯤ ꯍꯦꯟꯗꯣꯛꯇꯅ ꯊꯣꯡꯗꯣ ꯍꯥꯡꯇꯣꯛ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯀꯟꯅ ꯀꯟꯅ ꯊꯤꯜꯂꯦ. ꯑꯁꯨꯝꯅ ꯇꯧꯕꯅ ꯇꯨꯝꯊꯕꯗ ꯉꯥꯏꯔꯤꯕ ꯂꯨꯈꯣꯏꯗꯣ ꯃꯤꯀꯞ ꯊꯣꯛꯂꯛꯏ. ꯃꯍꯥꯛ ꯀꯞꯄꯒꯤ ꯊꯣꯡ ꯊꯤꯟꯕꯒꯤ ꯃꯈꯣꯜ ꯇꯥꯔꯦ. ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝꯁꯨ ꯁꯣꯜꯂꯦ ꯃꯊꯟꯇ. ꯑꯩꯗꯤ ꯇꯨꯝꯊꯔꯨꯔꯦꯗꯅ ꯇꯧꯔꯤꯁꯤꯗꯤ. ꯇꯨꯝꯊꯕꯒ ꯑꯃꯠꯇ ꯈꯪꯍꯧꯗ꯭ꯔꯦ ꯇꯧꯔꯤꯁꯦ. ꯑꯗꯨꯒ ꯑꯃꯨꯛ ꯑꯩꯅ ꯍꯧꯖꯤꯛ ꯇꯥꯔꯤꯕ ꯃꯈꯣꯜꯁꯤꯅ ꯀꯔꯤ? ꯃꯤꯁꯨ ꯂꯩꯅꯗ꯭ꯔꯕ, ꯏꯁꯦ ꯁꯦꯒꯥꯏꯕ, ꯏꯃꯟ ꯃꯟꯂꯕ ꯌꯨꯝꯁꯤꯒꯤ ꯃꯅꯨꯡꯗ ꯑꯩꯅ ꯇꯥꯔꯤꯕ ꯃꯈꯣꯜꯁꯤꯅ ꯀꯔꯤ? ꯑꯩꯒꯤ ꯋꯥꯈꯜꯅꯔ? ꯑꯁꯤ ꯍꯥꯏꯔꯒ ꯃꯊꯟꯇ ꯃꯀꯣꯛꯇꯨ ꯄꯥꯏ. ꯃꯍꯥꯛ ꯇꯨꯃꯤꯟ ꯂꯩꯕ ꯌꯥꯔꯛꯇ꯭ꯔꯦ. ꯇꯨꯝꯗꯨꯅ ꯂꯩꯕ ꯃꯇꯥꯎ ꯃꯪꯒꯣꯜꯖꯥꯎꯕꯨ ꯃꯁꯥ ꯅꯣꯝꯗꯨꯅ ꯇꯞꯅ ꯍꯧꯗꯣꯛꯑꯦ. ꯃꯤ ꯇꯥꯈꯤꯅꯤ ꯃꯇꯥꯒꯨꯝ. ꯏꯇꯥꯎ, ꯏꯇꯥꯎ, ꯁꯦ, ꯏꯇꯥꯎ, ꯍꯧꯒꯠꯂꯣ ꯍꯥꯏꯕꯅꯦ. ꯃꯥꯅ ꯃꯁꯥ ꯅꯣꯝꯗꯨꯅ ꯍꯧꯗꯣꯛꯄꯗꯨ ꯇꯥꯔꯗꯨꯅ ꯃꯁꯥꯗꯣ ꯑꯐꯤꯡ ꯑꯐꯥꯏ ꯑꯣꯏꯅ ꯍꯧꯒꯠꯂꯛꯑꯦ. ꯃꯪꯒꯣꯜꯖꯥꯎꯅ, ꯀꯩꯗꯧꯔꯒꯦ ꯏꯇꯥꯎ? ꯂꯨꯈꯣꯏꯅ, ꯇꯞꯅ ꯉꯥꯡꯉꯣ. ꯃꯪꯒꯣꯜꯖꯥꯎ ꯈꯔ ꯇꯞꯊꯔꯒ, ꯑꯗꯨ ꯀꯩꯗꯧꯔꯒꯦ ꯏꯇꯥꯎ, ꯍꯥꯏꯔꯛꯑꯣ. ꯂꯨꯈꯣꯏꯅ, ꯅꯨꯄꯤ ꯑꯃ ꯇꯦꯡꯊꯥꯅꯥ ꯑꯣꯏꯅ ꯀꯞꯂꯤꯕꯁꯦ ꯇꯥꯔꯕ꯭ꯔꯥ? ꯑꯁꯨꯝꯅ ꯂꯨꯈꯣꯏꯅ ꯍꯥꯏꯔꯛꯄꯗ ꯃꯪꯒꯣꯜꯖꯥꯎ ꯃꯅꯥ ꯊꯥꯡꯒꯠꯇꯨꯅ ꯇꯥꯏ. ꯃꯪꯒꯣꯜꯖꯥꯎꯁꯨ ꯃꯅꯥꯅ ꯇꯥꯔꯦ ꯀꯞꯉꯥꯡ ꯉꯥꯡꯗꯨꯅ ꯇꯦꯡꯊꯥꯅꯥ ꯑꯣꯏꯅ ꯀꯞꯂꯤꯕꯁꯦ. ꯇꯥꯔꯨꯕ ꯃꯇꯝꯗꯗꯤ ꯃꯥꯁꯨ ꯇꯥꯍꯩꯕ ꯉꯝꯗ꯭ꯔꯦ. ꯑꯅꯤꯗꯣ ꯇꯨꯃꯤꯟ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯅꯩ. ꯀꯔꯤꯅꯣ ꯑꯩꯈꯣꯏꯅ ꯇꯥꯔꯤꯁꯤꯕꯣ? ꯃꯪ ꯃꯪꯕꯒꯗꯤ ꯅꯠꯇꯦꯀꯣ ꯏꯇꯥꯎ ꯑꯩꯈꯣꯏꯒꯤꯁꯦ? ꯀꯗꯥꯏꯗꯒꯤ ꯃꯪ ꯑꯣꯏꯗꯣꯏꯅꯣ ꯏꯇꯥꯎꯁꯤꯕꯣ? ꯑꯗꯨꯗꯤ ꯃꯤꯁꯨ ꯂꯩꯅꯗꯕ ꯌꯨꯝꯁꯤꯗ ꯀꯞꯉꯥꯡ ꯉꯥꯡꯗꯨꯅ ꯀꯞꯂꯤꯕꯁꯤꯅ ꯀꯅꯥ? ꯈꯪꯗ꯭ꯔꯦ ꯇꯧꯔꯤꯁꯦ. ꯃꯤꯁꯨ ꯂꯩꯇꯕ ꯌꯨꯝ ꯏꯪꯈꯣꯜꯁꯤꯗ ꯂꯥꯏ ꯅꯠꯇꯅ ꯀꯅꯥ ꯂꯩꯗꯣꯏꯅꯣ? ꯂꯥꯏꯅꯤ, ꯁꯣꯏꯗ꯭ꯔꯦ. ꯉꯁꯤ ꯂꯝꯇꯥ ꯊꯥꯡꯖꯅꯤꯀꯣ. ꯑꯁꯨꯝꯅꯅꯤꯗꯣ ꯋꯥꯔꯤ ꯁꯥꯟꯅꯅ ꯑꯃꯝꯕꯗꯨꯗ ꯇꯨꯃꯤꯟꯅ ꯑꯃꯨꯛ ꯇꯥꯁꯤꯟꯗꯨꯅ ꯐꯝꯂꯒ ꯂꯩ. ꯁꯣꯝꯗꯅ ꯀꯞꯄ ꯂꯥꯎꯕ ꯊꯣꯡ ꯊꯤꯟꯕꯒꯤ ꯃꯈꯣꯜꯗꯨꯗꯤ ꯂꯦꯞꯄꯝꯗꯦ. ꯃꯈꯣꯜꯗꯨꯅ ꯇꯥꯍꯩꯕ ꯉꯝꯗ꯭ꯔꯗꯨꯅ ꯑꯅꯤꯗꯣ ꯀꯅꯥꯅꯣ ꯀꯞꯂꯤꯕꯁꯦ ꯈꯪꯗꯗꯤ ꯈꯪꯗꯣꯛꯂꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯀꯥꯗꯨꯒꯤ ꯊꯣꯡ ꯄꯨꯅꯥ ꯊꯥꯈ꯭ꯔꯕꯗꯣ ꯂꯨꯈꯣꯏꯅ ꯇꯞꯅ ꯃꯆꯦꯠ ꯑꯣꯏ ꯃꯀꯥꯏ ꯑꯣꯏ ꯈꯖꯤꯛ ꯃꯈꯣꯜ ꯊꯣꯛꯍꯟꯗꯅ ꯍꯥꯡꯗꯣꯛꯏ. ꯊꯣꯡꯗꯣ ꯍꯥꯡꯗꯣꯛꯂꯒ ꯑꯃꯝꯕꯗꯨꯗ ꯀꯣꯏꯅ ꯌꯦꯡꯕꯗ ꯀꯅꯥꯁꯨ ꯂꯩꯕ ꯎꯗꯦ. ꯑꯗꯨꯅ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯇꯣꯔꯆ ꯂꯥꯏꯠꯇꯨ ꯀꯥꯞꯂꯒ ꯃꯈꯣꯜꯇꯃꯛ ꯇꯥꯕ ꯃꯁꯛꯇ ꯎꯗ꯭ꯔꯤꯕꯗꯣ ꯈꯪꯅꯤꯡꯃꯟꯈꯤꯗꯨꯅ ꯑꯁꯦꯡꯕ ꯇꯪ ꯇꯥꯕ ꯑꯃ ꯈꯪꯅꯤꯡꯗꯨꯅ ꯈꯨꯠꯇ ꯄꯥꯏꯕ ꯇꯣꯔꯆ ꯂꯥꯏꯠꯇꯨꯅ ꯊꯣꯡ ꯃꯔꯨꯝꯗꯨꯗꯒꯤ ꯂꯨꯈꯣꯏꯅ ꯀꯥꯞꯂꯒꯦ ꯇꯧꯕꯒ ꯃꯪꯒꯣꯜꯖꯥꯎꯅ ꯀꯥꯞꯄ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯃꯨꯜꯂꯦ. ꯃꯥꯒꯤ ꯃꯇꯧꯗꯨꯗ ꯏꯉꯛ ꯉꯛꯅ ꯂꯨꯈꯣꯏꯅ, ꯀꯩꯗꯧꯔꯒꯦ ꯏꯇꯥꯎ ꯅꯪꯕꯣ? ꯃꯪꯒꯣꯜꯖꯥꯎꯅ ꯍꯥꯏꯔꯦ, ꯏꯇꯥꯎ, ꯀꯩꯅꯣ ꯇꯣꯔꯆ ꯂꯥꯏꯠ ꯀꯥꯞꯀꯦ ꯇꯧꯔꯤꯗꯨꯕꯣ? ꯏꯇꯥꯎꯕꯨ ꯉꯥꯎꯔꯕꯣ? ꯀꯔꯤꯒꯨꯝꯕ ꯇꯣꯔꯆ ꯂꯥꯏꯠ ꯃꯉꯥꯜꯗꯨ ꯀꯥꯞꯂꯒ ꯊꯣꯛꯂꯣ. ꯃꯉꯥꯜꯗꯨ ꯀꯝꯗꯧꯅ ꯀꯅꯥꯅ ꯀꯥꯞꯂꯤꯕꯅꯣ ꯍꯥꯏꯗꯅ ꯈꯨꯡꯒꯨꯜ ꯂꯩꯔꯛꯂꯣꯏꯗ꯭ꯔꯣ? ꯀꯔꯤꯒꯨꯝꯕ ꯈꯪꯈꯤꯕ ꯊꯣꯛꯂꯣ. ꯑꯩꯈꯣꯏ ꯑꯅꯤ ꯑꯍꯤꯡꯁꯤꯗ ꯆꯦꯟꯐꯝꯁꯨ ꯂꯩꯇꯦ, ꯁꯤꯐꯝ ꯅꯥꯐꯝ ꯈꯪꯂꯔꯣꯏ ꯏꯇꯥꯎ. ꯂꯨꯈꯣꯏ ꯋꯥꯍꯩ ꯑꯃꯇ ꯃꯈꯥ ꯇꯥꯕ ꯉꯝꯗ꯭ꯔꯦ. ꯃꯇꯥꯎꯅ ꯍꯥꯏꯔꯤꯕꯗꯣ ꯈꯟꯈꯩ ꯈꯟꯊꯔꯨꯕ ꯃꯇꯨꯡꯗꯗꯤ ꯆꯨꯝꯂꯕꯣꯏ ꯅꯤꯡꯉꯤ. ꯀꯔꯤꯒꯨꯝꯕ ꯁꯦꯒꯥꯏꯔꯕ ꯑꯃꯟꯕ ꯌꯨꯝꯁꯤꯗꯒꯤ ꯃꯉꯥꯜ ꯈꯖꯤꯛꯇ ꯐꯥꯎ ꯎꯈꯤꯕ ꯊꯣꯛꯂꯕꯗꯤ ꯀꯅꯥꯅ ꯈꯪꯅꯤ ꯃꯈꯣꯏ ꯑꯅꯤ ꯈꯨꯗꯣꯡꯊꯤꯕ ꯇꯥꯔꯕꯗꯤ? ꯌꯥꯝꯅ ꯂꯨꯔꯕ ꯄꯨꯟꯁꯤꯒꯤ ꯇꯥꯟꯐꯝ ꯑꯃꯗꯅꯤ ꯃꯈꯣꯏꯅ ꯂꯩꯔꯤꯁꯦ. ꯍꯣꯍꯥ ꯇꯧꯕ ꯌꯥꯕ ꯃꯇꯥꯡꯁꯨ ꯑꯣꯏꯗ꯭ꯔꯦ. ꯌꯨꯝꯁꯤꯒꯤ ꯃꯔꯨꯝ ꯊꯨꯞꯅ ꯁꯦꯟꯗꯥꯡꯐꯝ ꯂꯧꯔꯤꯕꯅꯤ. ꯈꯖꯤꯛꯇꯪ ꯍꯦꯛ ꯈꯪꯈꯤꯕꯗ ꯃꯁꯤꯅ ꯇꯨꯡꯗ ꯑꯣꯏꯔꯛꯀꯗꯕ ꯇꯝꯕ ꯉꯝꯗ꯭ꯔꯕ ꯁꯛꯎꯗꯕ ꯄꯣꯠꯂꯣꯏꯗꯨꯒꯤ ꯈꯜꯂꯨꯕꯗ ꯋꯥꯗꯕ ꯉꯝꯗꯦ. ꯈꯨꯠꯇ ꯄꯥꯏꯔꯤꯕ ꯇꯣꯔꯆ ꯂꯥꯏꯠꯇꯣ ꯊꯝꯃꯦ. ꯀꯥꯞꯀꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯍꯧꯖꯤꯛꯇꯤ ꯂꯨꯈꯣꯏ ꯊꯥꯗꯣꯛꯈ꯭ꯔꯦ. ꯑꯅꯤꯗꯣ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯅꯔꯦ. ꯍꯣꯏ ꯏꯇꯥꯎ, ꯇꯣꯔꯆ ꯂꯥꯏꯠꯁꯦ ꯊꯥꯜꯂꯔꯣꯏꯒꯦ. ꯑꯗꯨꯕꯨ ꯊꯣꯡ ꯃꯔꯨꯝꯁꯤꯗꯒꯤ ꯀꯅꯥꯅꯣ ꯀꯞꯂꯤꯕꯁꯦ ꯍꯥꯏꯕꯁꯤꯃꯗꯤ ꯇꯨꯃꯤꯟꯅ ꯌꯦꯡꯂꯁꯦ. ꯑꯗꯨꯅ ꯐꯔꯅꯤ. ꯑꯁꯤ ꯍꯥꯏꯅꯔꯗꯨꯅ ꯑꯅꯤꯗꯨ ꯇꯨꯃꯤꯟ ꯊꯣꯡ ꯃꯔꯨꯝꯗꯨꯗ ꯀꯔꯤ ꯎꯒꯦ ꯍꯥꯏꯗꯨꯅ ꯂꯩ. ꯃꯅꯨꯡꯗꯒꯤ ꯃꯈꯣꯜ ꯇꯃꯛ ꯇꯥꯏ. ꯍꯦꯛ ꯌꯦꯡꯕꯗ ꯀꯅꯥꯁꯨ ꯂꯩꯕ ꯎꯗꯦ. ꯑꯗꯨꯕꯨ ꯀꯞꯉꯥꯡ ꯉꯥꯡꯗꯨꯅ ꯅꯨꯄꯤꯗꯨꯅ ꯇꯦꯡꯊꯥꯅꯥ ꯑꯣꯏꯅ ꯀꯞꯄꯗꯤ ꯇꯣꯛꯂꯝꯗꯦ. ꯑꯁꯨꯝꯅ ꯇꯧꯔꯤꯉꯩ ꯇꯥꯟꯖꯥꯗꯨꯗ ꯑꯃꯨꯛ ꯌꯨꯝꯊꯛ ꯑꯃꯟꯕꯗꯨꯗ ꯂꯩꯆꯤꯜ ꯆꯥꯏꯕꯗꯧꯅ ꯇꯧꯕ ꯃꯥꯟꯕ ꯃꯈꯣꯜ ꯑꯃꯨꯛ ꯇꯥꯔꯛꯂꯦ. ꯃꯈꯣꯜꯗꯨ ꯇꯥꯕꯗ ꯑꯅꯤꯗꯣ ꯑꯃꯨꯛ ꯌꯨꯝꯊꯛꯇꯨꯗ ꯇꯤꯡꯉꯛ ꯇꯤꯡꯉꯛ ꯌꯦꯡꯉꯤ.
ꯑꯁꯨꯝꯅ ꯃꯊꯛꯇꯨꯗ ꯌꯦꯡꯗꯨꯅ ꯂꯩꯉꯩ ꯁꯔꯛ ꯑꯗꯨꯗ ꯐꯛꯂꯥꯡ ꯑꯍꯧꯕ ꯑꯗꯣꯝꯗꯒꯤ ꯃꯩꯉꯥꯜ ꯑꯃ ꯃꯨꯁꯤ ꯃꯨꯁꯤ ꯉꯥꯜꯂꯤꯕꯗꯨ ꯎꯔꯛꯏ꯫ ꯃꯩꯉꯥꯜꯗꯨ ꯎꯕꯗ ꯑꯅꯤꯗꯣ ꯊꯣꯡ ꯑꯗꯨꯗ ꯇꯨꯃꯤꯟ ꯆꯦꯞꯊꯔꯒ ꯌꯦꯡꯂꯝꯕꯗꯒꯤ ꯐꯛꯂꯥꯡ ꯑꯍꯧꯕꯗꯨ ꯇꯝꯅ ꯆꯪꯁꯤꯜꯂꯛꯏ꯫ ꯑꯗꯨꯒ ꯃꯨꯁꯤ ꯃꯨꯁꯤ ꯉꯥꯟꯕ ꯃꯩꯉꯥꯜꯗꯨꯗ ꯌꯦꯡꯉꯤ꯫ ꯌꯨꯝꯗꯨꯒꯤ ꯍꯦꯛ ꯃꯥꯡꯒꯣꯟꯗꯥꯔꯤꯗꯨꯗ ꯐꯤꯃꯨ ꯁꯦꯠꯄ ꯅꯨꯄꯥ ꯑꯃꯅ ꯈꯨꯠꯇ ꯎꯆꯥꯟ ꯃꯩꯔꯥ ꯑꯃ ꯄꯥꯏ ꯂꯦꯞꯂꯒ ꯂꯩꯕꯗꯨ ꯎꯔꯛꯏ꯫ ꯎꯆꯥꯟ ꯃꯩꯔꯥꯗꯨ ꯂꯩꯕꯥꯛꯇꯨꯗ ꯃꯅꯤꯡꯗ ꯌꯨꯡꯁꯤꯜꯂꯦ ꯑꯗꯨꯒ ꯃꯈꯨꯠꯇ ꯂꯥꯏꯔꯣꯟ ꯁꯣꯟꯕꯗꯧꯅ ꯇꯧꯏ꯫ ꯑꯁꯨꯝꯅ ꯅꯨꯄꯥꯁꯤꯅ ꯁꯣꯜꯂꯦ, "ꯍꯦ ꯁꯤꯡꯉꯝꯗꯅ ꯁꯤꯔꯕ ꯅꯃꯥ ꯅꯆꯥꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜꯕꯨ, ꯉꯁꯤ ꯂꯝꯇꯥ ꯊꯥꯡꯖꯒꯤ ꯑꯍꯥꯟꯕ ꯊꯥꯡꯖꯁꯤꯗ ꯅꯈꯣꯏꯒꯤ ꯃꯤꯔꯦꯜꯕꯨ ꯂꯧꯕ ꯂꯥꯛꯂꯤꯕꯅꯤ꯫ ꯁꯥꯐꯣꯡꯂꯣ ꯁꯥꯐꯣꯡꯂꯣ ꯁꯥꯐꯣꯡꯂꯣ, ꯂꯣꯠꯇꯨꯅ ꯂꯩꯔꯅꯨ"꯫ ꯑꯁꯤ ꯍꯥꯏꯔꯒ ꯌꯨꯝꯊꯛ ꯑꯗꯨꯗ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯂꯩꯆꯤꯔꯦꯡ ꯑꯗꯨ ꯂꯪꯉꯤ꯫ ꯂꯩꯆꯤꯔꯦꯡ ꯑꯗꯨꯅ ꯑꯗꯨꯝꯅ ꯆꯥꯏꯕꯒ ꯌꯨꯝꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯀꯞꯉꯥꯡ ꯉꯥꯡꯗꯨꯅ ꯀꯞꯂꯤꯕ ꯅꯨꯄꯤꯗꯨꯅ ꯑꯃꯨꯛ ꯁꯞꯇ꯭ꯔ ꯑꯃꯒ ꯂꯣꯏꯅꯅ ꯈꯣꯟꯖꯦꯜꯗꯨ ꯈꯣꯟꯊꯥꯡ ꯌꯩꯅ ꯅꯨꯄꯥꯗꯧꯅ ꯍꯥꯏꯔꯛꯏ, "ꯀꯔꯤꯅꯣ ꯅꯪꯅ ꯄꯥꯝꯂꯤꯁꯦ? ꯃꯐꯝꯁꯤꯗ ꯍꯟꯆꯛ ꯉꯥꯆꯛ ꯇꯣꯏꯅ ꯁꯥꯕ ꯂꯥꯛꯂꯤꯕ ꯀꯔꯤꯒꯤꯅꯣ? ꯅꯪꯅ ꯃꯐꯝꯁꯤꯗ ꯂꯥꯛꯂꯒ ꯑꯩꯕꯨ ꯀꯤꯍꯜꯂꯒ ꯅꯝꯊꯥꯛ ꯇꯧꯔꯒ ꯑꯩꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜꯕꯨ ꯄꯨꯗꯨꯅ ꯆꯠꯀꯅꯤ ꯍꯥꯏꯕꯗꯤ ꯅꯃꯪꯗꯐꯥꯎ ꯃꯪꯂꯨꯅꯨ꯫ ꯏꯆꯥꯅ ꯊꯋꯥꯏ ꯇꯥꯈꯤꯕ ꯃꯐꯝꯁꯤꯗ ꯃꯃꯥꯏꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜꯅ ꯂꯦꯡꯗꯅ ꯂꯩꯒꯅꯤ꯫ ꯅꯪꯅ ꯅꯝꯊꯥꯛ ꯇꯧꯔꯒ ꯑꯩꯗꯤ ꯆꯠꯄ ꯉꯝꯃꯣꯏ"꯫ ꯑꯁꯤ ꯍꯥꯏꯔꯒ ꯅꯨꯄꯤꯁꯤꯅ ꯁꯞꯇ꯭ꯔ ꯑꯃꯒ ꯂꯣꯏꯅꯅ ꯂꯥꯎꯔꯛꯏ꯫ ꯑꯗꯨꯕꯨ ꯐꯤꯃꯨ ꯁꯦꯠꯄ ꯅꯨꯄꯥꯗꯨꯗꯤ ꯊꯧꯁꯥ ꯋꯥꯁꯥꯗ ꯃꯥꯒꯤ ꯆꯥꯏꯐꯝ ꯊꯣꯛꯄ ꯂꯩꯆꯤꯔꯦꯡꯗꯨ ꯆꯥꯏꯔꯒ ꯊꯧꯁꯥ ꯋꯥꯁꯥꯗꯅ ꯂꯩ꯫ ꯅꯨꯄꯤꯗꯨꯅ ꯍꯥꯏꯔꯤꯕꯁꯤꯡꯗꯨꯗꯤ ꯃꯉꯣꯟꯗ ꯃꯅꯥꯗ ꯐꯥꯎ ꯍꯥꯞꯇꯦ꯫ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯦ ꯂꯥꯏꯔꯣꯟ ꯀꯌꯥ ꯑꯃ ꯂꯦꯞꯄ ꯂꯩꯇꯨꯅ꯫ ꯃꯍꯥꯛꯅ ꯅꯨꯄꯤꯗꯨꯅ ꯃꯉꯣꯟꯗ ꯂꯥꯎ ꯈꯣꯡꯗꯨꯅ ꯇꯧꯔꯒ ꯃꯥꯅ ꯑꯗꯨꯝ ꯍꯦꯟꯅ ꯀꯟꯅ ꯀꯟꯅ ꯃꯆꯤꯟꯗ ꯂꯥꯏꯔꯣꯟ ꯀꯌꯥ ꯂꯦꯞꯄ ꯂꯩꯇꯅ ꯁꯣꯜꯂꯦ꯫ ꯅꯨꯄꯥꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯉꯁꯤꯒꯤ ꯂꯝꯇꯥ ꯊꯥꯡꯖꯒꯤ ꯑꯍꯤꯡꯁꯤꯗꯅꯤ ꯑꯩꯅ ꯀꯌꯥꯗ ꯋꯥꯅ ꯉꯥꯏꯖꯔꯛꯄ꯫ ꯅꯪꯒꯤ ꯃꯤꯔꯦꯜꯁꯤꯅ ꯑꯩꯒꯤꯗꯤ ꯈꯨꯠꯇ ꯈꯨꯠꯂꯥꯏ ꯑꯣꯏꯗꯣꯏꯅꯤ꯫ ꯅꯪꯕꯨ ꯑꯩꯒꯤ ꯈꯨꯠꯇꯒꯤ ꯂꯦꯝꯅ ꯅꯥꯟꯊꯣꯛꯍꯟꯈꯤꯕ ꯌꯥꯕ ꯅꯠꯇꯦ꯫ ꯑꯁꯨꯛ ꯋꯥꯅ ꯇꯟꯖꯥꯁꯦ ꯆꯍꯤ ꯀꯌా ꯃꯇꯝ ꯆꯪꯅ ꯑꯩꯅ ꯑꯈꯪ ꯑꯍꯩ ꯀꯌꯥꯒꯤ ꯅꯥꯛꯇ ꯆꯠꯂꯒ ꯇꯥꯟꯁꯤꯜꯂꯨꯕ ꯃꯍꯩ ꯈꯨꯗꯤꯡꯃꯛ ꯉꯁꯤꯒꯤ ꯑꯍꯤꯡꯁꯤꯗ ꯑꯩꯅ ꯆꯥꯡꯌꯦꯡ ꯇꯧꯒꯗꯧꯔꯤꯕꯅꯤ ꯅꯪꯒꯤ ꯃꯊꯛꯇ꯫ ꯑꯩꯉꯣꯟꯗ ꯍꯦ ꯇꯣꯡꯕꯗꯨꯅ ꯀꯩꯗꯧꯅꯨꯡꯗ ꯆꯠꯅꯕꯈꯛ ꯌꯥꯔꯣꯏ"꯫ ꯅꯨꯄꯥꯗꯨꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯅꯨꯄꯤꯗꯨꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ, "ꯇꯥꯅꯤꯡꯗꯦ, ꯑꯩ ꯅꯪꯅ ꯉꯥꯡꯂꯤꯕꯁꯤꯡꯗꯣ ꯑꯃꯠꯇ ꯐꯥꯎ ꯇꯥꯅꯤꯡꯗꯦ꯫ ꯀꯅꯥꯗꯅꯣ ꯅꯪꯒꯤ ꯑꯅꯤꯡꯕ ꯄꯥꯝꯕꯗꯨ ꯐꯪꯅꯕ ꯇꯧꯔꯨꯆꯣ꯫ ꯀꯥꯟꯅꯗꯕꯗ ꯅꯪꯒꯤ ꯃꯇꯝ ꯃꯥꯡꯅꯕꯅꯤ꯫ ꯀꯅꯥꯗꯅꯣ ꯅꯪꯒꯤ ꯍꯩꯖ ꯁꯤꯡꯖꯕꯁꯤꯡꯗꯣ ꯆꯥꯡꯌꯦꯡ ꯇꯧꯔꯨꯆꯣ꯫ ꯃꯐꯝ ꯑꯁꯤ ꯅꯪꯒꯤ ꯆꯥꯡꯌꯦꯡ ꯇꯧꯐꯝ ꯅꯠꯇꯦ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯅꯪꯒꯤ ꯃꯤꯠꯇꯨꯗ ꯑꯩꯁꯦ ꯀꯔꯤ ꯑꯣꯏꯅ ꯎꯒꯦ"꯫ ꯑꯁꯤ ꯍꯥꯏꯔꯒ ꯅꯨꯄꯤꯗꯨꯅ ꯁꯞꯇ꯭ꯔ ꯑꯃꯒ ꯂꯣꯏꯅꯅ ꯑꯃꯨꯛ ꯀꯟꯅ ꯂꯥꯎꯔꯛꯂꯦ꯫ ꯑꯁꯨꯝꯅ ꯂꯥꯎꯔꯛꯄꯗ ꯃꯥꯏꯕꯗꯨꯗꯤ ꯊꯧꯁꯥ ꯋꯥꯁꯥꯗꯅ ꯑꯗꯨꯃꯛ ꯂꯩꯆꯤꯔꯦꯡ ꯑꯗꯣ ꯌꯨꯝꯊꯛ ꯑꯗꯨꯗ ꯂꯪꯉꯤ꯫ ꯁꯣꯝꯗꯅ ꯐꯛꯂꯥꯡ ꯑꯍꯣꯕ ꯃꯔꯨꯝꯗ ꯂꯦꯞꯄꯒ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕ ꯂꯨꯈꯣꯏ ꯑꯃꯗꯤ ꯃꯥꯡꯒꯣꯜꯖꯥꯎꯗꯤ ꯃꯤꯍꯨꯜ ꯃꯐꯝ ꯇꯥꯈꯤꯗ꯭ꯔꯦ꯫ ꯃꯈꯣꯏꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨꯗ ꯈꯪꯂꯦ ꯑꯃꯅ ꯊꯋꯥꯏ ꯑꯗꯨꯒ ꯑꯃꯅ ꯍꯩꯁꯤꯡꯕ ꯃꯥꯏꯕ ꯑꯃꯅꯤ ꯍꯥꯏꯕ꯫ ꯑꯅꯤꯗꯣ ꯋꯥ ꯉꯥꯡꯕ ꯊꯣꯛꯇꯦ ꯑꯗꯨꯕꯨ ꯄꯨꯛꯅꯤꯡꯗ ꯈꯜꯂꯦ, ꯑꯁꯤꯕ ꯊꯋꯥꯏꯁꯤꯗꯤ ꯇꯣꯞꯅꯕꯨ ꯊꯝꯈꯤꯁꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯥꯏꯕꯁꯤꯅ ꯃꯈꯣꯏ ꯑꯅꯤ ꯌꯨꯝꯁꯤꯒꯤ ꯃꯅꯨꯡꯗ ꯂꯣꯠꯇꯨꯅ ꯂꯩꯔꯒ ꯃꯥꯅ ꯇꯧꯔꯤꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯑꯁꯤ ꯈꯪꯈꯤꯕ ꯎꯈꯤꯕ ꯊꯣꯛꯂꯣ ꯀꯔꯤ ꯑꯣꯏꯒꯅꯤ ꯃꯈꯣꯏ ꯑꯅꯤꯃꯛ? ꯑꯁꯤꯕ ꯊꯋꯥꯏꯁꯤꯗ ꯐꯥꯎ ꯆꯥꯡꯌꯦꯡ ꯇꯧꯅꯕꯒꯤꯗꯃꯛ ꯂꯦꯝꯅ ꯊꯥꯗ꯭ꯔꯒ ꯑꯍꯤꯡꯕ ꯃꯈꯣꯏꯗꯗꯤ ꯂꯦꯝꯅ ꯇꯣꯛꯀꯗ꯭ꯔꯥ? ꯈꯪꯈꯤꯕ ꯊꯣꯛꯂꯣ ꯃꯥꯏꯕ ꯃꯁꯛ ꯈꯪꯗꯕ ꯐꯤꯃꯨ ꯁꯦꯠꯄꯁꯤꯅ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯁꯣꯏꯗꯅ ꯇꯧꯔꯛꯀꯅꯤ꯫ ꯑꯁꯤ ꯈꯜꯂꯨꯕꯗ ꯑꯅꯤꯗꯣ ꯇꯨꯃꯤꯟ ꯃꯆꯤꯗꯨꯗ ꯂꯩ꯫ ꯃꯁꯛ ꯈꯪꯗꯕ ꯃꯥꯏꯕꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯥꯒꯤ ꯉꯝꯕ ꯃꯇꯤꯛ ꯃꯌꯥꯏꯅ ꯂꯥꯎ ꯈꯣꯡꯂꯝꯕ ꯃꯁꯛ ꯎꯗꯕ ꯊꯋꯥꯏꯗꯣ ꯇꯞꯅ ꯇꯞꯅ ꯃꯌꯥꯏ ꯄꯨꯝꯕ ꯆꯥꯝꯊꯍꯟꯗꯨꯅ ꯂꯥꯛꯁꯤꯟꯕ ꯉꯝꯂꯛꯂꯦ꯫ ꯃꯈꯦꯜ ꯂꯥꯡꯉꯝꯕ ꯏꯁꯧ ꯑꯃꯗꯤ ꯁꯞꯇ꯭ꯔ ꯇꯧꯔꯝꯕ ꯊꯋꯥꯏ ꯃꯤꯔꯦꯜꯗꯨꯒꯤ ꯀꯞꯄ ꯂꯥꯎꯕꯒꯤ ꯃꯈꯣꯜꯅ ꯅꯤꯜꯂꯝꯕꯗꯣ ꯃꯈꯣꯜꯗꯨ ꯏꯁꯤ ꯁꯤꯔꯛꯂꯦ꯫ ꯃꯥꯡꯒꯣꯟꯒꯤꯗ ꯎꯈꯣꯛꯇꯦꯟ ꯌꯨꯝꯕꯤ ꯃꯄꯥ ꯆꯞ ꯆꯥꯅ ꯉꯁꯥꯏ ꯃꯈꯩꯗꯤ ꯃꯁꯥꯗꯤ ꯎꯗꯕ ꯃꯈꯣꯜꯇꯃꯛ ꯇꯥꯔꯝꯕꯗꯣ ꯍꯧꯖꯤꯛꯇꯤ ꯃꯁꯛ ꯃꯁꯥ ꯎꯕ ꯐꯪꯂꯛꯂꯦ꯫ ꯃꯥꯡꯒꯣꯟꯗꯨꯒꯤ ꯃꯄꯥ ꯐꯩꯔꯦꯟ ꯑꯃ ꯂꯩꯔꯤꯕꯗꯨꯗ ꯅꯨꯄꯤꯗꯨꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜꯗꯣ ꯃꯉꯛꯁꯝꯗ ꯊꯧꯔꯤ ꯊꯨꯗꯨꯅ ꯌꯥꯜꯂꯒ ꯃꯗꯣꯝ ꯂꯩꯔꯤꯕꯗꯣ ꯎꯔꯛꯂꯦ꯫ ꯃꯈꯣꯏ ꯑꯅꯤꯗꯣ ꯉꯁꯥꯏꯗꯒꯤ ꯀꯞꯄ ꯂꯥꯎꯕꯒꯤ ꯃꯈꯣꯜ ꯇꯥꯔꯤꯕꯗꯣ ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯈꯪꯂꯛꯂꯦ꯫ ꯃꯌꯦꯛ ꯁꯦꯡꯅ ꯅꯨꯄꯤꯗꯨꯅ ꯉꯛꯁꯝꯗ ꯊꯨꯔꯒ ꯋꯥꯗꯤ ꯉꯥꯡꯗ ꯂꯩꯡ ꯄꯨꯝꯕ ꯐꯥꯖꯤꯟꯅ ꯅꯥꯟꯊꯣꯛꯄ ꯉꯝꯗꯅ ꯃꯁꯥꯗꯣ
ꯑꯐꯥ ꯑꯄꯨꯟꯅꯕ ꯑꯃꯒ ꯂꯣꯏꯅꯅ ꯃꯈꯣꯡꯗꯣ ꯐꯤꯗ꯭ꯔꯤꯡ ꯐꯤꯗ꯭ꯔꯤꯡ ꯀꯥꯎꯗꯨꯅ ꯂꯩ ꯑꯣꯟꯊꯣꯛꯅꯁꯨ ꯉꯝꯈ꯭ꯔꯦ ꯃꯁꯛ ꯃꯁꯥ ꯈꯪꯗꯕ ꯃꯥꯏꯕꯁꯤꯒꯤ ꯃꯇꯤꯛ ꯃꯌꯥꯏ ꯃꯁꯥ ꯃꯊꯟꯇ ꯃꯗꯣꯝ ꯁꯤꯖꯈ꯭ꯔꯕ ꯅꯨꯄꯤꯁꯤꯅ ꯃꯥꯅ ꯃꯗꯣꯝ ꯁꯤꯖꯈꯤꯕ ꯐꯤꯕꯝ ꯑꯗꯨꯗ ꯑꯗꯨꯃꯛ ꯍꯟꯖꯤꯜꯍꯜꯂꯒ ꯃꯥꯅ ꯊꯥꯛꯂꯤꯕ ꯂꯥꯡꯗꯨꯗ ꯃꯆꯤ ꯂꯦꯡꯍꯟꯗꯅ ꯐꯥꯕ ꯉꯝꯕꯒꯤ ꯃꯇꯤꯛ ꯃꯌꯥꯏꯁꯤꯗꯤ ꯑꯉꯛꯄꯅꯤ ꯀꯅꯥꯅꯁꯨ ꯑꯃꯟꯕ ꯌꯨꯝꯁꯤꯗ ꯂꯩꯔꯤꯕ ꯊꯋꯥꯏ ꯑꯁꯤꯕꯨ ꯇꯥꯟꯊꯣꯛꯄ ꯉꯝꯕꯒꯤ ꯃꯇꯤꯛ ꯃꯌꯥꯏ ꯂꯩꯇꯦ ꯑꯗꯨꯕꯨ ꯃꯉꯣꯟꯗꯗꯤ ꯃꯇꯤꯛ ꯃꯌꯥꯏ ꯄꯨꯝꯕ ꯃꯆꯜ ꯁꯨꯅ ꯌꯥꯎꯔꯤ ꯌꯥꯝ ꯂꯥꯏꯅ ꯊꯋꯥꯏꯁꯤꯕꯨ ꯃꯥꯛꯅ ꯈꯨꯗꯨꯝ ꯆꯜꯂꯦ ꯊꯋꯥꯏꯁꯤꯅ ꯃꯈꯣꯡ ꯀꯥꯎꯅ ꯐꯤꯗꯤꯡ ꯐꯤꯗꯤꯡ ꯂꯦꯞꯇꯨꯅ ꯂꯩꯔꯤꯉꯩ ꯃꯥꯏꯕꯁꯤꯅ ꯃꯥꯡꯒꯣꯟ ꯗꯥꯔꯤꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯗꯒꯤ ꯐꯠ ꯂꯥꯎꯅ ꯃꯥꯡꯒꯣꯟ ꯇꯞꯅ ꯀꯥꯔꯛꯏ ꯑꯗꯨꯒ ꯃꯈꯨꯠꯇ ꯃꯩꯇꯥꯜ ꯑꯃ ꯄꯥꯏ ꯅꯨꯄꯤꯗꯨꯅ ꯃꯈꯣꯡ ꯌꯥꯟꯊꯗꯨꯅ ꯂꯩꯔꯤꯕ ꯃꯄꯥꯗꯨ ꯆꯞ ꯆꯥꯅ ꯑꯀꯣꯏꯕ ꯂꯩ ꯏꯀꯣꯏ ꯀꯣꯏꯁꯤꯟꯕ ꯑꯃ ꯌꯦꯛꯏ ꯑꯗꯨꯒ ꯃꯄꯥ ꯆꯥꯅ ꯅꯨꯄꯤꯗꯨꯒꯤ ꯃꯈꯣꯡ ꯌꯥꯟꯊꯔꯒ ꯂꯩꯕꯗꯨꯒꯤ ꯂꯩꯕꯥꯛ ꯂꯩꯇꯨꯝ ꯑꯃꯅꯤ ꯃꯁꯥꯗ ꯂꯣꯏꯅꯔꯛꯄ ꯊꯥꯡꯖ ꯇꯔꯦꯠꯅ ꯁꯥꯕ ꯊꯥꯡꯒꯣꯜ ꯃꯌꯥ 19 ꯄꯥꯟꯕ ꯑꯃ ꯄꯥꯏ ꯂꯩꯕꯥꯛꯇꯣ ꯈꯖꯤꯛ ꯀꯣꯊꯣꯛꯏ ꯊꯥꯡꯒꯣꯜ ꯃꯌꯥ 19 ꯄꯥꯟꯕꯗꯨꯅ ꯂꯩꯕꯥꯛꯇꯨ ꯂꯧꯕ ꯃꯇꯝꯗ ꯊꯧꯔꯤ ꯌꯥꯜꯂꯒ ꯃꯗꯣꯝ ꯁꯤꯖꯈꯤꯕ ꯅꯨꯄꯤꯗꯨꯗꯤ ꯑꯣꯟꯅ ꯊꯣꯏꯅ ꯈꯥꯡꯉꯤ ꯃꯥꯒꯤ ꯃꯌꯥꯏ ꯄꯨꯝꯕ ꯃꯌꯥꯛ ꯆꯥꯝꯂꯦ ꯑꯣꯟꯅ ꯊꯣꯏꯅ ꯃꯁꯥꯗꯣ ꯈꯥꯡꯂꯦ ꯑꯁꯤꯕ ꯊꯋꯥꯏ ꯑꯣꯏꯖꯔꯁꯨ ꯃꯁꯥ ꯄꯨꯝꯕꯗ ꯃꯩꯅ ꯆꯥꯛꯄꯗꯧꯅ ꯐꯥꯎꯔꯝꯃꯤ ꯑꯁꯨꯝꯅ ꯁꯛꯈꯪꯗꯕ ꯃꯁꯛ ꯂꯣꯠꯄ ꯃꯥꯏꯕꯗꯨꯅ ꯂꯩꯕꯥꯛ ꯂꯩꯇꯨꯝꯗꯨ ꯂꯧꯕ ꯂꯣꯏꯔꯕ ꯃꯇꯨꯡ ꯌꯨꯝꯒꯤ ꯐꯩꯔꯦꯟꯗ ꯌꯥꯜꯂꯒ ꯂꯩꯔꯤꯕ ꯊꯧꯔꯤ ꯃꯇꯦꯛ ꯑꯃꯃꯨꯛ ꯊꯥꯡꯒꯣꯜꯗꯨꯅ ꯂꯧꯔꯦ ꯑꯗꯨꯝꯅ ꯍꯦꯛ ꯂꯧꯕ ꯂꯣꯏꯕꯒ ꯅꯨꯄꯤꯗꯨꯒꯤ ꯑꯣꯟꯅ ꯊꯣꯏꯅ ꯈꯥꯡꯂꯤꯕ ꯊꯋꯥꯏ ꯃꯤꯔꯦꯜꯗꯨꯗ ꯌꯦꯡ ꯃꯥꯏꯕ ꯃꯁꯛ ꯂꯣꯠꯄꯗꯨꯅ ꯃꯈꯨꯠꯇ ꯏꯔꯣꯏ ꯃꯆꯤ ꯑꯃ ꯄꯥꯏ ꯂꯩꯋꯥ ꯁꯣꯜꯂꯒ ꯃꯆꯤꯗꯨ ꯅꯨꯄꯤꯗꯨ ꯇꯝꯅ ꯑꯣꯟꯁꯤꯜꯂꯦ ꯑꯗꯨꯝꯅ ꯇꯧꯕꯗꯒꯤ ꯅꯨꯄꯤꯗꯨ ꯑꯃꯨꯛꯇꯪ ꯈꯣꯟꯊꯥꯡ ꯌꯦꯅ ꯂꯥꯎꯔꯝꯂꯒ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯥꯡꯈ꯭ꯔꯦ ꯅꯤꯡꯕ ꯊꯨꯡꯂꯕ ꯁꯛꯈꯪꯗꯕ ꯃꯥꯏꯕꯗꯨꯅ ꯃꯆꯤꯟꯗ ꯁꯣꯜꯂꯦ ꯑꯩꯅ ꯇꯧꯕ ꯊꯕꯛꯄꯨ ꯃꯇꯝ ꯆꯪꯖꯔꯁꯨ ꯀꯔꯤꯒꯤ ꯃꯥꯏ ꯄꯥꯛꯂꯣꯏ ꯁꯣꯏꯗꯅ ꯄꯥꯛꯐꯝ ꯊꯣꯛꯄꯅꯤ ꯑꯁꯤ ꯍꯥꯏꯔꯒ ꯑꯃꯝꯕꯗꯨꯗ ꯁꯨꯃꯥꯡꯗ ꯌꯨꯡꯂꯤꯕ ꯎꯆꯥꯟ ꯃꯦꯔꯥꯗꯨ ꯑꯃꯨꯛ ꯇꯥꯞ ꯄꯥꯏꯈꯠꯂꯦ ꯑꯗꯨꯒ ꯀꯣꯟꯊꯣꯡꯂꯣꯝꯗ ꯇꯨꯃꯤꯟ ꯑꯃꯨꯕ ꯐꯤ ꯑꯃꯅ ꯈꯥꯎꯅꯔꯒ ꯊꯣꯛꯈ꯭ꯔꯦ ꯁꯣꯝꯗ ꯑꯅꯤꯗꯨꯗꯤ ꯐꯛꯂꯥꯡ ꯑꯍꯣꯕꯗꯨꯗ ꯉꯁꯥꯏꯗꯒꯤ ꯇꯧꯔꯤꯕꯁꯤꯡꯗꯣ ꯑꯃꯠꯇ ꯆꯤꯊꯗꯅ ꯍꯣꯗ꯭ꯔꯣꯡ ꯍꯣꯟꯅ ꯏꯉꯥꯡ ꯉꯥꯟꯅ ꯂꯣꯏꯅ ꯎꯔꯤꯕꯅꯤ ꯑꯅꯤꯗꯣ ꯀꯤꯕ ꯄꯥꯈꯠꯄꯅ ꯃꯁꯥꯁꯤꯡꯗꯣ ꯅꯤꯛꯂꯦ ꯅꯨꯄꯥꯗꯨ ꯀꯣꯟꯊꯣꯡ ꯃꯄꯥꯗꯨ ꯌꯧꯔꯝꯗꯥꯏꯗꯨꯗꯅꯤ ꯁꯣꯏꯗꯅ ꯃꯥꯡꯒꯣꯜꯖꯥꯎꯗꯣ ꯏꯪꯕꯒ ꯀꯩꯒ ꯍꯥꯛꯊꯤ ꯍꯥꯏꯗꯅ ꯍꯥꯏꯐꯦꯠ ꯂꯥꯎꯅ ꯈꯜꯂꯦ ꯑꯁꯨꯝꯅ ꯍꯥꯛꯊꯤ ꯈꯟꯒꯦ ꯈꯟꯇꯣꯛꯂꯨꯔꯒ ꯄꯥꯈꯠꯄꯣꯏ ꯊꯀꯠꯄꯣꯏ ꯃꯆꯤꯟꯗꯣ ꯃꯦꯜꯂꯤ ꯀꯟꯅ ꯑꯃꯝꯕꯗꯨꯗ ꯑꯅꯤꯗꯨ ꯌꯦꯡꯉꯦ ꯀꯣꯟꯊꯣꯡ ꯃꯄꯥ ꯌꯧꯁꯤꯟꯕꯗ ꯉꯥꯏꯔꯤꯕ ꯁꯛꯂꯣꯠꯄ ꯑꯐꯠꯇꯕ ꯃꯥꯏꯕꯗꯣ ꯃꯈꯣꯜ ꯑꯃ ꯇꯥꯈꯤ ꯍꯥꯏꯗꯨꯅ ꯐꯠ ꯂꯥꯎꯅ ꯌꯦꯡꯊꯣꯔꯛꯏ ꯌꯨꯝꯂꯣꯝꯗ ꯊꯥꯡꯗꯣꯛꯂꯨꯔꯕ ꯈꯣꯡꯊꯥꯡ ꯑꯗꯣ ꯑꯃꯨꯛ ꯍꯟꯖꯤꯟꯅ ꯊꯥꯡꯖꯤꯜꯂꯛꯂꯦ ꯍꯩꯁ ꯀꯔꯤꯅꯣ ꯑꯩꯅ ꯍꯧꯖꯤꯛꯇ ꯇꯥꯈꯤꯕ ꯃꯈꯣꯜꯗꯨꯕꯨ ꯑꯩꯒꯤ ꯋꯥꯈꯜꯅꯔ ꯃꯤꯁꯨ ꯂꯩꯅꯗꯕ ꯌꯨꯝꯁꯤꯗ ꯀꯗꯥꯏꯗꯒꯤ ꯃꯈꯣꯜꯅꯣꯗ ꯍꯧꯖꯤꯛꯄꯣ ꯑꯩꯕꯨ ꯆꯪꯁꯤꯜꯂꯒ ꯌꯦꯡꯂꯨꯕꯅ ꯆꯨꯝꯂꯤꯕ꯭ꯔꯥ ꯑꯣꯏꯔꯝꯃꯣꯏꯗ ꯀꯩꯁꯨ ꯀꯥꯟꯅꯗꯦ ꯃꯇꯝꯁꯦ ꯊꯦꯡꯈꯤꯅꯕꯅꯤ ꯑꯩ ꯌꯨꯝꯗ ꯍꯟꯅꯕ ꯇꯧꯕꯅ ꯐꯅꯤ ꯊꯪꯅꯕ ꯈꯨꯟꯁꯤꯗꯅꯤ ꯑꯩꯅ ꯆꯠꯀꯗꯕꯁꯨ ꯇꯧꯒꯗꯕ ꯊꯕꯛꯁꯨ ꯋꯥꯠꯂꯦ ꯇꯪꯈꯥꯏ ꯑꯃ ꯉꯁꯤꯒꯤ ꯂꯝꯇꯥꯒꯤ ꯊꯥꯡꯖꯒꯤ ꯑꯍꯤꯡꯁꯤꯗ ꯑꯗꯨꯅ ꯑꯩ ꯑꯔꯦꯝꯕꯗ ꯃꯇꯝ ꯃꯥꯡꯍꯟꯕ ꯌꯥꯗꯦ ꯀꯥꯟꯅꯗꯕꯗ ꯊꯧꯔꯦꯝ ꯋꯥꯔꯦꯝ ꯇꯧꯗꯨꯅ ꯑꯍꯤꯡ ꯆꯕꯨꯛ ꯂꯥꯟꯁꯤꯜꯂꯛꯂꯕꯅꯤ ꯑꯗꯨꯅ ꯑꯩ ꯍꯟꯕꯅ ꯆꯨꯝꯒꯅꯤ ꯑꯁꯨꯝꯅ ꯃꯆꯤꯟꯗ ꯉꯥꯏꯍꯥꯛ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯝꯃꯒ ꯁꯛꯈꯪꯗꯕ ꯃꯥꯏꯕꯗꯣ ꯑꯃꯨꯛ ꯃꯥꯅ ꯊꯥꯡꯖꯤꯜꯂꯝꯕ ꯈꯣꯡꯊꯥꯡ ꯑꯗꯣ ꯍꯟꯗꯣꯛꯈ꯭ꯔꯦ ꯃꯥꯒꯤ ꯆꯠꯐꯝ ꯊꯣꯛꯄ ꯂꯝꯕꯤ ꯑꯗꯣꯝꯗ ꯑꯃꯟꯕ ꯀꯣꯟꯊꯣꯡꯗꯨꯒꯤ ꯋꯥꯡꯃꯗ ꯈꯣꯡ ꯊꯥꯡꯗꯣꯛꯈ꯭ꯔꯦ ꯎꯔꯝꯕ ꯎꯆꯥꯟ ꯃꯦꯔꯥꯒꯤ ꯃꯩꯉꯥꯜꯗꯨꯁꯨ ꯇꯞꯅ ꯇꯞꯅ ꯁꯨꯝ ꯂꯥꯞꯊꯣꯛꯈꯤꯕꯒꯤ ꯃꯨꯆꯤ ꯃꯨꯆꯤ ꯑꯗꯨꯃꯛ ꯇꯥꯝꯈ꯭ꯔꯦ ꯁꯣꯝꯗ ꯑꯅꯤꯗꯣ ꯃꯤꯍꯨꯜ ꯃꯐꯝ ꯍꯦꯛ ꯇꯥꯏ ꯃꯁꯛ ꯃꯁꯥ ꯈꯪꯗꯕ ꯃꯥꯏꯕꯗꯨꯅ ꯍꯦꯛ ꯈꯣꯡ ꯊꯥꯡꯗꯣꯛꯈꯤꯕꯗ ꯂꯨꯈꯣꯏ ꯑꯃꯗꯤ ꯃꯥꯡꯒꯣꯜꯖꯥꯎ ꯑꯋꯥꯏ ꯈꯨꯝ ꯇꯧꯅꯔꯦ ꯑꯁ ꯑꯩꯁꯨ ꯈꯪꯍꯧꯗ꯭ꯔꯦ ꯏꯇꯥꯎ ꯂꯨꯈꯣꯏ ꯀꯔꯝꯅ ꯍꯛꯊꯤ ꯈꯟꯈ꯭ꯔꯤꯅꯣ ꯍꯥꯏꯕ ꯑꯩꯁꯨ ꯉꯥꯏꯍꯥꯛꯇꯤ ꯄꯥꯈꯠꯂꯨꯔꯦ ꯏꯇꯥꯎ ꯌꯥꯝ ꯇꯧ ꯉꯝꯕ ꯅꯨꯄꯥꯅꯤ ꯍꯧꯖꯤꯛꯀꯤꯗꯣ ꯅꯪꯅ ꯍꯥꯏꯗꯣ ꯑꯩ ꯌꯥꯅꯤꯡꯉꯤ ꯏꯇꯥꯎ ꯑꯗꯨꯕꯨ ꯑꯃꯝ ꯑꯊꯦꯡꯕꯗ ꯇꯧꯔꯤꯕ ꯃꯥꯒꯤ ꯊꯕꯛ ꯊꯧꯑꯣꯡꯅ ꯇꯥꯛꯄꯗꯤ ꯃꯍꯥꯛ ꯑꯐꯕ ꯃꯤꯗꯤ ꯅꯠꯇꯦ ꯏꯇꯥꯎ ꯃꯤꯠꯃꯛꯅ ꯎꯍꯧꯔꯤꯕꯁꯤꯡ ꯑꯗꯣ ꯑꯔꯥꯏꯕ ꯑꯃꯇ ꯅꯠꯇꯦ ꯃꯍꯥꯛ ꯌꯥꯝ ꯁꯥꯊꯤꯕ ꯃꯤꯁꯛ ꯑꯃꯅꯤ ꯍꯥꯏꯕꯗ ꯀꯛꯅꯤꯡꯉꯥꯏ ꯌꯥꯎꯗ꯭ꯔꯕ ꯋꯥꯐꯝ ꯑꯃꯅꯤ ꯇꯣꯞ ꯇꯣꯞꯅ ꯂꯩꯖꯔꯕ ꯑꯗꯨꯕꯨ ꯑꯩꯅ ꯉꯛꯂꯤꯕꯗꯤ ꯊꯋꯥꯏ ꯃꯕꯨ ꯀꯌꯥꯗ ꯂꯥꯏꯅ ꯈꯨꯗꯨꯝ ꯆꯜꯂꯤꯕ ꯍꯣꯏ ꯏꯇꯥꯎ ꯑꯗꯣ ꯀꯔꯤꯒꯨꯝꯕ ꯃꯥꯅ ꯑꯩꯈꯣꯏ ꯑꯅꯤꯅ ꯁꯤꯗ ꯂꯩꯕꯁꯦ ꯈꯪꯈꯤꯕ ꯊꯣꯛꯂꯣ ꯀꯔꯤ ꯑꯣꯏꯔꯝꯒꯅꯤ
ꯑꯩꯈꯣꯏ ꯃꯥꯒꯤ ꯈꯨꯠꯇ ꯍꯤꯡꯂꯝꯈꯤꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯀꯔꯝꯕ ꯐꯤꯕꯝꯗ ꯂꯩꯔꯝꯒꯅꯤ ꯍꯤꯡꯂꯦꯅꯁꯨ ꯈꯜꯂꯣ ꯃꯥꯒꯤ ꯑꯔꯣꯟꯕ ꯈꯪꯕ ꯃꯤꯅꯤ ꯍꯥꯏꯗꯨꯅ ꯀꯔꯤ ꯇꯧꯔꯛꯀꯅꯤ ꯇꯝꯕ ꯉꯝꯕ ꯅꯠꯇꯦ ꯑꯩꯗꯤ ꯏꯇꯥꯎ ꯃꯥꯅ ꯈꯣꯡꯀꯥꯞ ꯂꯥꯎꯅ ꯊꯥꯡꯂꯛꯄꯗꯨꯗ ꯂꯣꯏꯔꯦꯗꯅ ꯍꯥꯏꯗꯨꯅ ꯂꯩꯔꯕꯅꯤ ꯑꯗꯨꯕꯨ ꯏꯕꯥꯅꯤꯁꯦ ꯂꯥꯏꯕꯛꯇꯤ ꯂꯩꯕ ꯖꯥꯠꯅꯤ ꯍꯣꯏ ꯐꯔꯁꯦ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯑꯍꯤꯡꯁꯦ ꯑꯗꯨꯃꯛ ꯅꯣꯡꯉꯥꯟꯕ ꯉꯥꯏꯅ ꯂꯦꯜꯂꯁꯦ ꯊꯣꯡꯁꯦ ꯆꯦꯠꯅ ꯂꯣꯟꯁꯤꯜꯂꯁꯦ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯀꯔꯤ ꯑꯣꯏꯅꯤ ꯍꯥꯏꯕ ꯇꯝꯕ ꯉꯝꯕ ꯅꯠꯇꯦ ꯑꯍꯤꯡꯁꯦ ꯐꯅꯁꯨ ꯁꯥꯡꯂꯦ ꯍꯣꯏ ꯏꯇꯥꯎ ꯃꯐꯝꯁꯤꯗ ꯂꯦꯜꯂꯁꯤ ꯀꯩꯗꯧꯅꯤ ꯑꯃꯝꯕꯁꯤꯗ ꯈꯣꯡ ꯊꯥꯡꯇꯣꯛꯂꯨꯔꯁꯨ ꯏꯕꯥꯅꯤ ꯅꯥꯇꯩꯗꯤ ꯆꯥꯔꯣꯏ ꯇꯧꯔꯤꯁꯦ ꯑꯁꯨꯝꯅꯅꯤꯗꯣ ꯑꯃꯨꯛ ꯇꯞꯅ ꯃꯤ ꯂꯥꯏ ꯇꯥꯈꯤꯅꯤ ꯃꯇꯥꯒꯨꯝ ꯑꯃꯟꯕ ꯌꯨꯝꯗꯨꯒꯤ ꯃꯅꯨꯡꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯅꯗꯨꯅ ꯀꯔꯤ ꯊꯣꯛꯂꯒꯗꯒꯦ ꯈꯟꯕꯗ ꯀꯣꯛꯆꯥꯎꯕꯤ ꯀꯥꯗꯨꯅ ꯑꯊꯦꯡꯕ ꯑꯍꯤꯡꯁꯤꯗ ꯅꯨꯡꯁꯤꯠꯀ ꯁꯤꯠꯄꯒ ꯀꯩꯒ ꯃꯇꯥ ꯑꯃ ꯑꯣꯏꯅ ꯏꯪꯕꯗꯨꯗ ꯃꯁꯥꯁꯤꯡꯗꯣ ꯇꯞ ꯅꯞꯁꯤꯟꯗꯨꯅ ꯐꯝꯃꯤ ꯇꯨꯝꯅꯤꯡꯕꯒ ꯑꯃꯠꯇ ꯐꯥꯎꯗꯦ ꯆꯦꯠꯅ ꯊꯃꯣꯏꯗ ꯂꯝ ꯀꯣꯟꯕ ꯂꯥꯏꯕꯨ ꯆꯦꯠꯅ ꯅꯤꯡꯗꯨꯅ ꯂꯩ ꯂꯨꯈꯣꯏꯁꯨ ꯃꯥꯡꯒꯣꯜꯖꯥꯎꯁꯨ ꯃꯇꯤꯛ ꯆꯥꯎꯕ ꯏꯕꯨꯗꯧ ꯈꯥꯅ ꯆꯥꯎꯕ ꯋꯥꯡꯄꯨꯔꯦ ꯇꯥꯏꯕꯪ ꯅꯄꯥꯔꯤ ꯑꯩꯈꯣꯏꯗꯤ ꯁꯨꯔꯒ ꯆꯥꯕ ꯄꯥꯡꯒꯜꯅ ꯋꯥꯅ ꯇꯥꯜꯂꯒ ꯏꯃꯨꯡ ꯄꯨꯕꯅꯤ ꯑꯗꯨꯅ ꯑꯋꯥ ꯑꯅꯥꯇꯗꯤ ꯇꯥꯍꯟꯕꯤꯅꯨ ꯍꯥꯏꯗꯨꯅ ꯑꯍꯤꯡ ꯑꯗꯨꯗ ꯂꯝ ꯀꯣꯟꯕ ꯂꯥꯏꯗꯨꯅ ꯂꯩꯕ ꯂꯥꯏꯁꯪ ꯑꯗꯣꯝꯗ ꯃꯃꯥꯏꯗꯣ ꯑꯣꯟꯗꯨꯅ ꯈꯣꯏꯔꯝꯂꯝꯃꯤ ꯑꯅꯤꯗꯣ ꯃꯤꯠ ꯅꯥꯀꯣꯡꯁꯤꯡꯅ ꯑꯃꯝꯕꯗꯨꯗ ꯂꯦꯜꯂꯤ ꯃꯈꯣꯜ ꯑꯃ ꯇꯥꯕ ꯌꯥꯗꯦ ꯃꯅꯥ ꯊꯥꯡꯒꯠꯂꯤ ꯑꯃꯝꯕ ꯃꯔꯛ ꯑꯗꯨꯗ ꯐꯛꯂꯥꯡ ꯑꯍꯣꯕꯗꯨꯗ ꯀꯅꯥ ꯀꯅꯥ ꯂꯥꯛꯏ ꯍꯥꯏꯗꯨꯅ ꯑꯃꯨꯛꯃꯨꯛꯁꯨ ꯌꯦꯡꯉꯤ ꯃꯜꯂꯕ ꯌꯨꯝꯗꯨꯒꯤ ꯁꯨꯝ ꯆꯥꯔꯕ ꯌꯨꯝꯕꯤꯁꯤꯡꯗꯨꯒꯤ ꯃꯅꯨꯡꯗꯒꯤꯅ ꯁꯨꯝꯅ ꯌꯨꯝꯕꯤ ꯃꯅꯨꯡꯗ ꯆꯥꯕꯒꯤ ꯃꯈꯣꯜꯁꯨ ꯂꯦꯞꯇꯅ ꯇꯥꯔꯤ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯑꯊꯦꯡꯕ ꯑꯍꯤꯡꯁꯤꯗ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯑꯃꯟꯕ ꯌꯨꯝꯁꯤꯒꯤ ꯃꯈꯥ ꯊꯪꯕꯗ ꯇꯦꯔꯥ ꯄꯥꯝꯕꯤ ꯑꯃ ꯍꯧꯏ ꯈꯣꯡ ꯃꯆꯥ ꯑꯃꯒ ꯇꯥꯏꯅꯅ ꯍꯥꯏꯔꯤꯕ ꯇꯦꯔꯥ ꯃꯈꯣꯡꯁꯤ ꯍꯦꯂꯣꯏ ꯇꯔꯦꯠꯀꯤ ꯌꯥꯊꯣꯛꯐꯝꯅꯤ ꯏꯇꯠ ꯇꯠꯇꯅ ꯍꯥꯏꯅꯤ ꯃꯃꯥꯡꯉꯩꯗ ꯊꯦꯡꯅ ꯃꯝꯅ ꯍꯜꯂꯛꯄ ꯃꯤ ꯀꯌꯥ ꯍꯦꯂꯣꯏ ꯎꯛꯅꯕꯗꯒꯤ ꯉꯥꯎꯗꯨꯅ ꯆꯠꯄ ꯂꯥꯏꯌꯣꯛ ꯇꯤꯡꯃꯨꯛ ꯇꯧꯕꯒꯤ ꯆꯕꯥꯟ ꯊꯥꯗꯣꯛꯐꯝꯅꯤ ꯍꯥꯏꯔꯤꯕ ꯇꯦꯔꯥ ꯃꯈꯣꯡꯁꯤꯒ ꯌꯨꯝꯁꯤꯒ ꯑꯗꯨꯃꯛ ꯏꯔꯥꯞ ꯂꯥꯞꯅꯗꯅ ꯂꯩ ꯃꯤꯁꯨ ꯀꯌꯥ ꯇꯥꯗꯕ ꯌꯨꯝꯊꯣꯡꯐꯝ ꯑꯣꯏꯅ ꯇꯧꯏ ꯁ꯭ꯋꯥꯏꯁꯦ ꯇꯦꯔꯥ ꯃꯈꯣꯡꯁꯤꯒ ꯌꯨꯝꯁꯤꯒ ꯑꯣꯏꯅ ꯇꯧꯏ ꯌꯨꯝꯁꯤꯒꯤ ꯁꯦꯒꯥꯏꯕ ꯐꯛꯂꯥꯡ ꯑꯍꯣꯕꯗꯒꯤ ꯍꯦꯛ ꯌꯦꯡꯕꯗꯁꯨ ꯏꯔꯥꯏ ꯂꯥꯏꯅ ꯍꯦꯛꯇꯃꯛ ꯎꯕ ꯐꯪꯏ ꯇꯦꯔꯥ ꯄꯥꯝꯕꯤ ꯃꯈꯣꯡꯁꯤꯁꯨ ꯅꯥꯀꯦꯟꯊꯥ ꯌꯦꯅꯤꯡꯊꯥ ꯑꯅꯤꯒꯤ ꯂꯥꯡꯒꯣꯜ ꯂꯪꯗꯥꯏ ꯁꯥꯟꯅꯔꯛꯄꯗ ꯇꯦꯔꯥꯁꯤꯁꯨ ꯑꯀꯪꯕ ꯎꯅꯥ ꯈꯔ ꯀꯔꯤꯒꯨꯝꯕꯗꯅ ꯏꯍꯥꯡ ꯍꯥꯡꯂꯕ ꯃꯁꯥ ꯉꯥꯛꯇ ꯑꯣꯏꯅ ꯑꯗꯨꯃꯛ ꯃꯆꯤ ꯂꯦꯡꯗꯅ ꯂꯣꯡ ꯂꯣꯡꯗꯨꯅ ꯂꯩ ꯎꯅꯧ ꯃꯌꯣꯜ ꯆꯣꯡꯕ ꯃꯄꯥ ꯈꯔ ꯑꯃ ꯍꯥꯏꯕ ꯌꯥꯏ ꯌꯦꯅꯤꯡꯊꯥ ꯅꯥꯀꯦꯟꯊꯥ ꯑꯅꯤꯒꯤ ꯑꯄꯨꯟꯕ ꯁꯛꯂꯣꯟ ꯑꯃꯅꯤ ꯅꯨꯡꯁꯤꯠꯅ ꯁꯤꯠꯄꯒꯤ ꯋꯥꯀꯠꯄꯗꯧꯅ ꯍꯨ ꯂꯥꯎꯕ ꯃꯈꯣꯜ ꯑꯔꯤꯕ ꯆꯍꯤꯅ ꯂꯣꯏꯔꯛꯄ ꯑꯅꯧꯕ ꯆꯍꯤꯅ ꯂꯥꯛꯄ ꯃꯇꯝ ꯑꯁꯤꯗ ꯃꯅꯤꯡ ꯇꯝꯂꯤ ꯈꯣꯡꯕꯥꯜ ꯂꯨꯄꯥꯟꯗ ꯍꯧꯕ ꯄꯥꯡꯈꯣꯛꯂꯥꯁꯤꯡꯗꯣ ꯂꯦꯡ ꯂꯦꯡ ꯆꯠꯂꯤ ꯃꯈꯣꯜꯁꯤꯡꯁꯤ ꯇꯥꯁꯤꯜꯂꯨꯔꯒ ꯑꯅꯤꯗꯣ ꯃꯅꯥꯀꯣꯡ ꯊꯥꯡꯒꯠꯇꯨꯅ ꯕꯥꯝꯅ ꯄꯪꯁꯥꯗ ꯃꯈꯣꯏꯅ ꯊꯣꯛꯄ ꯑꯃ ꯁꯥꯒꯠꯂꯤ ꯑꯀꯤꯕꯅ ꯑꯃꯨꯛꯃꯨꯛꯁꯨ ꯅꯤꯛ ꯅꯤꯛ ꯂꯥꯎꯏ ꯑꯁꯨꯝꯅ ꯇꯧꯔꯤꯉꯩ ꯇꯟꯖꯥ ꯑꯗꯨꯗ ꯑꯃꯨꯛ ꯅꯥꯁꯤꯛ ꯃꯈꯣꯡ ꯃꯄꯥꯗꯨꯗꯒꯤ ꯅꯨꯄꯤ ꯑꯃꯅ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯅꯨꯡꯁꯤꯕ ꯅꯪꯕꯨ ꯀꯥꯏꯗ ꯂꯩꯒꯦ ꯏꯃꯥꯒꯤ ꯅꯥꯛꯇ ꯂꯥꯛꯑꯣ ꯑꯁꯨꯝꯅ ꯈꯣꯟꯊꯥꯡꯉꯩꯅ ꯍꯥꯏꯔꯛꯄ ꯑꯅꯤꯗꯣ ꯃꯅꯥꯅ ꯇꯥꯔꯦ ꯊꯨꯛ ꯂꯥꯎꯏ ꯃꯤꯠꯀ ꯌꯦꯡꯅꯩ ꯑꯃꯝꯕꯗꯨꯗ ꯑꯃꯨꯛꯁꯨ ꯆꯤꯔꯣꯜ ꯇꯧꯅꯔꯦ ꯈꯖꯤꯛ ꯃꯤꯍꯨꯜꯗꯣ ꯃꯐꯝ ꯇꯥꯔꯝꯕꯗꯣ ꯑꯃꯨꯛ ꯍꯧꯖꯤꯛꯇꯤ ꯃꯤꯍꯨꯜꯗꯣ ꯆꯦꯡꯒꯥ ꯆꯦꯡꯒꯨꯝꯅꯔꯦ ꯃꯤꯍꯨꯜꯗꯣ ꯗꯛ ꯗꯛ ꯆꯣꯡꯉꯤ ꯑꯅꯤꯗꯣ ꯇꯨꯃꯤꯟ ꯆꯤꯕꯣꯟ ꯋꯥꯔꯤ ꯁꯥꯟꯅꯩ ꯀꯩꯅꯦꯒꯦ ꯑꯃꯨꯛ ꯏꯇꯥꯎ ꯇꯧꯔꯛꯏꯁꯤꯅ ꯑꯩꯈꯣꯏꯅ ꯂꯥꯛꯂꯤꯕꯁꯤ ꯌꯥꯝ ꯀꯟꯅ ꯂꯥꯞꯄ ꯑꯣꯏꯗ꯭ꯔꯦ ꯉꯁꯥꯏꯒꯤ ꯇꯨꯔꯦꯜ ꯃꯄꯥꯜ ꯅꯥꯁꯤꯛ ꯃꯈꯣꯡꯗꯨ ꯏꯔꯥꯞ ꯂꯥꯞꯅꯗ꯭ꯔꯦ ꯍꯣꯏꯅꯦ ꯏꯇꯥꯎ ꯑꯍꯤꯡꯁꯤꯗ ꯂꯥꯎ ꯈꯣꯡꯕꯒꯤ ꯅꯨꯄꯤ ꯑꯃꯒꯤ ꯃꯈꯣꯜꯁꯦ ꯏꯆꯝ ꯆꯝꯕ ꯅꯨꯄꯤꯗꯤ ꯅꯠꯇꯦ ꯍꯥꯏꯅꯕꯤ ꯅꯥꯁꯤꯛ ꯃꯈꯣꯡꯗꯨꯒꯤ ꯅꯨꯄꯤ ꯃꯃꯥꯗꯨꯅꯤ ꯑꯍꯤꯡꯁꯤꯗ ꯃꯥꯅ ꯇꯠꯇꯅ ꯀꯧꯔꯤꯕꯁꯦ ꯃꯆꯥꯅꯨꯄꯥꯗꯨꯅꯤ ꯍꯣꯏ ꯁꯣꯏꯗ꯭ꯔꯦ ꯏꯇꯥꯎ ꯑꯗꯨ ꯑꯣꯏꯅꯤ ꯏꯇꯥꯎ ꯑꯩꯈꯣꯏꯗꯤ ꯉꯁꯥꯏꯗꯒꯤ ꯆꯦꯜꯂꯤꯁꯤꯗꯤ ꯑꯩ ꯍꯧꯖꯤꯛꯇ ꯚꯥꯞ ꯇꯥꯔꯛꯂꯦ ꯌꯥꯝ ꯂꯥꯞꯄꯗꯤ ꯑꯣꯏꯗ꯭ꯔꯦ ꯑꯩꯈꯣꯏꯅ ꯂꯩꯔꯤꯁꯦ ꯑꯩ ꯍꯧꯖꯤꯛꯇ ꯚꯥꯞ ꯇꯥꯔꯦ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯌꯨꯝꯁꯦ ꯁꯂꯥꯝꯒꯤ ꯃꯤ ꯂꯩꯅꯗ꯭ꯔꯕ ꯇꯦꯔꯥ ꯃꯈꯣꯡ ꯃꯌꯥꯏꯒꯤ ꯃꯤꯅ ꯆꯪꯕ ꯀꯤꯅꯕ ꯌꯨꯝꯗꯨꯅꯤ ꯑꯁ ꯄꯦꯜꯂꯦꯗ ꯉꯁꯤꯒꯤ ꯑꯍꯤꯡꯁꯤꯗꯤ ꯀꯝꯗꯧꯅꯤ ꯏꯇꯥꯎ ꯀꯔꯤꯕꯨ ꯀꯤꯅꯤꯡꯉꯥꯏ ꯂꯩꯒꯦ
ꯍꯥꯏꯅꯕꯤ ꯅꯥꯁꯤꯛ ꯃꯈꯣꯡꯗ ꯁꯤꯈꯤꯕꯤ ꯏꯕꯦꯊꯣꯏꯒꯤ ꯊꯋꯥꯏꯅ ꯏꯅꯦ ꯃꯦꯝꯆꯥ ꯑꯃꯗꯤ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯃꯦꯃꯤꯒꯤ ꯃꯊꯛꯇ ꯂꯃꯟ ꯈꯨꯝꯈ꯭ꯔꯗꯨꯗꯤ ꯑꯗꯨꯇꯁꯨ ꯅꯠꯇꯦ ꯏꯅꯦ ꯃꯦꯝꯆꯥꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜꯗꯣ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯍꯧꯖꯤꯛꯇ ꯁꯛꯈꯪꯗꯕ ꯃꯥꯏꯕ ꯑꯃꯅ ꯐꯥꯔꯒ ꯄꯨꯈꯤꯕꯗꯣ ꯏꯇꯥꯎ ꯅꯪꯅ ꯍꯥꯏꯔꯤꯗꯣ ꯁꯣꯏꯗꯅ ꯆꯨꯝꯕ ꯑꯣꯏꯒꯅꯤ ꯑꯗꯨꯗꯤ ꯏꯇꯥꯎ ꯍꯧꯖꯤꯛꯇꯤ ꯌꯨꯝꯁꯤꯒꯤ ꯃꯅꯨꯡꯗ ꯀꯔꯤꯁꯨ ꯑꯀꯤꯕ ꯊꯣꯏꯅ ꯂꯩꯔꯔꯣꯏ ꯃꯁꯤꯗ ꯀꯔꯤ ꯆꯤꯡꯅꯅꯤꯡꯉꯥꯏ ꯂꯩꯔꯤꯒꯦ ꯏꯇꯥꯎ ꯂꯥꯏꯊꯣꯛꯄꯗꯤ ꯆꯨꯝꯗꯦ ꯇꯔꯥꯏ ꯇꯔꯥꯏ ꯌꯨꯝꯁꯤꯒꯤ ꯃꯈꯥꯗ ꯆꯪꯖꯐꯝ ꯂꯧꯕ ꯆꯪꯂꯛꯂꯕꯅꯤꯅ ꯃꯤꯀꯨꯞ ꯅꯥꯍꯨꯝꯁꯤꯡꯅ ꯂꯩꯁꯤ ꯏꯇꯥꯎ ꯍꯣꯏ ꯇꯦꯔꯥ ꯃꯈꯣꯡꯁꯤꯁꯨ ꯃꯤꯅ ꯍꯥꯏꯅꯕ ꯑꯃ ꯂꯩꯗꯨꯅꯤ ꯅꯪꯁꯨ ꯈꯪꯂꯝꯒꯅꯤꯗ ꯍꯣꯏ ꯏꯇꯥꯎ ꯈꯪꯉꯤ ꯌꯥꯔꯦ ꯑꯗꯨꯒꯤ ꯋꯥꯗꯣ ꯃꯈꯥ ꯇꯥꯅ ꯄꯟꯅꯔꯣꯏꯁꯤ ꯑꯁꯨꯝꯅꯅꯤꯗꯣ ꯇꯨꯃꯤꯟ ꯅꯥꯀꯣꯡ ꯃꯌꯥꯗꯨꯗ ꯃꯨꯔꯨ ꯃꯨꯔꯨ ꯋꯥꯔꯤ ꯁꯥꯟꯅꯩ ꯆꯥꯟꯅꯅ ꯍꯦꯛꯇ ꯍꯧꯅ ꯁꯥꯕꯗꯤ ꯅꯠꯇꯦ ꯑꯁꯨꯝꯅ ꯋꯥꯔꯤꯗꯣ ꯇꯨꯃꯤꯟꯅ ꯁꯥꯟꯅꯔꯤꯉꯩ ꯇꯟꯖꯥꯗꯨꯗ ꯑꯃꯨꯛ ꯇꯨꯔꯦꯜ ꯃꯄꯥꯜꯒꯤ ꯅꯥꯁꯤꯛ ꯃꯈꯣꯡꯒꯤ ꯅꯨꯄꯤꯗꯣ ꯇꯦꯡꯊꯥꯅ ꯍꯣꯏꯅ ꯀꯞꯄꯒꯤ ꯃꯈꯣꯜꯗꯣ ꯑꯃꯨꯛ ꯇꯥꯔꯛꯂꯤ ꯑꯗꯨꯒ ꯀꯞꯅ ꯀꯞꯅ ꯑꯁꯨꯝꯅ ꯍꯥꯏꯔꯤ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯁꯅꯥꯃꯇꯨꯝ ꯏꯆꯥꯕꯨ ꯀꯥꯏꯗ ꯂꯩꯒꯦ ꯏꯆꯥꯒꯤ ꯃꯥꯏꯀꯩꯗꯕꯨ ꯌꯦꯡꯕꯗ ꯄꯂꯦꯝ ꯅꯃꯥ ꯑꯣꯏꯕꯤ ꯑꯩꯗꯤ ꯋꯥꯕꯅ ꯐꯦ ꯂꯥꯎꯋꯦ ꯏꯃꯥꯅ ꯀꯧꯕꯁꯤ ꯇꯥꯔꯗꯤ ꯅꯪ ꯑꯃꯨꯛꯇ ꯁꯤꯗ ꯂꯩꯔꯦ ꯍꯥꯏꯗꯅ ꯍꯣꯏ ꯏꯃꯥ ꯍꯥꯏꯗꯅ ꯄꯥꯎꯈꯨꯝ ꯑꯝꯇꯗꯤ ꯄꯤꯔꯛꯎꯗꯅ ꯑꯁꯨꯝꯅ ꯅꯨꯄꯤꯁꯤꯅ ꯀꯞꯉꯥꯡ ꯉꯥꯡꯂꯦ ꯑꯃꯨꯛ ꯀꯞꯇꯨꯅ ꯍꯥꯏꯔꯤ ꯏꯃꯥꯗꯤ ꯀꯩꯊꯦꯜꯗ ꯅꯪꯒꯤ ꯉꯥꯃꯨꯛ ꯂꯩꯕ ꯆꯠꯂꯤꯉꯩ ꯅꯪꯗꯤ ꯂꯩꯔꯝꯗ꯭ꯔꯦ ꯅꯃꯥꯟꯅꯕ ꯅꯁꯨꯝ ꯅꯃꯥꯟꯅꯕ ꯂꯛꯇ ꯇꯤꯟꯈꯤꯕ꯭ꯔꯥ ꯀꯗꯥꯏꯗ ꯂꯩꯒꯦ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯑꯩꯅ ꯀꯧꯕꯁꯤ ꯇꯥꯔꯗꯤ ꯍꯣꯏꯅꯤ ꯃꯥꯅꯤ ꯍꯥꯏꯕꯒꯤ ꯄꯥꯎꯈꯨꯝ ꯑꯝꯇꯗꯤ ꯄꯤꯔꯛꯑꯣ ꯏꯃꯥ ꯌꯥꯝꯅ ꯋꯥꯔꯦꯅꯦ ꯄꯥꯔꯤ ꯏꯃꯥ ꯋꯥꯔꯦ ꯑꯁꯨꯝꯅ ꯅꯨꯄꯤꯁꯦ ꯀꯞꯉꯥꯡ ꯉꯥꯡꯂꯦ ꯇꯨꯔꯦꯜ ꯈꯣꯡꯕꯥꯜꯗꯨꯅ ꯅꯨꯡꯁꯤꯠꯅ ꯏꯊꯛ ꯏꯄꯥꯏ ꯍꯧꯅ ꯁꯤꯠꯂꯤ ꯇꯟꯖꯥ ꯑꯗꯨꯗ ꯅꯨꯄꯤꯗꯨꯅ ꯀꯞꯄꯒꯤ ꯃꯈꯣꯜꯗꯅ ꯃꯥꯏꯀꯩ ꯆꯂꯥꯏ ꯈꯪꯗꯅ ꯂꯣꯏꯅ ꯁꯟꯗꯣꯛꯏ ꯑꯁꯨꯝꯅ ꯅꯨꯄꯤꯁꯤꯡꯅ ꯀꯞꯄ ꯑꯉꯥꯡ ꯑꯃꯅ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯌꯨꯝꯗꯨꯒꯤ ꯃꯊꯛꯇ ꯖꯤꯡꯒ ꯑꯃꯟꯕꯗꯨꯗꯒꯤ ꯂꯥꯎꯔꯛꯏ ꯏꯃꯥ ꯑꯩ ꯁꯤꯗ ꯂꯩꯔꯦ ꯇꯦꯔꯥ ꯃꯈꯣꯡ ꯃꯅꯥꯛꯀꯤ ꯑꯃꯟꯕ ꯌꯨꯝꯗꯨꯗ ꯑꯁꯤ ꯍꯥꯏꯔꯒ ꯑꯉꯥꯡꯗꯨꯅ ꯈꯣꯟꯊꯥꯡ ꯌꯩꯅ ꯂꯥꯎꯔꯛꯂꯦ ꯑꯁꯨꯝꯅ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥ ꯑꯃꯅ ꯌꯥꯝ ꯅꯛꯅ ꯌꯨꯝꯊꯛ ꯑꯗꯨꯗꯒꯤ ꯈꯨꯝꯂꯛꯄꯗꯨꯗ ꯑꯅꯤꯗꯣ ꯃꯁꯥꯗꯣ ꯍꯨꯃꯥꯡ ꯑꯅꯞꯄꯤ ꯀꯥꯡꯉꯤ ꯇꯨꯃꯤꯟ ꯃꯅꯥꯀꯣꯡ ꯃꯌꯥꯗ ꯑꯣ ꯁꯣꯏꯗ꯭ꯔꯦ ꯁꯤꯗ ꯂꯩꯔꯦꯗꯅ ꯅꯥꯁꯤꯛ ꯃꯈꯣꯡꯒꯤ ꯅꯨꯄꯤꯗꯨꯒꯤ ꯍꯥꯏꯅꯕꯤ ꯃꯆꯥꯗꯨꯁꯨ ꯍꯣꯏꯅꯦ ꯏꯇꯥꯎ ꯖꯤꯡꯒ ꯑꯃꯟꯕ ꯃꯊꯛꯁꯤꯗꯅꯤ ꯃꯥꯅ ꯈꯨꯝꯂꯛꯏꯗꯣ ꯅꯠꯇ꯭ꯔꯅꯦ ꯏꯇꯥꯎ ꯍꯣꯏꯅꯦ ꯏꯇꯥꯎ ꯃꯥꯒꯤ ꯃꯈꯣꯜꯗꯤ ꯌꯨꯝꯊꯛꯂꯣꯝꯗꯒꯤꯅꯤ ꯇꯥꯔꯛꯂꯤꯗꯣ ꯑꯁꯨꯝꯅꯅꯤꯗꯣ ꯃꯃꯤꯠꯇꯨꯅ ꯑꯃꯝꯕꯗꯨꯗ ꯌꯨꯝꯗꯨꯒꯤ ꯃꯊꯛꯇ ꯀꯔꯤꯕꯨ ꯇꯧꯔꯛꯀꯗꯕꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯈꯠꯂꯤ ꯇꯟꯖꯥꯗꯨꯗ ꯑꯃꯟꯕ ꯌꯨꯝꯗꯨꯒꯤ ꯃꯊꯛꯇ ꯃꯤ ꯆꯠꯄꯗꯧꯅ ꯇꯧꯕ ꯃꯝꯒ ꯃꯝꯂꯦ ꯀ꯭ꯔꯣꯡ ꯀ꯭ꯔꯣꯡ ꯂꯥꯎꯔꯕ ꯖꯤꯡꯒ ꯃꯊꯛ ꯑꯗꯨꯗ ꯃꯤ ꯆꯠꯄ ꯃꯥꯟꯕꯒꯤ ꯈꯣꯡ ꯊꯥꯡꯕꯗ ꯖꯤꯡꯒꯗꯣ ꯐꯝꯊꯔꯛꯄ ꯃꯥꯟꯕꯒꯤ ꯑꯀꯨꯠ ꯑꯇꯣꯡ ꯅꯥꯏꯕꯗꯧꯅ ꯇꯧꯔꯛꯏ ꯑꯅꯤꯗꯣ ꯋꯥ ꯉꯥꯡꯕ ꯊꯣꯛꯈꯤꯗ꯭ꯔꯦ ꯃꯊꯛꯇ ꯃꯈꯣꯜꯗꯨ ꯇꯥꯔꯕꯗ ꯉꯁꯥꯏ ꯃꯈꯣꯏꯕꯨ ꯇꯥꯟꯅꯔꯛꯈꯤꯕ ꯅꯥꯁꯤꯛ ꯃꯆꯥꯗꯒꯤ ꯐꯜ ꯂꯥꯎꯅ ꯆꯣꯡꯊꯈꯤꯕ ꯅꯨꯄꯥ ꯃꯆꯥꯗꯣ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯅ ꯃꯁꯥꯗ ꯐꯥꯎꯔꯝꯃꯤ ꯈꯨꯗꯣꯡꯊꯤꯕ ꯑꯃꯒꯤ ꯃꯊꯪꯗ ꯈꯨꯗꯣꯡꯊꯤꯕ ꯑꯃ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯗ ꯈꯜꯂꯨꯕꯗ ꯑꯅꯤꯗꯣ ꯆꯥꯅꯤꯡ ꯆꯃꯥꯡ ꯁꯝꯅꯗ꯭ꯔꯦ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯀꯔꯤ ꯇꯧꯔꯛꯄ ꯈꯜꯂꯨꯕꯗ ꯑꯉꯥꯡ ꯃꯆꯥ ꯑꯃꯅ ꯅꯣꯛ ꯅꯣꯛꯇꯨꯅ ꯌꯨꯝꯊꯛ ꯑꯗꯨꯗ ꯃꯨꯛ ꯃꯨꯛꯇꯨꯅ ꯆꯠꯄ ꯃꯥꯟꯕꯒꯤ ꯃꯑꯣꯡꯗꯧꯅ ꯇꯧꯕ ꯃꯥꯟꯕꯗꯣ ꯑꯅꯤꯗꯨꯅ ꯃꯅꯥꯗ ꯇꯥꯔꯤ ꯚꯥꯞꯅ ꯁꯥꯒꯠꯄ ꯍꯥꯏꯒꯗ꯭ꯔꯥ ꯋꯥꯈꯜꯅ ꯂꯥꯝꯁꯤꯟꯗꯨꯅ ꯈꯜꯂꯤ ꯍꯥꯏꯒꯗ꯭ꯔꯥ ꯇꯥꯌꯣꯟꯅꯕ ꯁꯛꯇꯝꯅꯤ ꯑꯅꯤꯗꯨꯅ ꯂꯥꯛꯁꯤꯜꯂꯤꯕ ꯑꯉꯥꯡ ꯑꯗꯨꯅ ꯃꯨꯛꯂꯒ ꯈ꯭ꯋꯥꯡꯒ ꯃꯦꯠꯂꯒ ꯆꯠꯂꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡꯅꯤ ꯃꯈꯣꯏꯅ ꯈꯜꯂꯤꯕꯁꯦ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥꯗꯨꯅ ꯏꯃꯥ ꯑꯩ ꯁꯤꯗ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯍꯧꯖꯤꯛꯇ ꯄꯥꯎꯈꯨꯝ ꯄꯤꯈꯤꯕꯒ ꯃꯃꯥꯗꯣ ꯅꯥꯁꯤꯛ ꯃꯈꯣꯡꯂꯣꯝꯗꯒꯤ ꯃꯆꯥꯕꯨ ꯂꯧꯔꯨꯅꯤ ꯍꯥꯏꯗꯨꯅ ꯄ꯭ꯔꯞ ꯂꯥꯛꯑꯦ ꯑꯁꯨꯝꯅ ꯂꯥꯛꯄꯗ ꯇꯦꯔꯥ ꯃꯈꯣꯡ ꯃꯄꯥꯗꯨ ꯌꯧꯔꯛꯂꯦ ꯇꯦꯔꯥ ꯃꯄꯥꯗꯨ ꯂꯥꯟꯁꯤꯜꯂꯛꯄ ꯃꯇꯝꯗ ꯑꯍꯤꯡꯗꯨꯗ ꯃꯃꯥꯗꯨꯒꯤ ꯊꯋꯥꯏꯗꯨꯗꯤ ꯇꯦꯔꯥ ꯃꯄꯥꯗꯨ ꯂꯥꯜꯂꯒ ꯃꯆꯥꯒꯤ ꯅꯥꯛꯇ ꯃꯈꯣꯡ ꯑꯗꯨ ꯊꯥꯡꯗꯨꯅ ꯆꯠꯄ ꯉꯝꯗ꯭ꯔꯦ ꯃꯁꯥꯗꯨ ꯐꯥꯖꯤꯟ ꯄꯨꯟꯁꯤꯟꯕꯗꯧꯅ ꯂꯩꯕ ꯃꯥꯟꯕ ꯑꯃ ꯃꯁꯥꯗ ꯐꯥꯎꯔꯛꯂꯦ ꯃꯁꯥꯗꯨ ꯀꯣꯡꯒꯣꯏ ꯊꯧꯔꯤ ꯑꯃꯅ ꯐꯥꯖꯤꯜꯂꯒ ꯃꯄꯥꯗꯨ ꯂꯥꯟꯊꯣꯛꯂꯒ
ꯆꯠꯄ ꯌꯥꯔꯣꯏ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯊꯠꯆꯤꯟꯗꯨꯅ ꯂꯩꯔꯦ꯫ ꯑꯁꯨꯝꯅ ꯃꯃꯥꯗꯨꯅ ꯆꯠꯄ ꯌꯥꯗꯅ ꯏꯅ ꯀꯥꯎꯅꯅ ꯇꯦꯔꯥ ꯃꯈꯣꯡꯗꯨꯗ ꯂꯩꯕꯗꯨ ꯑꯉꯥꯡꯗꯨꯅ ꯖꯤꯡꯒ ꯑꯃꯟꯕ ꯃꯊꯛꯇꯒꯤ ꯏꯉꯥꯟ ꯉꯥꯟꯅ ꯎꯔꯦ꯫ ꯃꯃꯥꯅ ꯑꯋꯥꯕ ꯐꯤꯕꯝꯗ ꯂꯩꯕꯗꯨ ꯌꯦꯡꯕ ꯉꯝꯗꯗꯨꯅ ꯃꯍꯥꯛ ꯍꯧꯖꯤꯛꯇꯤ ꯃꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯂꯨꯅꯤ ꯍꯥꯏꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯂꯦ꯫ ꯑꯗꯨꯒ ꯃꯃꯥꯒꯤ ꯈꯨꯗꯥꯡ ꯄꯥꯏꯔꯒ ꯑꯉꯥꯡꯗꯨꯅ ꯁꯣꯔꯣ ꯁꯣꯔꯣ ꯂꯥꯛꯇꯨꯅ ꯃꯅꯤꯡ ꯍꯜꯂꯒ ꯆꯤꯡꯏ꯫ ꯑꯁꯨꯝꯅ ꯆꯤꯡꯕꯗꯒꯤ ꯑꯉꯥꯡꯗꯨꯅ ꯃꯃꯥꯕꯨ ꯑꯋꯥꯐꯝꯗ ꯇꯥꯒꯗꯕꯗꯒꯤ ꯀꯜꯂꯦ ꯑꯃꯗꯤ ꯃꯃꯥꯗꯣ ꯂꯦꯡꯕ ꯑꯣꯠꯄ ꯌꯥꯔꯛꯂꯦ꯫ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯣ ꯑꯃꯨꯛ ꯌꯦꯡꯅꯔꯒ ꯂꯩ꯫ ꯃꯃꯥꯗꯨꯅ ꯀꯣꯏꯂꯥꯎ ꯂꯥꯎꯏ, ꯁꯛꯎꯗꯕ ꯀꯔꯝꯕ ꯁꯥꯍꯨꯝꯅꯣ, ꯁꯥꯐꯨꯅꯣ ꯑꯩꯉꯣꯟꯗ ꯌꯦꯠꯂꯤꯕ, ꯑꯩꯒꯤ ꯈꯣꯡꯊꯥꯡꯗ ꯈꯨꯔꯧ ꯊꯥꯡꯂꯤꯕ? ꯑꯩꯅ ꯀꯩꯗꯧꯈ꯭ꯔꯒꯦ? ꯑꯩꯅ ꯀꯔꯤ ꯑꯀꯥꯏꯕ ꯆꯠꯈ꯭ꯔꯒꯦ? ꯑꯁꯨꯛ ꯌꯥꯝꯅ ꯌꯦꯠꯂꯤꯕ, ꯑꯁꯨꯛ ꯌꯥꯝ ꯈꯨꯔꯧ ꯊꯥꯡꯂꯤꯕ? ꯂꯣꯏꯕ ꯅꯥꯏꯗꯦ꯫ ꯅꯇꯤꯛ ꯂꯩꯔꯗꯤ ꯑꯩꯒꯤ ꯃꯥꯡꯗ ꯂꯦꯞꯄꯨ ꯂꯥꯎ, ꯑꯩꯒ ꯕꯥꯌꯣꯛꯅꯁꯦ꯫ ꯑꯗꯨꯗꯤ ꯅꯠꯇꯅ ꯂꯣꯟꯅ ꯇꯨꯃꯤꯟ ꯑꯩꯕꯨ ꯀꯥꯏꯍꯧꯕꯗꯤ ꯌꯥꯔꯣꯏ꯫ ꯑꯁꯤ ꯍꯥꯏꯔꯒ ꯇꯦꯔꯥ ꯃꯈꯣꯡꯗꯨꯗ ꯅꯨꯄꯤꯗꯨꯅ ꯀꯣꯏꯅ ꯂꯥꯎꯔꯤ꯫ ꯑꯉꯥꯡꯗꯨꯅ ꯃꯃꯥꯗꯨ ꯊꯦꯝꯖꯤꯜꯂꯦ꯫ ꯑꯁꯤꯒ ꯃꯥꯟꯅꯔꯨꯅꯨ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯃꯃꯥ ꯃꯆꯥꯗꯨꯅ ꯇꯧꯔꯤꯕꯗꯣ ꯐꯛꯂꯥꯡ ꯑꯍꯣꯕꯗꯨꯗ ꯌꯥꯝ ꯂꯥꯞꯅꯗꯕꯅꯤꯅ ꯃꯌꯦꯛ ꯁꯦꯡꯐꯥꯠꯇ꯭ꯔꯁꯨ ꯑꯗꯨꯃꯛ ꯏꯉꯥꯟ ꯉꯥꯟꯅ ꯂꯣꯏꯅ ꯎꯏ꯫ ꯃꯈꯣꯏꯅ ꯇꯧꯔꯤꯕꯁꯤꯡ ꯑꯗꯣ ꯑꯅꯤꯗꯨ ꯎꯕꯗ ꯉꯛꯇꯕꯗꯤ ꯅꯠꯇꯦ꯫ ꯑꯉꯥꯡꯁꯤꯅ ꯆꯠꯅꯤꯡꯕꯗ ꯃꯅꯤꯡ ꯃꯈꯥ ꯂꯣꯏꯅ ꯇꯧꯕ ꯉꯝꯂꯒ ꯀꯔꯤꯒꯤ ꯃꯃꯥꯁꯤꯅ ꯉꯝꯗ꯭ꯔꯤꯕ? ꯍꯩꯅꯕꯤ ꯅꯥꯆꯤꯛ ꯃꯈꯣꯡꯁꯤꯗꯒꯤ ꯍꯦꯟꯗꯣꯛꯄ ꯉꯝꯗ꯭ꯔꯤꯕꯅ ꯀꯔꯤꯒꯤ? ꯍꯣꯏ, ꯍꯥꯏꯕꯗꯤ ꯇꯥꯈ꯭ꯔꯦ꯫ ꯀꯁꯥ ꯑꯉꯥꯡ ꯐꯠꯇꯕꯁꯦ ꯍꯧꯖꯤꯛꯀꯤ ꯃꯇꯤꯛ ꯃꯌꯥꯏ ꯂꯩ꯫ ꯃꯥꯗꯤ ꯊꯥ ꯁꯨꯗꯅ ꯄꯣꯛꯄ ꯑꯌꯥꯝꯕ ꯑꯣꯏꯕꯅ ꯃꯈꯣꯏꯒꯤ ꯇꯣꯞ ꯇꯣꯞꯄ ꯌꯥꯝꯅ ꯁꯥꯊꯤꯕ ꯃꯆꯠ ꯑꯃ ꯇꯧꯒꯦꯇ ꯉꯝꯕ ꯑꯃ ꯌꯥꯎꯔꯤ꯫ ꯃꯈꯣꯏꯕꯨ ꯏꯔꯥꯏ ꯂꯥꯏꯅ ꯍꯦꯛꯇ ꯀꯅꯥꯅꯁꯨ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯗꯦ꯫ ꯃꯈꯣꯏꯒꯤ ꯃꯁꯥꯗ ꯂꯣꯏꯅꯔꯛꯄ ꯃꯌꯥꯏꯁꯤꯅ ꯃꯈꯣꯏꯕꯨ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯅ ꯀꯤꯕꯅ ꯃꯆꯤꯟꯗ ꯐꯥꯎ ꯀꯤꯕꯗꯒꯤ ꯄꯟꯅꯗꯦ꯫ ꯃꯁꯥꯗ ꯃꯩ ꯆꯪꯗꯕ ꯑꯉꯥꯡ ꯃꯈꯜꯁꯤꯒꯤ ꯃꯁꯥꯗ ꯑꯁꯥꯕꯒꯤ ꯃꯅꯤꯜ ꯃꯆꯦꯠ ꯑꯃꯗ ꯐꯥꯎ ꯌꯥꯎꯗꯦ ꯍꯥꯏ꯫ ꯅꯨꯃꯤꯗꯥꯡ ꯑꯊꯦꯡꯕꯗꯨꯗ ꯐꯛꯂꯥꯡ ꯑꯍꯣꯕꯗꯨꯗ ꯑꯅꯤꯗꯣ ꯏꯉꯥꯟ ꯉꯥꯟꯅ ꯎꯔꯦ꯫ ꯍꯧꯗꯣꯡ ꯃꯃꯤꯠꯇꯧꯅ ꯂꯥꯎꯕ ꯑꯃꯨꯕ ꯑꯅꯤꯈꯛꯅ ꯑꯃꯝꯕ ꯃꯔꯛ ꯑꯗꯨꯗ ꯌꯥꯝ ꯉꯥꯟꯅ ꯎꯔꯤꯕꯗꯣ ꯁꯣꯏꯗꯅ ꯑꯉꯥꯡ ꯐꯠꯇꯕꯗꯨꯒꯤ ꯃꯃꯤꯠ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯈꯜꯂꯤ꯫ ꯑꯉꯥꯡꯗꯨꯗꯤ ꯃꯌꯥꯏ ꯄꯨꯝꯕ ꯍꯦꯟꯊꯣꯛꯏ꯫ ꯊꯝꯃꯝꯕ ꯂꯝꯇꯥ ꯊꯥꯡꯖꯒꯤ ꯑꯍꯤꯡꯁꯤꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯃꯥꯒꯤ ꯃꯌꯥꯏ ꯄꯨꯝꯕ ꯍꯦꯟꯒꯠꯍꯟꯕꯗꯧꯅ ꯑꯃꯨꯛꯁꯨ ꯇꯧꯏ꯫ ꯃꯃꯥꯗꯨꯅ ꯅꯤꯡꯉꯝꯗꯕꯒꯤ ꯄꯦꯟꯗꯕꯒꯤ ꯈꯣꯜꯂꯥꯎ ꯂꯥꯎꯔꯤ꯫ ꯑꯗꯨꯕꯨ ꯀꯅꯥꯅꯁꯨ ꯃꯥꯅ ꯂꯥꯎ ꯈꯣꯡꯂꯤꯕꯗꯨꯒꯤ ꯄꯥꯎꯈꯨꯝ ꯑꯃꯠꯇꯗꯤ ꯄꯤꯔꯛꯇꯦ꯫ ꯃꯃꯥꯗꯨ ꯃꯆꯥꯅ ꯊꯦꯝꯅꯧꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯄꯨꯈ꯭ꯔꯦ, ꯇꯦꯔꯥ ꯃꯈꯣꯡ ꯑꯗꯨꯗꯒꯤ ꯅꯥꯆꯤꯛ ꯃꯈꯣꯡ ꯂꯩꯕꯗꯣꯝꯗ꯫ ꯑꯉꯥꯡꯗꯨꯁꯨ ꯈꯪꯏ ꯇꯦꯔꯥ ꯃꯈꯣꯡꯁꯤ ꯃꯃꯥꯒꯤ ꯊꯋꯥꯏꯅ ꯂꯥꯟꯁꯤꯟꯗꯨꯅ ꯆꯠꯄ ꯀꯩꯗꯧꯅꯨꯡꯗ ꯉꯝꯂꯣꯏ꯫ ꯃꯔꯝꯗꯤ ꯃꯐꯝꯁꯤꯗ ꯂꯩꯕ ꯂꯝꯂꯩ ꯃꯁꯤꯅ ꯊꯋꯥꯏ ꯃꯤꯔꯦꯜ ꯍꯝꯆꯠ ꯍꯝꯐꯣꯏꯅꯕ ꯆꯪꯕ ꯌꯥꯕꯒꯤ ꯑꯌꯥꯕ ꯄꯤꯗꯦ꯫ ꯑꯗꯨꯕꯨ ꯑꯃꯔꯣꯝꯗ ꯃꯍꯥꯛꯁꯨ ꯊꯋꯥꯏ ꯃꯤꯔꯦꯜꯅꯤ꯫ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯣꯏꯔꯁꯨ ꯃꯍꯥꯛꯇꯤ ꯃꯃꯥꯒꯤ ꯄꯤꯕꯨꯛꯅꯨꯡꯗ ꯊꯥ ꯐꯥꯗꯅ ꯁꯤꯈꯤꯕꯅ ꯑꯗꯨꯃꯛ ꯇꯥꯏꯕꯪ ꯁꯦꯝꯕ ꯃꯄꯨꯅ ꯊꯥꯕ ꯑꯃꯗꯤ ꯊꯣꯟꯕ ꯀꯁꯥ ꯍꯥꯏꯕꯗꯨꯅꯤ꯫ ꯃꯁꯥꯗ ꯃꯩ, ꯏꯁꯤꯡ, ꯅꯨꯡꯁꯤꯠ ꯃꯌꯥꯏ ꯁꯨꯅ ꯌꯥꯎꯔꯤ꯫ ꯇꯥꯏꯕꯪ ꯐꯥꯎꯔꯛꯂꯕ ꯑꯉꯥꯡꯅ ꯇꯔꯥ ꯆꯥꯛꯎꯝꯗ꯭ꯔꯤꯐꯥꯎ ꯃꯤꯠꯅ ꯎꯕ ꯂꯥꯏꯗꯤ ꯂꯧꯅꯕꯒꯨꯝ ꯇꯔꯥ ꯆꯥꯛ ꯆꯥꯗ꯭ꯔꯤꯕ ꯑꯉꯥꯡ ꯑꯣꯏꯕꯅꯤꯅ ꯃꯍꯥꯛꯇꯤ ꯂꯥꯏ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯑꯗꯨꯅ ꯃꯍꯥꯛꯇꯤ ꯇꯦꯔꯥ ꯃꯈꯣꯡꯗ ꯅꯠꯇꯦ ꯃꯐꯝ ꯈꯨꯗꯤꯡ ꯁꯤꯟꯕ ꯊꯨꯡꯅ ꯂꯣꯏꯅ ꯆꯠꯄ ꯉꯝꯃꯤ꯫ ꯍꯥꯏꯅꯕ ꯂꯩ ꯑꯉꯥꯡ ꯆꯥꯎꯝꯕꯗ ꯉꯁꯤꯗꯒꯤ ꯇꯥꯏꯕꯪ ꯆꯤꯟꯖꯥꯛ ꯉꯥꯒ ꯆꯥꯛꯀ ꯇꯣꯠꯄ ꯆꯥꯗꯨꯅ ꯅꯍꯥꯟꯈꯩ ꯂꯥꯏ ꯑꯣꯏꯕꯗꯣ ꯉꯁꯤꯗꯒꯤ ꯇꯥꯏꯕꯪ ꯃꯤ ꯑꯣꯏꯔꯣ, ꯇꯥꯏꯕꯪ ꯃꯤ ꯑꯣꯏꯔꯣ꯫ ꯑꯗꯨꯅ ꯑꯉꯥꯡ ꯑꯁꯤꯗꯤ ꯃꯤ ꯑꯣꯏꯗ꯭ꯔꯦ꯫ ꯄꯤꯕꯨꯡꯅꯨꯡꯗ ꯂꯩꯅ ꯂꯩꯅ ꯁꯤꯕꯅ ꯃꯍꯥꯛꯇꯤ ꯂꯥꯏ ꯑꯗꯨꯃꯛ ꯑꯣꯏꯗꯨꯅ ꯂꯩ꯫ ꯂꯝꯂꯩꯃ ꯇꯔꯦꯠꯁꯤꯒ ꯑꯃꯔꯣꯝꯗ ꯃꯃꯥꯒꯤꯗꯃꯛ ꯃꯨꯛꯅꯕ ꯃꯇꯝꯗ ꯀꯔꯤꯒꯨꯝꯕ ꯃꯃꯥꯅ ꯑꯋꯥꯐꯝꯗ ꯇꯥꯔꯕꯗꯤ ꯈꯜꯂꯨꯕꯗ ꯑꯉꯥꯡꯁꯤꯅ ꯃꯃꯥꯕꯨ ꯊꯦꯝꯅꯧꯗꯨꯅ ꯃꯐꯝꯗꯨꯗꯒꯤ ꯅꯥꯊꯩꯔꯒ ꯄꯨꯊꯣꯛꯈꯤꯕꯅꯤ꯫ ꯑꯉꯥꯡꯁꯤꯅ ꯇꯦꯔꯥ ꯑꯗꯨꯗꯒꯤ ꯈꯖꯤꯛ ꯈꯣꯡ ꯊꯥꯡꯕ ꯍꯧꯔꯛꯄꯗꯨꯗꯗꯤ ꯑꯣꯟꯊꯣꯛꯂꯒ ꯍꯥꯏꯐꯦꯠ ꯃꯃꯤꯠ ꯑꯃꯨꯕ ꯑꯅꯤꯗꯨꯅ ꯑꯃꯟꯕ ꯌꯨꯝꯗꯨꯗ ꯌꯦꯡꯂꯛꯏ꯫ ꯑꯗꯨꯒ ꯄꯨꯛꯅꯤꯡꯗ ꯈꯜꯂꯤ, ꯌꯨꯝꯗꯨꯗ ꯂꯩꯕ ꯇꯥꯏꯕꯪ ꯑꯍꯤꯡꯕ ꯅꯈꯣꯏ ꯑꯅꯤ ꯑꯩꯅ ꯉꯁꯤꯗꯤ ꯊꯥꯕꯤꯔꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯑꯩꯒꯤ ꯏꯃꯥ ꯂꯥꯛꯂꯝꯗ꯭ꯔꯕ ꯅꯈꯣꯏ ꯑꯅꯤ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯑꯩꯒꯤ ꯈꯨꯠꯇ ꯂꯥꯟꯕ ꯁꯣꯏꯗ꯭ꯔꯕꯅꯤ꯫ ꯑꯁꯨꯝꯅ ꯑꯉꯥꯡꯗꯨꯅ ꯃꯃꯤꯠ ꯑꯅꯤꯗꯨꯅ ꯁꯨꯛꯇꯣꯛꯀ ꯌꯦꯡꯂꯝꯂꯒ ꯃꯐꯝ ꯑꯗꯨꯗꯒꯤ ꯈꯪꯍꯧꯗꯅ ꯆꯠꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯍꯦꯛ ꯆꯠꯈꯤꯕꯒ ꯌꯨꯝ ꯑꯃꯟꯕ ꯃꯅꯨꯡꯗ ꯂꯣꯠꯇꯨꯅ ꯂꯩꯕ ꯑꯅꯤꯗꯣ ꯅꯦ ꯍꯦꯛ ꯇꯥꯏ꯫ ꯑꯗꯨꯕꯨ ꯑꯉꯥꯡ ꯐꯠꯇꯕꯗꯨꯒꯤ ꯃꯤꯠꯌꯦꯡꯒꯤ ꯑꯥꯔꯊ ꯑꯃꯗꯤ ꯅꯨꯡꯗ ꯃꯥꯅ ꯈꯜꯂꯤꯕ ꯋꯥꯈꯜꯗꯣ ꯀꯔꯤ ꯋꯥꯈꯜ ꯈꯜꯂꯤꯕꯅꯣ ꯍꯥꯏꯕꯗꯤ ꯀꯅꯥꯁꯨ ꯈꯪꯕ ꯅꯠꯇꯦ꯫ ꯑꯀꯤꯕꯒꯤ ꯁꯛꯂꯣꯟꯗꯨꯅ ꯇꯨꯃꯤꯟ ꯆꯠꯈꯤꯕꯁꯦ ꯑꯅꯤꯗꯣ ꯃꯀꯣꯛ ꯃꯃꯩ ꯁꯝꯅꯔꯝꯗꯕꯗꯣ ꯈꯔ ꯐꯔꯦ꯫ ꯐꯛꯂꯥꯡ ꯑꯍꯣꯕꯗꯨꯗ ꯌꯦꯡꯕꯗꯤ ꯂꯦꯞꯇꯦ꯫ ꯃꯃꯥꯒ ꯂꯣꯏꯅꯅ
ꯑꯉꯥꯡꯗꯨ ꯃꯈꯨꯠ ꯁꯝꯗꯨꯅ ꯅꯥꯆꯤꯛ ꯃꯈꯣꯡꯗꯨ ꯌꯧꯅꯕ ꯒꯝ ꯆꯠꯈꯤ꯫ ꯑꯅꯤꯗꯣ ꯃꯁꯥꯗꯣ ꯍꯨꯃꯥꯡ ꯑꯅꯞꯄꯤ ꯀꯥꯡꯂꯝꯕꯗꯣ ꯈꯔ ꯐꯔꯦ꯫ ꯑꯅꯤꯗꯨꯒꯤ ꯃꯔꯥꯏꯕꯛ ꯐꯕ ꯍꯥꯏꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯂꯝꯁꯤꯕꯨ ꯀꯣꯜꯂꯤꯕ ꯏꯕꯨꯙꯧ ꯏꯕꯦꯟꯗꯧꯅ ꯊꯧꯖꯥꯟꯕꯤꯕ ꯍꯥꯏꯒꯗ꯭ꯔꯥ, ꯊꯋꯥꯏ ꯃꯤꯔꯦꯜꯁꯤꯡꯁꯤꯗꯒꯤ ꯇꯦꯔꯥ ꯃꯈꯣꯡ ꯂꯝꯂꯩ ꯃꯇꯥꯏꯒꯤ ꯌꯥꯊꯣꯛꯐꯝꯁꯤꯅ ꯎꯀꯜ ꯑꯃꯗ ꯑꯣꯏꯍꯧꯔꯦ꯫ ꯀꯔꯤꯒꯨꯝꯕ ꯃꯁꯤꯅ ꯎꯀꯜ ꯑꯣꯏꯔꯝꯗ꯭ꯔꯒꯗꯤ ꯀꯝꯗꯧꯕ? ꯀꯔꯤ ꯑꯣꯏꯔꯝꯒꯅꯤ? ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯥꯏꯕꯛ ꯀꯅꯥꯅꯁꯨ ꯍꯥꯏꯕ ꯉꯝꯂꯝꯂꯣꯏ꯫ ꯑꯅꯤꯗꯨ ꯌꯥꯝ ꯋꯥꯅ ꯍꯧꯖꯤꯛꯇꯤ ꯊꯃꯣꯏꯗ ꯂꯥꯏ ꯆꯦꯠꯅ ꯅꯤꯡꯗꯨꯅ ꯅꯣꯡꯉꯥꯟꯕ ꯉꯥꯏꯅ ꯂꯦꯟꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯉꯁꯥꯏꯒꯤ ꯃꯁꯛ ꯃꯁꯥ ꯂꯣꯠꯄ ꯃꯥꯏꯕꯗꯨꯒꯤ ꯌꯨꯝ ꯏꯪꯈꯣꯜ ꯆꯥꯏꯒꯣꯏꯅꯨꯡꯗ ꯃꯍꯥꯛ ꯀꯣꯛꯁꯦꯠ ꯑꯃ ꯁꯦꯠ ꯏꯪꯈ꯭ꯔꯕ ꯂꯝꯇꯥꯒꯤ ꯑꯍꯤꯡ ꯑꯗꯨꯗ ꯃꯥꯒꯤ ꯏꯪꯈꯣꯜꯒꯤ ꯑꯋꯥꯡ ꯊꯥꯡꯕ ꯄꯨꯈ꯭ꯔꯤꯗꯨꯒꯤ ꯅꯥꯛꯇ ꯆꯔꯩ ꯐꯤꯉꯧ ꯁꯦꯠꯂꯒ ꯑꯍꯤꯡ ꯃꯃꯩ ꯑꯣꯏꯔꯛꯂꯕ ꯃꯇꯝꯗꯨꯗ ꯂꯥꯛꯑꯦ꯫ ꯉꯁꯥꯏ ꯋꯥꯏꯗꯤ ꯆꯔꯩ ꯐꯤꯃꯨ ꯁꯦꯠꯇꯨꯅ ꯈꯨꯠꯇ ꯂꯩꯕꯥꯛ ꯂꯩꯇꯨꯝ ꯈꯔ ꯄꯨꯗꯨꯅ ꯂꯥꯛꯄꯗꯣ ꯂꯩꯕꯥꯛꯇꯨ ꯌꯨꯝꯒꯤ ꯁꯥꯏꯖꯜ ꯑꯃꯗ ꯊꯦꯠꯆꯤꯟꯗꯨꯅ ꯃꯐꯝ ꯆꯥꯅ ꯊꯝꯂꯕ ꯃꯇꯨꯡ ꯃꯥꯅ ꯁꯦꯠꯂꯛꯄ ꯐꯩꯖꯣꯝ ꯑꯃꯨꯕꯗꯣ ꯍꯣꯡꯗꯣꯛꯂꯒ ꯍꯟꯗꯛꯃꯨꯛꯅ ꯑꯉꯧꯕ ꯑꯃ ꯁꯦꯠ ꯂꯦꯡꯌꯥꯟ ꯑꯃ ꯌꯥꯟ ꯀꯣꯛꯁꯦꯠꯅꯔꯒ ꯂꯥꯛꯄꯅꯦ꯫ ꯑꯋꯥꯡ ꯄꯨꯈ꯭ꯔꯤ ꯑꯀꯣꯏꯕꯗꯅ ꯂꯐꯨꯅ ꯁꯧ ꯁꯥꯅ ꯏꯀꯣꯏ ꯀꯣꯏꯁꯤꯟꯗꯨꯅ ꯍꯧꯔꯤ꯫ ꯄꯨꯈ꯭ꯔꯤꯗꯨ ꯍꯦꯛ ꯌꯧꯕꯒ ꯁꯂꯣꯠꯄ ꯃꯥꯏꯕꯗꯨꯅ ꯑꯀꯣꯏꯕꯗꯨꯗ ꯌꯦꯡꯉꯤ꯫ ꯑꯁꯨꯝꯅ ꯃꯤꯀꯨꯞ ꯈꯔ ꯌꯦꯡꯂꯝꯂꯒ ꯃꯆꯤꯟꯗ ꯂꯥꯏꯔꯣꯟ ꯑꯃ ꯁꯣꯟ ꯄꯨꯈ꯭ꯔꯤꯒꯤ ꯊꯣꯡꯒ꯭ꯔꯥꯗꯨ ꯇꯝꯅ ꯂꯥꯛꯏ꯫ ꯊꯣꯡꯒ꯭ꯔꯥꯗꯨꯗ ꯃꯤꯀꯨꯞ ꯈꯔ ꯂꯦꯞꯂꯝꯕꯗꯒꯤ ꯑꯃꯨꯛ ꯇꯞꯅ ꯇꯞꯅ ꯐꯝꯊꯔꯦ꯫ ꯃꯈꯣꯡ ꯑꯅꯤꯗꯣ ꯌꯥꯟꯊꯔꯒ ꯏꯁꯤꯡꯅ ꯃꯈꯣꯡ ꯈꯨ ꯑꯅꯤꯗꯣ ꯊꯦꯡꯅ ꯂꯨꯞꯂꯦ꯫ ꯑꯊꯦꯡꯕ ꯑꯍꯤꯡꯒꯤ ꯃꯃꯩꯗꯣ ꯂꯣꯏꯔꯦ ꯍꯥꯏꯖꯕꯇꯅꯤ꯫ ꯑꯗꯨꯕꯨ ꯑꯀꯣꯏꯕꯗꯨꯗ ꯍꯧꯖꯤꯛꯁꯨ ꯄꯨꯝꯆꯤꯛ ꯆꯤꯛꯏ꯫ ꯑꯍꯣꯡꯕ ꯀꯔꯤꯁꯨ ꯊꯣꯏꯅ ꯂꯩꯇꯦ꯫ ꯑꯍꯤꯡ ꯃꯃꯩꯗ ꯁꯤꯠꯄ ꯅꯨꯡꯁꯤꯠꯅ ꯂꯐꯨ ꯃꯈꯣꯡꯗꯨꯒꯤ ꯑꯀꯣꯏꯕꯗꯨꯗ ꯑꯗꯨꯃꯛ ꯃꯅꯤꯡ ꯃꯈꯥ ꯇꯝꯅ ꯁꯤꯠꯂꯤ꯫ ꯃꯈꯣꯡꯗꯨ ꯌꯥꯟꯊꯔꯒ ꯐꯝꯂꯝꯕꯗꯒꯤ ꯃꯁꯛ ꯂꯣꯠꯄ ꯃꯥꯏꯕꯗꯨ ꯄꯨꯈ꯭ꯔꯤ ꯏꯁꯤꯡꯗꯨꯒꯤ ꯃꯅꯨꯡꯗ ꯆꯨꯞ ꯍꯥꯏꯗꯨꯅ ꯏꯪꯈ꯭ꯔꯕꯗꯨꯗ ꯑꯗꯨꯃꯛ ꯂꯨꯞꯄꯤ꯫ ꯑꯁꯨꯝꯅ ꯏꯁꯤꯡꯗꯨ ꯍꯦꯛ ꯂꯨꯞꯄꯒ ꯃꯥꯒꯤ ꯀꯣꯛꯆꯦꯠꯇꯨꯗꯤ ꯃꯀꯣꯛꯇ ꯌꯦꯜꯂꯝꯕꯗꯒꯤ ꯅꯥꯟꯊꯣꯛꯈ꯭ꯔꯦ꯫ ꯀꯣꯛꯆꯦꯠ ꯅꯥꯟꯊꯣꯛꯈꯤꯕꯗꯨꯗ ꯃꯥꯏꯕꯗꯨ ꯁ꯭ꯋꯥꯏ ꯂꯥꯎꯏ꯫ ꯏꯁꯤꯡꯗꯒꯤ ꯏꯔꯨꯞꯄꯒ ꯐꯥꯎꯒꯠꯂꯛꯄꯗ ꯃꯥꯒꯤ ꯀꯣꯛꯆꯦꯠꯇꯣ ꯂꯩꯔꯝꯗ꯭ꯔꯕꯗꯨꯗꯗꯤ ꯃꯍꯥꯛ ꯆꯦꯡꯒꯨꯝ ꯆꯦꯡꯒꯥꯅꯤ꯫ ꯏꯁꯤꯡꯗꯒ ꯇꯥꯎꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯉꯤ ꯄꯨꯈ꯭ꯔꯤ ꯑꯀꯣꯏꯕꯗꯨꯗ, ꯑꯗꯨꯕꯨ ꯎꯗ꯭ꯔꯦ꯫ ꯃꯥꯒꯤ ꯀꯣꯛꯆꯦꯠꯇꯣ ꯃꯆꯤꯟꯗ ꯁꯣꯜꯂꯦ꯫ ꯑꯦ, ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯦ ꯑꯩꯒꯤ ꯀꯣꯛꯆꯦꯠꯇꯨꯗꯤ? ꯍꯣꯏꯅꯦ, ꯐꯔꯦꯅꯦ, ꯑꯩ ꯌꯥꯔꯒꯦꯕ꯫ ꯏꯁꯥꯅ ꯏꯁꯤꯡꯗ ꯂꯨꯞꯄꯗ ꯁꯣꯏꯗꯅ ꯀꯣꯛꯆꯦꯠꯇꯨ ꯅꯥꯟꯊꯣꯛꯈ꯭ꯔꯦ ꯍꯥꯏꯗꯨꯅꯁꯨ ꯈꯜꯂꯣ꯫ ꯁ꯭ꯋꯥꯏꯁꯤꯗ ꯇꯥꯎꯔꯒ ꯂꯩꯐꯝ ꯊꯣꯛꯄꯅꯦ꯫ ꯑꯃꯝꯕꯁꯤꯗ ꯑꯩꯅ ꯇꯧꯒꯗꯣꯏꯕ ꯊꯕꯛꯁꯤꯒ ꯀꯣꯛꯆꯦꯠ ꯌꯥꯎꯗ꯭ꯔꯒꯗꯤ ꯑꯩꯅ ꯇꯧꯗꯣꯏꯁꯦ ꯃꯍꯩꯗꯤ ꯌꯥꯜꯂꯣꯏ ꯇꯧꯔꯤꯁꯦ꯫ ꯃꯩꯁꯨ ꯌꯥꯎꯕ ꯌꯥꯔꯣꯏꯗꯕꯅꯤꯅ ꯑꯩꯗꯤ ꯃꯩꯁꯨ ꯄꯨꯊꯣꯔꯛꯇ꯭ꯔꯦ꯫ ꯀꯩꯅꯣ ꯑꯩꯅ ꯇꯧꯗꯣꯏꯁꯦ ꯑꯃꯝꯕꯁꯤꯗ ꯀꯗꯥꯏꯗ ꯊꯤꯒꯅꯤ? ꯑꯁꯤ ꯈꯜꯂꯗꯨꯅ ꯃꯍꯥꯛ ꯄꯨꯈ꯭ꯔꯤꯗꯨꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯉꯩ ꯄꯨꯈ꯭ꯔꯤꯒꯤ ꯊꯣꯡꯒ꯭ꯔꯥ ꯃꯅꯥ ꯑꯗꯨꯗꯒꯤ ꯈꯣꯟꯖꯦꯜ ꯑꯃꯅ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯃꯒꯤ "ꯄꯥꯕ, ꯑꯩ ꯈꯪꯉꯤ ꯄꯥꯕꯒꯤ ꯀꯣꯛꯆꯦꯠꯇꯣ ꯀꯥꯏꯗ ꯂꯩꯒꯦ ꯍꯥꯏꯕ" ꯑꯁꯨꯝꯅ ꯍꯥꯏꯔꯛꯄ ꯃꯁꯛ ꯂꯣꯠꯄ ꯃꯥꯏꯕꯗꯣ ꯑꯃꯝꯕꯗꯨꯗ ꯁ꯭ꯋꯥꯏ ꯂꯥꯎꯏ꯫ ꯃꯍꯥꯛ ꯊꯣꯡꯒꯥ ꯑꯗꯣꯝꯗ ꯌꯦꯡꯊꯣꯔꯛꯑꯦ꯫ ꯌꯦꯡꯊꯣꯛꯂꯨꯕ ꯃꯇꯝꯗꯗꯤ ꯃꯍꯥꯛ ꯃꯃꯤꯠꯃꯛꯅ ꯎꯔꯦ ꯈꯨꯠ ꯑꯉꯧꯕ ꯑꯃ ꯊꯤꯡꯀꯠꯂꯒ ꯃꯥꯒꯤ ꯀꯣꯛꯆꯦꯠꯇꯨ ꯄꯥꯏꯔꯒ ꯂꯩꯔꯤꯕꯗꯣ꯫ ꯃꯗꯨ ꯎꯕꯗ ꯃꯥꯏꯕꯗꯨꯅ ꯍꯥꯏꯔꯤ, "ꯏꯄꯥꯒꯤ ꯏꯕꯦꯝꯃ, ꯀꯔꯤ ꯍꯥꯏꯒꯦ ꯄꯥꯕ? ꯌꯦꯡꯉꯣꯏ, ꯏꯆꯥꯗꯤ ꯃꯔꯝ ꯃꯣꯛꯄꯤ ꯍꯥꯏꯕ ꯏꯟꯕꯤꯅꯤ꯫ ꯀꯗꯥꯏ ꯏꯄꯥꯒꯤ ꯀꯣꯛꯆꯦꯠꯇꯣ ꯏꯄꯥꯗ ꯄꯤꯔꯣ ꯁꯦ, ꯏꯆꯥꯗꯤ ꯃꯔꯝ ꯃꯣꯛꯄꯤꯅꯤ"꯫ ꯅꯨꯄꯤ ꯃꯆꯥꯗꯨꯗꯤ ꯃꯁꯛꯇꯤ ꯎꯗ ꯈꯨꯠꯇꯃꯛ ꯂꯤꯈꯠꯂꯒ ꯊꯧꯁꯥꯗꯅ ꯃꯄꯥꯗ ꯄꯥꯎꯈꯨꯝ ꯄꯤꯔꯦ, "ꯉꯝꯃꯣꯏ ꯀꯩꯁꯨ, ꯍꯩꯕꯤꯔꯦꯗ꯫ ꯄꯥꯕꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯒ ꯑꯩꯅ ꯍꯦꯛꯇ ꯄꯤꯒꯗꯕ ꯅꯠꯇꯦ꯫ ꯄꯥꯕ, ꯅꯆꯥꯗꯤ ꯄꯥꯕꯕꯨ ꯌꯥꯝ ꯋꯥꯔꯧꯔꯦ꯫ ꯄꯥꯕꯅ ꯄꯨꯈ꯭ꯔꯤ ꯃꯅꯨꯡꯗ ꯑꯩꯒꯤ ꯏꯇꯤꯟꯗꯨꯅ ꯂꯩꯔꯕ ꯊꯋꯥꯏ ꯃꯤꯔꯦꯜꯁꯦ ꯁꯥꯡꯂꯕ ꯆꯍꯤ ꯀꯌꯥ ꯐꯥꯖꯤꯟꯗꯨꯅ ꯊꯝꯕꯤꯕ ꯄꯥꯕꯅ ꯀꯔꯤ ꯍꯥꯏꯅ ꯋꯥꯁꯛꯈꯤꯒꯦ? ꯄꯥꯕ ꯑꯝꯇ ꯅꯤꯡꯁꯤꯡꯕꯤꯌꯨ꯫ ꯍꯥꯏꯗꯣꯛꯈꯤꯕ ꯋꯥꯗꯤ ꯄꯥꯕꯁꯨ ꯉꯥꯛꯅꯁꯤ꯫ ꯄꯥꯕꯅ ꯑꯩꯅ ꯄꯨꯈ꯭ꯔꯤꯁꯤꯒꯤ ꯃꯅꯨꯡꯗ ꯏꯔꯥꯛꯅꯗꯨꯅ"꯫ ꯑꯁꯤ ꯍꯥꯏꯔꯒ ꯍꯧꯈꯤꯕ ꯊꯧꯗꯣꯛ ꯄꯨꯝꯕ ꯃꯁꯛ ꯂꯣꯠꯄ ꯃꯥꯏꯕꯗꯨꯒꯤ ꯃꯤꯠꯃꯥꯡꯗ ꯑꯍꯤꯡꯕ ꯑꯃꯒꯨꯝ ꯃꯊꯪ ꯆꯣꯡꯊꯣꯔꯛꯂꯦ꯫ ꯅꯨꯃꯤꯠꯇꯣ ꯃꯥꯏꯕꯗꯨ ꯑꯌꯨꯛ ꯑꯗꯨꯗ ꯆꯥꯛ ꯇꯣꯛꯂꯕ ꯃꯇꯨꯡ ꯐꯛ ꯑꯃꯗ ꯍꯤꯞꯂꯒ ꯀꯥꯂꯦꯟꯒꯤ ꯅꯨꯡꯁꯥꯗ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯥ ꯄꯣꯊꯥꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗꯅꯤ ꯃꯥꯒꯤ ꯅꯥꯏꯇꯣꯝ ꯄꯣꯛꯆꯕꯤ ꯃꯆꯥꯅꯨꯄꯤ ꯇꯝꯐꯥꯅꯤ ꯅꯨꯄꯤ ꯃꯆꯥꯒ ꯑꯣꯏꯔꯦ꯫ ꯀꯥꯂꯦꯟ ꯅꯨꯡꯁꯥꯗꯨꯗ ꯍꯩ ꯆꯥꯅꯤꯡꯕ ꯐꯥꯎꯔꯗꯨꯅ ꯄꯨꯈ꯭ꯔꯤ ꯃꯄꯥꯜꯗ ꯍꯧꯕ ꯍꯩꯅꯧ ꯑꯁꯪꯕꯗꯣ
ꯆꯥꯅꯤꯡꯃꯟꯈ꯭ꯔꯗꯨꯅ ꯃꯥ ꯃꯊꯟꯇ ꯂꯥꯛꯏ ꯄꯨꯈ꯭ꯔꯤ ꯃꯄꯥꯜꯗꯨꯗ ꯃꯥ ꯍꯔꯥꯎ ꯍꯔꯥꯎ ꯂꯥꯛꯏ ꯀꯅꯥꯁꯨ ꯌꯥꯎꯗꯦ ꯃꯊꯟꯇ ꯍꯩꯅꯧ ꯆꯥꯔꯗꯕꯅꯤ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯍꯔꯥꯎꯃꯟꯈ꯭ꯔꯗꯨꯅ ꯍꯩꯅꯧ ꯃꯈꯣꯡꯗꯣ ꯌꯧꯔꯛꯄꯗ ꯉꯥꯏꯔꯤ ꯈꯨꯠꯇ ꯂꯩꯇꯨꯝ ꯑꯃ ꯄꯥꯏ ꯍꯩꯅꯧ ꯄꯥꯝꯕꯤꯗꯨ ꯇꯝꯅ ꯂꯪꯉꯤ ꯑꯗꯨꯝꯅ ꯂꯪꯕꯗꯨꯗ ꯍꯩꯅꯧ ꯑꯁꯪꯕ ꯑꯃ ꯌꯦꯡꯕꯗ ꯍꯥꯎꯔꯒꯗꯕ ꯃꯥꯟꯕ ꯑꯃ ꯄꯣꯞ ꯂꯥꯎꯅ ꯎꯁꯥꯗꯒꯤ ꯀꯦꯜꯂꯛꯂꯒ ꯄꯨꯈ꯭ꯔꯤꯗꯨꯗ ꯇꯥꯈ꯭ꯔꯦ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯣꯏꯕꯒꯤ ꯍꯧꯅꯁꯥ ꯈꯟꯈꯤꯕ ꯋꯥꯈꯜꯗ ꯍꯣꯡꯗꯕꯤ ꯇꯝꯐꯥꯅꯤꯗꯣ ꯍꯩꯅꯧ ꯆꯥꯅꯤꯡꯕꯒꯤ ꯃꯌꯥꯏꯅ ꯄꯨꯈ꯭ꯔꯤꯒꯤ ꯏꯁꯤꯡꯗ ꯇꯥꯎꯔꯤꯕ ꯍꯩꯅꯧꯗꯨꯗ ꯋꯥꯈꯜꯗ ꯆꯥꯅꯤꯡꯕꯒꯤ ꯏꯐꯨꯠ ꯐꯥꯎꯈꯤꯕꯅ ꯇꯝꯐꯥ ꯎꯊꯛ ꯑꯗꯨꯗ ꯄꯥꯟꯕ ꯍꯩꯅꯧ ꯑꯁꯪꯕꯗꯣ ꯑꯇꯩꯗꯨ ꯊꯣꯏꯅ ꯆꯥꯅꯤꯡꯕ ꯐꯥꯎꯈꯤꯗꯦ ꯄꯨꯈ꯭ꯔꯤꯗ ꯇꯥꯎꯕ ꯑꯁꯪꯕ ꯍꯩꯅꯧꯗꯨꯗ ꯄꯨꯛꯅꯤꯡꯅ ꯈꯣꯏꯗꯥꯈꯤꯕꯅ ꯆꯩ ꯑꯃ ꯄꯥꯏꯔꯒ ꯄꯨꯈ꯭ꯔꯤ ꯃꯄꯥꯜꯗꯨꯗ ꯄꯥꯛꯊꯔꯒ ꯇꯝꯐꯥ ꯍꯩꯅꯧꯗꯣ ꯂꯥꯝꯗꯨꯒꯤ ꯊꯧꯔꯥꯡ ꯇꯧꯔꯤ ꯏꯁꯤꯡ ꯏꯅꯧ ꯇꯥꯕ ꯃꯇꯝꯒ ꯑꯣꯏꯕꯅ ꯄꯨꯈ꯭ꯔꯤꯗꯨꯅ ꯂꯥꯏꯒ ꯂꯩꯔꯦ ꯃꯆꯨ ꯑꯣꯟꯕ ꯄꯨꯈ꯭ꯔꯤꯗꯣ ꯅꯨꯃꯤꯠ ꯆꯞ ꯌꯨꯡꯕ ꯃꯇꯝꯗꯨꯗ ꯁꯪꯇ꯭ꯔꯤꯛ ꯁꯪꯕ ꯃꯆꯨꯗ ꯑꯣꯟꯈ꯭ꯔꯦ ꯑꯗꯨꯕꯨ ꯃꯁꯥꯒꯤ ꯆꯍꯤ 12 ꯆꯪꯂꯛꯄꯗ ꯉꯥꯏꯔꯤꯕꯤ ꯃꯍꯥꯛꯇꯤ ꯃꯁꯤ ꯊꯣꯏꯅ ꯃꯔꯝꯁꯨ ꯈꯪꯂꯨꯗꯦ ꯄꯨꯈ꯭ꯔꯤꯗꯣ ꯃꯆꯨ ꯃꯃꯤꯠ ꯇꯞꯅ ꯇꯞꯅ ꯃꯥꯏꯀꯩ ꯈꯨꯗꯤꯡꯗ ꯍꯣꯡꯂꯛꯏ ꯏꯁꯤꯡ ꯑꯗꯣ ꯃꯔꯥꯡ ꯃꯔꯥꯡꯉꯤ ꯑꯍꯤꯡꯕ ꯅꯨꯡꯁꯤꯠ ꯁꯤꯠꯂꯝꯕꯗꯒꯤ ꯄꯨꯈ꯭ꯔꯤ ꯃꯄꯥꯜꯗ ꯍꯧꯔꯤꯕ ꯂꯐꯨ ꯃꯈꯣꯡꯁꯤꯡ ꯑꯗꯣꯝꯗ ꯅꯨꯡꯁꯤꯠ ꯑꯁꯥꯕ ꯁꯤꯠꯄ ꯍꯧꯔꯛꯂꯦ ꯅꯨꯡꯁꯤꯠ ꯑꯁꯥꯕꯗꯣ ꯄꯨꯈ꯭ꯔꯤꯗꯨꯒꯤ ꯑꯀꯣꯏꯕꯗꯨꯗ ꯎꯔꯨ ꯎꯔꯨ ꯂꯩꯁꯤꯟꯗꯨꯅ ꯁꯤꯠꯂꯝꯃꯤ ꯅꯨꯡꯁꯤꯠꯅ ꯁꯤꯠꯂꯤꯕꯗꯣ ꯇꯝꯐꯥꯗꯤ ꯃꯁꯥꯗ ꯆꯪꯂꯝꯗꯦ ꯃꯥꯗꯤ ꯍꯩꯅꯧꯗꯨ ꯂꯥꯝꯗꯨꯒꯤ ꯀꯟꯅ ꯇꯧꯔꯤ ꯑꯁꯨꯝꯅ ꯇꯧꯔꯤꯉꯩ ꯇꯟꯖꯥꯗꯨꯗ ꯈꯪꯍꯧꯗꯅ ꯃꯈꯣꯡ ꯅꯥꯝ ꯑꯗꯨ ꯄꯨꯈ꯭ꯔꯤꯒꯤ ꯂꯩꯔꯥꯏ ꯃꯄꯥꯗꯨꯗꯒꯤ ꯁꯤꯠꯊꯗꯨꯅ ꯏꯁꯤꯡꯗ ꯇꯥꯁꯤꯜꯂꯤ ꯑꯗꯨꯝꯅ ꯍꯦꯛ ꯇꯥꯁꯤꯟꯕꯒ ꯃꯁꯥꯗꯣ ꯇꯤꯟꯐꯥ ꯀꯥꯛꯐꯩꯅ ꯅꯞꯄꯗꯧꯅ ꯇꯧꯕꯒꯤ ꯏꯊꯤꯜ ꯑꯃ ꯃꯁꯥꯗ ꯐꯥꯎꯔꯝꯃꯤ ꯃꯈꯣꯡꯒꯤ ꯌꯦꯠ ꯊꯥꯡꯕꯗꯣ ꯏꯁꯤꯡ ꯁꯤꯊꯕꯗꯧꯅ ꯇꯧꯏ ꯃꯍꯥꯛ ꯏꯔꯣꯏꯕꯒ ꯍꯩꯇ꯭ꯔꯦ ꯏꯁꯤꯡꯗꯒ ꯇꯥꯁꯤꯜꯂꯦ ꯃꯁꯥꯗꯣ ꯊꯛꯀꯠꯄ ꯄꯥꯈꯠꯄ ꯐꯥꯎꯔꯦ ꯑꯗꯨꯕꯨ ꯊꯛꯀꯠꯃꯟꯗꯅ ꯃꯍꯥꯛ ꯂꯥꯎꯕ ꯐꯥꯎꯕ ꯉꯝꯖꯗ꯭ꯔꯦ ꯂꯥꯏꯌꯦꯡ ꯄꯨꯝꯕ ꯇꯞꯅ ꯇꯞꯅ ꯐꯥꯖꯤꯟꯈ꯭ꯔꯦ ꯂꯥꯏꯌꯦꯡ ꯄꯨꯝꯕ ꯐꯥꯖꯤꯟꯈ꯭ꯔꯕꯗ ꯃꯁꯥꯗꯣ ꯄꯨꯈ꯭ꯔꯤꯒꯤ ꯂꯩꯔꯥꯏ ꯃꯄꯥꯜꯗ ꯍꯧꯕ ꯅꯥꯄꯤꯁꯤꯡꯗꯨꯗ ꯄꯥꯏꯔꯒ ꯃꯁꯥꯗꯣ ꯂꯩꯔꯥꯏ ꯇꯝꯅ ꯀꯥꯈꯠꯅꯕ ꯍꯣꯠꯅꯔꯝꯃꯤ ꯃꯇꯝꯗꯨꯗ ꯈꯪꯍꯧꯗꯅ ꯃꯈꯣꯏꯒꯤ ꯄꯨꯈ꯭ꯔꯤꯒꯤ ꯏꯁꯤꯡ ꯑꯗꯣ ꯃꯥꯒꯤ ꯃꯤꯠꯇ ꯂꯥꯛꯅ ꯐꯥꯅꯕ ꯉꯝꯗ꯭ꯔꯕ ꯀꯥ ꯍꯦꯟꯅ ꯖꯤꯔꯤ ꯖꯤꯔꯤ ꯍꯥꯏꯗꯨꯅ ꯋꯥꯡꯈꯠꯂꯛꯄꯗꯧꯅ ꯃꯥꯟꯕꯁꯨ ꯇꯧꯔꯛꯏ ꯈꯪꯍꯧꯗꯅ ꯃꯥꯒꯤ ꯌꯦꯠ ꯊꯥꯡꯕ ꯈꯣꯡꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯈꯨꯠꯅ ꯄꯥꯏꯔꯒ ꯈꯪꯆꯤꯡ ꯆꯤꯡꯊꯗꯣꯏꯒꯤ ꯇꯧꯕ ꯃꯥꯟꯕꯒꯤ ꯁꯃꯤꯠ ꯃꯁꯥꯗ ꯐꯥꯎꯔꯛꯂꯦ ꯑꯉꯥꯡ ꯑꯣꯏꯔꯤꯕꯤ ꯇꯝꯐꯥ ꯑꯔꯣꯏꯕ ꯊꯧꯅꯥ ꯄꯥꯡꯒꯜ ꯂꯣꯏꯔꯛꯄꯗꯧꯅ ꯐꯥꯎꯋꯦ ꯀꯟꯈ꯭ꯔꯕ ꯈꯣꯡꯖꯥꯏ ꯅꯥꯄꯤ ꯃꯀꯥ ꯄꯨꯈ꯭ꯔꯤ ꯃꯄꯥꯜꯗ ꯍꯧꯔꯤꯕꯗꯣ ꯂꯥꯛꯄꯣꯏ ꯐꯣꯏꯕꯣꯏ ꯄꯥꯏꯔꯒ ꯃꯄꯥꯜꯗꯣ ꯀꯥꯈꯠꯅꯕ ꯍꯣꯠꯅꯕꯗ ꯃꯈꯨꯠꯇꯨꯅ ꯍꯨꯃꯥꯡ ꯊꯣꯛꯂꯦ ꯈꯨꯕꯥꯛ ꯃꯌꯥꯏꯗꯨꯅ ꯆꯣꯝꯂꯞ ꯄꯥꯏꯁꯤꯜꯂꯝꯕ ꯈꯣꯡꯖꯥꯏ ꯅꯥꯄꯤ ꯃꯀꯥꯁꯤꯡꯗꯣ ꯀꯨꯏꯅ ꯄꯥꯏꯁꯤꯟꯗꯨꯅ ꯃꯍꯥꯛ ꯊꯝꯕ ꯉꯝꯂꯛꯇ꯭ꯔꯦ ꯈꯣꯡꯖꯥꯏ ꯅꯥꯄꯤꯒꯤ ꯃꯀꯥꯁꯤꯡꯗꯣ ꯏꯁꯤꯡ ꯏꯃꯥꯏꯗ ꯑꯁꯥꯕ ꯅꯨꯡꯁꯤꯠꯅ ꯁꯤꯠꯄꯗ ꯏꯄꯥꯛ ꯏꯌꯥꯏꯗꯨꯗ ꯆꯔꯥ ꯆꯔꯥꯗꯨꯅ ꯇꯥꯎꯗꯨꯅ ꯂꯩ ꯃꯁꯥꯗꯣ ꯊꯧꯅꯥ ꯄꯥꯡꯒꯜ ꯄꯨꯝꯕ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛ ꯃꯌꯦꯡ ꯇꯥꯈ꯭ꯔꯦ ꯃꯄꯥ ꯇꯥꯅꯕ ꯂꯥꯎꯕꯁꯨ ꯉꯝꯗ꯭ꯔꯦ ꯃꯁꯥꯗꯣ ꯍꯨꯃꯥꯡ ꯑꯅꯞꯄꯤ ꯀꯥꯡꯉꯤ ꯃꯤꯠꯂꯨꯗꯒꯤ ꯄꯤꯔꯥꯡ ꯆꯤꯟꯊꯈꯤꯕ ꯈꯪꯍꯧꯗꯦ ꯉꯁꯤ ꯃꯥꯒꯤ ꯑꯔꯣꯏꯕ ꯅꯨꯃꯤꯠ ꯑꯣꯏꯔꯕꯣꯏ ꯅꯤꯡꯉꯤ ꯀꯥꯛꯐꯩꯅ ꯇꯥꯏꯕꯪ ꯃꯤꯒꯤ ꯏꯈꯦꯡ ꯈꯧꯕꯨꯝ ꯊꯟꯅ ꯊꯛꯄꯒꯨꯝ ꯂꯥꯏꯖ ꯏꯁꯤꯡꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯥꯒꯤ ꯃꯁꯥ ꯄꯨꯝꯕ ꯍꯤꯛꯊꯍꯟꯈ꯭ꯔꯦ ꯏꯁꯤꯡ ꯃꯅꯨꯡ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯁꯥꯗꯣ ꯇꯞꯅ ꯇꯞꯅ ꯂꯨꯞꯊꯈ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯃꯁꯥ ꯄꯨꯝꯕ ꯂꯥꯏꯖ ꯏꯔꯣꯜꯅꯨꯡꯗꯨꯗ ꯂꯩꯈ꯭ꯔꯦ ꯏꯁꯤꯡ ꯏꯄꯥꯛꯇꯨꯗ ꯀꯣꯡꯒꯣꯟ ꯈꯔ ꯄ꯭ꯔꯤꯛ ꯄ꯭ꯔꯤꯛ ꯀꯥꯔꯝꯂꯒ ꯑꯗꯨꯃꯛ ꯃꯆꯤ ꯂꯦꯡꯗꯅ ꯏꯁꯤꯡ ꯏꯃꯥꯏꯗꯨꯗ ꯂꯩꯈ꯭ꯔꯦ ꯃꯇꯝ ꯈꯔ ꯀꯥꯟꯅꯔꯒ ꯏꯁꯤꯡ ꯃꯅꯨꯡꯗꯒꯤ ꯏ ꯊꯥꯡꯗ꯭ꯔꯕ ꯇꯝꯐꯥꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯗꯣ ꯊꯣꯡꯒ꯭ꯔꯥ ꯃꯌꯥꯗꯨꯗ ꯐꯨꯛ ꯂꯥꯎꯅ ꯐꯥꯎꯒꯠꯂꯛꯂꯦ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯅꯨꯃꯤꯠꯅ ꯋꯥꯇꯣꯜ ꯂꯣꯝꯂꯛꯂꯦ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝ ꯑꯣꯏꯔꯛꯂꯕꯗ ꯑꯏꯪꯕ ꯅꯨꯡꯁꯤꯠꯅ ꯁꯤꯜꯂꯛꯄ ꯃꯇꯝꯗ ꯅꯨꯡꯊꯤꯜ ꯆꯥꯛ ꯆꯥꯕ ꯇꯣꯛꯂꯕ ꯃꯇꯨꯡ ꯀꯥꯂꯦꯟ ꯅꯨꯡꯁꯥ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯇꯨꯝꯊꯈꯤꯕ ꯃꯥꯏꯕꯗꯣ ꯃꯤꯀꯞ ꯊꯣꯛꯂꯛꯂꯦ ꯃꯍꯥꯛ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗ ꯅꯨꯃꯤꯠꯁꯨ ꯅꯣꯡꯆꯨꯞ ꯆꯤꯡꯌꯥ ꯊꯥꯡꯂꯝꯂꯦ ꯏꯃꯨꯡ ꯃꯥꯡꯒꯣꯜ ꯏꯆꯥꯏ ꯆꯥꯏꯗꯨꯅ ꯊꯣꯡ ꯁꯦꯕꯥꯛ ꯐꯥꯛꯇꯨꯅ ꯂꯩꯔꯝꯃꯤ ꯃꯆꯥꯅꯨꯄꯤ ꯇꯝꯐꯥꯗꯤ ꯂꯩꯀꯥꯏ ꯃꯃꯥꯟꯅꯕ ꯃꯃꯥꯟꯅꯕꯤꯒ ꯃꯥꯡꯒꯣꯜ ꯀꯥꯆꯤꯟ ꯑꯃꯗꯁꯨ ꯍꯦꯛ ꯍꯦꯛ ꯁꯥꯟꯅꯕꯅꯤ ꯇꯨꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯂꯛꯂꯒ ꯃꯃꯤꯠ ꯁꯤꯡꯅꯕ ꯃꯃꯥꯏ ꯃꯃꯤꯠ ꯇꯥꯊꯣꯛꯂꯦ ꯑꯗꯨꯒ ꯃꯆꯥꯅꯨꯄꯤ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯀꯣꯏꯊꯤ ꯊꯤ ꯏꯃꯨꯡ ꯃꯥꯡꯒꯣꯟꯗ ꯑꯗꯨꯕꯨ ꯃꯆꯥꯅꯨꯄꯤꯗꯨꯗꯤ ꯂꯩꯕ ꯎꯗ꯭ꯔꯦ ꯃꯥꯏꯕꯗꯨꯅ ꯃꯆꯤꯟꯗ ꯃꯁꯤꯒꯤ ꯑꯉꯥꯡꯁꯤꯕꯨ ꯀꯗꯥꯏ ꯇꯥꯅ ꯆꯠꯈ꯭ꯔꯕꯅꯣ ꯇꯧꯔꯤꯁꯤꯕꯣ ꯅꯨꯃꯤꯠꯁꯤꯁꯨ ꯇꯥꯒꯗꯧꯔꯦ ꯅꯍꯥꯟꯈꯩꯗꯤ ꯃꯥꯡꯒꯣꯟꯗ ꯆꯨꯝꯅ ꯁꯥꯟꯅꯗꯨꯅ ꯂꯩꯕꯅꯤ ꯌꯨꯝꯊꯪꯅꯕꯗꯒ ꯁꯥꯟꯅꯕ ꯆꯠꯂꯝꯒꯗ꯭ꯔꯥ ꯁꯣꯏꯗꯅ ꯆꯠꯂꯝꯕ ꯇꯥꯏ ꯑꯝꯇꯕꯨ ꯍꯪꯂꯨꯈꯤꯒꯦ ꯑꯁꯤ ꯈꯜꯂꯗꯨꯅ ꯃꯥꯏꯕꯗꯣ ꯊꯥꯡꯅꯕꯗ
ꯃꯆꯥꯅꯨꯄꯤ ꯍꯪꯕ ꯂꯥꯛꯑꯦ ꯑꯗꯨꯕꯨ ꯃꯆꯥꯅꯨꯄꯤꯗꯤ ꯉꯁꯤ ꯅꯨꯃꯤꯠꯁꯤꯃꯒꯤ ꯂꯥꯛꯇꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯆꯥꯒꯤ ꯃꯐꯝ ꯈꯪꯗ꯭ꯔꯕꯗ ꯍꯧꯖꯤꯛꯇꯤ ꯃꯥ ꯃꯆꯥꯒ ꯇꯤꯟꯅꯕ ꯑꯇꯩ ꯃꯔꯨꯞꯁꯤꯡꯒꯤ ꯃꯌꯨꯝꯗ ꯆꯠꯂꯒ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯒꯤ ꯍꯪꯂꯨꯔꯕꯁꯨ ꯉꯁꯤ ꯂꯥꯛꯇꯦ ꯄꯨꯟꯗꯦ ꯁꯥꯟꯅꯗꯦ ꯍꯥꯏꯗꯨꯅ ꯂꯣꯏꯅ ꯍꯥꯏꯔꯛꯂꯦ ꯃꯆꯥꯒꯤ ꯈꯣꯡꯒꯨꯜ ꯂꯤꯕ ꯐꯪꯗ꯭ꯔꯕꯗ ꯃꯌꯨꯝꯗ ꯃꯥ ꯇꯟꯅ ꯍꯜꯂꯛꯂꯦ ꯋꯥꯈꯜꯗ ꯈꯜꯂꯛꯑꯦ ꯃꯁꯤ ꯍꯟꯗꯛ ꯃꯔꯛꯁꯦ ꯑꯋꯥꯡ ꯊꯥꯡꯕ ꯄꯨꯈ꯭ꯔꯤ ꯀꯥꯆꯤꯟꯗ ꯍꯩꯅꯧ ꯍꯦꯛꯄ ꯍꯦꯛ ꯆꯠꯄꯅꯤ ꯅꯍꯥꯟꯁꯨ ꯃꯊꯟꯇ ꯍꯩꯅꯧ ꯆꯥꯗꯨꯅ ꯂꯩꯔꯝꯃꯤ ꯁꯣꯏꯗ꯭ꯔꯦ ꯑꯩꯅ ꯁꯨꯛ ꯋꯥꯅ ꯊꯤꯔꯒ ꯃꯥ ꯍꯩꯅꯧ ꯃꯈꯣꯡꯗ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ ꯑꯁꯤ ꯈꯜꯂꯗꯨꯅ ꯃꯥ ꯇꯞꯐꯤꯡ ꯍꯩꯅꯧ ꯃꯈꯣꯡꯗꯨ ꯇꯝꯅ ꯂꯥꯛꯑꯦ ꯑꯁꯨꯝꯅ ꯄꯨꯈ꯭ꯔꯤ ꯃꯄꯥꯜꯒꯤ ꯍꯩꯅꯧ ꯃꯈꯣꯡꯗꯨꯗ ꯍꯦꯛ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯄꯨꯈ꯭ꯔꯤꯒꯤ ꯊꯣꯡꯒꯥ ꯃꯌꯥꯗꯨꯗ ꯃꯀꯣꯛ ꯂꯤꯈꯠꯇꯨꯅ ꯂꯩꯔꯤꯕ ꯃꯆꯥꯅꯨꯄꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯎꯔꯦ ꯋꯥ ꯉꯥꯡꯕꯒ ꯅꯪꯗꯦ ꯑꯃꯨꯛꯇꯪ ꯏꯄꯥꯒꯤ ꯏꯕꯦꯝꯃ ꯇꯝꯐꯥ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯟꯅ ꯂꯥꯎꯔꯝꯂꯒ ꯃꯥꯏꯕꯗꯨ ꯊꯣꯡꯒ꯭ꯔꯥ ꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯃꯆꯥꯕꯨ ꯏꯁꯤꯡ ꯃꯅꯨꯡꯗꯒꯤ ꯂꯧꯈꯠꯂꯦ ꯑꯗꯨꯒ ꯄꯨꯈ꯭ꯔꯤ ꯃꯄꯥꯜꯗꯨꯗ ꯊꯝꯃꯦ ꯇꯝꯐꯥꯒꯤ ꯊꯥꯖꯤꯟꯗꯨ ꯏꯁꯤꯡꯗ ꯋꯥꯡꯈꯠꯂꯝꯃꯦ ꯇꯝꯐꯥꯒꯤ ꯃꯤꯍꯨꯜ ꯄꯥꯏꯗꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯃꯍꯥꯛ ꯈꯪꯂꯦ ꯃꯆꯥꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯦ ꯃꯍꯥꯛꯅ ꯎꯔꯤꯕꯗꯣ ꯑꯁꯤꯕ ꯍꯛꯆꯥꯡꯅꯤ ꯑꯁꯤꯕ ꯍꯛꯆꯥꯡꯗꯨ ꯎꯕꯗ ꯃꯍꯥꯛꯇꯤ ꯂꯦꯛꯊꯈ꯭ꯔꯦ ꯃꯍꯥꯛꯅ ꯋꯥꯈꯜ ꯇꯥꯔꯛꯄꯗ ꯃꯆꯥꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯗꯨꯒꯤ ꯃꯤꯍꯨꯜꯗꯣ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯄꯥꯏꯗꯨꯅ ꯌꯦꯡꯉꯤ ꯃꯆꯥꯕꯨ ꯇꯥꯅꯕ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯀꯧꯔꯤ ꯏꯄꯥꯒꯤ ꯏꯕꯦꯝꯃ ꯇꯝꯐꯥ ꯏꯄꯥꯅ ꯀꯧꯕꯁꯤ ꯇꯥꯔꯗꯤ ꯅꯪꯕꯨ ꯐꯨꯛꯇꯗꯤ ꯈꯨꯝꯂꯣ ꯀꯩꯗꯧꯒꯦ ꯏꯄꯥꯒꯤ ꯏꯕꯦꯝꯃ ꯏꯄꯥꯅ ꯀꯧꯕꯁꯤ ꯇꯥꯔꯗꯤ ꯅꯪꯕꯨ ꯈꯨꯝꯃꯛꯎ ꯀꯩꯗꯧꯔꯒꯦ ꯅꯪꯒꯤꯁꯦ ꯇꯥꯅ ꯇꯥꯁꯤꯟꯅꯗ꯭ꯔꯤꯕ꯭ꯔꯥ ꯅꯄꯥ ꯑꯩꯅ ꯋꯥꯅ ꯈꯥꯡꯕ ꯏꯇꯧꯁꯦ ꯌꯦꯡꯅꯤꯡꯗꯨꯅ ꯅꯪ ꯏꯄꯥꯕꯨ ꯂꯥꯛꯅꯔꯤꯕ꯭ꯔꯥ ꯃꯥꯅꯤ ꯅꯪꯒꯤꯁꯦ ꯏꯄꯥꯒꯤ ꯃꯇꯧ ꯌꯦꯡꯗꯨꯅ ꯊꯑꯣꯏꯒꯤ ꯇꯧꯔꯤꯕ꯭ꯔꯥ ꯏꯄꯥꯒꯤ ꯏꯕꯦꯝꯃ ꯍꯧꯒꯠꯂꯛꯑꯣ ꯑꯁꯤ ꯍꯥꯏꯔꯗꯅ ꯍꯤꯡ ꯀꯞꯇꯨꯅ ꯃꯆꯥꯕꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯂꯥꯎ ꯈꯣꯡꯗꯨꯅ ꯀꯧꯕꯗꯨ ꯊꯪꯅꯕ ꯀꯩꯔꯣꯏ ꯂꯩꯀꯥꯏꯒꯤ ꯌꯨꯝꯊꯪꯅꯕ ꯇꯥꯕꯗꯒꯤ ꯃꯐꯝꯗꯨ ꯀꯅꯥ ꯀꯩꯗꯧꯔꯕꯅꯣ ꯍꯥꯏꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯑꯦ ꯃꯌꯥꯝꯗꯨꯅ ꯆꯪꯁꯤꯜꯂꯛꯄꯗ ꯃꯈꯣꯏꯁꯨ ꯎꯔꯦ ꯃꯄꯥ ꯃꯆꯥꯒꯤ ꯑꯣꯏꯔꯝꯂꯤꯕ ꯐꯤꯕꯝ ꯑꯗꯨ ꯃꯆꯥꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯗꯨ ꯀꯣꯟꯗꯨꯅ ꯀꯞꯇꯨꯅ ꯂꯩꯔꯝꯕꯗꯨ ꯈꯔꯅ ꯆꯪꯗꯨꯅ ꯃꯥꯏꯕꯗꯨ ꯊꯦꯝꯃꯤ ꯃꯁꯥꯒꯤ ꯅꯨꯄꯤꯁꯨ ꯁꯤꯈꯤꯕ ꯆꯍꯤ 3 ꯍꯥꯏꯔꯛꯂꯦ ꯃꯥꯒꯤ ꯇꯥꯏꯕꯪꯄꯥꯜ ꯍꯥꯏꯕꯕꯨ ꯁꯨꯞꯅꯇꯒꯤ ꯃꯆꯥꯅꯨꯄꯤ ꯑꯁꯤ ꯈꯛꯇꯅꯤ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤꯁꯤꯁꯨ ꯑꯁꯤꯕꯅ ꯉꯝꯗꯨꯅ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯕꯁꯤꯗꯗꯤ ꯈꯨꯜ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯄꯨꯝꯕꯁꯨ ꯇꯁꯦꯡꯅ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯕꯗꯨ ꯐꯥꯎꯔꯦ ꯃꯇꯝꯁꯨ ꯁꯨꯝ ꯍꯧꯖꯤꯟꯈꯤ ꯅꯨꯃꯤꯠꯁꯨ ꯇꯞꯅ ꯃꯝꯁꯤꯜꯂꯛꯂꯦ ꯐꯤꯕꯝ ꯑꯗꯨꯗ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯑꯗꯨꯃꯛ ꯊꯝꯕꯗꯤ ꯌꯥꯗꯕꯅꯤꯅ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯅꯕ ꯊꯧꯔꯥꯡ ꯇꯧꯔꯛꯂꯦ ꯑꯁꯤꯕ ꯃꯆꯥꯕꯨ ꯃꯊꯥꯗ ꯄꯝꯗꯨꯅ ꯁꯨꯃꯥꯡ ꯐꯥꯎꯕ ꯃꯥꯏꯕꯗꯨ ꯍꯤꯡꯅ ꯀꯞꯇꯨꯅ ꯂꯥꯛꯑꯦ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯄꯣꯠꯂꯣꯏꯅꯕ ꯃꯪꯂꯣꯝꯗ ꯊꯧꯔꯥꯡ ꯇꯧꯅꯕ ꯇꯧꯔꯛꯑꯦ ꯈꯨꯗꯛ ꯑꯗꯨꯗ ꯃꯥꯏꯕꯗꯨꯅ ꯍꯥꯏꯔꯛꯑꯦ ꯑꯩꯒꯤ ꯏꯆꯥꯗꯤ ꯃꯌꯥꯝꯒꯤ ꯄꯣꯠꯂꯣꯏꯅꯐꯝ ꯃꯐꯝꯗꯨꯗ ꯄꯣꯠꯂꯣꯏꯕꯤꯒꯅꯨ ꯏꯪꯈꯣꯜ ꯆꯥꯏꯈꯣꯏꯁꯤꯒꯤ ꯀꯣꯟꯊꯣꯡ ꯃꯄꯥꯗ ꯑꯣꯏꯅ ꯄꯣꯠꯂꯣꯏꯕꯤꯔꯣ ꯑꯩꯒꯤꯗꯤ ꯏꯆꯥꯁꯤꯅ ꯑꯔꯣꯏꯕꯅꯤ ꯃꯍꯥꯛꯅ ꯊꯋꯥꯏ ꯊꯥꯔꯁꯨ ꯃꯄꯥ ꯑꯩꯒꯤ ꯅꯥꯛꯇ ꯑꯗꯨꯃꯛ ꯂꯦꯡꯗꯅ ꯂꯩꯅꯕ ꯏꯆꯥꯒꯤ ꯃꯣꯡꯐꯝꯁꯦ ꯑꯅꯛꯄꯗ ꯑꯣꯏꯍꯟꯕꯤꯔꯣ ꯑꯁꯤ ꯍꯥꯏꯔꯒ ꯍꯤꯡꯅ ꯀꯞꯂꯤ ꯃꯥꯏꯕꯗꯣ ꯂꯩꯀꯥꯏꯗꯨꯗ ꯂꯩꯕ ꯃꯤꯁꯤꯡꯅ ꯍꯧꯖꯤꯛꯇꯤ ꯃꯥꯏꯕꯗꯨꯒꯤ ꯅꯤꯡꯕꯗꯣ ꯊꯨꯡꯅꯕ ꯀꯣꯟꯊꯣꯡ ꯃꯄꯥꯗꯨꯗ ꯄꯣꯠꯂꯣꯏꯅꯕ ꯑꯣꯏꯅ ꯊꯧꯔꯥꯡ ꯇꯧꯔꯦ ꯄꯨꯡ ꯌꯩꯕ ꯏꯁꯩ ꯁꯛꯄꯁꯨ ꯂꯣꯏꯅ ꯂꯥꯛꯂꯦ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯃꯆꯥꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯗꯣ ꯂꯥꯇꯣꯟꯅꯕꯒꯤ ꯃꯊꯛꯇ ꯍꯤꯞꯍꯜꯂꯒ ꯂꯐꯨ ꯃꯀꯛ ꯑꯃꯗ ꯃꯣꯟ ꯈꯥꯡꯍꯜꯂꯒ ꯊꯝꯃꯦ ꯀꯨꯁꯨ ꯆꯟꯕ ꯂꯣꯏꯔꯛꯂꯦ ꯈꯨꯗꯛ ꯑꯗꯨꯗ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯣ ꯃꯥꯏꯀꯩ ꯈꯨꯗꯤꯡ ꯐꯤꯅ ꯈꯥꯖꯤꯜꯂꯒ ꯑꯅꯧꯕ ꯐꯤꯖꯣꯜ ꯍꯣꯡꯕꯤꯔꯦ ꯑꯗꯨꯒ ꯀꯨ ꯃꯅꯨꯡꯗ ꯍꯥꯞꯆꯤꯜꯂꯦ ꯇꯧꯒꯗꯕ ꯃꯥꯒꯤ ꯂꯩꯀꯠ ꯇꯝꯕ ꯂꯣꯏꯔꯗꯨꯅ ꯍꯧꯖꯤꯛꯇꯤ ꯄꯣꯠꯂꯣꯏꯅꯕ ꯀꯣꯟꯊꯣꯡꯗ ꯑꯁꯤꯕ ꯍꯛꯆꯥꯡꯗꯨꯒꯤ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯅꯕ ꯀꯨꯗ ꯍꯥꯞꯂꯒ ꯄꯨꯊꯣꯔꯛꯂꯦ ꯁꯤꯡꯉꯝꯗꯅ ꯁꯤꯔꯕ ꯃꯆꯥꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯣ ꯃꯥꯏꯕꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯥꯒꯤ ꯀꯣꯟꯊꯣꯡ ꯃꯄꯥꯗꯨꯗ ꯃꯈꯨꯠꯇꯨꯅ ꯃꯩ ꯆꯨꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯩꯇꯥꯜꯅ ꯋꯥꯈꯩꯈ꯭ꯔꯦ ꯃꯥꯏꯕꯗꯨꯒꯤ ꯑꯄꯥꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯆꯥꯗꯣ ꯍꯧꯖꯤꯛꯇꯤ ꯀꯣꯟꯊꯣꯡꯗ ꯄꯣꯠꯂꯣꯏꯔꯦ ꯑꯍꯤꯡ ꯏꯆꯤꯛ ꯎꯟꯕ ꯃꯇꯝ ꯑꯣꯏꯔꯛꯂꯦ ꯄꯣꯠꯂꯣꯏꯕꯗꯣ ꯇꯪꯈꯥꯏ ꯆꯟꯁꯤꯜꯂꯛꯂꯦ ꯅꯨꯄꯤ ꯃꯈꯩꯗꯤ ꯃꯌꯨꯝꯗ ꯂꯣꯏꯅ ꯆꯪꯅꯈ꯭ꯔꯦ ꯃꯁꯥꯒꯤ ꯃꯆꯥꯒꯤ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯄꯗꯣ ꯂꯣꯏꯕ ꯐꯥꯎꯕ ꯌꯥꯎꯕꯗꯤ ꯌꯥꯗꯕꯅꯤꯅ ꯃꯍꯥꯛ ꯄꯨꯈ꯭ꯔꯤꯗ ꯏꯔꯨꯞꯄ ꯂꯥꯛꯑꯦ ꯑꯗꯨꯕꯨ ꯃꯍꯥꯛ ꯏꯔꯨꯞꯀꯅꯤ ꯍꯥꯏꯕꯒ ꯃꯁꯥꯗ ꯆꯪꯂꯝꯗꯦ ꯄꯨꯈ꯭ꯔꯤ ꯃꯄꯥꯜꯗꯨꯗ ꯃꯈꯣꯡ ꯁꯥꯡꯅ ꯇꯤꯡꯊꯣꯛꯂꯒ ꯐꯝꯂꯒ ꯂꯩ
ꯃꯤꯂꯨ ꯄꯤꯔꯥꯡ ꯏꯆꯦꯜ ꯅꯥꯏꯅ ꯇꯨꯃꯤꯟ ꯐꯝꯂꯦ ꯑꯊꯦꯡꯕ ꯌꯦꯡꯗꯨꯗ ꯄꯨꯈ꯭ꯔꯤꯗꯨꯒꯤ ꯑꯀꯣꯏꯕꯗꯨꯗ ꯀꯣꯌꯦꯡ ꯌꯦꯡꯉꯤ ꯑꯃꯨꯛꯁꯨ ꯄꯨꯈ꯭ꯔꯤꯒꯤ ꯊꯣꯡꯒꯥꯗꯨꯗ ꯑꯃꯨꯛꯁꯨ ꯌꯦꯡꯉꯤ ꯃꯆꯥꯅꯨꯄꯤꯅ ꯉꯁꯥꯏ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯣꯏꯅ ꯇꯥꯎꯗꯨꯅ ꯂꯩꯔꯝꯕꯗꯣ ꯑꯃꯨꯛ ꯃꯃꯤꯠꯇ ꯎꯔꯛꯏ ꯍꯦꯛ ꯂꯩꯗ ꯂꯩꯔꯨꯕꯣꯏ ꯅꯤꯡꯉꯤ ꯃꯆꯥꯗꯣ ꯉꯥꯏꯍꯥꯛꯇꯨꯗ ꯃꯣꯟꯗ꯭ꯔꯪ ꯑꯃꯨꯛ ꯁꯥꯟꯅꯩ ꯂꯐꯨ ꯃꯈꯣꯡ ꯑꯗꯣꯝꯗ ꯐꯤꯉꯧ ꯁꯦꯠꯄꯤ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯂꯦꯞꯄꯒ ꯂꯩꯕꯗꯧꯅ ꯇꯧꯕꯗꯣ ꯎꯔꯛꯏ ꯊꯦꯡꯅ ꯊꯦꯡꯖꯤꯜꯂꯛꯄ ꯂꯐꯨ ꯃꯈꯣꯡ ꯑꯗꯣꯝꯗ ꯅꯨꯡꯁꯤꯠꯁꯨ ꯂꯤꯔꯤ ꯂꯤꯔꯤ ꯍꯥꯏꯗꯨꯅ ꯃꯅꯤꯡ ꯃꯈꯥ ꯇꯝꯅ ꯁꯤꯠꯂꯦ ꯂꯐꯨ ꯃꯨꯔꯨꯝꯗꯒꯤ ꯂꯣꯟꯅ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯃꯅ ꯃꯉꯣꯟꯗ ꯆꯦꯞꯂꯞꯅ ꯌꯦꯡꯗꯨꯅ ꯂꯩꯕꯗꯧꯅ ꯇꯧꯕꯗꯨ ꯎꯔꯛꯏ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥꯗꯨꯅ ꯌꯥꯝ ꯅꯨꯡꯁꯤꯅ ꯃꯨꯟꯅ ꯂꯐꯨ ꯃꯈꯣꯡ ꯑꯗꯨꯗꯒꯤ ꯃꯥꯏꯕꯗꯨꯗ ꯌꯦꯡꯂꯛꯏ ꯃꯈꯨꯠꯇ ꯍꯩꯅꯧ ꯑꯁꯪꯕ ꯑꯃ ꯄꯥꯏ ꯌꯦꯡꯂꯛꯏ ꯅꯨꯄꯤ ꯃꯆꯥꯗꯨꯅ ꯅꯥꯁꯣꯟ ꯄꯤꯛꯅ ꯄꯥꯕꯥ ꯄꯥꯕꯥ ꯃꯥꯏꯕꯗꯨ ꯏꯉꯛ ꯉꯛꯅ ꯑꯀꯣꯏꯕꯗꯨꯗ ꯀꯣꯌꯦꯡ ꯌꯦꯡꯉꯤ ꯀꯅꯥꯅꯣ ꯃꯆꯥꯅꯨꯄꯤꯒ ꯃꯈꯣꯜ ꯆꯞ ꯃꯥꯟꯅꯕ ꯅꯨꯄꯤ ꯃꯆꯥ ꯑꯃꯅ ꯀꯧꯔꯛꯂꯁꯤ ꯍꯥꯏꯗꯨꯅ ꯑꯁꯨꯝꯅ ꯃꯥ ꯑꯀꯣꯏꯕꯗꯨꯗ ꯌꯦꯡꯊꯣꯔꯛꯄ ꯃꯇꯝꯗꯗꯤ ꯂꯐꯨ ꯃꯈꯣꯡꯗ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤꯒ ꯃꯁꯛ ꯆꯞ ꯃꯥꯟꯅꯕ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯅ ꯈꯨꯠꯇ ꯍꯩꯅꯧ ꯑꯁꯪꯕ ꯑꯃ ꯄꯥꯏꯔꯒ ꯂꯦꯞꯄꯒ ꯂꯩꯕꯗꯨ ꯎꯔꯦ ꯃꯗꯨ ꯎꯕꯗ ꯃꯥ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯃꯁꯥ ꯄꯨꯝꯕ ꯇꯨ ꯆꯨꯡꯈꯤꯕ ꯈꯪꯍꯧꯗꯦ ꯃꯥꯒꯤ ꯃꯆꯥꯗꯤ ꯉꯁꯤ ꯏꯁꯤꯡꯗ ꯇꯥꯗꯨꯅ ꯁꯤꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯃꯇꯧ ꯀꯔꯝꯅ ꯑꯍꯤꯡꯕ ꯑꯃꯒꯨꯝ ꯐꯜ ꯂꯥꯎꯅ ꯆꯣꯡꯊꯣꯔꯛꯂꯒ ꯃꯤꯠꯃꯥꯡꯗ ꯂꯦꯞꯇꯨꯅ ꯂꯩ ꯅꯨꯄꯤ ꯃꯆꯥꯗꯨꯅ ꯄꯥꯕꯥ ꯄꯥꯕꯥ ꯑꯩ ꯍꯩꯅꯧ ꯆꯥꯅꯤꯡꯉꯦ ꯑꯝꯇ ꯈꯣꯛꯄꯤꯌꯨ ꯄꯥꯕꯥ ꯑꯁꯨꯝꯅ ꯅꯨꯄꯤ ꯃꯆꯥꯁꯤꯅ ꯃꯈꯨꯠꯇ ꯍꯩꯅꯧ ꯑꯁꯪꯕꯗꯨ ꯄꯥꯏꯔꯒ ꯂꯐꯨ ꯃꯈꯣꯡꯗꯒꯤ ꯀꯧꯔꯛꯄ ꯃꯆꯥꯅꯨꯄꯤꯗꯨ ꯑꯣꯏꯔꯕꯣꯏ ꯈꯟꯗꯨꯅ ꯐꯝꯂꯝꯕꯗꯒꯤ ꯄ꯭ꯔꯞ ꯄ꯭ꯔꯞ ꯍꯧꯒꯠꯂꯒ ꯂꯐꯨ ꯃꯈꯣꯡꯗ ꯆꯪꯁꯤꯜꯂꯛꯏ ꯑꯗꯨꯕꯨ ꯃꯥꯅ ꯂꯐꯨ ꯃꯈꯣꯡ ꯑꯗꯨꯗ ꯆꯪꯁꯤꯟꯕꯒ ꯃꯥꯅ ꯎꯔꯝꯕ ꯁꯛꯇꯝꯗꯨꯗꯤ ꯃꯥꯡꯈ꯭ꯔꯦ ꯀꯗꯣꯝ ꯆꯠꯈ꯭ꯔꯒꯦ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯌꯦꯡꯂꯛꯄ ꯃꯇꯝꯗꯗꯤ ꯑꯃꯨꯛ ꯂꯐꯨ ꯃꯈꯣꯡꯗ ꯂꯩꯔꯝꯕ ꯅꯨꯄꯤ ꯃꯆꯥꯗꯣ ꯑꯃꯨꯛ ꯄꯨꯈ꯭ꯔꯤꯒꯤ ꯊꯣꯡꯒꯥ ꯃꯄꯥꯗꯨꯗ ꯐꯝꯂꯒ ꯃꯈꯨꯠꯇ ꯍꯩꯅꯧꯗꯨ ꯄꯥꯏꯔꯒ ꯀꯧꯔꯛꯏ ꯄꯥꯕꯥ ꯑꯩ ꯁꯤ ꯂꯩꯔꯦ ꯍꯩꯅꯧꯁꯦ ꯑꯃꯨꯛꯇ ꯈꯣꯛꯄꯤꯌꯨ ꯄꯥꯕꯥ ꯑꯁꯤ ꯍꯥꯏꯔꯒ ꯅꯨꯄꯤ ꯃꯆꯥꯁꯤꯅ ꯀꯧꯔꯛꯏ ꯃꯆꯥ ꯀꯥꯏꯅꯕꯒꯤ ꯃꯩꯆꯥꯛꯅ ꯉꯥꯎꯔꯕ ꯃꯥꯏꯕꯗꯣ ꯊꯣꯡꯒ꯭ꯔꯥ ꯅꯥꯛꯇꯨꯗ ꯆꯪꯁꯤꯜꯂꯛꯄꯗ ꯏꯁꯤꯡꯒ ꯂꯩꯒ ꯎꯍꯧꯗ꯭ꯔꯦ ꯂꯐꯨ ꯃꯈꯣꯡ ꯑꯗꯨꯗꯒꯤ ꯏꯁꯤꯡ ꯃꯊꯛ ꯑꯗꯨꯗ ꯈꯣꯡꯅꯦꯠꯅꯔꯨꯕꯗ ꯏꯁꯤꯡ ꯑꯗꯨꯗ ꯇꯥꯁꯤꯜꯂꯦ ꯏꯁꯤꯡꯅ ꯃꯁꯥꯗꯣ ꯆꯣꯠꯂꯕ ꯃꯇꯝꯗꯨꯗ ꯃꯍꯥꯛ ꯇꯥꯏꯕꯪ ꯋꯥꯈꯜ ꯇꯥꯔꯛꯄꯗꯧꯅ ꯃꯁꯥꯗꯣ ꯍꯧꯖꯤꯛꯇꯤ ꯐꯥꯎꯔꯛꯂꯦ ꯃꯍꯥꯛꯅ ꯍꯧꯖꯤꯛꯇ ꯎꯈꯤꯕꯗꯣ ꯑꯃꯨꯛ ꯍꯟꯅ ꯁꯛꯇꯝ ꯑꯗꯨ ꯎꯈꯤꯗ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯃꯥ ꯄꯨꯈ꯭ꯔꯤ ꯃꯅꯨꯡꯗ ꯑꯣꯟꯅ ꯊꯣꯏꯅ ꯍꯤꯡ ꯀꯞꯂꯛꯂꯦ ꯏꯄꯥꯒꯤ ꯕꯦꯝꯃ ꯏꯄꯥꯒꯤ ꯕꯦꯝꯃ ꯅꯪꯕꯨ ꯑꯃꯨꯛꯇꯗꯤ ꯍꯜꯂꯛꯈꯣ ꯏꯄꯥꯒꯤ ꯕꯦꯝꯃ ꯃꯥ ꯂꯥꯏꯖ ꯏꯔꯣꯜꯅꯨꯡꯗꯨꯗ ꯏꯔꯨꯞꯂꯒ ꯃꯩ ꯑꯣꯛꯂ ꯏꯃꯨꯡꯗ ꯆꯪꯂꯛꯂꯦ ꯏꯃꯨꯡꯗ ꯆꯪꯂꯛꯂꯒ ꯑꯃꯨꯛ ꯇꯨꯃꯤꯟ ꯃꯥꯒꯤ ꯀꯥꯗꯨꯗ ꯀꯞꯄꯒ ꯂꯩ ꯀꯞꯈꯩ ꯀꯞꯂꯒ ꯃꯍꯥꯛ ꯍꯧꯖꯤꯛꯇꯤ ꯇꯨꯃꯤꯟ ꯑꯃꯨꯛ ꯐꯨꯡꯕꯪꯅꯗꯨꯅ ꯂꯩ ꯃꯍꯥꯛ ꯇꯨꯃꯤꯟꯅ ꯐꯨꯡꯕꯪꯅꯅ ꯂꯩꯔꯝꯂꯒ ꯀꯔꯤ ꯈꯜꯂꯨꯔꯕꯅꯣ ꯈꯪꯗꯦ ꯃꯍꯥꯛ ꯃꯥꯒꯤ ꯀꯥꯒꯤ ꯊꯣꯡꯅꯥꯎꯗꯣ ꯍꯥꯡꯗꯣꯛꯏ ꯀꯣꯟꯊꯣꯡꯂꯣꯝꯗ ꯄꯣꯠꯂꯣꯏꯔꯤꯕ ꯁꯪꯁꯀꯥꯔꯒꯤ ꯃꯩꯔꯤꯗꯨꯗ ꯌꯦꯡ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯏꯍꯧꯏ ꯑꯗꯨꯕꯨ ꯄꯨꯛꯅꯤꯡꯗꯗꯤ ꯈꯜꯂꯤ ꯁꯪꯁꯀꯥꯔꯒꯤ ꯃꯩꯔꯤꯁꯤꯅ ꯃꯨꯠꯈꯤꯕ ꯉꯥꯏꯔꯒꯦ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯆꯕꯨꯛ ꯂꯣꯜꯂꯛꯄ ꯃꯇꯝꯗ ꯎꯆꯤꯟ ꯅꯥꯆꯤꯟ ꯄꯣꯠꯂꯣꯏꯕꯗꯨ ꯂꯣꯏꯔꯦ ꯄꯣꯠꯂꯣꯏꯕ ꯂꯣꯏꯔꯛꯄꯗ ꯍꯧꯖꯤꯛꯇꯤ ꯈꯨꯟꯒꯤ ꯄꯣꯠꯂꯣꯏꯕ ꯌꯥꯎꯕ ꯃꯤꯁꯤꯡꯗꯣ ꯃꯌꯨꯝꯗ ꯍꯟꯅꯈ꯭ꯔꯦ ꯃꯍꯥꯛ ꯃꯊꯟꯇ ꯂꯩꯕ ꯅꯨꯡꯉꯥꯏꯔꯣꯏ ꯃꯈꯣꯏ ꯑꯇꯩ ꯈꯔꯁꯨ ꯂꯦꯛꯄꯤꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯄꯗꯣ ꯃꯍꯥꯛꯅ ꯁꯤꯈꯥꯡ ꯈꯥꯡꯗꯨꯅ ꯃꯁꯥꯅ ꯌꯥꯗ꯭ꯔꯦ ꯐꯅ ꯀꯟꯅꯗꯤ ꯍꯥꯏꯖꯕꯅꯤ ꯑꯗꯨꯕꯨ ꯃꯥꯅ ꯌꯥꯝꯃꯟꯗ꯭ꯔꯕꯗꯨꯗ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯁꯨ ꯍꯣꯏ ꯃꯥꯏ ꯍꯥꯏꯉꯝꯗꯅ ꯃꯌꯨꯝ ꯑꯗꯣ ꯊꯥꯗꯣꯛꯂꯒ ꯆꯠꯈ꯭ꯔꯦ ꯃꯊꯟꯇ ꯏꯆꯤꯛ ꯍꯨꯟꯕ ꯃꯇꯝꯁꯤꯗ ꯄꯣꯠꯂꯣꯏꯕ ꯌꯥꯎꯔꯝꯕꯁꯤꯡꯗꯨꯅ ꯍꯟꯅꯈ꯭ꯔꯕꯗ ꯃꯥ ꯏꯃꯨꯡꯗꯒꯤ ꯆꯔꯩ ꯐꯩꯖꯨꯝ ꯑꯉꯧꯕ ꯂꯦꯡꯌꯥꯟ ꯀꯣꯛꯁꯦꯠ ꯇꯧꯗꯨꯅ ꯃꯍꯥꯛ ꯑꯍꯤꯡꯕ ꯃꯩ ꯑꯣꯏꯔꯛꯂꯕ ꯃꯇꯝꯗꯨꯗ ꯃꯊꯟꯇ ꯀꯣꯟꯊꯣꯡꯂꯣꯝꯗ ꯊꯣꯛꯂꯛꯏ ꯀꯣꯟꯊꯣꯡꯗ ꯃꯩꯇꯥꯜꯅ ꯋꯥꯈꯩꯈꯤꯕꯒꯤ ꯎꯠ ꯑꯣꯜꯂꯕ ꯃꯣꯡꯐꯝ ꯑꯗꯨꯗ ꯆꯐꯨ ꯑꯍꯤꯡꯕ ꯑꯃ ꯄꯥꯏꯔꯒ ꯊꯣꯛꯂꯛꯏ ꯑꯁꯨꯝꯅ ꯍꯦꯛ ꯊꯣꯛꯂꯛꯄꯒ ꯈꯪꯍꯧꯗꯅ ꯃꯈꯨꯠꯅ ꯎꯠ ꯃꯩꯇꯥꯜ ꯈꯔ ꯆꯐꯨ ꯑꯍꯤꯡꯕꯗꯨꯒꯤ ꯃꯅꯨꯡꯗ ꯍꯥꯞꯆꯤꯜꯂꯦ ꯑꯗꯨꯒ ꯃꯆꯥꯒꯤ ꯃꯤꯊꯤꯟ ꯆꯩꯗꯨ ꯄꯥꯏꯔꯒ ꯄꯨꯈ꯭ꯔꯤ ꯃꯄꯥꯜꯗꯨ ꯇꯝꯅ ꯂꯥꯛꯏ ꯄꯨꯈ꯭ꯔꯤ ꯃꯄꯥꯜꯗꯨꯒꯤ ꯂꯐꯨ ꯃꯈꯣꯡ ꯑꯗꯨꯗ ꯍꯦꯛ ꯌꯧꯕꯒ ꯃꯐꯝ ꯆꯞ ꯆꯥꯅ ꯂꯐꯨ ꯃꯈꯣꯡ ꯃꯄꯥꯗ ꯊꯝꯂꯒ ꯍꯧꯖꯤꯛꯇꯤ ꯃꯆꯤꯟꯗ ꯂꯩꯋꯥꯇꯨꯅ ꯁꯣꯟꯕ ꯍꯧꯔꯛꯂꯦ ꯑꯃꯝ ꯃꯉꯥꯟ ꯁꯦꯠꯅꯔꯣ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯦ ꯑꯁꯨꯝꯅ ꯍꯦꯛ ꯁꯣꯟꯕꯒ ꯈꯪꯍꯧꯗꯅ ꯂꯐꯨ ꯃꯈꯣꯡ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯃꯨꯁꯨꯛ ꯃꯨꯕ ꯎꯔꯨ ꯎꯔꯨ ꯂꯩꯁꯤꯟꯕ ꯅꯨꯡꯁꯤꯠ ꯑꯀꯟꯕ ꯑꯃ ꯁꯤꯠꯆꯜꯂꯛꯄ ꯍꯧꯔꯛꯏ
ꯃꯔꯛ ꯑꯗꯨꯗ ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯍꯧꯗꯦ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯇꯝꯐꯥꯗꯣ ꯃꯁꯥꯗ ꯏ ꯑꯃꯠꯇ ꯊꯥꯡꯗꯅ ꯐꯅꯦꯛ ꯈꯣꯏꯗꯣꯝ ꯁꯦꯠ ꯃꯁꯝ ꯃꯅꯥ ꯏꯐꯥ ꯐꯥ ꯏꯁꯤꯡ ꯃꯅꯨꯡ ꯑꯗꯨꯗꯒꯤ ꯐꯨꯛ ꯂꯥꯎꯅ ꯐꯥꯎꯒꯠꯂꯛꯂꯦ ꯑꯗꯨꯒ ꯀꯞꯅ ꯀꯞꯅ ꯃꯄꯥꯕꯨ ꯌꯦꯡꯅ ꯍꯥꯏꯔꯦ ꯄꯥꯕꯥ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯩꯕꯨ ꯑꯃꯨꯛ ꯀꯧꯔꯛꯂꯤꯕ ꯑꯩꯗꯤ ꯑꯍꯤꯡꯕ ꯅꯠꯇ꯭ꯔꯦ ꯑꯩꯒꯤ ꯍꯛꯆꯥꯡꯗꯤ ꯃꯩꯇꯥꯟꯅ ꯋꯥꯈꯠꯈꯤꯕ ꯂꯣꯏꯗꯨꯅ ꯎꯠ ꯑꯣꯟꯈ꯭ꯔꯦ ꯄꯥꯕꯥ ꯄꯥꯕꯥ ꯅꯆꯥꯗꯤ ꯊꯋꯥꯏ ꯃꯤꯔꯦꯜꯅꯤ ꯁꯨꯞꯅꯇꯒꯤ ꯃꯩ ꯏꯁꯤꯡ ꯅꯨꯡꯁꯤꯠ ꯃꯥꯂꯦꯝ ꯑꯇꯤꯌꯥ ꯃꯌꯥꯏ ꯃꯉꯥ ꯄꯨꯝꯅꯃꯛ ꯍꯧꯖꯤꯛꯇꯤ ꯁꯦꯠꯇꯣꯛꯅꯈ꯭ꯔꯕꯅꯤ ꯄꯟꯊꯧ ꯑꯩꯁꯨ ꯈꯪꯏ ꯄꯥꯕꯒꯤ ꯃꯇꯤꯛ ꯃꯌꯥꯏ ꯇꯧꯕ ꯉꯝꯕ ꯑꯗꯨꯕꯨꯅꯤ ꯄꯟꯊꯧ ꯅꯆꯥꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯐꯥꯖꯤꯟꯅꯕ ꯍꯣꯠꯅꯔꯤꯕꯗꯣ ꯑꯔꯦꯝꯕꯅꯤ ꯃꯥꯏꯕꯗꯨ ꯃꯆꯥꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜꯗꯣ ꯐꯥꯖꯤꯟꯅꯕ ꯇꯧꯔꯝꯕꯗꯨ ꯇꯣꯛꯂꯒ ꯑꯃꯨꯛ ꯃꯆꯥꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜꯗꯣ ꯌꯦꯡꯅ ꯍꯥꯏꯔꯛꯏ ꯏꯄꯥꯒꯤ ꯕꯦꯝꯃ ꯏꯄꯥꯕꯨ ꯀꯔꯤ ꯑꯣꯏꯔꯁꯤꯒꯦ ꯏꯆꯥꯗꯤ ꯄꯤꯛꯅ ꯎꯂꯦꯟ ꯅꯪꯗꯨꯅ ꯄꯂꯦꯝꯅ ꯃꯥꯁꯨ ꯉꯟꯇꯥꯅ ꯀꯥꯏꯅꯔꯦꯗꯣ ꯏꯃꯣ ꯏꯆꯥꯗꯤ ꯏꯄꯥꯒꯤ ꯁꯖꯤꯛ ꯊꯕꯥꯅꯤ ꯏꯆꯥꯕꯨ ꯀꯔꯝꯅ ꯏꯄꯥꯅ ꯂꯥꯞꯊꯣꯛꯂꯒ ꯊꯝꯒꯅꯤ ꯁꯤꯈ꯭ꯔꯕꯁꯨ ꯏꯆꯥꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜꯕꯨ ꯏꯄꯥꯅ ꯈꯣꯏꯗꯥꯖꯩ ꯅꯨꯡꯁꯤꯖꯩ ꯏꯆꯥꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜꯁꯦ ꯏꯄꯥꯅ ꯄꯥꯝꯃꯨꯃꯟꯈ꯭ꯔꯗꯨꯅ ꯀꯣꯟꯊꯣꯡ ꯃꯄꯥꯁꯤꯗ ꯏꯆꯥꯒꯤ ꯃꯪ ꯑꯣꯏꯍꯜꯂꯤꯕꯅꯤ ꯏꯄꯥꯅꯤ ꯏꯆꯥꯒꯤ ꯎꯠ ꯃꯩꯇꯥꯟ इकुत पेन पेक पे आनवा असी हारगा माइबदुना हिंगनेंगना कपले नचाइबु करी ओइरसिके इपाना वाबा मतौसे नचादी थांगाई सिंगनि येंगबा ngamdre पंथौ निंगमद्रबा आइगी थावाइना ताइबंग मिरमलेन अमदि लाइरमलेन अनिगी ताइनफमना अहांगबा मिरा लंबा ओइ निंगमदबा वैचाक पुदुना अहांगबदा कोई पाई पाइदुना साकप तोइन पाइबि चेकलागु पाइदुना लेरे पंथौ मचागी थमोय सोपा वादु ताबदा माइबदुना इपागी बेमा तंफा इचागी वा ताबदा नंगी पापगी थमोयदी मचे लिसिंग ताना काइदि नहानगैदी इपा हिचा पुना युमसिगी मखादा लैदु अदुबु ngasi haiba numisidagi इपा हिचागी मरी तनरेदो असुमने एक हाइबदा निंगमदबा मचानुपी थवाइदुसु लफु मखोंदुगे कोइबदा अहिंगदुदा कोइपाइ पाइदुना ले हईसिंगलबा खुद चंगलबा माइबसिना मागी मही मखल क्या हाइजरसु मचानुपीबुदी महीसिंगदुना हिंगलनबा ngamdre हौजिक्ति मपा मचादो अहिंगदुमा कप्पा याबा कपमिनरबा मतु मचागी थवाइ मिरेलो पुखरी मपालदुदा लेंदना लेनबा मफम कैदसु चत्तनबा हाइदुना ngसागी मिथिन चैमदि चफुदो लफु मखोंग अमदा फुमजिल्ले मपादुना मचाबु थादोकनिंगदे अमरोमदना निंगमदना सिरबा लाइरमलेंदा तिनबा ngamद्रबा मचागी थवाइदुसु अपोपो मपाबु थादोक्तुना मफम कैदसु चतनिंगलमदे असुमना हुजिक्ति मपा मचानिदो यानबा पुरकले नुपी मचासिना सिबा लेबा पोपो नुमितकी अथिंग बहिंग खुदिंगदा हगुतलगा मपा मचा वारी सानबा मदि मचागिनी हाइदुना करिगुम खरा तंबिरकबा हाइदना हाइनरे असुमना अहिंगदुसु हौख्रे नोंगाल खुल्लेकाइदु लैबा मिसिंग अदुदि अंगकपा फंगना अंगकपा मदि फाउनी मचानुपी सिरबसु चिंगमुक लाउदे मथंता युमदुदा ले मसादा अकीबा थोइना फाउदे मसीमदि खुल्लेकाइदु लैबा मी अयामना मथबागी ngakpana masada khamthenge amoromda lekai leba mi ayambadi maiba sai maiba tami haibadi kanana su khanglamde adubu kanamtana magi aronbase khangdabanina mahaku thongna lei haiduna miyamsina itattatan haine machanupigi thawai mirelsi khunchida leba sigadaba mi atopagi hakchangdaga hapsin siraiduna karigumada wakalda oisho oithokloidaba taibang pal sebanaba thabak kayama इतत्ततना तौनब होने मतमगी खोंजलना लेप्तना चटपना मचानुपीगी मंगानी लेहुलदो लोइख्रे तौगदब अरोइब मथौ मंगम लाना थौरमदुता ngaire angakpani sora तौगदब नुमित मंगानी दो नुमित एक ताबगा असुकी मतिक खुल्ले काइदुदा तंफागी थवाइना असुकी मतिक तमनरमे मचानुपीगी थवाइ मिडेलसिना
ꯃꯄꯥꯅ ꯑꯍꯤꯡ ꯍꯦꯛ ꯇꯨꯝꯊꯈꯤꯕ ꯂꯐꯨ ꯃꯈꯣꯡꯗꯨꯗꯒꯤ ꯊꯣꯔꯛꯂꯒ ꯂꯩꯀꯥꯏꯗꯨꯗ ꯇꯝꯅ ꯂꯥꯏ ꯁꯥꯗꯨꯅ ꯏꯇꯠ ꯇꯠꯇꯅ ꯇꯝꯅꯕ ꯍꯧꯔꯝꯃꯤ꯫ ꯃꯉꯥꯅꯤ ꯂꯩꯍꯨꯜꯒꯤ ꯃꯊꯪꯒꯤ ꯑꯍꯤꯡꯅꯤ꯫ ꯑꯉꯥꯡꯁꯤꯅ ꯍꯤꯡꯂꯤꯉꯩꯗ ꯂꯨꯅ ꯇꯤꯟꯅꯔꯝꯃꯤ, ꯆꯥꯔꯦ, ꯃꯥꯒꯗ ꯆꯥꯃꯤꯟꯅꯕ, ꯁꯥꯟꯅꯔꯦ, ꯃꯥꯒꯗ ꯁꯥꯟꯅꯃꯤꯟꯅꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯃꯤꯡꯅ ꯊꯣꯏꯕꯤ ꯀꯧꯏ꯫ ꯊꯣꯏꯕꯤ ꯍꯣꯏꯒꯤ ꯌꯨꯝꯗꯨꯗ ꯑꯍꯤꯡ ꯑꯗꯨꯃꯛꯇꯗ ꯇꯝꯐꯥꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜꯗꯨꯅ ꯁꯥꯟꯅꯕ ꯍꯧꯕ ꯂꯥꯛꯂꯝꯃꯤ꯫ ꯊꯣꯏꯕꯤꯗꯤ ꯃꯃꯥꯒ ꯄꯨꯟꯅ ꯇꯨꯝꯃꯤꯟꯅꯩ꯫ ꯃꯤꯆꯤꯛ ꯃꯤꯔꯥꯈꯣꯜ ꯇꯥꯗ꯭ꯔꯕ ꯑꯍꯤꯡ ꯑꯗꯨꯗ ꯊꯋꯥꯏꯗꯨꯅ ꯌꯦꯅꯈꯥꯗꯨꯗ ꯂꯦꯞꯂꯒ ꯑꯁꯨꯝꯅ ꯇꯞꯅ ꯃꯦꯡꯂꯕ ꯃꯈꯣꯜꯅ, "ꯏꯇꯥ, ꯏꯇꯥ, ꯏꯇꯥ ꯊꯣꯏꯕꯤ, ꯇꯥꯕ꯭ꯔꯣ ꯏꯇꯥ? ꯃꯄꯥꯜꯗ ꯊꯣꯛꯂꯛꯑꯣ, ꯅꯪꯅ ꯆꯥꯅꯤꯡꯕ ꯍꯩꯇꯨꯞ ꯂꯥꯜꯂꯨꯁꯨ ꯄꯨꯔꯛꯂꯦ ꯑꯩꯅ꯫ ꯑꯗꯣ ꯃꯄꯥꯜꯗ ꯇꯨꯃꯤꯟꯅ ꯊꯣꯛꯂꯛꯑꯣ, ꯈꯨꯂꯣꯛꯄꯤ ꯁꯥꯟꯅꯁꯤ ꯂꯥꯛꯑꯣ ꯁꯨꯃꯥꯡꯗ"꯫ ꯑꯁꯤ ꯍꯥꯏꯔꯒ ꯐꯛꯂꯥꯡꯗꯨꯗ ꯊꯋꯥꯏꯗꯨꯅ ꯏꯇꯠ ꯇꯠꯇꯅ "ꯊꯣꯏꯕꯤ ꯊꯣꯏꯕꯤ" ꯍꯥꯏꯗꯨꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯀꯧꯔꯦ꯫ ꯊꯋꯥꯏꯗꯨꯅ ꯀꯞꯂꯤ ꯀꯞꯂꯤ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯏꯇꯥ, ꯏꯇꯥ ꯊꯣꯏꯕꯤ, ꯂꯥꯛꯑꯣ ꯊꯣꯛꯂꯛꯑꯣ ꯃꯄꯥꯜꯗ, ꯆꯥꯎꯕ ꯇꯣꯝꯊꯤꯟ ꯂꯣꯏꯅ ꯂꯩꯌꯦ ꯃꯄꯥꯜꯗ, ꯅꯪꯇ ꯉꯥꯏꯔꯦ ꯋꯥꯠꯂꯤꯕ"꯫ ꯑꯁꯨꯝꯅ ꯊꯋꯥꯏꯁꯤꯅ ꯌꯦꯅꯈꯥꯗꯨꯗ ꯂꯦꯞꯄꯒ ꯍꯥꯏꯕꯗꯣ ꯊꯣꯏꯕꯤꯗꯨ ꯇꯨꯝꯂꯝꯕꯗꯒꯤ ꯃꯤꯀꯞ ꯊꯣꯛꯂꯦ꯫ ꯌꯥꯎꯟꯕ ꯃꯇꯥꯡꯒ ꯑꯣꯏꯔꯦ꯫ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯔꯦ꯫ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯔꯨꯕꯗ ꯑꯍꯤꯡ ꯑꯗꯨꯗ ꯊꯣꯏꯕꯤꯗꯣ ꯇꯨꯝꯂꯝꯕꯗꯒꯤ ꯃꯁꯥꯗꯣ ꯏꯅꯝ ꯅꯝꯂꯗꯅ ꯑꯐꯤꯡ ꯑꯄꯥꯏ ꯑꯣꯏꯅ ꯉꯟꯇꯥꯅ ꯇꯨꯝꯂꯨꯕꯅ ꯅꯣꯡꯉꯥꯜꯂꯕꯣꯏ ꯅꯤꯡꯉꯤ꯫ ꯑꯉꯥꯡꯒ ꯑꯣꯏꯕꯒ ꯃꯥꯒ ꯂꯨꯅ ꯇꯤꯟꯅꯕ ꯃꯃꯥꯟꯅꯕ ꯃꯃꯥꯟꯅꯕꯤꯒꯤ ꯃꯈꯣꯜꯅꯤ ꯍꯥꯏꯕꯗꯤ ꯃꯍꯥꯛ ꯑꯉꯥꯡ ꯑꯣꯏꯖꯔꯁꯨ ꯂꯥꯛꯁꯤꯟꯕ ꯉꯝꯃꯤ꯫ ꯃꯍꯥꯛ ꯊꯣꯡꯅꯥꯎꯒꯤ ꯄꯨꯅꯥꯗꯣ ꯀꯥꯆꯤꯟꯗ ꯐꯛꯂꯥꯡꯒ ꯇꯥꯏꯅꯅꯒ ꯇꯨꯝꯂꯦ꯫ ꯐꯠ ꯂꯥꯎꯅ ꯃꯍꯥꯛ ꯀꯥꯡꯈꯜꯗꯨ ꯍꯥꯏꯒꯠꯂꯒ ꯍꯥꯡꯗꯣꯛꯏ꯫ ꯊꯣꯡꯅꯥꯎꯗꯨ ꯍꯦꯛ ꯍꯥꯡꯗꯣꯛꯂꯨꯕꯗ ꯅꯨꯃꯤꯠꯀꯤ ꯃꯉꯥꯜ ꯑꯣꯏꯅ ꯐꯥꯎꯖꯤꯜꯂꯛꯏ꯫ ꯊꯣꯡꯅꯥꯎ ꯃꯄꯥꯗꯨ ꯆꯞ ꯆꯥꯅ ꯇꯝꯐꯥꯒꯤ ꯊꯋꯥꯏꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯉꯝꯗꯤ ꯉꯝꯃꯤ ꯇꯝꯐꯥꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜꯗꯨ ꯊꯣꯏꯕꯤꯒꯤ ꯃꯤꯠꯇꯗꯤ ꯂꯥꯏꯖ ꯑꯣꯏꯅ ꯎꯍꯜꯂꯦ꯫ ꯂꯥꯏꯖꯅ ꯃꯈꯥ ꯂꯩꯀꯥꯏꯒꯤꯅꯤ꯫ ꯂꯥꯏꯖꯁꯨ ꯃꯔꯛ ꯃꯔꯛꯇ ꯃꯈꯣꯏꯒ ꯄꯨꯟꯅ ꯁꯥꯟꯅꯃꯤꯟꯅꯩ꯫ ꯂꯥꯏꯖꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯄꯨꯡꯉꯛꯉꯛꯏ꯫ ꯑꯉꯛꯄꯅꯤ, ꯊꯋꯥꯏꯗꯨꯒꯤ ꯇꯧꯕ ꯉꯝꯕꯃꯁꯨ ꯑꯊꯦꯡꯕ ꯍꯤꯡ ꯑꯗꯨꯗ ꯊꯣꯏꯕꯤꯒꯤ ꯃꯤꯠꯇꯗꯤ ꯑꯌꯨꯛ ꯑꯉꯟꯕ ꯑꯣꯏꯅ ꯎꯍꯜꯂꯝꯃꯤ꯫ ꯐꯠꯇ꯭ꯔꯕ ꯊꯋꯥꯏꯗꯨꯅ ꯊꯣꯡꯅꯥꯎꯗꯨꯗ ꯂꯦꯞꯄꯒ ꯏꯪꯒꯤꯠ ꯇꯧꯔꯛꯏ, "ꯋꯥ ꯉꯥꯡꯒꯅꯨ, ꯃꯄꯥꯜꯗ ꯊꯣꯛꯂꯛꯎ"꯫ ꯑꯉꯥꯡ ꯑꯣꯏꯔꯤꯕꯤ, ꯋꯥꯈꯜ ꯇꯥꯗ꯭ꯔꯤꯕꯤ ꯑꯗꯨꯗꯤ ꯃꯃꯥꯟꯅꯕꯤꯅ ꯊꯣꯛꯂꯛꯑꯣ ꯍꯥꯏꯕꯗꯨꯗ ꯊꯣꯡꯅꯥꯎꯗꯨ ꯍꯥꯡꯗꯣꯛꯂꯝꯂꯒ ꯑꯗꯨꯃꯛ ꯀꯥꯡꯈꯜꯗꯨ ꯍꯥꯏꯗꯣꯛꯂꯒ ꯊꯣꯡꯗꯨ ꯍꯥꯡꯗꯣꯛꯂꯒ ꯏꯃꯨꯡꯗꯨꯗꯒꯤ ꯊꯣꯔꯛꯂꯦ꯫ ꯃꯍꯥꯛꯅ ꯊꯣꯡ ꯍꯥꯡꯗꯣꯛꯄꯗꯣ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥꯗꯨꯒꯤ ꯃꯗꯧ ꯇꯣꯡꯕꯅ ꯇꯥꯍꯧꯔꯦ꯫ ꯍꯥꯏꯐꯦꯠ ꯐꯛꯂꯥꯡ ꯃꯔꯨꯝꯗ ꯎꯍꯧꯏ ꯃꯥꯒꯤ ꯃꯁꯨ ꯅꯨꯄꯤꯅ ꯊꯣꯡ ꯍꯥꯡꯗꯣꯛꯂꯒ ꯃꯄꯥꯟꯗ ꯆꯦꯟꯊꯣꯛꯈꯤꯕꯗꯣ꯫ ꯃꯅꯥ ꯁꯤꯡꯕ ꯇꯣꯡꯕꯅꯤ꯫ ꯀꯥꯡꯈꯜ ꯍꯥꯏꯗꯣꯛꯂꯒ ꯌꯦꯡꯂꯨꯕꯗ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯊꯣꯡ ꯍꯥꯡꯗꯣꯛꯂꯒ ꯊꯣꯛꯈꯤꯕꯗꯣ ꯑꯍꯤꯡꯁꯤꯗꯕꯣ꯫ ꯇꯨꯝꯂꯨꯕꯒ ꯀꯩꯒ ꯃꯍꯥꯛꯁꯨ ꯑꯐꯤꯡ ꯑꯄꯥꯏꯅ ꯋꯥꯈꯜꯗ ꯈꯜꯂꯤ, ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯦ꯫ ꯀꯔꯤꯅꯣꯅꯦ ꯑꯩꯅ ꯍꯧꯖꯤꯛꯇ ꯎꯈꯤꯕꯗꯨꯕꯣ? ꯑꯩꯒꯤ ꯋꯥꯈꯜꯅꯔ ꯅꯠꯇ꯭ꯔꯒ ꯑꯩꯒꯤ ꯏꯁꯣꯔ ꯅꯨꯄꯤꯔ? ꯃꯪꯂ ꯇꯥꯏꯕꯪꯂꯅꯦ? ꯑꯩꯗꯤ ꯃꯐꯝ ꯃꯔꯥꯡ ꯑꯃ ꯈꯪꯗ꯭ꯔꯦ꯫ ꯑꯁꯤ ꯈꯜꯂꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛ ꯇꯨꯝꯊꯕ ꯌꯥꯗ꯭ꯔꯕꯗ ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯑꯃꯠꯇꯗꯤ ꯈꯪꯗꯣꯛꯂꯨꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯐꯃꯨꯡꯗꯨꯗꯒꯤ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯛꯂꯒ ꯌꯥꯝ ꯐꯤꯡꯅ ꯂꯨꯈꯨꯝꯗꯒꯤ ꯆꯩꯁꯨꯗꯨ ꯄꯥꯏꯔꯒ ꯐꯃꯥꯡꯗ ꯂꯩꯔꯤꯕ ꯂꯥꯇꯦꯟꯗꯨ ꯄꯥꯏꯔꯒ ꯊꯣꯛꯂꯛꯂꯦ꯫ ꯃꯃꯥꯡ ꯊꯣꯡꯗꯨ ꯏꯍꯥꯡ ꯍꯥꯡꯂꯝꯃꯤ꯫ ꯃꯤꯍꯨꯜ ꯃꯐꯝ ꯇꯥꯔꯝꯕꯗꯨ ꯇꯥꯈꯤꯗ꯭ꯔꯦ꯫ ꯁꯣꯏꯗ꯭ꯔꯦ, ꯃꯁꯨ ꯅꯨꯄꯤꯅꯤ ꯍꯥꯏꯕꯒꯤ ꯃꯊꯕꯣꯏꯗ ꯆꯤꯡꯅꯕ ꯍꯧꯔꯛꯂꯦ꯫ ꯃꯍꯥꯛꯁꯨ ꯊꯣꯡ ꯍꯥꯡꯗꯣꯛꯇꯨꯅ ꯃꯄꯥꯜ ꯊꯣꯛꯂꯛꯄ ꯃꯇꯝꯗꯗꯤ ꯃꯥꯒꯤ ꯃꯁꯨ ꯅꯨꯄꯤꯗꯣ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯈꯤꯕꯗꯨ ꯎꯔꯦ꯫ ꯃꯗꯨ ꯎꯕꯗ ꯃꯍꯥꯛꯅ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯗꯣ ꯇꯥꯅꯕ ꯂꯥꯎꯔꯛꯏ, "ꯍꯥꯏ, ꯅꯈꯣꯏꯕꯨ ꯇꯥꯕ꯭ꯔꯅꯦ? ꯑꯃꯨꯛꯇ ꯍꯧꯒꯠꯂꯛꯎꯅꯦ"꯫ ꯃꯥꯅ ꯂꯥꯎꯕꯗꯨ ꯇꯥꯔꯗꯨꯅ ꯊꯣꯏꯕꯤꯒꯤ ꯃꯄꯥ ꯑꯃꯗꯤ ꯃꯃꯥ ꯃꯤꯀꯞ ꯊꯣꯛꯂꯛꯏ꯫ ꯊꯣꯏꯕꯤꯒꯤ ꯃꯃꯥ ꯊꯥꯖꯁꯨ ꯃꯆꯥꯅꯨꯄꯤ ꯂꯩꯔꯝꯗ꯭ꯔꯕꯗꯨꯗꯗꯤ ꯃꯤꯍꯨꯜꯗꯨ ꯁꯥꯠꯈ꯭ꯔꯕꯅꯤ꯫ ꯃꯀꯨꯕꯣꯛꯅ ꯇꯝꯂꯤꯕ ꯄꯥꯎꯗꯨꯒ ꯃꯈꯣꯏ ꯑꯍꯨꯝꯗꯣ ꯈꯨꯠꯇ ꯃꯩꯔꯥ ꯄꯥꯏ꯫ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯕꯁꯟꯇꯁꯨ ꯈꯨꯠꯇ ꯃꯩ ꯄꯥꯏ꯫ ꯃꯆꯥꯅꯨꯄꯤ ꯈꯨꯗꯨꯡ ꯂꯤꯔꯛꯂꯦ꯫ ꯁꯣꯝꯗꯅ ꯊꯣꯏꯕꯤꯗꯤ ꯇꯔꯪ ꯃꯥꯂꯪ ꯑꯃꯗ ꯇꯥꯎꯔꯤ꯫ ꯃꯥꯒꯤ ꯃꯤꯠꯇ ꯑꯍꯤꯡ ꯑꯗꯨ ꯑꯌꯨꯛ ꯑꯉꯟꯕꯅꯤ꯫ ꯉꯟꯇꯥꯅ ꯃꯥꯒꯤ ꯃꯃꯥꯟꯅꯕꯤ ꯂꯥꯏꯖꯅ ꯃꯈꯣꯏꯗ ꯆꯔꯥ ꯋꯥꯜꯂꯨꯁꯤ, ꯉꯥ ꯊꯣꯡꯕ ꯂꯩꯍꯧꯏ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡꯒꯤ, ꯑꯗꯨꯒ ꯍꯩꯇꯨꯞ ꯂꯥꯜꯂꯨꯁꯨ ꯆꯥꯁꯤ꯫ ꯑꯁꯨꯝꯅ ꯊꯋꯥꯏꯁꯤꯅ ꯂꯥꯏꯖ ꯁꯥꯗꯨꯅ ꯊꯣꯏꯕꯤꯕꯨ ꯑꯍꯤꯡ ꯑꯗꯨꯗ ꯃꯣꯏꯊꯦꯝ ꯇꯧꯗꯨꯅ ꯄꯨꯔꯤ꯫ ꯃꯈꯣꯏꯒꯤ ꯑꯋꯥꯡ ꯀꯥꯆꯤꯟꯗ ꯂꯩꯕ ꯄꯨꯈ꯭ꯔꯤꯗꯨ ꯇꯝꯅ ꯄꯨꯔꯒ ꯃꯥꯕꯨ ꯏꯁꯤꯡ ꯃꯅꯨꯡ ꯑꯗꯨꯗ ꯅꯝꯁꯤꯟꯗꯨꯅ ꯍꯥꯠꯈꯤ꯫ ꯑꯗꯨ ꯑꯣꯏꯔꯕꯗꯤ
ꯃꯇꯝ ꯆꯨꯞꯄꯗ ꯃꯥꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜꯗꯨ ꯊꯣꯏꯕꯤꯒꯤ ꯊꯋꯥꯏꯁꯨ ꯃꯥꯗꯧꯅ ꯆꯞ ꯃꯥꯟꯅꯅ ꯄꯨꯈ꯭ꯔꯤ ꯃꯄꯥꯜꯗꯨꯗ ꯏꯇꯤꯟꯗꯨꯅ ꯂꯩꯔꯒꯅꯤ ꯅꯍꯥꯟꯒꯩ ꯅꯥꯏꯇꯣꯝ ꯇꯥꯕꯒꯤ ꯁꯥꯟꯅꯃꯤꯟꯅꯅꯕ ꯂꯩꯇꯕꯗꯒꯤ ꯑꯋꯥꯕ ꯄꯣꯠꯂꯨꯝ ꯀꯌꯥ ꯈꯥꯡꯗꯨꯅ ꯂꯩꯔꯝꯕꯗꯣ ꯍꯧꯖꯤꯛꯇꯤ ꯀꯣꯛꯂꯅꯤ ꯑꯗꯨꯅ ꯂꯣꯏꯅꯕ ꯌꯥꯕ ꯃꯔꯨꯞ ꯊꯤꯔꯛꯄꯗ ꯃꯥꯒꯤ ꯃꯇꯥ ꯊꯣꯏꯕꯤ ꯅꯠꯇꯅ ꯂꯩꯇꯦ ꯑꯅꯤꯗꯨ ꯆꯠꯅ ꯆꯠꯅ ꯋꯥꯔꯤ ꯁꯥꯟꯅꯩ ꯏꯇꯥ ꯊꯣꯏꯕꯤ ꯉꯁꯤꯗꯒꯤ ꯏꯕꯥꯅꯤ ꯅꯨꯡꯉꯥꯏꯅ ꯁꯥꯟꯅꯃꯤꯟꯅꯔꯒꯗꯕꯅꯤ ꯏꯇꯥ ꯑꯁꯦꯡꯕ꯭ꯔꯥ ꯏꯇꯥ ꯑꯁꯦꯡꯕꯒꯤꯅꯤ ꯏꯇꯥ ꯑꯕꯣꯛ ꯊꯔꯣꯒꯤ ꯄꯣꯠꯐꯝꯗꯒꯤ ꯍꯩꯇꯨꯞ ꯂꯥꯂꯨ ꯍꯥꯟꯅ ꯂꯩꯔꯨꯈꯤꯁꯦ ꯑꯗꯨ ꯍꯜꯂꯛꯂꯒ ꯈꯨꯂꯣꯛꯄꯤ ꯁꯥꯟꯅꯁꯦ ꯍꯣꯏ ꯌꯥꯏꯌꯦ ꯏꯇꯥ ꯑꯗꯣ ꯏꯇꯥ ꯅꯣꯏꯗ ꯆꯔꯥ ꯋꯥꯟꯁꯦ ꯍꯥꯏꯗꯥꯏ ꯍꯩꯃꯥ ꯑꯩꯗꯤ ꯏꯀꯥꯎ ꯀꯥꯎꯏꯅꯦ ꯍꯣꯏꯅꯦ ꯋꯥꯜꯂꯨꯔꯁꯤ ꯏꯇꯥ ꯑꯁꯤ ꯍꯥꯏꯔꯒ ꯊꯋꯥꯏ ꯃꯤꯔꯦꯜꯁꯤꯅ ꯂꯝꯕꯤꯗꯨꯗ ꯑꯗꯨꯃꯛ ꯆꯨꯝꯗ꯭ꯔꯤꯡ ꯄꯨꯈ꯭ꯔꯤ ꯂꯩꯕ ꯃꯥꯏꯀꯩꯗꯨ ꯇꯝꯅ ꯄꯨꯗꯨꯅ ꯆꯠꯂꯦ ꯑꯁꯨꯝꯅ ꯆꯠꯂꯤꯉꯩ ꯈꯪꯍꯧꯗꯅ ꯕꯁꯟꯇꯅ ꯈꯨꯠꯇ ꯃꯩꯔꯥ ꯑꯆꯧꯕ ꯑꯃ ꯄꯥꯏ ꯃꯈꯣꯏꯅ ꯂꯥꯛꯂꯤꯕ ꯂꯝꯕꯤꯗꯨꯒꯤ ꯃꯥꯡꯗ ꯊꯠꯂꯔꯦ ꯑꯁꯨꯝꯅ ꯃꯩꯕꯨꯜ ꯑꯆꯧꯕꯗꯣ ꯃꯈꯨꯠꯇ ꯄꯥꯏ ꯊꯋꯥꯏꯗꯨꯒꯤ ꯂꯝꯕꯤꯗꯣ ꯊꯠꯈ꯭ꯔꯕꯗꯨꯗꯗꯤ ꯃꯩꯉꯥꯜꯗꯨ ꯎꯕꯗ ꯐꯜꯂꯝꯕ ꯃꯁꯣꯡ ꯑꯗꯣ ꯇꯞꯊꯔꯦ ꯑꯗꯨꯒ ꯃꯩꯕꯨꯜꯗꯨ ꯎꯕꯗꯒꯤ ꯃꯥ ꯈꯪꯍꯧꯗꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯥꯡꯈ꯭ꯔꯦ ꯊꯋꯥꯏꯗꯨꯅ ꯇꯧꯔꯝꯕ ꯃꯣꯏꯊꯦꯝ ꯄꯨꯝꯅꯃꯛ ꯍꯧꯖꯤꯛꯇꯤ ꯑꯔꯦꯝꯕ ꯂꯣꯏꯅ ꯇꯥꯔꯦ ꯃꯆꯥꯅꯨꯄꯤ ꯊꯣꯏꯕꯤꯕꯨ ꯃꯄꯥ ꯕꯁꯟꯇꯅ ꯑꯃꯗꯤ ꯃꯄꯨꯅ ꯃꯇꯝ ꯆꯥꯅ ꯀꯜꯍꯧꯔꯦ ꯀꯔꯤꯒꯨꯝꯕ ꯃꯄꯨꯅ ꯊꯦꯡꯅꯔꯝꯗ꯭ꯔꯕꯗꯤ ꯃꯁꯨ ꯅꯨꯄꯤꯒꯤ ꯊꯋꯥꯏ ꯈꯥꯡꯉꯨꯊꯛꯇ ꯃꯥꯡꯂꯝꯕꯁꯨ ꯌꯥꯏ ꯊꯧꯗꯣꯛꯁꯤꯒꯤ ꯃꯇꯨꯡ ꯕꯁꯟꯇ ꯍꯣꯏꯗꯤ ꯈꯨꯜ ꯂꯩꯀꯥꯏꯁꯤꯗ ꯂꯩꯕ ꯇꯟꯗꯅ ꯌꯨꯝ ꯏꯪꯈꯣꯜ ꯐꯥꯎꯕ ꯌꯣꯟꯊꯣꯛꯇꯨꯅ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯆꯠꯈ꯭ꯔꯦ ꯎꯆꯤꯟ ꯅꯥꯆꯤꯟ ꯇꯝꯐꯥꯒꯤ ꯁꯣꯔꯥꯠ ꯂꯣꯏꯈ꯭ꯔꯦ ꯑꯗꯨꯕꯨ ꯁꯣꯔꯥꯠ ꯂꯣꯏꯈ꯭ꯔꯁꯨ ꯑꯀꯤ ꯑꯈꯪꯗꯤ ꯐꯔꯝꯗꯦ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯍꯥꯃꯨ ꯍꯥꯃꯨ ꯂꯩꯀꯥꯏꯗꯨꯗ ꯃꯥꯒꯤ ꯑꯀꯤꯕꯅ ꯃꯅꯤꯜ ꯅꯥꯏ ꯂꯦꯞꯄ ꯂꯩꯇꯅ ꯃꯄꯥꯜ ꯁꯥꯗꯨꯅ ꯂꯩ ꯁꯣꯔꯥꯠ ꯂꯣꯏꯈꯤꯕ ꯊꯥ ꯐꯥꯔꯁꯨ ꯈꯨꯜ ꯂꯩꯀꯥꯏꯗꯨꯗ ꯅꯨꯃꯤꯠ ꯍꯦꯛ ꯇꯥꯕꯒ ꯀꯅꯥꯁꯨ ꯃꯄꯥꯜ ꯊꯣꯛꯅꯗꯦ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯈꯣꯏꯒꯤ ꯀꯣꯟꯊꯣꯡꯗꯣ ꯑꯌꯨꯛ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝ ꯐꯥꯎꯕꯗ ꯀꯅꯥꯅꯁꯨ ꯃꯄꯥꯜ ꯂꯥꯜꯂꯒ ꯆꯠꯄ ꯉꯝꯗꯦ ꯃꯤꯅꯗꯤ ꯍꯥꯏꯅꯩ ꯑꯃꯗꯤ ꯎꯕ ꯌꯥꯎꯔꯦ ꯄꯨꯈ꯭ꯔꯤ ꯃꯄꯥꯜꯗ ꯇꯝꯐꯥꯒꯤ ꯊꯋꯥꯏꯅ ꯑꯌꯨꯛ ꯅꯨꯡꯊꯤꯜ ꯅꯣꯡꯊꯤ ꯅꯣꯡꯃꯝꯕ ꯃꯇꯝꯗ ꯂꯐꯨ ꯃꯈꯣꯡꯗ ꯊꯣꯛꯄ ꯄꯨꯈ꯭ꯔꯤꯒꯤ ꯊꯣꯡꯒꯥꯗ ꯐꯝꯂꯒ ꯂꯩꯕ ꯃꯇꯝ ꯂꯣꯏꯗꯅ ꯅꯤꯡꯉꯝꯗꯅ ꯁꯤꯕꯗꯨꯅ ꯊꯋꯥꯏꯁꯤꯅ ꯃꯄꯥꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄ ꯉꯝꯗ꯭ꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯊꯥꯖꯅꯔꯝꯃꯤ ꯃꯄꯥꯁꯤꯅ ꯃꯥꯏꯕ ꯁꯥꯕꯅ ꯊꯋꯥꯏꯁꯤ ꯐꯥꯖꯤꯟꯗꯨꯅ ꯊꯝꯃꯦ ꯍꯥꯏꯕꯗꯤ ꯀꯅꯥꯅꯁꯨ ꯍꯥꯏꯕ ꯉꯝꯗꯦ ꯍꯧꯖꯤꯛꯇꯤ ꯊꯋꯥꯏꯁꯤꯅ ꯀꯥ ꯍꯦꯟꯅ ꯃꯅꯤꯡ ꯃꯈꯥ ꯇꯝꯕ ꯍꯧꯔꯛꯂꯦ ꯃꯁꯥꯒꯤ ꯆꯍꯤ ꯂꯦꯡꯒꯥ ꯊꯤꯗꯨꯅ ꯑꯍꯤꯡꯗ ꯀꯧꯊꯣꯛꯂꯒ ꯏꯁꯤꯡꯗ ꯅꯝꯂꯒ ꯍꯥꯠꯅꯕ ꯊꯧꯔꯥꯡ ꯇꯧꯔꯛꯏ ꯑꯗꯨꯅ ꯈꯨꯟ ꯑꯁꯤꯗ ꯃꯤ ꯑꯌꯥꯝꯕ ꯃꯆꯥꯒꯤ ꯃꯁꯨꯒꯤ ꯈꯜꯂꯒ ꯂꯩꯕ ꯀꯤꯗꯨꯅ ꯌꯨꯝ ꯍꯣꯡꯕ ꯐꯥꯎꯕ ꯌꯥꯎꯅꯔꯦ ꯍꯧꯖꯤꯛꯇꯤ ꯑꯗꯨꯕꯨ ꯑꯍꯤꯡ ꯑꯍꯤꯡ ꯃꯆꯥꯅꯨꯄꯤꯒꯤ ꯊꯋꯥꯏꯁꯤꯅ ꯂꯧꯔꯤꯕ ꯁꯛꯂꯣꯟꯁꯤꯗꯤ ꯃꯄꯥ ꯃꯥꯏꯕ ꯁꯥꯕ ꯃꯥꯛꯇꯤ ꯈꯪꯂꯝꯗꯦ ꯑꯃꯔꯣꯝꯗꯅ ꯈꯨꯟꯖꯥꯁꯤꯡꯒꯤ ꯑꯁꯣꯏꯕ ꯑꯃꯅ ꯃꯆꯥꯅꯨꯄꯤꯁꯤꯒꯤ ꯊꯋꯥꯏꯁꯤꯅ ꯑꯁꯤ ꯌꯧꯅ ꯈꯨꯟꯖꯥ ꯑꯇꯩꯗ ꯑꯋꯥ ꯆꯩꯊꯦꯡ ꯄꯤꯔꯦ ꯍꯥꯏꯗꯨꯅ ꯃꯌꯥꯝ ꯄꯨꯟꯅ ꯍꯥꯏꯕ ꯌꯥꯕꯗꯨꯁꯨ ꯍꯥꯏꯗꯣꯛꯂꯝꯗꯦ ꯑꯗꯨꯅ ꯇꯨꯃꯤꯟ ꯂꯩꯁꯤꯟꯈꯤꯕꯅ ꯃꯈꯣꯏꯒꯤꯗꯤ ꯌꯥꯝ ꯆꯥꯎꯅ ꯃꯥꯡꯖꯅꯤꯡꯉꯥꯏꯒꯤ ꯃꯁꯛ ꯍꯥꯏꯕꯗꯣ ꯑꯣꯏꯔꯛꯂꯦ ꯀꯤꯕꯒꯤꯔ ꯇꯟꯕꯒꯤꯔ ꯃꯥꯟꯅꯅꯤꯡꯗꯕꯒꯤꯔ ꯃꯊꯣꯡ ꯑꯃꯇ ꯈꯪꯗꯦ ꯍꯧꯖꯤꯛ ꯇꯧꯔꯤꯕ ꯊꯧꯑꯣꯡꯁꯤꯡꯁꯦ ꯃꯈꯣꯏ ꯑꯣꯏꯅ ꯂꯣꯏꯅ ꯈꯨꯜ ꯂꯩꯀꯥꯏꯁꯤꯗ ꯂꯩꯕ ꯇꯟꯗꯨꯅ ꯁꯃꯥꯏ ꯂꯩꯗꯨꯅ ꯆꯠꯅꯈꯤ ꯑꯁꯨꯝꯅ ꯈꯨꯟꯖꯥ ꯑꯌꯥꯝꯕ ꯌꯨꯝ ꯏꯪꯈꯣꯜ ꯍꯣꯡꯅꯈ꯭ꯔꯕꯗ ꯃꯆꯥꯅꯨꯄꯤꯒꯤ ꯊꯋꯥꯏꯁꯤꯗꯤ ꯁꯥꯎꯅꯤꯡꯂꯝꯃꯤ ꯊꯋꯥꯏ ꯑꯣꯏꯖꯔꯁꯨ ꯃꯍꯥꯛ ꯅꯥꯏꯇꯣꯝ ꯇꯥꯕ ꯄꯥꯝꯂꯝꯗꯦ ꯃꯥꯒ ꯁꯥꯟꯅꯃꯤꯟꯅꯅꯕ ꯑꯃꯠꯇ ꯂꯩꯔꯗꯤ ꯍꯥꯏꯗꯅ ꯋꯥꯈꯜꯗ ꯈꯟꯕ ꯂꯦꯞꯄꯝꯗꯦ ꯑꯗꯨꯕꯨ ꯃꯥꯒꯤ ꯅꯤꯡꯕꯗꯤ ꯁꯨꯛꯊꯨꯡ ꯍꯦꯛ ꯊꯨꯡꯂꯝꯗꯦ ꯑꯗꯨꯅ ꯃꯍꯥꯛ ꯇꯁꯦꯡꯅ ꯁꯥꯎꯅꯤꯡꯕ ꯑꯃꯁꯨ ꯐꯥꯎꯏ ꯑꯊꯦꯡꯕ ꯑꯍꯤꯡ ꯈꯨꯗꯤꯡꯗ ꯃꯥꯅ ꯂꯥꯡꯂꯤꯕ ꯁꯛꯂꯨꯟ ꯀꯅꯥꯅꯁꯨ ꯎꯕ ꯉꯝꯂꯝꯗꯦ ꯑꯄꯣꯛꯄ ꯃꯄꯥꯅꯗꯤ ꯍꯥꯏꯅꯈꯤꯕ ꯅꯨꯃꯤꯠꯇ ꯃꯥꯒꯤ ꯆꯥꯛꯊꯥ ꯇꯝꯗꯦ ꯃꯥꯅ ꯍꯤꯡꯂꯤꯉꯩꯗ ꯄꯥꯝꯂꯝꯕ ꯑꯆꯥꯄꯣꯠ ꯀꯕꯣꯛ ꯍꯩꯕꯣꯛꯁꯤꯡꯗꯨ ꯂꯐꯨ ꯃꯈꯣꯡꯗ ꯄꯤꯛꯂꯤꯕ ꯅꯤꯡꯉꯝꯗꯕ ꯃꯆꯥꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜꯗꯨ ꯃꯄꯥꯅ ꯃꯅꯤꯡ ꯇꯝꯖꯔꯨꯅꯕ ꯊꯥꯗꯣꯛꯀꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗ ꯅꯣꯡꯃꯇꯁꯨ ꯈꯜꯂꯨꯕ ꯇꯧꯗꯦ ꯀꯔꯤꯒꯨꯝꯕ ꯊꯥꯗꯣꯛꯂꯨꯕ ꯇꯥꯔꯕꯁꯨ ꯃꯤꯔꯥ ꯂꯝꯕꯥꯒꯨꯝ ꯑꯍꯥꯡꯕꯗ ꯀꯣꯏꯄꯥꯏ ꯄꯥꯏꯗꯨꯅ ꯂꯩꯒꯗꯕꯗꯨ ꯈꯜꯂꯨꯕꯗ ꯑꯋꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏ ꯑꯗꯨꯅ ꯃꯆꯥꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜꯅ ꯂꯐꯨ ꯃꯈꯣꯡꯁꯤꯗ ꯑꯗꯨꯃꯛ ꯂꯦꯡꯗꯅ ꯂꯩꯖꯔꯁꯅꯨ ꯈꯜꯂꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯁꯨꯝ ꯍꯧꯈꯤꯕꯅ ꯆꯍꯤ ꯑꯃ ꯍꯥꯏꯔꯛꯂꯦ ꯃꯥꯒꯤ ꯀꯨꯃꯣꯟ ꯆꯍꯤ ꯐꯥꯗꯨꯅ ꯇꯝꯐꯥꯒꯤ ꯆꯍꯤꯒꯤ ꯐꯤꯔꯣꯏ ꯂꯣꯏꯈ꯭ꯔꯦ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯃꯥꯏꯕꯁꯤꯒꯤ ꯃꯃꯥꯕꯨ ꯑꯇꯣꯞꯄ ꯑꯃ ꯌꯨꯝꯁꯤꯗ ꯂꯥꯛꯏ ꯑꯗꯨꯒ ꯑꯁꯨꯝꯅ ꯃꯥꯏꯕꯁꯤꯒ ꯑꯋꯥꯏꯈꯨꯝ ꯇꯧꯅꯔꯦ ꯏꯕꯨꯡꯉꯣ ꯄꯨꯟꯁꯤ ꯈꯣꯡꯆꯠ ꯍꯥꯏꯕꯁꯦ ꯁꯥꯡꯕꯅꯤ ꯅꯥꯏꯇꯣꯝ ꯆꯠꯄ ꯌꯥꯔꯣꯏꯀꯣ ꯅꯪ ꯏꯃꯥꯕꯣ ꯑꯩ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯍꯥꯏꯐꯝ ꯈꯪꯗ꯭ꯔꯦ ꯅꯪ ꯑꯉꯥꯡ ꯃꯆꯥ ꯅꯠꯇ꯭ꯔꯕꯅꯤ
ꯄꯪꯁꯤꯟꯅꯕꯒ ꯌꯥꯔꯣꯏ ꯏꯃꯥꯕꯣ ꯑꯩ ꯋꯥꯈꯜ ꯑꯃ ꯊꯣꯛꯇ꯭ꯔꯦ ꯏꯕꯨꯡꯉꯣ ꯅꯪ ꯌꯨꯝ ꯑꯃꯨꯛ ꯄꯥꯟꯅꯕ ꯇꯧꯁꯤ ꯅꯪ ꯅꯊꯟꯇꯅ ꯌꯨꯝ ꯂꯦꯞꯄ ꯌꯥꯔꯣꯏꯅꯦ ꯍꯌꯦꯡꯋꯥꯏ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯄꯒꯤ ꯑꯋꯥꯕꯗꯣ ꯈꯔꯁꯨ ꯈꯜꯂꯨ ꯅꯪ ꯃꯤꯅꯤ ꯂꯥꯏ ꯅꯠꯇꯦ ꯅꯪ ꯑꯣꯃꯣꯔ ꯑꯣꯏꯗꯨꯅ ꯂꯩꯌꯨ ꯌꯥꯔꯣꯏ ꯏꯃꯥꯕꯣ ꯃꯗꯨꯒꯤ ꯋꯥꯐꯝꯗꯨꯃ ꯊꯨꯞꯆꯤꯜꯂꯁꯦ ꯍꯧꯗꯣꯛꯇ꯭ꯔꯁꯨ ꯌꯥꯔꯦ ꯍꯥꯏ ꯃꯗꯨ ꯆꯠꯅꯕ ꯌꯥꯔꯣꯏꯅꯦꯀꯣ ꯄꯈ꯭ꯔꯥ ꯑꯣꯏꯔꯒ ꯅꯄꯨꯟꯁꯤꯗꯣ ꯂꯦꯝꯅ ꯃꯥꯡꯍꯟꯕ ꯌꯥꯔꯣꯏꯅꯦ ꯑꯩꯅ ꯁꯤꯜꯂꯤꯁꯦ ꯅꯪꯒꯤ ꯐꯅꯕꯅꯤ ꯃꯔꯩ ꯃꯔꯥ ꯌꯥꯝ ꯇꯧꯒꯅꯨ ꯌꯦꯡꯉꯣꯏ ꯏꯃꯥꯕꯣꯛꯅ ꯅꯪꯒꯤꯗꯃꯛ ꯃꯥꯡꯅꯕ ꯈꯛ ꯁꯤꯜꯂꯣꯏ ꯑꯩꯅ ꯐꯕ ꯂꯩꯁꯥꯕꯤ ꯑꯃ ꯅꯪꯒꯤꯗꯃꯛ ꯍꯥꯏꯅ ꯁꯤꯡꯅꯗꯨꯅ ꯂꯩꯔꯕꯅꯤ ꯃꯁꯥꯅꯁꯨ ꯌꯥꯅꯤꯡꯂꯕꯅꯤ ꯃꯁꯤꯗ ꯅꯪꯅ ꯑꯩꯉꯣꯟꯗ ꯃꯔꯩ ꯃꯔꯥ ꯇꯧꯔꯒ ꯀꯔꯤꯁꯨ ꯀꯥꯟꯅꯕ ꯐꯪꯂꯔꯣꯏꯀꯣ ꯑꯩꯅ ꯍꯥꯏꯕ ꯋꯥꯗꯅꯦ ꯅꯔꯩ ꯌꯥꯝ ꯁꯥꯡꯒꯅꯨ ꯑꯁꯤ ꯍꯥꯏꯔꯒ ꯃꯃꯥꯕꯣꯛꯅ ꯃꯥꯏꯕꯗꯨꯒꯤ ꯋꯥ ꯃꯈꯩꯗꯣ ꯌꯩꯊꯠꯂꯤ ꯊꯥ ꯈꯔꯒꯤ ꯃꯇꯨꯡ ꯍꯤꯌꯥꯡꯒꯩ ꯍꯥꯏꯕ ꯊꯥꯗꯨꯅ ꯃꯥꯏꯕꯁꯤꯒꯤ ꯃꯃꯥꯕꯣꯛꯅ ꯃꯁꯛ ꯃꯇꯧ ꯐꯖꯈ꯭ꯔꯕꯤ ꯂꯩꯁꯥꯕꯤ ꯑꯃ ꯍꯥꯏꯕꯗꯣ ꯂꯨꯍꯣꯡꯕꯤꯔꯦ ꯑꯁꯨꯝꯅ ꯃꯥꯏꯕꯗꯣ ꯄꯨꯟꯁꯤꯒꯤ ꯑꯅꯧꯕ ꯃꯌꯣꯜ ꯆꯣꯡꯕ ꯍꯧꯔꯛꯂꯦ ꯌꯨꯝꯕꯥꯟ ꯄꯨꯟꯁꯤꯗ ꯅꯧꯅ ꯈꯣꯡꯗꯥꯕ ꯍꯧꯔꯛꯂꯦ ꯑꯅꯧꯕ ꯄꯨꯟꯁꯤꯒꯤ ꯐꯤꯔꯥꯜ ꯃꯃꯥꯏ ꯆꯨꯝꯂꯛꯄ ꯃꯇꯝꯗꯨꯗꯗꯤ ꯂꯩꯈꯤꯗꯕꯤ ꯃꯆꯥꯅꯨꯄꯤꯗꯨꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜꯗꯨꯗꯒꯤ ꯊꯥꯞꯇꯣꯛꯄꯁꯨ ꯈꯖꯤꯛ ꯈꯖꯤꯛ ꯍꯧꯖꯤꯛ ꯃꯍꯥꯛ ꯍꯧꯔꯛꯂꯦ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯌꯨꯝ ꯄꯨꯕ ꯍꯩꯕ ꯐꯖꯕ ꯂꯤꯆꯠ ꯁꯥꯖꯠꯇꯨꯅ ꯃꯥꯒꯤ ꯃꯥꯏꯕ ꯑꯣꯏꯕꯒꯤ ꯁꯤꯜꯂꯝ ꯁꯤꯟꯊꯥꯗꯨꯗꯒꯤ ꯅꯥꯊꯩꯕ ꯍꯧꯔꯛꯂꯦ ꯑꯃꯔꯣꯝꯗꯅ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜꯕꯨ ꯍꯦꯛꯇ ꯏꯔꯥꯏ ꯂꯥꯏꯅ ꯀꯥꯎꯊꯣꯛꯄꯗꯤ ꯅꯠꯇꯦ ꯃꯇꯥꯡꯅ ꯌꯥꯗꯕꯒꯤꯅꯤ ꯍꯥꯟꯅꯗꯤ ꯌꯨꯝꯗꯨꯗ ꯃꯊꯟꯇ ꯂꯩꯕꯅ ꯑꯍꯤꯡ ꯃꯇꯝ ꯑꯣꯏꯕꯒ ꯃꯥꯅ ꯃꯅꯤꯡ ꯃꯈꯥ ꯇꯝꯅ ꯃꯊꯟꯇ ꯊꯣꯛꯂꯛꯂꯒ ꯍꯦꯛ ꯍꯦꯛ ꯄꯨꯈ꯭ꯔꯤ ꯃꯄꯥꯜꯗꯨ ꯇꯝꯅ ꯊꯣꯛꯂꯛꯂꯒ ꯃꯆꯥꯒꯤ ꯃꯆꯤꯟꯖꯥꯛ ꯃꯊꯥ ꯆꯛꯊꯥꯗꯨ ꯍꯦꯛ ꯍꯦꯛ ꯊꯥꯕ ꯆꯠꯄꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯀꯗꯥꯏ ꯃꯗꯨꯁꯨ ꯄꯨꯝꯅꯃꯛ ꯇꯥꯏꯑꯣꯟꯅꯔꯦ ꯌꯨꯝꯁꯤꯒꯤ ꯃꯈꯥꯗ ꯌꯨꯝꯕꯨꯔꯦꯝꯕꯤ ꯑꯃ ꯏꯆꯥꯎ ꯆꯥꯎꯅ ꯂꯩꯔꯤꯕꯁꯤꯗꯗꯤ ꯀꯗꯥꯏꯗꯒꯤ ꯃꯅꯤꯡ ꯃꯈꯥ ꯇꯝꯕ ꯉꯝꯗ꯭ꯔꯦ ꯑꯃꯔꯣꯝꯗ ꯃꯥꯒꯤ ꯁꯤꯟꯐꯝ ꯑꯃꯗꯤ ꯂꯐꯨ ꯃꯈꯣꯡꯒꯤ ꯑꯔꯣꯟꯕꯁꯦ ꯅꯧꯅ ꯂꯥꯛꯂꯤꯕꯤ ꯃꯥꯒꯤ ꯅꯨꯄꯤꯁꯤꯗꯗꯤ ꯃꯥꯏꯕꯁꯤꯅ ꯈꯪꯍꯟꯅꯤꯡꯂꯝꯗꯦ ꯌꯨꯝꯁꯤꯗ ꯍꯣꯡꯂꯛꯂꯤꯕ ꯃꯑꯣꯡ ꯃꯇꯧꯁꯦ ꯃꯆꯥꯅꯨꯄꯤꯒꯤ ꯊꯋꯥꯏꯁꯤꯅ ꯏꯔꯥꯏ ꯂꯥꯏꯅ ꯍꯣꯗ꯭ꯔꯣꯡ ꯍꯣꯟꯅ ꯏꯉꯥꯟ ꯉꯥꯟꯅ ꯂꯣꯏꯅ ꯎꯏ ꯃꯄꯥꯒꯤ ꯍꯣꯡꯂꯛꯂꯤꯕ ꯁꯥꯖꯠ ꯂꯤꯆꯠ ꯌꯨꯝꯁꯤꯒꯤ ꯃꯈꯥꯗ ꯅꯨꯄꯤ ꯑꯃ ꯂꯥꯛꯄ ꯃꯄꯥꯅ ꯃꯥꯕꯨ ꯃꯤꯔꯥꯏꯕ ꯃꯥꯟꯕ ꯂꯤꯆꯠ ꯎꯠꯂꯛꯄꯁꯤꯅ ꯃꯥꯒꯤ ꯊꯃꯣꯏꯕꯨ ꯃꯆꯦꯠ ꯇꯥꯅ ꯀꯥꯏꯍꯟꯈꯤ ꯑꯊꯦꯡꯕ ꯑꯍꯤꯡꯗ ꯄꯨꯈ꯭ꯔꯤ ꯃꯄꯥꯜꯒꯤ ꯂꯐꯨ ꯃꯈꯣꯡ ꯑꯗꯨꯗ ꯇꯦꯡꯊꯥꯅ ꯑꯣꯏꯅ ꯀꯞꯂꯤ ꯄꯥꯕ ꯅꯪꯅ ꯇꯧꯔꯤꯁꯦ ꯌꯥꯝ ꯂꯥꯜꯂꯦ ꯄꯥꯕꯅ ꯑꯩꯕꯨ ꯃꯤꯔꯥꯏꯔꯦ ꯐꯩ ꯑꯗꯨꯕꯨꯗꯤ ꯌꯨꯝꯁꯤꯒꯤ ꯃꯈꯥꯗ ꯂꯩꯒꯅꯤ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕ ꯏꯃꯥꯇꯣꯟꯁꯦ ꯑꯩꯅ ꯍꯥꯠꯄ ꯇꯥꯔꯦ ꯃꯥꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯄꯥ ꯏꯆꯥꯒꯤ ꯂꯩꯅꯔꯤꯕ ꯃꯔꯤꯁꯦ ꯁꯤꯡꯆꯦꯞ ꯊꯥꯕ ꯑꯣꯏꯅ ꯊꯣꯛꯍꯜꯂꯦ ꯑꯁꯤ ꯈꯜꯂꯗꯨꯅ ꯍꯧꯖꯤꯛꯇꯤ ꯇꯝꯐꯥꯒꯤ ꯊꯋꯥꯏꯅ ꯌꯨꯝꯁꯤꯗ ꯅꯧꯅ ꯂꯥꯛꯄꯤ ꯃꯃꯥꯇꯣꯟꯕꯨ ꯍꯥꯠꯅꯕ ꯊꯧꯔꯥꯡ ꯇꯧꯔꯒꯦ ꯄꯥꯏ ꯃꯅꯨꯡꯗ ꯈꯜꯂꯛꯂꯦ ꯑꯃꯔꯣꯝꯗ ꯂꯥꯛꯂꯤꯕ ꯃꯃꯥꯇꯣꯟꯁꯤꯅ ꯃꯪꯂꯝ ꯆꯠꯀꯤ ꯑꯔꯣꯟꯕ ꯋꯥꯔꯤꯁꯤꯡꯁꯦ ꯈꯪꯈꯤꯕ ꯂꯩꯇꯦ ꯃꯥꯗꯤ ꯏꯆꯝ ꯆꯝꯅ ꯌꯨꯝꯁꯤ ꯄꯨꯕ ꯉꯝꯅꯕ ꯍꯣꯠꯅꯩ ꯃꯥꯏꯕꯗꯨꯅ ꯃꯆꯥ ꯑꯃꯗꯤ ꯃꯥꯒꯤ ꯅꯨꯄꯤ ꯑꯍꯜ ꯂꯩꯈꯤꯗꯕꯒꯤ ꯑꯋꯥ ꯑꯅꯥ ꯄꯨꯝꯕ ꯇꯞꯅ ꯇꯞꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯥꯒꯤ ꯊꯃꯣꯏꯗꯒꯤ ꯃꯃꯤ ꯁꯥꯝꯕ ꯍꯧꯔꯛꯈꯤ ꯃꯥꯒꯤ ꯅꯨꯄꯤ ꯀꯣꯟꯅ ꯂꯥꯛꯄꯁꯤꯅ ꯏꯃꯨꯡꯒꯤ ꯍꯣꯠꯅꯖꯕ ꯃꯄꯨꯔꯣꯏꯕꯕꯨ ꯂꯥꯏꯃꯛꯅꯤ ꯈꯟꯅ ꯂꯥꯠꯆꯕꯁꯤꯅ ꯃꯥꯏꯕꯁꯤꯒꯤ ꯄꯨꯟꯁꯤꯗ ꯑꯅꯧꯕ ꯄꯨꯟꯁꯤꯒꯤ ꯋꯥꯔꯤꯒꯤ ꯂꯃꯥꯏ ꯑꯃ ꯍꯥꯡꯂꯔꯦ ꯑꯗꯨꯕꯨ ꯄꯨꯈ꯭ꯔꯤ ꯃꯄꯥꯜꯗ ꯂꯩꯔꯤꯕ ꯃꯆꯥꯅꯨꯄꯤꯒꯤ ꯊꯋꯥꯏꯁꯤꯗꯤ ꯃꯄꯥꯅ ꯇꯧꯔꯛꯂꯤꯕ ꯃꯑꯣꯡ ꯃꯇꯧꯁꯤꯗ ꯃꯥꯒꯤ ꯃꯐꯝꯗꯗꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯇꯥꯏꯑꯣꯟꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯃꯔꯝ ꯑꯁꯤꯅ ꯍꯧꯖꯤꯛꯇꯤ ꯃꯃꯥꯇꯣꯟꯁꯦ ꯍꯥꯠꯂꯒꯦ ꯆꯞꯌꯨꯡꯅ ꯂꯦꯞꯈ꯭ꯔꯦ ꯅꯣꯡꯃꯒꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯅꯤ ꯅꯤꯡꯊꯝꯊꯥꯅꯤ ꯄꯣꯂꯥꯡꯗ ꯍꯪꯒꯥꯝ ꯑꯃꯟꯕ ꯈꯔ ꯍꯥꯞꯂꯒ ꯅꯨꯃꯤꯗꯥꯡꯒꯤ ꯌꯦꯟꯁꯥꯡ ꯃꯊꯦꯜ ꯑꯣꯏꯅꯕ ꯃꯄꯨꯔꯣꯏꯕꯅ ꯊꯕꯛ ꯆꯠꯈꯤꯕ ꯍꯜꯂꯛꯇ꯭ꯔꯤꯉꯩ ꯉꯟꯇꯥꯅ ꯆꯥꯛ ꯊꯣꯡꯅꯕ ꯊꯧꯔꯥꯡ ꯇꯧꯒꯦ ꯈꯟꯗꯨꯅ ꯃꯍꯥꯛ ꯄꯨꯈ꯭ꯔꯤꯔꯣꯝꯗ ꯂꯥꯛꯂꯝꯃꯤ ꯅꯨꯃꯤꯠꯇꯨ ꯅꯨꯡꯊꯤ ꯅꯣꯡꯃꯝꯕ ꯅꯨꯃꯤꯠ ꯑꯣꯏꯅꯁꯨ ꯇꯧꯏ ꯂꯩꯆꯤꯟꯒꯤ ꯏꯊꯥꯡ ꯊꯥꯡꯂꯗꯅ ꯀꯩꯅꯣꯝꯅꯤ ꯎꯔꯤ ꯋꯥꯎꯔꯤꯗꯅ ꯃꯍꯥꯛꯇꯤ ꯊꯣꯏꯅ ꯀꯤꯗꯦ ꯃꯥꯏꯕꯁꯤꯒꯤ ꯅꯨꯄꯤ ꯑꯇꯣꯝꯕꯤꯁꯤꯒꯤ ꯃꯃꯤꯡꯅ ꯁꯤꯡꯒꯥꯔꯩ ꯀꯧꯏ ꯃꯍꯥꯛꯅ ꯄꯨꯈ꯭ꯔꯤ ꯃꯄꯥꯜꯗꯣ ꯌꯧꯁꯤꯜꯂꯛꯄ ꯃꯇꯝꯗ ꯂꯐꯨ ꯃꯈꯣꯡ ꯑꯗꯣꯝꯗ ꯃꯤ ꯑꯃ ꯂꯩꯕꯗꯧꯅ ꯇꯧꯕꯒꯤ ꯁꯥꯃꯤꯟ ꯃꯁꯥꯗ ꯐꯪꯂꯝꯃꯤ ꯃꯍꯥꯛ ꯄꯨꯈ꯭ꯔꯤ ꯃꯄꯥꯜꯗꯨꯗ ꯆꯞ ꯂꯦꯞꯄꯒ ꯂꯐꯨ ꯃꯈꯣꯡ ꯂꯩꯕ ꯑꯗꯣꯝꯗ ꯃꯃꯤꯠꯇꯨꯅ ꯃꯨꯟꯅ ꯌꯦꯡꯉꯤ ꯀꯅꯥ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯃꯁꯥꯗ ꯁꯕꯨꯡ ꯁꯕꯨꯡ ꯂꯥꯎꯕ ꯍꯧꯔꯛꯂꯝꯃꯤ ꯂꯐꯨ ꯃꯈꯣꯡ ꯃꯔꯝꯗꯨꯗ ꯃꯤ ꯑꯃ ꯂꯦꯞꯄꯒ ꯂꯩꯕꯗꯧꯅ ꯇꯧꯕꯒꯤ ꯃꯑꯣꯡ ꯑꯃ ꯃꯌꯦꯛ ꯁꯦꯡꯐꯥꯠꯇꯅ ꯎꯔꯛꯏ ꯁꯤꯡꯒꯥꯔꯩꯅ ꯁꯞꯇ꯭ꯔ ꯑꯃꯒ ꯂꯣꯏꯅꯅ ꯀꯅꯥꯅꯣ ꯂꯐꯨ ꯃꯈꯣꯡꯗꯨꯗ ꯇꯥꯁꯤꯜꯂꯒ ꯂꯩꯔꯤꯗꯣ ꯀꯅꯥꯅꯣ ꯍꯥꯏꯕꯅꯦ ꯂꯩꯀꯥꯏ ꯇꯥꯅꯕ ꯂꯥꯎꯔꯥ ꯅꯨꯡꯊꯤꯜꯁꯤꯗ
ꯃꯤꯒꯤ ꯏꯪꯈꯣꯜꯗ ꯀꯔꯤ ꯍꯨꯒꯦ ꯂꯥꯛꯂꯤꯕꯅꯣ? ꯀꯅꯥꯅꯣ ꯍꯥꯏꯕꯅꯦ ꯑꯗꯨꯗ ꯇꯨꯃꯤꯟ ꯂꯦꯞꯄꯒ ꯂꯩꯔꯤꯗꯣ? ꯅꯆꯤꯟꯗꯣ ꯄꯥꯟꯗ꯭ꯔꯣ? ꯑꯩꯅ ꯀꯧꯕꯁꯤ ꯇꯥꯔꯗꯤ ꯄꯥꯎꯈꯨꯝ ꯑꯝꯇꯗꯤ ꯄꯤꯐꯝ ꯊꯣꯛꯇ꯭ꯔꯣ? ꯁꯤꯡꯒꯥꯔꯩꯅ ꯑꯁꯨꯝꯅ ꯂꯥꯎꯕ ꯂꯐꯨ ꯃꯈꯣꯡꯗꯨꯒꯤ ꯃꯔꯨꯝ ꯃꯌꯥꯗ ꯂꯦꯞꯄꯒ ꯂꯩꯕ ꯃꯁꯛ ꯃꯁꯥ ꯈꯪꯗꯕꯗꯣ ꯇꯞꯅ ꯇꯞꯅ ꯂꯦꯡꯕ ꯍꯧꯔꯛꯑꯦ꯫ ꯂꯐꯨ ꯃꯈꯣꯡꯗꯨꯗ ꯁ꯭ꯔꯣꯠ ꯁ꯭ꯔꯣꯠ ꯍꯥꯏꯗꯨꯅ ꯃꯤꯗꯨꯅ ꯆꯠꯄ ꯂꯦꯡꯕ ꯃꯥꯟꯕꯒꯤ ꯃꯈꯣꯜ ꯑꯗꯨ ꯇꯥꯔꯦ꯫ ꯍꯣꯏꯅꯤꯃꯥꯏꯅꯤ ꯍꯥꯏꯗꯨꯅ ꯄꯥꯎꯈꯨꯝ ꯑꯃꯇ ꯄꯤꯔꯛꯇ꯭ꯔꯕꯗꯨꯗꯗꯤ ꯍꯧꯖꯤꯛꯇꯤ ꯀꯅꯥꯅꯣ ꯈꯪꯂꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯂꯐꯨ ꯃꯈꯣꯡꯗꯨꯗ ꯆꯪꯁꯤꯟꯒꯦ ꯇꯧꯏ꯫ ꯑꯗꯨꯕꯨ ꯑꯗꯨꯝꯅ ꯍꯦꯛ ꯆꯪꯁꯤꯟꯒꯦ ꯇꯧꯕꯒ ꯇꯨꯡꯗꯨꯒꯤ ꯃꯄꯨꯔꯣꯏꯕ ꯃꯥꯏꯕꯗꯨꯅ "ꯀꯩꯗꯧꯔꯕ ꯅꯪꯗꯤ ꯂꯐꯨ ꯃꯈꯣꯡꯁꯤꯗ?" ꯃꯤ ꯑꯃ ꯂꯦꯞꯄꯒ ꯂꯩꯕꯗꯧꯅ ꯇꯧꯕ ꯁꯥꯃꯤꯟ ꯑꯃ ꯑꯩ ꯏꯁꯥꯗ ꯐꯪꯉꯤ꯫ ꯐꯪꯕꯗ ꯅꯠꯇꯦ, ꯑꯁꯤꯒꯤ ꯂꯐꯨ ꯃꯈꯣꯡꯁꯤꯗꯅꯤ ꯃꯃꯤꯑꯣꯏ ꯁꯥꯃꯤꯑꯣꯏ ꯂꯦꯞꯄꯒ ꯂꯩꯔꯤꯕ꯫ ꯈꯪꯗ꯭ꯔꯗꯤ ꯈꯪꯂꯒꯦ ꯍꯥꯏꯗꯨꯅ ꯆꯪꯁꯤꯜꯂꯒ ꯌꯦꯡꯒꯦ ꯇꯧꯕꯅꯦ꯫ ꯋꯥꯈꯜꯅ ꯑꯣꯏꯔꯝꯒꯅꯤꯅꯦ꯫ ꯀꯅꯥꯕꯨ ꯆꯪꯗꯣꯏꯅꯣꯅꯦ ꯑꯩꯈꯣꯏ ꯏꯪꯈꯣꯜꯁꯤꯗꯕꯣ? ꯋꯥꯈꯜꯅ ꯅꯠꯇꯤꯌꯦ, ꯑꯩꯒꯤ ꯃꯤꯠꯁꯤꯅ ꯀꯩꯗꯧꯅꯨꯡꯗ ꯈꯛ ꯃꯤꯅꯝꯂꯣꯏ꯫ ꯐꯔꯦꯁꯦ, ꯑꯗꯨꯗꯤ ꯅꯪꯒꯤ ꯄꯨꯛꯅꯤꯡꯒꯤ ꯆꯤꯡꯅꯕꯗꯣ ꯀꯣꯛꯅꯕ ꯂꯐꯨ ꯃꯈꯣꯡꯁꯤꯗ ꯀꯅꯥ ꯂꯩ ꯂꯩꯇꯦ ꯍꯥꯏꯕꯗꯣ ꯆꯪꯂꯒ ꯌꯦꯡꯂꯨꯔꯁꯤ꯫ ꯑꯁꯨꯝꯅ ꯃꯥꯏꯕꯗꯨꯅ ꯇꯨꯃꯤꯟ ꯃꯆꯤꯟꯗ ꯂꯥꯏꯔꯣꯟ ꯁꯣꯟ ꯂꯐꯨ ꯃꯈꯣꯡꯗꯨ ꯇꯝꯅ ꯇꯨꯡ ꯃꯥꯡꯗ ꯆꯪꯂꯛꯑꯦ꯫ ꯃꯥꯏꯕꯗꯨ ꯈꯪꯉꯤ ꯅꯨꯡꯊꯤ ꯅꯣꯡꯃꯪꯕ ꯃꯇꯝꯁꯤꯗ ꯃꯆꯥꯅꯨꯄꯤꯒꯤ ꯅꯤꯡꯉꯝꯗ꯭ꯔꯕ ꯊꯋꯥꯏꯅ ꯃꯊꯤ ꯐꯣꯡꯂꯒ ꯍꯧꯖꯤꯛꯇꯤ ꯇꯧꯅꯤꯡꯕ ꯃꯅꯤꯡ ꯃꯈꯥ ꯇꯝꯃꯒꯦ ꯃꯥꯒꯤ ꯅꯧꯅ ꯌꯨꯝꯕꯥꯟ ꯄꯨꯟꯁꯤ ꯑꯁꯤꯗ ꯀꯥꯡꯈꯣꯡ ꯆꯥꯏꯅꯕ ꯁꯤꯜꯂꯛꯏꯅꯦ ꯍꯥꯏꯕ ꯃꯍꯥꯛ ꯃꯁꯥꯗ ꯐꯥꯎꯔꯦ꯫ ꯀꯔꯤꯒꯨꯝꯕ ꯈꯣꯡꯊꯥꯡ ꯑꯃ ꯂꯧꯈꯠꯍꯧꯗꯕ ꯇꯥꯔꯕꯗꯤ ꯃꯥꯒꯤ ꯄꯨꯟꯁꯤꯗ ꯃꯆꯥꯅꯨꯄꯤꯒꯤ ꯊꯋꯥꯏꯁꯤꯅ ꯁꯣꯏꯗꯅ ꯑꯣꯜꯂꯛꯄ ꯇꯥꯔꯦ ꯍꯥꯏꯕ ꯃꯍꯥꯛ ꯃꯁꯥꯗ ꯐꯥꯎꯔꯦ꯫ ꯃꯥꯅ ꯃꯊꯤ ꯐꯣꯡꯂꯛꯂꯤꯕꯁꯦ ꯃꯔꯝ ꯑꯃ ꯂꯩꯔꯒꯅꯤ ꯏꯔꯥꯏ ꯍꯦꯛ ꯂꯥꯏꯅ ꯍꯦꯛꯇꯃꯛ ꯈꯪꯂꯦ꯫ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯧꯕꯅ ꯆꯨꯝꯃꯤ ꯈꯜꯂꯦ ꯉꯁꯤꯒꯤ ꯑꯍꯤꯡꯁꯤꯗ꯫ ꯀꯔꯤꯒꯨꯝꯕ ꯉꯁꯤꯒꯤ ꯅꯨꯡꯊꯤꯜꯁꯤꯗ ꯄꯨꯈ꯭ꯔꯤꯁꯤ ꯇꯝꯅ ꯂꯥꯛꯂꯝꯗ꯭ꯔꯕꯗꯤ ꯃꯆꯥꯅꯨꯄꯤꯁꯤꯒꯤ ꯊꯋꯥꯏꯁꯤꯅ ꯀꯩꯗꯧꯔꯛꯄ ꯌꯥꯏ ꯈꯜꯂꯨꯕꯗ ꯀꯣꯛ ꯁꯥꯏ꯫ ꯍꯧꯖꯤꯛꯇꯤ ꯄꯨꯈ꯭ꯔꯤ ꯃꯄꯥꯜꯗ ꯍꯧꯕ ꯂꯐꯨ ꯃꯈꯣꯡ ꯃꯔꯛ ꯑꯗꯨꯗ ꯆꯪꯁꯤꯟꯗꯨꯅ ꯀꯅꯥ ꯂꯩ ꯂꯩꯇꯒꯦ ꯌꯦꯡꯍꯜꯂꯦ ꯃꯥꯒꯤ ꯅꯨꯄꯤꯗꯨꯗ꯫ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯕꯗꯨꯗꯗꯤ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯁꯥꯗ ꯐꯥꯎꯔꯤꯕ ꯆꯤꯡꯅꯕ ꯄꯨꯝꯕꯁꯨ ꯍꯧꯖꯤꯛꯇꯤ ꯂꯣꯏꯅ ꯀꯣꯛꯂꯦ꯫ ꯁꯤꯡꯒꯥꯔꯩꯅ "ꯍꯣꯏꯗ, ꯑꯩꯒꯤ ꯋꯥꯈꯜꯅ ꯑꯣꯏꯔꯝꯃꯅꯤ, ꯃꯤꯠꯇ ꯃꯁꯤꯡ ꯃꯔꯥꯡ ꯑꯣꯏꯅ ꯎꯕꯁꯨ." ꯑꯁꯨꯝꯅ ꯁꯤꯡꯒꯥꯔꯩ ꯃꯁꯥꯗ ꯂꯩꯔꯝꯕ ꯆꯤꯡꯅꯕ ꯄꯨꯝꯕ ꯀꯣꯛꯂꯕꯗ ꯍꯪꯒꯥꯝ ꯆꯥꯝꯕ ꯄꯣꯂꯥꯡꯗꯨ ꯄꯥꯏ ꯄꯨꯈ꯭ꯔꯤꯒꯤ ꯊꯣꯡꯒꯥꯗꯨꯗ ꯀꯨꯝꯊꯔꯛꯂꯦ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯅ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯍꯟꯅꯤꯡꯗ꯭ꯔꯗꯨꯅ ꯄꯨꯈ꯭ꯔꯤ ꯃꯄꯥꯜꯗꯨꯗ ꯂꯦꯞꯂꯒ ꯃꯥꯕꯨ ꯉꯥꯏꯗꯨꯅ ꯂꯩ꯫ ꯑꯁꯨꯝꯅ ꯍꯪꯒꯥꯝ ꯆꯥꯝꯕꯗꯨ ꯂꯣꯏꯔꯗꯨꯅ ꯍꯧꯖꯤꯛꯇꯤ ꯌꯨꯝꯂꯣꯝꯗ ꯇꯨꯡꯒ ꯃꯥꯡꯒꯗ ꯑꯅꯤꯗꯨ ꯆꯪꯃꯤꯟꯅꯔꯛꯂꯦ꯫ ꯑꯁꯨꯝꯅ ꯍꯦꯛ ꯆꯠꯃꯤꯟꯅꯈꯤꯕꯒ ꯃꯆꯥꯅꯨꯄꯤꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜꯗꯣ ꯄꯦꯔꯤ ꯄꯦꯔꯤ ꯃꯥꯏꯊꯣꯡꯗꯣ ꯃꯛꯁꯤꯟꯅ ꯅꯤꯡꯉꯝꯗꯕꯒꯤ ꯃꯩꯅ ꯋꯥꯏꯗꯨꯅ ꯃꯆꯤꯟꯗ ꯁꯣꯜꯂꯤ꯫ "ꯄꯥꯕ, ꯅꯪꯁꯦ ꯑꯩꯕꯨ ꯍꯦꯛ ꯄꯣꯛꯄ ꯏꯄꯥꯅꯤꯀꯣ ꯑꯩꯒꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯑꯩꯕꯨ ꯍꯦꯛ ꯄꯣꯛꯄ ꯄꯥꯕ ꯅꯪꯃꯛꯅ ꯑꯩꯒꯤ ꯌꯦꯛꯅꯕ ꯑꯣꯏꯔꯕ, ꯑꯩꯒꯤ ꯂꯝꯕꯤꯗ ꯑꯌꯦꯠꯄ ꯄꯤꯔꯕ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯗ ꯏꯈꯨꯠꯇ ꯊꯣꯛꯂꯕ ꯇꯥꯡꯅ ꯐꯪꯂꯕ ꯇꯟꯖꯥ ꯑꯃ ꯄꯥꯕ ꯅꯪꯅ ꯃꯥꯡꯍꯜꯂꯦ, ꯑꯔꯦꯝꯕ ꯇꯥꯍꯜꯂꯦ꯫ ꯅꯆꯥ ꯑꯩꯒꯤ ꯅꯤꯡꯖꯕ ꯄꯨꯝꯅꯃꯛ ꯏꯃꯥꯇꯣꯟꯕꯨ ꯄꯨꯈ꯭ꯔꯤ ꯑꯁꯤꯗ ꯅꯞꯁꯤꯟꯗꯨꯅ इखुद पेन हाथ पे यार बसे पापा नंग लोइना अगी निंजब पुंबा काहेल पापा नंग याम फते अदुबु अई लेमना दितोकलो इपा इचागी मरक्ता संबल खागे हाइदुना चंगलप अमदा अइना खक लेमना थारोई असुमना थवाइसिना लफु मखोंगसिदा पिसोन नासोना कपखै कपलमलगा लफु मखोंग अदुदगी मांगख्रे अमरोमदना माइबदुदी मसादा इथिलमदि फावरमे मदुदी मागी नुपी अतोंबिसे मागी मचा नुपीगी थवाई मिरेलसिना हातकदुगी लुंफु तौदुना थौरांग तौब हौरे माकति खंगले अदुना ngasiदी मचा नुपीगी थवाई मिरेलसे नानगे ओइरसु नौना लाक्लिबी मागी युम्बुरम्बिसिना खंगद्रिगे ngasiगी अहिंगसिदगी लापना मफम कैदना तानखरगे खले करिगुंबा थवाई मिरेलसिना अकोइबसिदा इकोइ कोइदुना अदुम इरोइना दुना लैबा तारबदि अफबा हाइबदो ओइररा मैना वाई तांगना समतरकपगु थवाई मिरेलसिना इमुंगसिदा ओतखाइद्रिङै मागी मचानुपी थवाई मिरेलसे तानथोकलगे पाइ मनुंगदा खले मतमनदी थिंगबा यादा नुमिदांगी मतमसु तमना तमना थिंजिलकले नुमिदांगी चाक तोकलबा मतु इमुंग मनुंगी थबक इंखा पुनमुक लोइसिनदुना मागी नुपीदो
ꯇꯨꯝꯊꯈ꯭ꯔꯦ ꯃꯥꯒꯤ ꯅꯨꯄꯤꯗꯨꯅ ꯍꯦꯛ ꯇꯨꯝꯊꯈꯤꯕꯒ ꯃꯥꯏꯕꯗꯨ ꯐꯨꯛ ꯍꯧꯒꯠꯂꯛꯏ ꯇꯨꯃꯤꯟ ꯑꯍꯤꯡꯒꯤ ꯏꯆꯤꯛ ꯍꯨꯜꯂꯕ ꯃꯇꯝꯗꯨꯗ ꯃꯥꯒꯤ ꯃꯥꯏꯕ ꯑꯃꯅ ꯁꯦꯠꯀꯗꯕ ꯐꯤꯖꯣꯜꯗꯨ ꯁꯦꯠꯇꯨꯅ ꯃꯤꯆꯤꯛ ꯃꯤꯔꯥꯎꯈꯣꯜ ꯇꯥꯗ꯭ꯔꯕ ꯑꯍꯤꯡ ꯑꯗꯨꯗ ꯄꯨꯈ꯭ꯔꯤꯗꯨ ꯇꯝꯅ ꯂꯥꯛꯑꯦ ꯑꯍꯤꯡꯗꯨꯗ ꯂꯝꯇꯥꯒꯤ ꯑꯉꯥꯎꯕ ꯍꯥꯏꯅ ꯇꯥꯟꯅꯕ ꯌꯥꯗꯕ ꯅꯨꯡꯁꯤꯠꯅ ꯃꯅꯤꯡ ꯇꯝꯂꯤ ꯃꯇꯝꯗꯨꯗ ꯑꯏꯪꯕ ꯅꯨꯡꯁꯤꯠꯅ ꯂꯩꯄꯨꯡ ꯊꯦꯟꯕꯒꯨꯝ ꯃꯥꯂꯦꯝ ꯄꯨꯝꯕ ꯃꯥꯒꯤ ꯃꯌꯥꯏꯅ ꯆꯩꯈꯥꯏꯍꯜꯂꯒꯦ ꯍꯥꯏꯗꯨꯅꯤ ꯊꯦꯡꯂꯨ ꯊꯦꯡꯂꯨꯕ ꯎꯅꯥ ꯋꯥꯅꯥ ꯈꯨꯗꯤꯡꯃꯛ ꯎꯄꯥꯜꯗꯒꯤ ꯂꯣꯏꯅ ꯀꯦꯜꯍꯜꯂꯤ ꯑꯍꯤꯡ ꯑꯗꯨꯗ ꯃꯇꯥ ꯑꯃ ꯑꯣꯏꯅ ꯁꯤꯠꯂꯤ ꯅꯨꯡꯁꯤꯠꯇꯣ ꯎ ꯂꯥꯎꯕ ꯅꯨꯡꯁꯤꯠꯅ ꯃꯇꯣꯜ ꯊꯣꯛꯄ ꯃꯈꯩ ꯃꯄꯥꯜ ꯐꯅ ꯂꯩꯖꯕꯤ ꯊꯥꯗꯨꯅ ꯁꯤꯠꯂꯤ ꯃꯥꯏꯕꯗꯨ ꯅꯨꯡꯁꯤꯠ ꯃꯔꯛꯇꯨꯗ ꯃꯃꯥꯏ ꯃꯃꯤꯠꯇꯣ ꯄꯥꯡꯕ ꯉꯝꯕꯣꯏ ꯉꯝꯗꯕꯣꯏ ꯃꯈꯨꯠ ꯈꯟꯗꯨꯅ ꯃꯃꯤꯠꯇ ꯎꯐꯨꯜ ꯋꯥꯏꯐꯨꯜ ꯆꯪꯗꯅꯕ ꯍꯣꯠꯅꯔꯤ ꯑꯁꯨꯝꯅ ꯇꯧꯔꯤꯉꯩ ꯇꯥꯟꯖꯥ ꯑꯁꯤꯗ ꯃꯆꯥꯅꯨꯄꯤꯒꯤ ꯊꯋꯥꯏꯗꯣ ꯍꯩꯅꯧ ꯃꯁꯥ ꯌꯥꯟꯊꯕ ꯑꯃꯗ ꯄꯨꯈ꯭ꯔꯤ ꯃꯄꯥꯜꯗꯨꯒ ꯇꯥꯏꯅꯕꯗꯨꯗ ꯐꯝꯂꯒ ꯃꯈꯣꯡꯗꯣ ꯏꯁꯤꯡ ꯏꯃꯥꯏꯗꯨꯗ ꯂꯨꯞ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯃꯁꯥꯗꯨ ꯊꯧꯁꯥ ꯋꯥꯁꯥꯗꯅ ꯂꯩꯔꯤ ꯃꯥꯗꯤ ꯅꯤꯡꯉꯥꯏꯗꯅ ꯅꯨꯡꯁꯤꯠ ꯃꯔꯛꯇꯨꯗ ꯍꯩꯅꯧ ꯃꯄꯥꯜ ꯁꯥꯕꯅ ꯅꯨꯡꯁꯤꯠꯀꯤ ꯁꯥꯎꯝ ꯐꯪꯕꯗ ꯍꯩꯅꯧ ꯃꯄꯥꯜꯅ ꯄꯨꯈ꯭ꯔꯤ ꯏꯄꯥꯛ ꯏꯌꯥꯏꯗꯨꯗ ꯀꯦꯜꯂꯒ ꯏꯇꯥꯎ ꯇꯥꯎꯗꯨꯅ ꯂꯩꯔꯤ ꯇꯟꯖꯥꯗꯨꯗ ꯃꯄꯥ ꯃꯥꯏꯕꯗꯨꯅ ꯃꯆꯥꯅꯨꯄꯤꯗꯨꯅ ꯃꯈꯣꯡ ꯌꯥꯟꯊꯔꯒ ꯅꯤꯡꯉꯥꯏꯗꯅ ꯐꯝꯂꯒ ꯂꯩꯔꯤꯕꯗꯨ ꯎꯔꯦ ꯃꯆꯥꯅꯨꯄꯤꯅ ꯃꯄꯥ ꯎꯕꯗ ꯄꯥꯕ ꯀꯩꯗꯧꯔꯤꯕ ꯄꯥꯕꯗꯤ ꯑꯍꯤꯡꯁꯤꯗ ꯏꯃꯥꯇꯣꯟꯒꯤ ꯌꯦꯀꯥꯗ ꯆꯠꯈ꯭ꯔꯕ ꯄꯥꯕꯅ ꯉꯁꯤꯒꯤ ꯑꯍꯤꯡꯁꯤꯗ ꯀꯔꯤꯒꯤꯅꯣ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯂꯤꯕꯗꯤ ꯄꯥꯕꯗꯤ ꯏꯃꯥꯇꯣꯟꯒꯤ ꯃꯆꯨꯂꯛꯇ ꯇꯤꯟꯗꯨꯅ ꯅꯆꯥ ꯑꯩꯕꯨ ꯀꯥꯎꯈ꯭ꯔꯗꯥꯏ ꯀꯔꯤꯒꯤ ꯑꯍꯤꯡꯁꯤꯗ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯂꯤꯕꯅꯣ ꯄꯥꯕ ꯃꯥꯏꯕꯗꯨ ꯅꯨꯡꯁꯤꯠ ꯑꯀꯟꯕ ꯃꯔꯛ ꯑꯗꯨꯗ ꯃꯃꯤꯠꯇꯣ ꯄꯥꯡꯕ ꯉꯝꯕꯣꯏ ꯉꯝꯗꯕꯣꯏ ꯃꯆꯥꯗ ꯑꯣꯟꯁꯤꯜꯂꯒ ꯏꯄꯥꯒꯤ ꯏꯕꯦꯝꯃ ꯇꯝꯐꯥ ꯅꯪ ꯏꯄꯥꯕꯨ ꯋꯥꯔꯧꯒꯅꯨ ꯅꯪ ꯑꯁꯤꯗꯒꯤ ꯂꯥꯏꯔꯦꯝꯂꯦꯟꯗ ꯇꯤꯟꯅꯕ ꯍꯥꯏꯗꯨꯅ ꯏꯄꯥꯅ ꯅꯪꯒꯤ ꯂꯝꯕꯤ ꯌꯥꯠꯄꯤꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯅꯍꯥꯟꯈꯩ ꯑꯣꯏꯔꯦ ꯌꯦꯡꯉꯣꯏ ꯏꯄꯥꯒꯤ ꯏꯕꯦꯝꯃ ꯅꯪ ꯏꯄꯥꯅ ꯍꯥꯏꯕ ꯏꯜꯂꯨ ꯏꯄꯥꯒꯤ ꯊꯦꯜꯂꯕ ꯋꯥꯈꯜꯗ ꯏꯆꯥꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜꯕꯨ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯨꯕ ꯅꯄꯥ ꯑꯩꯒꯤ ꯆꯥꯎꯔꯕ ꯉꯥꯛꯄꯤꯐꯝ ꯊꯣꯛꯇꯕ ꯏꯔꯥꯜꯅꯤ ꯏꯄꯥꯒꯤ ꯏꯔꯥꯜꯁꯤꯗꯗꯤ ꯏꯆꯥꯅ ꯑꯃꯨꯛꯇꯗꯤ ꯉꯥꯛꯄꯤꯌꯨ ꯉꯁꯤꯗꯒꯤ ꯅꯪ ꯌꯥꯝ ꯂꯥꯞꯅ ꯃꯐꯝꯁꯤ ꯊꯥꯗꯣꯛꯂꯒ ꯆꯠꯈ꯭ꯔꯣ ꯅꯪꯒꯤ ꯂꯝꯕꯤꯗꯤ ꯏꯄꯥ ꯇꯥꯛꯈꯤ ꯂꯥꯏꯔꯦꯝꯂꯦꯟꯒꯤ ꯂꯝꯕꯤꯗꯣ ꯌꯧꯅꯕ ꯏꯆꯥꯅ ꯆꯠꯈ꯭ꯔꯣ ꯃꯆꯥꯅꯨꯄꯤꯗꯣ ꯃꯄꯥꯗꯨꯒꯤ ꯋꯥꯗꯨ ꯇꯥꯔꯨꯕꯗ ꯈꯣꯏꯗꯧ ꯊꯤꯠꯂꯤ ꯑꯗꯨꯒ ꯌꯥꯝ ꯁꯥꯎꯅ ꯃꯨꯛꯄ ꯑꯃꯒ ꯂꯣꯏꯅꯅ ꯍꯥꯏꯔꯦ ꯄꯥꯕ ꯋꯥꯕ ꯌꯥꯕ ꯋꯥꯃꯤꯟꯅꯛꯂꯕ ꯅꯆꯥꯅꯤ ꯀꯥꯎꯔꯕꯣꯏꯔꯦ ꯅꯪꯗꯤ ꯅꯄꯥꯜ ꯐꯔꯛꯂꯕ ꯃꯇꯝꯁꯤꯗꯗꯤ ꯁꯤꯃꯗꯤ ꯈꯪꯖꯤꯜꯂꯨ ꯅꯃꯤ ꯐꯥꯎ ꯑꯃꯝꯕ ꯃꯔꯛꯇ ꯂꯣꯠꯈꯤꯕ ꯃꯇꯝꯗ ꯅꯆꯥꯅ ꯄꯥꯕꯕꯨ ꯂꯝꯖꯤꯡꯈꯤꯕꯅꯤ ꯏꯃꯥ ꯀꯥꯏꯅꯕꯒꯤ ꯁꯦꯠꯅ ꯃꯩꯆꯥꯛꯇꯣ ꯅꯃꯣꯝꯅ ꯊꯦꯝꯈꯤꯕꯅꯤ ꯑꯗꯨꯒ ꯉꯁꯤꯅ ꯄꯨꯝꯅꯃꯛ ꯍꯧꯈ꯭ꯔꯕ ꯊꯧꯗꯣꯛꯁꯤꯡꯗꯣ ꯀꯥꯎꯊꯣꯛꯂꯒ ꯄꯥꯕꯗ ꯑꯩꯕꯨ ꯃꯤꯔꯥꯏꯕ ꯑꯩꯕꯨ ꯃꯐꯝꯁꯤꯗ ꯂꯩꯔꯅꯨ ꯍꯥꯏꯗꯨꯅ ꯅꯈꯧꯄꯦꯅ ꯉꯥꯡꯗꯨꯅ ꯄꯥꯕꯅ ꯑꯩꯕꯨ ꯊꯥꯟꯕꯗꯤ ꯅꯆꯥ ꯑꯩꯅ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯋꯥꯔꯛꯎꯏ ꯃꯄꯥꯗꯨ ꯃꯆꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯀꯔꯤꯅꯣ ꯃꯥꯁꯨ ꯍꯥꯏꯐꯝ ꯑꯃ ꯈꯪꯗ꯭ꯔꯦ ꯃꯆꯥꯕꯨ ꯀꯔꯝꯕ ꯃꯑꯣꯡꯗ ꯑꯁꯥꯎꯕ ꯄꯨꯝꯕ ꯐꯥꯊꯗꯨꯅ ꯊꯦꯝꯅꯧꯗꯨꯅ ꯍꯣꯠꯅꯁꯤꯒꯦ ꯃꯥꯒ ꯁꯤꯡꯅꯔꯨꯔꯒꯗꯤ ꯑꯆꯧꯕ ꯂꯟꯖꯥꯎ ꯑꯃ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯑꯗꯨꯅ ꯊꯦꯝꯅꯧꯗꯨꯅ ꯆꯠꯈꯤꯅꯕ ꯇꯧꯒꯦ ꯈꯜꯂꯦ ꯑꯃꯔꯣꯝꯗꯅ ꯃꯆꯥꯅꯨꯄꯤꯁꯤꯅ ꯃꯄꯥꯒꯤ ꯄꯨꯛꯅꯤꯡꯗ ꯐꯥꯎꯔꯤꯕ ꯏꯍꯨꯜꯁꯤꯡꯗꯣ ꯍꯣꯇ꯭ꯔꯣꯡ ꯍꯣꯟꯅ ꯏꯔꯥꯏ ꯂꯥꯏꯅ ꯂꯣꯏꯅ ꯎꯕ ꯉꯝꯃꯤ ꯃꯆꯥꯅꯨꯄꯤꯕꯨ ꯌꯦꯡꯅ ꯃꯥꯏꯕꯗꯨꯅ ꯏꯄꯥꯒꯤ ꯏꯕꯦꯝꯃ ꯇꯝꯐꯥ ꯏꯄꯥꯅ ꯇꯥꯏꯕꯪꯄꯥꯜꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯕꯗꯤ ꯏꯆꯥ ꯈꯛꯇꯅꯤ ꯏꯄꯥꯅ ꯏꯆꯥꯕꯨ ꯀꯩꯗꯧꯅꯨꯡꯗ ꯃꯤꯔꯥꯏꯗꯦꯅꯦ ꯑꯣ ꯑꯗꯨꯒꯤꯔ ꯄꯥꯕꯅ ꯏꯃꯥꯇꯣꯜꯂꯕ ꯊꯤꯔꯤꯕ ꯇꯝꯐꯥ ꯃꯁꯤꯗꯤ ꯏꯄꯥꯅ ꯊꯤꯒꯦꯅ ꯊꯤꯕꯁꯨ ꯅꯠꯇꯦ ꯌꯥꯔꯦ ꯄꯥꯕ ꯋꯥ ꯃꯈꯥ ꯇꯥꯕꯤꯔꯅꯨ ꯍꯨꯔꯥꯟꯕꯅ ꯍꯨꯏ ꯍꯥꯏꯕ ꯈꯛ ꯍꯥꯏꯗꯕꯅꯤ ꯑꯩꯒꯤ ꯄꯨꯟꯁꯤꯗꯤ ꯈꯥꯡꯉꯨꯊꯛꯇ ꯋꯥꯈꯜ ꯇꯥꯗꯕ ꯑꯣꯏꯕꯅ ꯍꯩꯅꯧ ꯑꯃꯒꯤ ꯑꯔꯥꯝ ꯈꯧꯔꯥꯡꯕꯅ ꯂꯥꯏꯖ ꯏꯔꯣꯜꯅꯨꯡꯗ ꯇꯥꯁꯤꯟꯗꯨꯅ ꯊꯋꯥꯏ ꯃꯥꯡꯂꯦ ꯑꯗꯨꯕꯨ ꯄꯥꯕ ꯑꯁꯤꯃꯇꯪꯗꯤ ꯄꯥꯕꯁꯨ ꯈꯪꯖꯤꯜꯂꯨ ꯑꯀꯟꯕ ꯃꯥꯂꯪꯒꯤ ꯅꯨꯡꯁꯤꯠ ꯁꯥꯎꯝꯗ ꯀꯦꯜꯂꯤꯕ ꯍꯩꯅꯧ ꯃꯄꯥꯜꯁꯦ ꯎꯔꯕ꯭ꯔꯥ ꯑꯁꯤꯒ ꯄꯥꯡꯀꯛꯅꯤ ꯏꯃꯥꯇꯣꯟꯗꯤ ꯑꯗꯨꯒ ꯑꯩꯅ ꯑꯍꯤꯡꯁꯤꯗ ꯁꯤꯠꯄ ꯅꯨꯡꯁꯤꯠ ꯄꯥꯕꯅ ꯊꯋꯥꯏꯅꯤ ꯈꯟꯅ ꯊꯝꯖꯔꯤꯕ ꯏꯃꯥꯇꯣꯟꯕꯨ ꯑꯩꯅ ꯁꯦꯠꯅ ꯈꯥꯏꯅꯍꯟꯕ ꯉꯝꯃꯤ ꯍꯥꯏꯕꯁꯤꯃꯗꯤ ꯄꯥꯕꯅ ꯀꯥꯎꯗꯕ ꯐꯩ ꯏꯄꯥꯒꯤ ꯏꯕꯦꯝꯃ ꯅꯪ ꯏꯄꯥꯕꯨ ꯀꯔꯤꯝꯇ ꯅꯨꯡꯁꯤꯗ꯭ꯔꯕꯣ
ꯅꯪꯅ ꯏꯄꯥꯒꯤ ꯃꯐꯝꯗ ꯑꯁꯨꯛ ꯀꯟꯕ ꯋꯥꯍꯩ ꯋꯥꯇꯥ ꯁꯤꯖꯤꯟꯅꯔꯕꯀꯣ ꯏꯄꯥꯅ ꯁꯥꯡꯂꯕ ꯆꯍꯤ ꯀꯌꯥꯁꯦ ꯅꯪꯒꯤꯗꯃꯛ ꯌꯥꯝ ꯋꯥꯅ ꯏꯄꯥꯅ ꯅꯃꯥꯅ ꯍꯨꯟꯗꯣꯛꯂꯝꯕꯗꯒꯤ ꯀꯔꯤꯒꯤ ꯏꯄꯥ ꯀꯅꯥꯒꯤ ꯏꯄꯥ ꯅꯪꯅ ꯏꯄꯥ ꯑꯣꯏꯔꯒ ꯑꯁꯨꯛ ꯊꯃꯣꯏ ꯀꯟꯕ ꯊꯧꯑꯣꯡꯁꯤꯡꯁꯦ ꯑꯩꯒꯤ ꯐꯝꯗ ꯇꯧꯒꯗ꯭ꯔꯥ ꯇꯥꯅꯤꯡꯗꯦ ꯑꯩ ꯅꯪꯅ ꯉꯥꯡꯕ ꯑꯃꯠꯇ ꯐꯥꯎ ꯍꯦꯛ ꯇꯥꯅꯤꯡꯗꯦ ꯍꯧꯖꯤꯛꯇꯤ ꯅꯪꯅ ꯍꯥꯏꯕ ꯋꯥ ꯑꯩꯅ ꯇꯥꯒꯗꯕ ꯅꯠꯇꯦ ꯑꯩꯒꯤ ꯐꯝꯗ ꯇꯤꯡꯈꯪ ꯑꯣꯏꯔꯤꯕ ꯏꯃꯥꯇꯣꯟꯅ ꯏꯈꯨꯠꯃꯛꯅ ꯄꯦꯟꯅ ꯃꯊ꯭ꯋꯥꯏ ꯃꯆꯥꯁꯦ ꯂꯧꯒꯅꯤ ꯃꯆꯥꯒꯤ ꯄꯦꯟꯗ꯭ꯔꯕ ꯅꯤꯡꯉꯝꯗ꯭ꯔꯕ ꯊꯋꯥꯏꯅ ꯈꯝ ꯊꯦꯡꯅ ꯁꯥꯎꯕ ꯑꯃꯒ ꯂꯣꯏꯅꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯁꯤꯡꯁꯤ ꯇꯥꯕꯗ ꯃꯥꯏꯕꯗꯨ ꯀꯨꯏꯅ ꯑꯣꯝꯗꯨꯅ ꯊꯝꯂꯛꯄ ꯃꯩꯒꯤ ꯆꯤꯡ ꯄꯣꯈꯥꯏꯔꯛꯄꯗꯧꯅ ꯇꯧꯔꯦ ꯃꯍꯥꯛ ꯉꯁꯥꯏ ꯃꯈꯩꯗꯤ ꯃꯆꯥꯅꯨꯄꯤꯁꯤꯒꯤ ꯊꯋꯥꯏꯁꯦ ꯊꯦꯝ ꯅꯧꯗꯨꯅ ꯏꯪꯅ ꯆꯤꯛꯅ ꯉꯥꯡꯅ ꯁꯛꯅꯔꯒ ꯂꯣꯏꯁꯤꯟꯕ ꯌꯥꯕ꯭ꯔꯥ ꯈꯟꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯆꯥꯅꯨꯄꯤꯒꯤ ꯀꯥ ꯍꯦꯟꯕ ꯋꯥꯁꯤꯡꯗꯨ ꯇꯥꯕꯗ ꯁꯥꯎꯔꯝꯗꯕ ꯃꯍꯥꯛꯁꯨ ꯍꯧꯖꯤꯛꯇꯤ ꯀꯥ ꯍꯦꯟꯅ ꯁꯥꯎꯔꯛꯂꯦ ꯃꯥꯏꯕꯗꯨ ꯈꯣꯟ ꯀꯜꯂꯞ ꯍꯥꯏꯔꯦ ꯍꯩ ꯉꯈ꯭ꯔꯥ ꯉꯈꯥꯅ ꯉꯥꯔꯦꯟ ꯍꯧꯅꯨꯅꯤ ꯅꯪꯕꯣ ꯃꯇꯤꯛ ꯃꯄꯥ ꯆꯥꯗꯕ ꯋꯥ ꯌꯥꯝ ꯉꯥꯡꯒꯅꯨ ꯅꯪ ꯀꯔꯤ ꯑꯣꯏꯔꯗꯅ ꯏꯆꯥꯅꯤ ꯀꯔꯤꯗ ꯀꯗꯥꯏꯗ ꯁꯣꯏꯈꯤꯒꯗꯒꯦ ꯍꯥꯏꯗꯨꯅ ꯅꯪꯕꯨ ꯀꯨꯞꯅ ꯁꯦꯟꯅꯗꯨꯅ ꯂꯥꯛꯄ ꯅꯄꯥ ꯑꯩꯕꯨ ꯀꯔꯤꯝꯇ ꯑꯣꯏꯅ ꯎꯗꯕ ꯅꯠꯇ꯭ꯔꯥ ꯐꯩ ꯅꯪ ꯈꯪꯅꯤ ꯍꯧꯖꯤꯛ ꯑꯁꯤ ꯍꯥꯏꯔꯒ ꯃꯥꯏꯕꯗꯨ ꯃꯈꯨꯠꯇ ꯊꯥꯡꯒꯣꯜ ꯑꯃ ꯄꯥꯏ ꯂꯐꯨ ꯃꯈꯣꯡꯗꯨ ꯇꯝꯅ ꯆꯪꯁꯤꯜꯂꯦ ꯑꯗꯨꯒ ꯐꯨꯝꯈꯤꯕ ꯆꯐꯨ ꯑꯃꯗꯤ ꯃꯤꯊꯨꯟ ꯆꯩꯗꯨ ꯂꯩꯕꯥꯛ ꯃꯅꯨꯡꯗꯒꯤ ꯇꯧꯊꯣꯛꯂꯒ ꯂꯧꯊꯣꯛꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ ꯇꯟꯖꯥ ꯑꯗꯨꯗ ꯃꯆꯥꯅꯨꯄꯤꯒꯤ ꯊꯋꯥꯏꯗꯨꯗꯤ ꯑꯍꯥꯡꯕ ꯃꯥꯂꯪ ꯑꯗꯨꯗ ꯀꯣꯏꯄꯥꯏ ꯄꯥꯏꯗꯨꯅ ꯊꯧꯁꯥ ꯐꯁꯥꯗꯅ ꯂꯩ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯌꯥ ꯀꯟꯕ ꯍꯦꯜꯂꯛꯂꯕ ꯃꯁꯥ ꯃꯔꯦꯟ ꯐꯟꯗꯣꯛꯂꯛꯄꯗꯧꯅ ꯐꯟꯕ ꯍꯧꯔꯛꯂꯕ ꯃꯁꯣꯡ ꯀꯥꯡꯕꯤ ꯊꯋꯥꯏ ꯃꯤꯔꯦꯜꯁꯤꯅ ꯎꯁꯤꯠꯇꯅ ꯃꯄꯥꯅ ꯂꯐꯨ ꯃꯈꯣꯡꯗ ꯇꯧꯔꯤꯕꯗꯨ ꯂꯣꯏꯅ ꯎꯔꯝꯃꯤ ꯃꯥꯁꯨ ꯈꯪꯉꯤ ꯃꯄꯥꯅ ꯃꯥꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜꯁꯦ ꯇꯥꯟꯊꯣꯛꯅꯕ ꯊꯧꯔꯥꯡ ꯇꯧꯕ ꯍꯧꯔꯦ ꯍꯥꯏꯕ ꯍꯥꯏꯅ ꯃꯥꯏꯕꯗꯨꯅ ꯂꯩꯕꯥꯛ ꯇꯧꯕ ꯂꯣꯏꯔꯗꯨꯅ ꯆꯍꯤ ꯈꯔꯒꯤ ꯃꯃꯥꯡꯗ ꯃꯥꯅ ꯐꯨꯝꯖꯤꯟꯈꯤꯕ ꯃꯌꯥꯝ ꯑꯗꯨ ꯂꯣꯏꯅ ꯂꯧꯊꯣꯛꯂꯦ ꯑꯗꯨꯒ ꯃꯐꯝ ꯆꯥꯕ ꯌꯦꯡꯂꯒ ꯂꯐꯨ ꯃꯈꯣꯡ ꯑꯗꯨꯗ ꯃꯩ ꯍꯧꯒꯠꯇꯨꯅ ꯄꯣꯠꯂꯝꯁꯤꯡꯗꯣ ꯅꯧꯅꯅ ꯎꯠ ꯑꯣꯟꯅꯕ ꯃꯩ ꯊꯥꯗꯣꯛꯂꯦ ꯊꯋꯥꯏꯁꯤꯅꯗꯤ ꯃꯐꯝꯗꯨꯗꯒꯤ ꯃꯆꯤ ꯂꯦꯡꯗꯅ ꯂꯩ ꯍꯣꯏ ꯃꯥꯏ ꯑꯃꯇ ꯍꯥꯏꯗꯅ ꯃꯩꯗꯨꯅ ꯄꯣꯆꯥꯛꯁꯤꯡꯗꯣ ꯆꯥꯛꯄ ꯇꯪꯈꯥꯏ ꯆꯟꯁꯤꯜꯂꯛꯄꯗꯗꯤ ꯊꯋꯥꯏꯗꯨ ꯃꯐꯝꯗꯨꯗ ꯏꯪꯅ ꯆꯤꯛꯅ ꯂꯩꯕ ꯉꯝꯗ꯭ꯔꯦ ꯀꯨꯝꯕꯤ ꯀꯥꯂꯦꯟ ꯍꯥꯏꯕ ꯑꯃ ꯂꯩꯇ꯭ꯔꯕ ꯃꯥꯒꯤ ꯊꯋꯥꯏꯗꯨ ꯉꯁꯤꯗꯤ ꯈꯥꯡꯕꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯋꯥꯈ꯭ꯔꯦ ꯃꯁꯥ ꯄꯨꯝꯕ ꯃꯩꯅ ꯆꯥꯛꯄꯗꯧꯅ ꯐꯥꯎꯏ ꯑꯁꯨꯝꯅ ꯃꯩꯗꯨꯅ ꯃꯆꯤꯟꯗ ꯂꯩꯋꯥ ꯇꯤꯟꯋꯥ ꯃꯌꯥꯝ ꯑꯃ ꯁꯣꯟꯗꯨꯅ ꯊꯋꯥꯏꯗꯨ ꯇꯥꯟꯊꯣꯛꯅꯕ ꯊꯧꯔꯥꯡ ꯇꯧꯕꯗꯨ ꯅꯝꯗꯨꯅ ꯑꯔꯣꯏꯕꯗꯗꯤ ꯃꯥꯏ ꯄꯥꯛꯂꯦ ꯇꯝꯐꯥꯒꯤ ꯊꯋꯥꯏꯗꯨ ꯄꯨꯈ꯭ꯔꯤꯗꯨꯒꯤ ꯑꯀꯣꯏꯕꯗꯨꯗ ꯂꯩꯔꯝꯕꯗꯣ ꯀꯨꯏꯅ ꯄꯟꯊꯗꯨꯅ ꯂꯩꯕ ꯉꯝꯗ꯭ꯔꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯥ ꯃꯐꯝ ꯑꯗꯨꯗꯒꯤ ꯅꯨꯡꯁꯤꯠ ꯑꯣꯟꯗꯨꯅ ꯃꯥꯂꯪꯂꯛꯇ ꯇꯤꯟꯈ꯭ꯔꯦ ꯑꯗꯨꯕꯨ ꯃꯥꯡꯂꯝꯗꯥꯏ ꯉꯥꯏꯍꯥꯛ ꯃꯤꯀꯨꯞꯇꯨꯗ ꯃꯆꯤꯟꯗꯗꯤ ꯁꯣꯜꯂꯦ ꯈꯪꯅꯤꯕ ꯅꯪ ꯑꯩ ꯑꯃꯨꯛ ꯍꯜꯂꯛꯈꯤꯅꯤ ꯑꯁꯤ ꯍꯥꯏꯔꯒ ꯃꯥꯡꯈ꯭ꯔꯦ ꯃꯥꯏꯕꯗꯨ ꯂꯥꯏꯊꯧ ꯇꯤꯡꯊꯧ ꯇꯧꯕꯗ ꯃꯁꯥꯗꯣ ꯄꯣꯞ ꯂꯥꯎꯅ ꯇꯥꯔꯦ ꯑꯍꯤꯡ ꯆꯨꯞꯄ ꯂꯥꯏ ꯇꯤꯟ ꯈꯣꯏꯔꯝꯗꯨꯅ ꯃꯆꯥꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜꯗꯨꯅ ꯑꯃꯨꯛ ꯍꯟꯅ ꯃꯥꯒꯤ ꯏꯪꯈꯣꯜꯗꯨꯗ ꯌꯦꯜꯂꯛꯇꯅꯕ ꯍꯥꯏꯗꯨꯅ ꯑꯁꯨꯝꯅ ꯑꯍꯤꯡ ꯑꯗꯨ ꯂꯣꯏꯈꯤ ꯃꯇꯝ ꯈꯔ ꯑꯃꯨꯛ ꯍꯧꯈ꯭ꯔꯦ ꯌꯨꯝ ꯏꯪꯈꯣꯜꯗꯨꯗ ꯃꯆꯥꯅꯨꯄꯤꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜꯗꯨꯅ ꯇꯝꯅ ꯂꯥꯏ ꯁꯥꯔꯝꯕꯗꯣ ꯁꯥꯈꯤꯗ꯭ꯔꯦ ꯏꯪꯅ ꯆꯤꯛꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯕ ꯌꯨꯝꯕꯥꯜ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯆꯍꯤ 2ꯒꯤ ꯃꯇꯨꯡ ꯁꯤꯡꯒꯥꯔꯦ ꯃꯆꯥꯅꯨꯄꯥ ꯃꯁꯛ ꯃꯇꯧ ꯐꯖꯈ꯭ꯔꯕ ꯁꯅꯥꯃꯇꯨꯝ ꯍꯥꯏꯗꯅ ꯅꯨꯡꯁꯤꯅ ꯃꯤꯡꯊꯣꯟꯕ ꯃꯄꯥꯔꯤ ꯑꯃ ꯐꯪꯖꯔꯦ ꯁꯅꯥꯃꯇꯨꯝ ꯐꯪꯕꯗꯒꯤ ꯃꯥꯏꯕꯗꯨꯒꯤ ꯄꯨꯟꯁꯤꯒꯤ ꯃꯥꯒꯤ ꯍꯧꯈ꯭ꯔꯕ ꯑꯋꯥ ꯑꯅꯥ ꯄꯨꯝꯅꯃꯛ ꯍꯧꯖꯤꯛꯇꯤ ꯀꯥꯎꯈ꯭ꯔꯦ ꯃꯆꯥꯅꯨꯄꯥꯅ ꯃꯥꯒꯤ ꯃꯪꯂꯥꯟ ꯇꯥꯏꯕꯪꯅꯤ ꯑꯉꯥꯡ ꯑꯗꯨ ꯊꯥ 9 ꯍꯥꯏꯔꯛꯂꯦ ꯑꯉꯥꯡꯁꯤꯅ ꯊꯥ 10 ꯆꯪꯉꯛꯄ ꯅꯣꯡꯃꯒꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯅꯤ ꯑꯉꯥꯡꯁꯦ ꯏꯃꯨꯡꯗ ꯇꯨꯝꯂꯝꯕꯗꯒꯤ ꯃꯤꯀꯞ ꯊꯣꯛꯂꯛꯇꯨꯅ ꯍꯤꯡꯅ ꯀꯞꯂꯛꯂꯦ ꯃꯥꯏꯕꯗꯨ ꯃꯥꯒꯤ ꯊꯕꯛ ꯑꯃ ꯆꯠꯊꯣꯛꯈꯤꯕꯗꯒꯤ ꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯇ꯭ꯔꯦ ꯄꯤꯛꯂꯤꯕ ꯃꯆꯥꯅ ꯇꯨꯝꯂꯤꯉꯩꯗ ꯁꯤꯡꯒꯥꯔꯩꯁꯨ ꯏꯃꯨꯡ ꯃꯥꯡꯒꯣꯟ ꯇꯥꯁꯤꯟꯗꯨꯅ ꯌꯨꯝꯒꯤ ꯀꯨꯞꯅꯣꯝ ꯈꯔ ꯂꯣꯏꯁꯤꯟꯅꯕ ꯀꯟꯅ ꯂꯥꯛꯅꯔꯤ ꯇꯟꯖꯥ ꯑꯁꯤꯗꯅꯤ ꯃꯆꯥꯅꯨꯄꯥ ꯁꯅꯥꯃꯇꯨꯝꯅ ꯇꯦꯡꯊꯥ ꯅꯥꯑꯣꯏꯅ ꯍꯤꯡꯅ ꯀꯞꯂꯤ ꯃꯆꯥꯅ ꯑꯁꯨꯝꯅ ꯀꯞꯄ ꯇꯥꯔꯗꯨꯅ ꯃꯍꯥꯛ ꯃꯆꯥꯒꯤ ꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ ꯃꯇꯝꯗꯨꯗ ꯑꯉꯥꯡꯗꯨ ꯃꯃꯤꯠ ꯃꯅꯥ ꯆꯞꯌꯨ ꯃꯊꯛꯇ ꯌꯦꯡꯈꯠꯂꯒ ꯍꯤꯡꯅ ꯇꯦꯡꯊꯥ ꯅꯥꯑꯣꯏꯅ ꯀꯞꯇꯨꯅ ꯂꯩꯔꯝꯃꯤ ꯁꯤꯡꯒꯥꯔꯦ ꯐꯃꯨꯡꯗꯒꯤ ꯇꯨꯝꯂꯤꯕ ꯃꯆꯥꯕꯨ ꯂꯧꯈꯠꯂꯒ
ꯃꯊꯥꯗ ꯀꯣꯜꯂꯦ ꯑꯗꯨꯒ ꯀꯞꯂꯤꯕ ꯃꯆꯥꯕꯨ ꯊꯦꯝꯅꯕ ꯍꯣꯠꯅꯔꯤ꯫ ꯃꯃꯥ ꯂꯩꯌꯦ, ꯁꯦ ꯀꯞꯀꯅꯨꯁꯦ ꯏꯃꯥꯒꯤ ꯊꯣꯏꯕ, ꯏꯆꯥꯗ ꯀꯅꯥꯅ ꯀꯞꯍꯜꯂꯤꯅꯣ? ꯄꯤꯊ꯭ꯔꯥꯏ ꯈꯣꯡꯗꯥꯏꯕꯤꯅ ꯏꯆꯥꯗ ꯂꯥꯛꯅꯔꯤꯔꯣ? ꯁꯦ ꯀꯞꯄ ꯇꯣꯛꯂꯣꯁꯦ ꯏꯃꯥꯒꯤ ꯄꯥꯔꯤ ꯆꯥꯎꯗ꯭ꯔꯤꯕ꯫ ꯑꯁꯤ ꯍꯥꯏꯔꯒ ꯁꯤꯡꯒꯥꯔꯩꯅ ꯄꯤꯛꯂꯤꯕ ꯃꯆꯥꯗꯨ ꯊꯦꯝꯂꯦ, ꯑꯗꯨꯕꯨ ꯑꯉꯥꯡ ꯑꯗꯨꯗꯤ ꯍꯦꯟꯅ ꯍꯤꯡꯅ ꯊꯦꯝꯕ ꯌꯥꯗꯅ ꯀꯞꯂꯦ꯫ ꯃꯆꯥꯅ ꯑꯁꯨꯝꯅ ꯂꯦꯞꯇꯅ ꯀꯞꯄ ꯑꯃꯗꯤ ꯃꯃꯤꯠ ꯃꯅꯥ ꯏꯂꯪ ꯂꯪꯈꯠꯇꯨꯅ ꯌꯦꯡꯈꯤꯕ ꯃꯥꯏꯀꯩ ꯑꯃꯗ ꯑꯗꯨꯃꯛ ꯌꯦꯡꯂꯒ ꯂꯩꯕꯗꯨ ꯎꯕꯗ ꯃꯍꯥꯛꯁꯨ ꯃꯆꯥꯅ ꯌꯦꯡꯂꯤꯕ ꯑꯗꯣꯝꯗ ꯃꯃꯥꯏꯗꯣ ꯂꯩꯊꯣꯛꯂꯒ ꯌꯦꯡꯂꯛꯑꯦ꯫ ꯎꯄꯨ ꯑꯃꯟꯕ ꯃꯔꯨꯝ ꯑꯗꯣꯝꯗꯅꯤ꯫ ꯑꯉꯥꯡꯗꯨꯅ ꯃꯃꯤꯠ ꯃꯅꯥ ꯆꯞ ꯌꯨꯡꯂꯒ ꯌꯦꯡꯂꯒ ꯃꯃꯤꯠ ꯀꯨꯞꯇꯕ ꯃꯈꯩ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕꯗꯣ ꯑꯗꯣꯝꯂꯣꯝꯗ ꯀꯔꯤ ꯂꯩꯔꯖꯥꯠꯅꯣ ꯍꯥꯏꯗꯅ ꯋꯥꯈꯜꯅ ꯆꯔꯥꯡꯅꯔꯒ ꯌꯦꯡꯂꯛꯄ ꯃꯇꯝꯗꯗꯤ ꯎꯄꯨ ꯑꯃꯟꯕ ꯃꯔꯨꯝ ꯑꯗꯣꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯦꯞꯄꯒ ꯂꯩꯕꯗꯧꯅ ꯇꯧꯕꯗꯨ ꯎꯔꯛꯑꯦ꯫ ꯃꯗꯨ ꯎꯕꯗ ꯁꯤꯡꯒꯥꯔꯩ ꯃꯁꯥꯗꯣ ꯇꯨ ꯆꯨꯡꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯆꯥꯟꯅꯅ ꯑꯃꯨꯕ ꯑꯃ ꯍꯦꯛꯇ ꯂꯦꯞꯄꯒ ꯂꯩꯔꯕ ꯍꯥꯏꯕꯁꯨ ꯅꯠꯇꯦ꯫ ꯊꯣꯡꯅꯥꯎ ꯑꯃꯁꯨ ꯂꯩꯔꯦ ꯎꯄꯨ ꯑꯃꯟꯕꯗꯨꯒꯤ ꯍꯦꯛ ꯅꯥꯀꯟ ꯑꯗꯨꯗ꯫ ꯊꯣꯡꯅꯥꯎꯗꯨ ꯃꯥꯗꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗꯨꯗ ꯉꯁꯤꯗꯤ ꯂꯣꯟꯁꯤꯟꯕꯁꯨ ꯀꯥꯎꯔꯦ꯫ ꯍꯌꯦꯡꯇ ꯉꯥꯏꯔꯦ ꯄꯨꯔꯅꯤꯃꯥꯁꯨ꯫ ꯑꯗꯨꯅ ꯊꯣꯡꯅꯥꯎ ꯑꯗꯨ ꯍꯥꯡꯇꯣꯛꯄꯗꯨꯗ ꯊꯣꯡꯅꯥꯎꯗꯨꯒꯤ ꯃꯄꯥ ꯑꯣꯏꯔꯞꯅ ꯍꯧꯔꯤꯕ ꯆꯥꯎꯈ꯭ꯔꯕ ꯅꯣꯕꯥꯞ ꯄꯥꯝꯕꯤꯗꯨ ꯊꯥꯕꯜ ꯃꯉꯥꯜꯅ ꯌꯩꯁꯤꯜꯂꯛꯄꯗ ꯃꯗꯨꯒꯤ ꯃꯃꯤꯗꯣ ꯊꯣꯡꯅꯥꯎ ꯐꯥꯎꯅ ꯂꯥꯟꯁꯤꯜꯂꯛꯄꯁꯨ ꯍꯦꯛ ꯌꯦꯡꯕꯗꯁꯨ ꯃꯥꯜꯂꯦ꯫ ꯊꯣꯡꯅꯥꯎꯁꯨ ꯍꯥꯡꯗꯣꯛꯇꯨꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗꯨꯗ ꯊꯝꯕꯅ ꯅꯨꯡꯁꯤꯠꯁꯨ ꯂꯤꯔꯤ ꯇꯞꯅ ꯆꯨꯁꯤꯜꯂꯛꯄ ꯍꯧꯔꯛꯂꯝꯃꯤ꯫ ꯊꯣꯡꯅꯥꯎꯗꯨꯒꯤ ꯅꯥꯀꯟꯗ ꯒꯦ ꯂꯥꯎꯕ ꯃꯈꯣꯜꯁꯨ ꯃꯔꯛꯇ ꯇꯥꯗꯕꯗꯤ ꯅꯠꯇꯦ꯫ ꯅꯨꯡꯁꯤꯠꯇꯨꯅ ꯍꯥꯏꯅ ꯍꯨꯝꯗꯨꯅ ꯁꯥꯟꯅꯔꯛꯄ ꯃꯇꯝꯗꯨꯗꯗꯤ ꯍꯦꯛ ꯌꯦꯡꯕꯗ ꯃꯁꯥꯗꯣ ꯇꯅꯤꯛꯄ ꯑꯃ, ꯅꯍꯥꯟꯒꯩ ꯃꯁꯥꯗ ꯃꯥꯒꯤ ꯀꯥ ꯃꯅꯨꯡꯁꯤꯗ ꯑꯁꯨꯛ ꯁꯥꯡꯕ ꯆꯍꯤ ꯀꯌꯥꯁꯦ ꯂꯩꯔꯛꯂꯕ ꯃꯥꯅ ꯎꯄꯨ ꯑꯃꯟꯕ ꯃꯄꯥꯁꯤꯗ ꯆꯪꯁꯤꯟꯕ ꯉꯝꯗꯕ, ꯌꯥꯝꯅ ꯀꯤꯕꯗꯧꯅ ꯇꯧꯕ ꯃꯁꯥꯗ ꯊꯨꯛ ꯂꯥꯎꯕ ꯑꯃ ꯐꯥꯎꯔꯛꯂꯦ꯫ ꯑꯀꯤꯕ ꯑꯃꯅ ꯃꯁꯥꯗ ꯇꯥꯟꯅꯅ ꯂꯣꯟꯅ ꯄꯥꯎꯈꯣꯡ ꯑꯃ ꯆꯜꯂꯛꯄ ꯃꯥꯟꯕꯗꯧꯅ ꯇꯧꯕ ꯃꯁꯥꯗ ꯐꯥꯎꯕ ꯍꯧꯔꯛꯂꯦ꯫ ꯍꯦꯛ ꯌꯦꯡꯕꯗ ꯑꯀꯤꯕꯗꯤ ꯇꯠꯇꯅ ꯐꯥꯎꯔꯤ꯫ ꯅꯣꯕꯥꯞ ꯃꯈꯣꯡꯒꯤ ꯃꯃꯤꯔ ꯅꯠꯇ꯭ꯔꯒꯅ ꯎꯄꯨ ꯑꯃꯟꯕ ꯃꯔꯨꯝꯁꯤꯗ ꯃꯤ ꯑꯃ ꯂꯦꯞꯄꯒ ꯂꯩꯔꯤꯁꯤꯕꯨ ꯌꯨꯝꯁꯤꯗ ꯆꯥꯟꯅꯅ ꯍꯨꯔꯥꯟꯕ ꯆꯪꯂꯕ꯭ꯔꯥ? ꯁꯤꯡꯒꯥꯔꯩ ꯋꯥꯈꯜꯅ ꯃꯁꯥꯗꯣ ꯀꯣꯏꯆꯤꯡꯕ ꯍꯧꯔꯛꯂꯦ꯫ ꯃꯥꯒꯤ ꯐꯃꯨꯡ ꯃꯌꯥꯗ ꯊꯥꯟꯕ ꯂꯥꯇꯤꯟꯗꯣ ꯃꯈꯨꯠꯇꯨꯅ ꯇꯥꯞ ꯂꯥꯎꯅ ꯄꯥꯏ, ꯈꯪꯗ꯭ꯔꯗꯤ ꯈꯪꯂꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ꯫ ꯐꯃꯨꯡ ꯃꯌꯥꯗꯨꯗ ꯂꯦꯞꯄꯝꯕꯗꯒꯤ ꯃꯍꯥꯛ ꯇꯞꯅ ꯎꯄꯨ ꯑꯃꯟꯕ ꯃꯔꯨꯝꯗꯨ ꯇꯞꯅ ꯆꯪꯁꯤꯜꯂꯛꯑꯦ꯫ ꯑꯁꯨꯝꯅ ꯆꯪꯁꯤꯟꯕꯒ ꯎꯄꯨ ꯃꯊꯛ ꯑꯗꯨꯗꯒꯤ ꯍꯧꯗꯣꯡ ꯑꯃꯨꯕꯤ ꯑꯃ ꯐꯜ ꯂꯥꯎꯅ ꯊꯣꯡꯅꯥꯎꯔꯣꯝꯗ ꯆꯣꯡꯊꯣꯛꯈ꯭ꯔꯦ꯫ ꯑꯃꯨꯛꯇꯪ ꯃꯃꯤꯠ ꯑꯅꯤꯗꯨꯅ ꯃꯨꯟꯅ ꯁꯪꯇꯣꯛꯇꯨꯅ ꯁꯤꯡꯒꯥꯔꯩꯗ ꯃꯨꯟꯅ ꯌꯦꯡꯂꯝꯂꯒ ꯈꯪꯉꯤ ꯑꯗꯨꯝꯅ ꯍꯧꯗꯣꯡ ꯑꯃꯨꯕꯗꯨꯅ ꯑꯁꯨꯝꯅ ꯆꯣꯡꯊꯣꯛꯈꯤꯕꯗ ꯋꯥꯈꯜꯗꯨ ꯍꯦꯛ ꯇꯥꯏ꯫ ꯑꯗꯨꯝꯅ ꯇꯧꯕꯗꯨꯗ ꯃꯁꯥꯗ ꯋꯥꯈꯜ ꯑꯃ ꯂꯥꯛꯑꯦ, ꯃꯗꯨꯗꯤ ꯉꯁꯥꯏꯗꯒꯤ ꯃꯥꯒꯤ ꯃꯁꯥꯗ ꯆꯤꯡꯅꯕ ꯐꯥꯎꯍꯜꯂꯤꯕꯁꯤꯗꯤ ꯑꯇꯩ ꯀꯔꯤꯝꯇ ꯅꯠꯇꯦ, ꯍꯧꯗꯣꯡ ꯑꯃꯨꯕꯤ ꯑꯃꯈꯛꯅꯤ꯫ ꯑꯗꯨꯒ ꯑꯩꯅ ꯍꯧꯗꯣꯡ ꯑꯃꯨꯕꯤꯁꯤꯗ ꯄꯨꯛꯅꯤꯡ ꯂꯨꯞꯁꯤꯟꯗꯨꯅ ꯑꯀꯤꯕ ꯃꯈꯩ ꯇꯨꯡꯁꯤꯟꯗꯨꯅ ꯊꯝꯂꯦ꯫ ꯃꯁꯥꯗ ꯐꯥꯎꯔꯝꯕ ꯑꯀꯤꯕ ꯆꯤꯡꯅꯕ ꯄꯨꯝꯅꯃꯛ ꯊꯥꯗꯣꯛꯂꯒ ꯎꯄꯨ ꯑꯃꯟꯕ ꯃꯔꯨꯝꯗꯨꯗ ꯂꯩꯕ ꯁꯦꯕꯥꯛ ꯐꯥꯛꯇꯨꯅ ꯂꯩꯕ ꯊꯣꯡꯅꯥꯎ ꯑꯗꯨ ꯂꯣꯟꯁꯤꯟꯒꯦ ꯍꯥꯏꯗꯨꯅ ꯄꯤꯛꯂꯤꯕ ꯃꯆꯥꯕꯨ ꯅꯥꯍꯣꯡ ꯑꯃ ꯇꯧꯔꯒ ꯍꯥꯟꯅ ꯄꯣꯠꯁꯤꯜꯂꯦ꯫ ꯃꯈꯨꯠꯇ ꯂꯥꯇꯦꯟ ꯑꯗꯨ ꯊꯣꯡꯅꯥꯎ ꯃꯄꯥꯗꯨꯗ ꯑꯃꯨꯛ ꯂꯥꯞꯇꯛꯅ ꯊꯝꯂꯝꯂꯒ ꯀꯞꯂꯤꯕ ꯃꯆꯥꯕꯨ ꯊꯦꯝꯗꯨꯅ ꯊꯣꯡꯅꯥꯎ ꯁꯦꯕꯥꯛ ꯐꯥꯛꯇꯨꯅ ꯂꯩꯕꯗꯨ ꯃꯈꯨꯠꯇꯨꯅ ꯃꯄꯥꯟꯂꯣꯝꯗꯨꯗ ꯂꯥꯝꯊꯣꯛꯂꯒ ꯂꯣꯟꯗꯨꯒꯤ ꯇꯧꯕꯒꯅꯤ꯫ ꯅꯣꯕꯥꯞ ꯃꯈꯣꯡ ꯑꯗꯨꯗ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯂꯦꯞꯄꯒ ꯂꯩꯕꯗꯧꯅ ꯇꯧꯕꯗꯨ ꯎꯔꯦ꯫ ꯑꯗꯨꯒ ꯅꯨꯄꯤ ꯃꯆꯥꯗꯨꯒꯤ ꯃꯈꯨꯠꯇꯨꯅ ꯀꯥ ꯃꯅꯨꯡꯗꯒꯤ ꯆꯣꯡꯊꯣꯛꯈꯤꯕ ꯍꯧꯗꯣꯡ ꯑꯃꯨꯕꯤꯗꯨ ꯃꯊꯥꯗ ꯄꯝꯂꯒ ꯅꯥꯜꯂꯒ ꯁꯥꯟꯅꯕꯗꯧꯅ ꯂꯩꯕꯗꯨ ꯎꯔꯛꯂꯦ꯫ ꯃꯗꯨ ꯎꯕꯗ ꯁ꯭ꯋꯥꯏ ꯂꯥꯎꯋꯦ꯫ ꯅꯨꯄꯤ ꯃꯆꯥꯗꯨꯒꯤ ꯃꯥꯏꯊꯣꯡꯗꯣ ꯃꯌꯦꯛ ꯁꯦꯡꯅꯗꯤ ꯎꯐꯥꯠꯇꯦ, ꯑꯗꯨꯕꯨ ꯍꯦꯛ ꯌꯦꯡꯕꯗ ꯃꯥꯏꯊꯣꯡꯗꯣ ꯎꯟꯗꯧꯅ ꯄꯨꯡꯉꯧ ꯉꯧꯕꯗꯧꯅ, ꯃꯁꯥꯗ ꯏ ꯃꯆꯦꯠ ꯑꯃꯠꯇ ꯐꯥꯎ ꯊꯥꯡꯂꯝꯗꯦ꯫ ꯆꯤꯡꯗꯣꯜ ꯃꯇꯣꯟꯗ ꯀꯨꯞꯄ ꯎꯟꯒꯨꯝ ꯃꯁꯥꯗꯣ ꯏ ꯃꯆꯦꯠ ꯑꯃꯠꯇ ꯐꯥꯎ ꯊꯥꯡꯗ ꯊꯣꯡꯅꯥꯎꯗꯒꯤ ꯊꯛꯇꯣꯔꯛꯄ ꯃꯩꯉꯥꯜꯗꯨꯗ ꯎꯔꯦ ꯃꯌꯦꯛ ꯁꯦꯡꯅ꯫ ꯄꯪꯂꯥꯞꯅ ꯍꯧꯗꯕ ꯐꯛꯂꯥꯡꯗꯨꯒꯤ ꯑꯗꯨꯃꯛ ꯇꯥꯏꯅꯅ ꯍꯧꯔꯤꯕ ꯅꯣꯕꯥꯞ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯂꯩꯕ ꯅꯨꯄꯤ ꯃꯆꯥꯗꯣ ꯑꯇꯩ ꯀꯅꯥ ꯅꯠꯇꯦ, ꯇꯝꯐꯥꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜꯅꯤ꯫ ꯃꯄꯥꯅ ꯃꯇꯝ ꯀꯌꯥꯒꯤ ꯃꯃꯥꯡꯗ ꯃꯐꯝꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯈꯤꯅꯕ ꯍꯥꯏꯗꯨꯅ ꯂꯥꯏ ꯇꯤꯟ ꯈꯣꯏꯔꯝꯗꯨꯅ ꯍꯣꯠꯅꯈꯤꯕ ꯈꯨꯗꯤꯡꯃꯛ ꯍꯧꯖꯤꯛꯇꯤ ꯑꯔꯦꯝꯕ ꯇꯥꯔꯦ꯫ ꯅꯧꯅ ꯊꯋꯥꯏ ꯃꯤꯔꯦꯜꯁꯤ ꯌꯨꯝꯁꯤꯗ ꯁꯥꯐꯣꯡꯕ ꯍꯧꯔꯛꯂꯦ꯫ ꯊꯋꯥꯏꯕꯨ ꯁꯤꯕ ナꯏꯕ꯭ꯔꯥ? ꯃꯥꯗꯤ ꯁꯤꯕ ꯅꯥꯏꯗꯦ, ꯑꯗꯨꯅ ꯑꯃꯨꯛ ꯃꯍꯥꯛ ꯅꯧꯅ ꯅꯥꯍꯜꯂꯛꯂꯦ꯫ ꯌꯨꯝꯁꯤꯗ ꯃꯊꯤ ꯐꯣꯡꯕ ꯃꯄꯥꯒꯤ ꯃꯥꯌꯣꯛꯇ ꯅꯧꯅ ꯂꯦꯞꯂꯔꯦ꯫ ꯑꯗꯨꯕꯨ ꯄꯨꯝꯅꯃꯛꯁꯤ ꯈꯪꯗꯕꯤ ꯁꯤꯡꯒꯥꯔꯩꯗꯤ ꯀꯣꯛꯆꯥꯎꯕꯤ ꯀꯥꯏ꯫ ꯉꯥꯏꯍꯥꯛ ꯃꯤꯀꯨꯞ ꯈꯔ ꯁꯛꯇꯝ ꯑꯗꯨ ꯎꯔꯝꯂꯒ ꯃꯐꯝ ꯑꯗꯨꯗꯒꯤ ꯈꯪꯍꯧꯗꯅ ꯃꯥꯡꯈ꯭ꯔꯦ꯫ ꯁꯤꯡꯒꯥꯔꯩ ꯅꯪꯍꯧꯔꯣꯏ ꯃꯇꯥꯒꯨꯝ
पाखत्पा थकत्पा अमग लोइनना मसादो थोंनाउदो अफिंग अपाय अमग लोइनना लोनसिले मा सोर थबेत थबेत होले चनिंग चमांग समनदबा मीदौना सिंगारे कइनो अइगी मिटनरा मसिंग मरा पंगुदु उरबरा मानिदा हौजिबु कदाइदगी नुमित तारगा अंगांग लांगदुइनो कोइचेन चेन्दुना सानदुइनो वाखल हाइबसिना लोइना अइबु साननिंगबा मोंगदा मनिंगतमना पुनिंगबा माइकैदा पुदुना सानरे अइमा मसिगी अंगांगसे कयादा ngaklibanone ngasai ki theba yadabado urau tharauduna kaplambadubu phakredana sidi mata amani nahong ama tawraga namda hek pukhalubadagi pharene mana butum butum khrabadi aingonda di komlabane kanade phamung sida nongna sumlade ai chak loinaba tawbana phai asi khaladuna hojikti singare nahong dagi machabu tharga tumin chekmuk laudana machabu mu sumduna tumhalamdaga tumin kadugi manungdagi thorokle aduga ma chaksanglomda tamna lai aduga magi loisilamdaba mathausingdo loisinnaba kanna honare angang adudi aduma ningaijana tumduna lehori hainaina mi ani khaki chak thongbabu kayang kuina changani chak sojikti thongba loire chak thongba loire du pho mapuroibedude halaklamdri ngasai mapuroibana chalamdai dhairambado amung ningsinglagle tabra mama nangge hongnabine chak cha da khai ayamu thengna mamna halakpa ngaiduna leibado tawranu pharasu phatraju nangse apikpana cha chelibana habse kauthokanu ko aigi nangi khandraga sune piklibana cha nupa sigi khal thawre warem tawnu aigi ngairamanu thengbu thengladine nang adum ngantana cha thoklamu ko mapuroibaduna hairambado ningsinglaktuna magi saruktu chare aduga kolik warem losilaga magi kada changle macha nupa apikpadudi isi si kai tumde chekmuk laudaba makai somdana maibadudi khara lapa semngai jingromda lai khuramba amagi satki singare gi mafamdadi mapuroibasina yam chawna minamba amadi kangre migida upu kang tonjan bajali mahaksu chaka cha siluga thengna thengjilabuga tumningba phawrle pikliba machagi nakanda ma wan khangna duna isi si kai angang amadi yumgi honabada warduna masado lotharakduna tumthakre asumna tawringe tanjaduda makhol ama taba yade marak marakta mamichu amumuk singi makhol ama tabada mapuroiba laklabra haiduna manado thangkatuna ta adubu lakpu labadi soidana thong hangu haidana kawrakani haibasimasu ma masada khanjarame adubu kawraktrabadudadi masado amuk tumthakirame tanglau leinadi sumsum matamgi chelna khamba yadna chenkibana numidangi pung 12 khara helagle matamduda makhoigi konthonglomda huina haunaduna khongba madi kappagi loinadraba makholoina taragle adubu singare isi sike tumthakiba matang oibana hui khongba kappagi makholamada magi masada changlamde adumang madi nindra kobi laimina sumba horakpagi ningaidana tumtha bhorgle mak masado warabagi poptai asumna nungaine tumtha bhorkpa yumsidagi lamna tantokiba tamphagi thawai mirelo sumang matunduda amuk leblare ngasai wai maning mayada kocha chatlamane ngasigi numitse matang tanja chapchare mapasu yumda leite aduna ngasidi matam kyadagi pangthoklage khanba thabak ama mathau tawrige khanduna haujikti ma nongmi yumduda munni yengduna le machinda momonoi aduga nin khongna hairi baba nang he na ngaukhre nangnadi nangna tawba thabak ama mai pakle mahaya le khan aibu lamna tan thokre khanduna ningaidana nange mangla lambata tawduna leibe nangdi mondrang amada nasadu suduna taibang palpumba natra aina sanaba kumai sida nangdi pangthari paba nangse kayada pangliba thawaibu siba naibra pabana hena ngakre aidi paba thawai ekhoidi siba naide hakchangdi maitana wakhaikrabasu paba nangdi nachai thawaibu lapna tanthokle khalliba adubu paba nang karigi kauli konthong sida pabana aigi mongpham oikibana
ꯄꯥꯕꯅ ꯇꯥꯏꯕꯪꯄꯥꯜꯁꯤꯗ ꯍꯤꯡꯗꯨꯅ ꯃꯆꯤ ꯂꯦꯡꯗꯅ ꯂꯩꯔꯤ ꯐꯥꯎꯕꯗꯤ ꯅꯆꯥ ꯑꯩꯒꯤ ꯊꯋꯥꯏꯅ ꯃꯐꯝ ꯀꯩꯗꯁꯨ ꯆꯠꯂꯣꯏꯌꯦ ꯄꯥꯕꯒ ꯑꯩꯒꯒꯤ ꯂꯝꯕꯤꯗ ꯈꯨꯔꯧ ꯊꯥꯡꯂꯤꯕ ꯅꯃꯥ ꯅꯆꯥ ꯅꯈꯣꯏ ꯑꯅꯤꯕꯨ ꯀꯅꯥꯅ ꯀꯟꯕ ꯉꯝꯕ ꯌꯦꯡꯒꯦ ꯑꯁꯤ ꯈꯜꯂꯗꯨꯅ ꯊꯋꯥꯏꯁꯤꯅ ꯃꯥꯅ ꯇꯧꯅꯤꯡꯕ ꯃꯅꯤꯡ ꯂꯣꯏꯅ ꯅꯤꯡꯕ ꯊꯨꯡꯂꯅꯤ ꯈꯟꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯥ ꯌꯨꯝꯁꯤꯗ ꯆꯪꯁꯤꯜꯂꯒ ꯏꯃꯨꯡ ꯑꯗꯨꯗ ꯇꯨꯝꯗꯨꯅ ꯂꯩꯔꯤꯕ ꯃꯃꯥ ꯃꯆꯥ ꯑꯗꯨꯕꯨ ꯃꯈꯨꯠꯅ ꯄꯦꯟꯅ ꯃꯈꯧꯔꯤ ꯆꯔꯝꯁꯤꯡꯗꯣ ꯃꯦꯠꯂꯒ ꯍꯥꯠꯂꯒ ꯅꯤꯡꯉꯤ ꯑꯁꯨꯝꯅ ꯈꯜꯂꯗꯨꯅ ꯃꯥ ꯃꯥꯡꯒꯣꯟꯗꯥꯔꯤ ꯑꯗꯨꯗꯒꯤ ꯃꯥꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜꯗꯨ ꯏꯃꯨꯡꯗ ꯆꯪꯁꯤꯟꯒꯦ ꯇꯧꯏ ꯑꯗꯨꯕꯨ ꯃꯥ ꯏꯃꯨꯡꯗꯤ ꯂꯥꯏꯔꯗꯅ ꯃꯥꯡꯒꯣꯟꯗꯨ ꯐꯥꯎ ꯈꯣꯡ ꯊꯥꯡꯖꯤꯟꯕ ꯉꯝꯗ꯭ꯔꯦ ꯈꯣꯡꯐꯝ ꯑꯅꯤ ꯑꯍꯨꯝꯗꯤ ꯃꯥ ꯍꯟꯇꯣꯔꯛꯑꯦ ꯑꯁꯨꯝꯅ ꯃꯥ ꯆꯪꯁꯤꯟꯕ ꯉꯝꯗ꯭ꯔꯕꯗꯨꯗꯗꯤ ꯌꯨꯝꯗꯨꯒꯤ ꯌꯦꯅꯈꯥ ꯌꯦꯡꯈꯨꯟ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗꯨꯗ ꯃꯥ ꯃꯊꯟꯇ ꯀꯣꯏꯅ ꯆꯠꯂꯤ ꯆꯪꯕ ꯌꯥꯕ ꯂꯤꯠꯁꯤꯟꯕ ꯌꯥꯕ ꯃꯐꯝ ꯑꯃ ꯃꯥ ꯊꯤꯔꯤ ꯑꯗꯨꯕꯨ ꯃꯁꯤ ꯐꯅ ꯑꯣꯏꯗꯨꯅꯁꯨ ꯃꯥ ꯏꯃꯨꯡ ꯑꯗꯨꯗ ꯆꯪꯁꯤꯟꯕ ꯉꯝꯗ꯭ꯔꯦ ꯃꯥ ꯃꯆꯤꯟꯗ ꯂꯦꯡꯉꯛꯏ ꯑꯣ ꯄꯥꯕ ꯅꯪꯗꯤ ꯌꯥꯝ ꯁꯤꯡꯕ ꯃꯤ ꯑꯣꯏꯔꯦꯀꯣ ꯅꯪ ꯅꯁꯥꯃꯛ ꯌꯨꯝꯁꯤꯒꯤ ꯃꯈꯥꯗ ꯂꯩꯇ꯭ꯔꯕꯁꯨ ꯂꯩꯍꯧꯔꯤꯕ ꯃꯈꯣꯏꯒꯤ ꯈꯜꯂꯒ ꯃꯈꯣꯏꯕꯨ ꯀꯔꯤꯗ ꯁꯣꯏꯈꯤꯒꯗꯒꯦ ꯈꯟꯗꯨꯅ ꯅꯪꯗꯤ ꯍꯥꯟꯅ ꯊꯧꯔꯥꯡ ꯄꯨꯝꯕ ꯂꯣꯏꯔꯝꯃꯦꯗꯅ ꯇꯧꯔꯤꯁꯤꯗꯤ ꯄꯥꯕ ꯅꯪꯒꯤ ꯂꯧꯗꯣ ꯍꯧꯖꯤꯛꯐꯥꯎ ꯂꯣꯏꯔꯝꯗ꯭ꯔꯤꯀꯣ ꯐꯔꯦ ꯄꯥꯕ ꯅꯪꯅ ꯂꯧ ꯇꯧꯔꯕꯅꯤꯅ ꯑꯩꯁꯨ ꯂꯧ ꯇꯧꯕ ꯇꯥꯔꯦ ꯑꯁꯨꯝꯅ ꯃꯆꯤꯟꯗ ꯁꯣꯜꯂꯝꯂꯒ ꯐꯠꯇ꯭ꯔꯕ ꯊꯋꯥꯏ ꯃꯤꯔꯦꯜꯁꯤꯅ ꯈꯨꯗꯛ ꯑꯗꯨꯗ ꯃꯄꯥ ꯃꯥꯏꯕꯗꯨꯒꯤ ꯁꯥꯁꯤꯟꯅꯕ ꯁꯛꯂꯣꯜ ꯑꯗꯨ ꯂꯥꯡꯈ꯭ꯔꯦ ꯑꯗꯨꯒ ꯃꯄꯥꯒ ꯆꯞ ꯃꯥꯟꯅꯅ ꯈꯣꯟꯖꯦꯜꯗ ꯂꯥꯎꯔꯦ ꯍꯥꯏ ꯃꯃꯥ ꯇꯥꯕ꯭ꯔꯣ ꯑꯩ ꯍꯜꯂꯛꯑꯦꯅꯦ ꯊꯣꯡ ꯁꯥꯡꯉꯣ ꯑꯁꯤ ꯍꯥꯏꯔꯒ ꯌꯥꯝ ꯀꯟꯅ ꯍꯧꯅ ꯂꯥꯎꯔꯝꯃꯤ ꯑꯗꯨꯕు ꯃꯍꯥꯛꯅ ꯀꯧꯔꯤꯕꯗꯣ ꯃꯥꯒꯤ ꯃꯃꯥꯇꯣꯟ ꯁꯤꯡꯒꯥꯔꯩꯅ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯊꯈꯤꯕ ꯃꯇꯥꯡ ꯑꯣꯏꯕꯅ ꯃꯍꯥꯛꯅ ꯀꯧꯕ ꯉꯥꯡꯕꯗꯣ ꯇꯥꯔꯝꯗꯦ ꯃꯥꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯀꯧꯔꯁꯨ ꯇꯥꯗ꯭ꯔꯕꯗꯨꯗ ꯊꯋꯥꯏ ꯃꯤꯔꯦꯜꯗꯨꯅ ꯇꯥꯅꯕ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯀꯧꯔꯝꯃꯤ ꯎꯆꯤꯟ ꯅꯥꯆꯤꯟ ꯍꯟꯗꯛꯃꯨꯛꯇꯤ ꯀꯧꯕꯗꯨ ꯇꯥꯔꯗꯨꯅ ꯁꯤꯡꯒꯥꯔꯩ ꯏꯃꯨꯡꯗꯒꯤ ꯈꯨꯠꯇ ꯂꯥꯇꯦꯟ ꯑꯃ ꯄꯥꯏ ꯃꯁꯥꯗꯣ ꯇꯨꯐꯛ ꯇꯨꯄꯥꯏꯆꯦꯟ ꯊꯣꯛꯂꯛꯂꯦ ꯊꯣꯡ ꯄꯣꯅꯥ ꯂꯣꯜꯂꯤꯕꯗꯣ ꯍꯥꯡꯗꯣꯛꯂꯦ ꯑꯃꯝꯕꯗꯨꯗ ꯗꯥꯔꯤ ꯃꯄꯥꯜꯗꯨꯗ ꯂꯦꯞꯄꯒ ꯃꯄꯨꯔꯣꯏꯕꯅ ꯂꯩꯔꯝꯕꯗꯣ ꯎꯔꯦ ꯑꯅꯤꯗꯣ ꯑꯋꯥꯏ ꯈꯨꯝ ꯇꯧꯅꯔꯦ ꯀꯩꯗꯧꯔꯒꯦ ꯃꯄꯥ ꯅꯨꯃꯤꯗꯥꯡ ꯑꯊꯦꯡꯕꯁꯤꯗ ꯃꯥꯡꯒꯣꯟꯗꯥꯔꯤ ꯃꯄꯥꯜꯗꯨꯗ ꯂꯦꯞꯄꯒ ꯂꯩꯔꯤꯗꯨꯕꯣ ꯇꯧꯍꯩꯗꯤꯌꯦ ꯑꯗꯨꯒꯤ ꯃꯍꯨꯠ ꯑꯗꯨꯗ ꯂꯦꯞꯂꯒ ꯑꯩꯕꯨ ꯀꯣꯏꯀꯧ ꯀꯧꯗꯨ ꯁꯔꯨꯛꯄꯨꯗꯤ ꯀꯣꯛ ꯃꯥꯡꯒꯣꯟꯗ ꯀꯥꯈꯠꯄꯤꯔꯛꯂꯒ ꯊꯣꯡꯁꯤ ꯊꯤꯜꯂꯒ ꯑꯩꯕꯨ ꯇꯥꯅꯕ ꯀꯧꯕꯗꯨꯅ ꯐꯔꯣꯏꯗ꯭ꯔꯣ ꯑꯍꯤꯡ ꯑꯊꯦꯡꯕꯁꯤꯗ ꯀꯣꯏꯂꯥꯎ ꯂꯥꯎꯅꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯊꯦꯡꯕꯁꯤꯗꯅꯦ ꯑꯃꯨꯛ ꯊꯣꯡꯗꯨ ꯊꯤꯜꯂꯨꯔꯒ ꯑꯃꯨꯛ ꯂꯩꯀꯥꯏ ꯇꯥꯔꯗꯤ ꯅꯨꯡꯉꯥꯏꯔꯣꯏ ꯍꯥꯏꯗꯨꯅ ꯇꯧꯕꯅꯤ ꯑꯗꯨꯕꯨ ꯑꯣꯏꯕ ꯃꯣꯏ ꯃꯄꯥꯅ ꯑꯃꯨꯛꯇꯪ ꯊꯤꯟꯕꯗ ꯑꯗꯨꯃꯛ ꯌꯥꯔꯗꯨꯕꯨ ꯀꯌꯥꯝ ꯀꯨꯏꯗꯣꯏꯅꯣ ꯑꯃꯨꯛꯀꯤ ꯈꯨꯊꯤꯟꯗ ꯑꯗꯨꯝ ꯇꯥꯔꯗꯧꯗꯨꯕꯨ ꯑꯍꯤꯡꯁꯤꯗ ꯀꯣꯏꯂꯥꯎ ꯂꯥꯎꯕꯗꯨꯅ ꯍꯦꯟꯅ ꯇꯟꯖꯈꯤꯗ꯭ꯔꯦ ꯁꯦ ꯌꯥꯔꯦꯁꯦ ꯂꯥꯛꯑꯗꯤꯅꯦ ꯏꯃꯨꯡꯗ ꯆꯪꯂꯒ ꯐꯤꯔꯣꯜ ꯍꯣꯡꯗꯣꯛꯄꯤꯔꯣ ꯂꯥꯎ ꯑꯗꯨꯒ ꯆꯥꯛ ꯆꯥꯅꯕ ꯉꯁꯥꯏꯅ ꯏꯪꯗꯨꯅ ꯂꯣꯏꯔꯄꯣꯠꯅꯤ ꯑꯗꯨꯕꯨ ꯑꯩꯅ ꯃꯣꯏ ꯃꯄꯥꯒꯤ ꯍꯥꯕ ꯌꯥꯅꯕ ꯍꯥꯏꯗꯨꯅ ꯉꯥꯅꯝꯕꯨꯗꯤ ꯐꯣꯡ ꯐꯣꯡ ꯁꯥꯅ ꯂꯩꯔꯪ ꯃꯄꯥꯜꯗ ꯌꯥꯏꯗꯨꯅ ꯊꯅꯝꯕꯅꯤ ꯑꯗꯨꯒ ꯆꯝꯐꯨꯠꯀ ꯂꯩꯔꯤ ꯁꯥꯍꯜꯂꯒꯕꯨꯗꯤ ꯆꯥꯕ ꯌꯥꯅꯤ ꯆꯥꯛꯅ ꯏꯪꯖꯔꯁꯨ ꯊꯋꯥꯏ ꯃꯤꯔꯦꯜꯗꯣ ꯍꯣꯏ ꯃꯥꯏ ꯍꯥꯏꯗ ꯉꯥꯏꯍꯥꯛꯇꯤ ꯀꯔꯤ ꯈꯨꯝꯁꯤꯒꯥꯏꯗꯨꯅ ꯇꯨꯃꯤꯟ ꯂꯦꯞꯂꯒ ꯃꯥꯡꯒꯣꯜꯗꯥꯔꯤ ꯃꯄꯥꯜꯗꯨꯗ ꯂꯦꯞꯄꯒ ꯂꯩ ꯃꯥꯅꯗꯤ ꯏꯃꯨꯡꯗ ꯆꯪꯂꯛꯂꯒ ꯆꯥꯛ ꯆꯥꯔꯣ ꯐꯤꯔꯣꯜ ꯍꯣꯡꯉꯣ ꯍꯥꯏꯔꯤꯕ ꯑꯗꯨꯕꯨ ꯃꯥꯗꯤ ꯊꯋꯥꯏꯅꯤ ꯏꯃꯨꯡꯁꯤꯗ ꯆꯪꯕ ꯌꯥꯕꯒꯤ ꯑꯌꯥꯕꯗꯨꯃꯗꯤ ꯉꯁꯤ ꯃꯥꯒꯤ ꯃꯐꯝꯗꯗꯤ ꯂꯩꯇ꯭ꯔꯦ ꯃꯁꯤꯗꯕꯨ ꯀꯃꯥꯏ ꯇꯧꯅ ꯃꯇꯧ ꯀꯔꯝꯅ ꯃꯥꯒꯤ ꯃꯃꯥꯇꯣꯟꯁꯦ ꯃꯄꯥꯜꯗ ꯀꯧꯊꯣꯛꯂꯒ ꯃꯈꯨꯠ ꯄꯦꯟꯅ ꯍꯥꯠꯁꯤꯒꯦ ꯈꯜꯂꯤ ꯃꯃꯥ ꯃꯆꯥꯕꯨ ꯄꯦꯟꯅ ꯍꯥꯠꯀꯦꯗꯤ ꯈꯜꯂꯒ ꯃꯍꯥꯛ ꯂꯥꯛꯄꯅꯤ ꯑꯗꯨꯕꯨ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤꯗ ꯃꯍꯥꯛ ꯃꯃꯥ ꯃꯆꯥ ꯄꯨꯟꯅ ꯍꯥꯠꯄꯗꯨꯃꯗꯤ ꯑꯣꯏꯊꯣꯛꯂꯔꯣꯏ ꯍꯥꯏꯕ ꯃꯍꯥꯛꯁꯨ ꯈꯪꯂꯦ ꯑꯗꯨꯅ ꯃꯃꯥꯇꯣꯟꯁꯤꯗꯗꯤ ꯍꯥꯠꯂꯒꯦ ꯀꯣꯟꯅ ꯇꯟꯖꯥ ꯑꯃꯕꯨ ꯌꯦꯡꯂꯒ ꯃꯆꯥꯅꯨꯄꯥꯗꯨ ꯍꯥꯠꯂꯒꯦ ꯍꯥꯏꯗꯨꯅ ꯆꯞ ꯌꯨꯡꯅ ꯂꯦꯞꯄꯦ ꯁꯤꯡꯒꯥꯔꯩꯅ ꯀꯩꯗꯧꯔꯒꯦ ꯃꯄꯥ ꯑꯃꯨꯛ ꯍꯣꯏ ꯃꯥꯏ ꯍꯥꯏꯗꯅ ꯇꯨꯃꯤꯟ ꯃꯆꯤꯗ ꯂꯦꯞꯇꯨꯅ ꯑꯃꯨꯛ ꯎꯪꯗꯨꯅ ꯂꯩꯔꯤꯁꯤꯅ ꯃꯇꯝꯁꯦ ꯊꯦꯡꯉꯦ ꯁꯨꯝꯗꯧꯕꯅꯤ ꯁꯤꯡꯒꯥꯔꯩ ꯑꯩꯗꯣ ꯑꯃꯥꯡꯕ ꯅꯦꯠꯂꯨꯔꯦꯅꯦ ꯑꯃꯝꯕꯗ ꯁꯨꯝ ꯈꯣꯡꯅ ꯂꯝꯁꯥꯡ ꯂꯥꯛꯄꯅ ꯑꯗꯨꯅ ꯏꯁꯥꯁꯦ ꯏꯔꯨꯖꯗ꯭ꯔꯗꯤ ꯅꯨꯡꯉꯥꯏꯔꯔꯣꯏ ꯍꯧꯖꯤꯛꯄꯨ ꯑꯍꯤꯡ ꯑꯁꯨꯛ ꯌꯥꯝ ꯊꯦꯡꯂꯁꯤꯗ ꯏꯔꯨꯖꯗꯣꯏꯕ ꯍꯣꯏꯅꯦ ꯃꯃꯥ ꯄꯨꯈ꯭ꯔꯤꯗ ꯆꯨꯞ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯂꯨꯞꯄꯗꯤ ꯌꯥꯔꯦꯗ ꯑꯗꯨꯕꯨꯗꯤ ꯍꯣꯏꯗ ꯑꯃꯥꯡꯕ ꯅꯦꯠꯂꯨꯕꯁꯦ ꯏꯁꯥꯗ ꯅꯨꯡꯉꯥꯏꯇꯕꯅꯤ
ngahak mangol machiduda lepiramo ai imungdagi phadi amadi hongthoknaba khudaidu lokthokcharuge hoi hoi kuiraklanuko singare imungdagi khudai amadi phadi lokthoklure aduga haire moi mapa nacha nupasu ningaidina tumauri mikap tholaktingai khara khaji khunglai thuna pukhri da chache aduga irupiro angang hogolaklabadi soidana pharak tarani asumne haibaga thongadu mapaldagi singare chena lolamlaga awang thangbagi kachinda leiba pukhri du tamna lai khutta laten ni mengal du pai thau suloirpagi laten do yam kai hana nganba laten amadi khak oiramde laten du kaloinana singare mang thaduna chale atheng bahing duda laphung kong singdo nungsida liri liri sitpaduda top top makholama thogli makhol aduna tattana akiba masu phawale singaregi masada adubu mapuroi ba yawribu haidina amuksu ilai laina khandoe adubu phatraba tamphagi thawai mirel dunade asuki matik nungaiba apenba phawe magi yarolangda thuraba saji amomne khallubada taibang ahingba migi matau chap manana tamphagi thawai mirel do pukhri thunga mapal duda makhong do yan tharaga kumthakre pukhri irul nungda singarena haima numidang sida nungam tawrisu thadau yadro pukhri sida tahoidiye ama matheng sida laitin leram labasu karigumba aikhoina pukhri da nung macha am tawrisu thadarabadi taibung mi aikhoi lakle khangbadagi makhoisu aikhoi dagi handoki tuine asi hariga singare masada loinerpa latendo pukhri mapal duda mafam chana thamlaga mapuroibadagi yaifnaba khalladana akoi biduda nung macaguma tabra haidina koyeng yeng asumna yenglingi tanja aduda magil sumduda taplawna paire kanano paire ibudu haidina yam phingna yengthuklubadadi ngasagi nobak makhongda maseng marang oina lehwi masada I thangdabi nupi macada oiraga leiramle asumna I thangdaba nupi macha amada magil sumda paire magi tung thokla leptuna yenglaga leirambudu ubada madi lawai luton satkare hoi ma nang kanano paukhungam ta pirakte ising manung aduda laktuna tamphagi thawai duna singare lusam da pairaga namsile masado ising manung duda laksin bawrukle kana kana lege aibung ta kanbiyo haijabatani pukningda jimbal dadi ma kang mangamdre thawai dudi makhu pungna nokle imaton warau yade ngasidi na chana imaton gi thawal tawjaba tare asi haiga lusam du da pairaga git git namsile ising manung aduda siba changba khangra masado sire haiduna le phamungda tumduna lehawa pikliba macha nupa apisa sanama tumbure pukningda maro lole imagi bungo hantak mapoksi magidi ima isa amuk hana unaba phanglaroi ko ngasi haiba numisida loire asumna he wana laiji irul nungduda mamit mana ngorong ngorong unkatuna sordu chaunu chaunu holaga ising manungduda sor holaga le asumna tawringi tanja aduda kadomdagina khangaude pukhri mapal du tamna magi puroibudu saptra amukloinena akha aragum paisilakle aduga khutta hanga maru khara pai macha nupi thawai midel du tamna langsilai adumna langsilakpaduda macha nupi thawai midel duna lusamda namsinduna pairamba magi nupi atombido ising manungdudagi khangtha thadore madi makhuri charamda paiduna kuina phajinna thamlubu ahu hu haiduna masado haduna leir maibiduna macha nupi gi thawai du yenglaga sauna haide aina nangbu asuki mati khanjabani thawai makni khalaga aduga nangna sanga phawbuna chaloida sajali chatto nang makna mafam sida chali nang mafam sida kariyamu lawba lagle chatkro chalo nangu manangoda singnabadi lapnabu thamko numit tha uba haliba nangbu hek pokliba napani haibase nang kaudaba phai thawai sina hanga marugi chena kholamade
ꯂꯩꯋꯥ ꯇꯤꯟꯋꯥꯅ ꯊꯋꯥꯏꯗꯨꯒꯤ ꯃꯇꯤꯛ ꯃꯌꯥꯏ ꯄꯨꯝꯕ ꯆꯥꯝꯕ ꯍꯧꯔꯛꯂꯦ ꯉꯥꯏꯍꯥꯛꯇꯤ ꯆꯩꯅꯥ ꯈꯥꯡꯕ ꯉꯝꯗꯗꯨꯅ ꯃꯆꯥꯅꯨꯄꯤꯒꯤ ꯊꯋꯥꯏꯗꯨꯅ ꯌꯦꯡꯗꯨꯅ ꯍꯥꯏꯔꯤ ꯄꯥꯕ ꯅꯪꯁꯨ ꯑꯩꯒꯤ ꯑꯄꯣꯛꯄ ꯏꯄꯥꯅꯤꯀꯣ ꯑꯗꯨ ꯑꯣꯏꯔꯗꯤ ꯃꯄꯥ ꯑꯃꯅ ꯂꯧꯐꯝ ꯊꯣꯛꯄ ꯊꯧꯗꯥꯡꯗꯣ ꯏꯄꯥꯁꯨ ꯂꯧꯕꯤꯌꯨ ꯑꯗꯨꯗꯤ ꯅꯠꯇꯦ ꯅꯆꯥ ꯑꯩꯕꯨ ꯌꯦꯡꯅꯕ ꯑꯣꯏꯅ ꯎꯗꯨꯅ ꯌꯨꯝ ꯏꯪꯈꯣꯜꯁꯤꯒꯤ ꯃꯈꯥꯗ ꯂꯩꯇꯅꯕ ꯄꯥꯕꯅ ꯇꯧꯕꯗꯨꯅ ꯑꯩꯁꯨ ꯇꯨꯃꯤꯟ ꯂꯩꯕ ꯉꯝꯗꯗꯨꯅ ꯄꯥꯕꯕꯨ ꯁꯤꯡꯅꯕꯅꯤ ꯃꯥꯏꯕꯗꯨꯅ ꯏꯄꯥꯒꯤ ꯏꯕꯦꯝꯃ ꯅꯪꯁꯦ ꯑꯍꯤꯡꯕ ꯃꯔꯛꯇ ꯂꯩꯕ ꯌꯥꯕ ꯅꯃꯨ ꯇꯥꯏꯕꯪ ꯃꯤꯗꯣ ꯅꯠꯇ꯭ꯔꯕꯅꯤ ꯅꯪ ꯅꯁꯥꯁꯦ ꯊꯋꯥꯏ ꯑꯃꯅꯤ ꯍꯥꯏꯕꯁꯦ ꯀꯥꯎꯒꯗ ꯏꯄꯥꯒꯤ ꯏꯕꯦꯝꯃ ꯑꯁꯨꯝꯅ ꯊꯋꯥꯏꯁꯤꯒ ꯃꯄꯨꯔꯣꯏꯕꯁꯤꯒ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯁꯤꯡꯁꯤ ꯇꯥꯕꯗ ꯃꯥꯗꯤ ꯉꯛꯄꯅ ꯈꯝ ꯊꯦꯡꯉꯤ ꯁꯤꯡꯒꯥꯔꯦ ꯈꯪꯂꯦ ꯉꯁꯤꯗꯤ ꯏꯃꯨꯡꯁꯤꯒꯤ ꯑꯃꯗꯤ ꯃꯄꯨꯔꯣꯏꯕꯒꯤ ꯑꯔꯣꯟ ꯑꯇꯨꯞ ꯂꯣꯏꯅ ꯍꯧꯕꯗꯒꯤꯅ ꯂꯣꯏꯕ ꯐꯥꯎꯕ ꯈꯪꯂꯦ ꯁꯤꯡꯒꯥꯔꯦ ꯁꯣꯔ ꯊꯕꯦꯠ ꯊꯕꯦꯠ ꯃꯥꯏꯕꯗꯨ ꯌꯦꯡꯂꯒ ꯌꯥꯝ ꯁꯥꯎꯅ ꯍꯥꯏꯔꯦ ꯑꯣ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯐꯤꯖꯪ ꯃꯔꯨꯝ ꯑꯃꯗ ꯑꯔꯣꯟꯕ ꯀꯨꯝꯍꯩ ꯑꯃ ꯅꯄꯥꯅ ꯆꯥꯅ ꯁꯥꯟꯅꯔꯤꯕ ꯑꯣꯏꯔꯦ ꯑꯩ ꯇꯁꯦꯡꯅ ꯅꯈꯣꯏꯒꯤ ꯃꯔꯛꯇ ꯍꯥ ꯑꯣꯏꯕꯗꯤ ꯉꯝꯂꯣꯏ ꯉꯁꯤꯒꯤ ꯑꯍꯤꯡꯗ ꯂꯦꯟꯈꯤꯁꯅꯨ ꯍꯌꯦꯡ ꯅꯣꯡꯉꯥꯟꯕꯒ ꯄꯤꯛꯂꯤꯕ ꯏꯆꯥꯁꯤ ꯄꯨꯗꯨꯅ ꯑꯩ ꯏꯄꯥꯝꯗ ꯆꯠꯆꯈꯤꯒꯦ ꯃꯥꯏꯕꯗꯨꯅ ꯀꯔꯤꯅꯣ ꯅꯪꯅ ꯉꯥꯡꯂꯤꯗꯨꯕꯨ ꯁꯤꯡꯒꯥꯔꯦ ꯑꯩꯅ ꯉꯥꯡꯂꯤꯕꯁꯦ ꯃꯌꯦꯛꯅꯤ ꯑꯩ ꯃꯐꯝꯁꯤꯗ ꯑꯍꯤꯡꯕ ꯑꯁꯤꯕꯅꯤꯒꯤ ꯃꯔꯛꯇ ꯀꯨꯝꯍꯩ ꯁꯥꯟꯅꯔꯤ ꯑꯩ ꯅꯈꯣꯏꯒꯤ ꯀꯨꯝꯍꯩ ꯌꯦꯡꯕ ꯕꯥꯕꯣꯛꯇꯣ ꯑꯩꯗꯤ ꯑꯣꯏꯅꯤꯡꯗ꯭ꯔꯦ ꯑꯁꯤ ꯍꯥꯏꯔꯒ ꯑꯣꯛ ꯈꯣꯡꯒꯩ ꯀꯞꯂꯛꯂꯦ ꯇꯟꯖꯥꯗꯨꯗ ꯃꯆꯥꯅꯨꯄꯤꯗꯨꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜꯗꯨꯗꯤ ꯃꯆꯤꯟ ꯌꯥꯎꯔꯛꯑꯦ ꯏꯃꯥꯇꯣꯟ ꯅꯪꯇ ꯆꯠꯄꯤꯈ꯭ꯔꯣ ꯅꯪꯇ ꯌꯨꯝꯁꯤꯗꯒꯤ ꯆꯠꯈ꯭ꯔꯗꯤ ꯐꯤꯖꯪ ꯃꯔꯨꯝꯗ ꯂꯣꯟꯅ ꯑꯍꯤꯡꯕꯒ ꯑꯁꯤꯕꯒ ꯁꯥꯟꯅꯔꯤꯕ ꯀꯨꯝꯍꯩꯁꯦ ꯑꯃꯨꯛ ꯍꯟꯅ ꯁꯥꯟꯅꯔꯣꯏ ꯆꯠꯄꯤꯈ꯭ꯔꯣ ꯏꯃꯥꯇꯣꯟ ꯃꯥꯏꯕꯗꯨꯅ ꯃꯆꯥꯅꯨꯄꯤꯒꯤ ꯊꯋꯥꯏꯗꯨꯗ ꯑꯣꯟꯁꯤꯜꯂꯒ ꯃꯁꯤ ꯃꯆꯤꯟ ꯌꯥꯝ ꯌꯥꯎꯏꯅꯦ ꯑꯁꯨꯝꯅ ꯍꯥꯏꯔꯤꯉꯩ ꯂꯝ ꯈꯨꯅꯨ ꯑꯃꯨꯕ ꯑꯃ ꯑꯣꯜꯂꯒ ꯃꯥꯒꯤ ꯃꯌꯥꯏ ꯄꯨꯝꯕ ꯃꯥꯡꯗ꯭ꯔꯤꯉꯩ ꯊꯋꯥꯏ ꯆꯦꯛꯂꯥ ꯑꯣꯟꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯥꯡꯈ꯭ꯔꯦ ꯃꯥꯏꯕꯗꯨꯗꯤ ꯃꯁꯥꯗꯣ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯆꯥꯛꯇꯨꯅ ꯄꯨꯈ꯭ꯔꯤ ꯃꯄꯥꯜꯗꯨꯗ ꯂꯦꯞꯂꯦ ꯃꯁꯥꯗꯣ ꯇꯧꯐꯝ ꯈꯪꯗꯅ ꯃꯥꯒꯤ ꯅꯨꯄꯤꯗꯣ ꯏꯃꯨꯡꯗ ꯊꯦꯝꯂꯒ ꯄꯨꯁꯤꯜꯂꯦ ꯑꯍꯤꯡ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯔꯝꯗ ꯑꯃꯗꯤ ꯍꯧꯈ꯭ꯔꯕ ꯄꯨꯟꯁꯤꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯀꯤ ꯋꯥꯔꯤ ꯄꯨꯝꯕ ꯍꯧꯕꯗꯒꯤ ꯂꯣꯏꯕ ꯐꯥꯎꯕ ꯁꯤꯠ ꯅꯥꯟꯅ ꯂꯤꯕꯤꯔꯦ ꯈꯔ ꯐꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯂꯤꯔꯨꯔꯒ ꯄꯨꯝꯅꯃꯛ ꯇꯥꯏꯑꯣꯟꯅꯔꯦ ꯁꯤꯡꯒꯥꯔꯦ ꯃꯤꯀꯨꯞ ꯑꯃꯗ ꯋꯥꯔꯤꯁꯤꯡꯗꯨ ꯇꯥꯔꯕ ꯃꯇꯨꯡꯗ ꯌꯨꯝꯗꯨꯒꯤ ꯃꯈꯥꯗ ꯀꯨꯏꯅ ꯄꯟꯊꯗꯨꯅ ꯃꯍꯥꯛ ꯂꯩꯅꯤꯡꯗ꯭ꯔꯦ ꯋꯥ ꯉꯥꯡꯕ ꯊꯣꯛꯈꯤꯗ꯭ꯔꯦ ꯑꯁꯨꯝꯅ ꯃꯥꯒꯤ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯇꯝꯊꯤꯕ ꯑꯍꯤꯡ ꯑꯗꯣ ꯍꯧꯈ꯭ꯔꯦ ꯃꯍꯥꯛ ꯌꯨꯝꯁꯤꯒꯤ ꯃꯈꯥꯗ ꯑꯍꯤꯡꯗꯨꯃ ꯇꯨꯝꯗꯅ ꯅꯣꯡꯉꯥꯟꯕꯒ ꯄꯤꯛꯂꯤꯕ ꯃꯆꯥꯅꯨꯄꯥ ꯁꯅꯥꯃꯇꯨꯝꯕꯨ ꯄꯣꯗꯨꯅ ꯃꯄꯨꯔꯣꯏꯕꯗꯨꯗ ꯍꯣꯏ ꯃꯥꯏ ꯍꯥꯏꯔꯝꯗꯅ ꯃꯌꯨꯝ ꯃꯀꯩ ꯃꯄꯥꯝꯂꯣꯝꯗ ꯄꯥꯡꯈ꯭ꯔꯦ ꯃꯥꯏꯕꯗꯨ ꯑꯗꯨꯝꯅ ꯑꯌꯨꯛ ꯑꯗꯨꯗ ꯃꯥꯗꯤ ꯑꯍꯤꯡ ꯃꯆꯥꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜꯒ ꯁꯃꯨ ꯃꯥꯌꯣꯛꯅꯔꯨꯕꯒꯤ ꯋꯥꯔꯗꯨꯅ ꯇꯨꯝꯊꯔꯨꯕꯅ ꯃꯍꯥꯛꯇꯣ ꯇꯧꯐꯝ ꯈꯪꯗ꯭ꯔꯗꯨꯅ ꯋꯥꯕꯒꯤ ꯈꯔ ꯊꯦꯡꯂꯞ ꯑꯍꯤꯡ ꯁꯥꯡꯅꯒ ꯇꯨꯝꯂꯨꯕꯗꯒꯤ ꯍꯧꯒꯠꯂꯛꯄ ꯃꯇꯝꯗꯗꯤ ꯃꯥꯒꯤ ꯅꯨꯄꯤꯒ ꯃꯆꯥꯒꯗꯣ ꯌꯨꯝꯗꯨꯒꯤ ꯃꯈꯥꯗ ꯂꯩꯔꯝꯗ꯭ꯔꯦ ꯃꯁꯥꯅ ꯃꯥꯏꯕ ꯁꯥꯕꯅ ꯄꯨꯛꯅꯤꯡꯗ ꯐꯥꯎꯕ ꯏꯊꯤꯜ ꯑꯃꯅ ꯏꯔꯥꯏ ꯂꯥꯏꯅ ꯈꯪꯂꯦ ꯃꯥꯒꯤ ꯅꯨꯄꯤꯒ ꯃꯆꯥꯒꯗꯤ ꯃꯥꯕꯨ ꯊꯥꯗꯣꯛꯂꯝ ꯃꯄꯥꯝ ꯂꯝꯗꯝ ꯄꯥꯡꯈ꯭ꯔꯦ ꯃꯥ ꯃꯌꯨꯝꯗ ꯆꯠꯇꯨꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯀꯧꯔꯦ ꯑꯗꯨꯕꯨ ꯑꯃꯨꯛ ꯍꯟꯅ ꯁꯤꯡꯒꯥꯔꯦꯒꯤ ꯑꯍꯜ ꯂꯃꯟꯅꯁꯨ ꯌꯥꯔꯛꯇ꯭ꯔꯦ ꯁꯤꯡꯒꯥꯔꯦ ꯑꯀꯤꯕꯅ ꯄꯤꯛ ꯊꯜꯂꯕ ꯏꯃꯨꯡ ꯑꯗꯨꯗ ꯁꯤꯕ ꯆꯪꯕꯒꯤ ꯁꯣꯛꯅꯔꯤꯕ ꯂꯥꯟꯐꯝꯒ ꯆꯞ ꯃꯥꯟꯅꯔꯕ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛ ꯑꯃꯨꯛ ꯍꯟꯅ ꯈꯣꯡ ꯊꯥꯡꯕ ꯊꯣꯛꯇ꯭ꯔꯦ ꯃꯍꯥꯛ ꯑꯃꯨꯛ ꯍꯟꯅ ꯃꯄꯨꯔꯣꯏꯕꯒꯤ ꯅꯥꯛꯇ ꯂꯦꯜꯂꯔꯣꯏ ꯂꯦꯝꯍꯧꯔꯤꯕ ꯄꯨꯟꯁꯤꯁꯦ ꯃꯄꯥꯝ ꯂꯝꯗ ꯑꯣꯏꯅ ꯂꯦꯜꯂꯒꯦ ꯍꯥꯏꯗꯨꯅ ꯂꯦꯞꯂꯦ ꯃꯥꯏꯕꯗꯨ ꯃꯥꯒꯤ ꯅꯧꯅ ꯃꯌꯣꯟ ꯆꯣꯡꯈꯠꯂꯝꯕ ꯄꯨꯟꯁꯤꯒꯤ ꯃꯌꯣꯜ ꯄꯨꯝꯕ ꯃꯇꯝꯒꯤ ꯅꯣꯡꯂꯩꯅ ꯍꯨꯝꯕꯗ ꯃꯔꯨ ꯃꯄꯥꯜ ꯌꯥꯎꯅ ꯐꯨꯛꯈ꯭ꯔꯕꯗꯨꯗꯗꯤ ꯅꯤꯡꯕ ꯀꯥꯏꯅ ꯃꯍꯥꯛ ꯃꯥꯒꯤ ꯅꯨꯄꯤ ꯑꯃꯗꯤ ꯃꯆꯥ ꯀꯥꯏꯅꯕꯒꯤ ꯃꯩꯁꯥ ꯄꯨꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯦ ꯑꯁꯨꯝꯅ ꯃꯥꯏꯕꯁꯤ ꯅꯤꯡꯕ ꯀꯥꯏꯅ ꯍꯧꯈꯤꯕ ꯄꯨꯝꯕ ꯀꯥꯎꯊꯣꯛꯇꯨꯅ ꯃꯊꯟꯇ ꯌꯨꯝꯁꯤꯒꯤ ꯃꯈꯥꯗ ꯑꯁꯣꯛꯄ ꯆꯩꯅꯥ ꯈꯨꯗꯤꯡꯃꯛ ꯐꯥꯖꯤꯜꯂꯒ ꯃꯍꯥꯛ ꯍꯤꯡꯂꯛꯈꯤꯕꯅꯤ ꯉꯁꯤꯗꯤ ꯃꯥ ꯄꯨꯍꯣꯡ ꯍꯣꯡꯂꯦ ꯄꯨꯈ꯭ꯔꯤꯒꯤ ꯊꯣꯡꯒ꯭ꯔꯥ ꯃꯌꯥꯗꯨꯗ ꯐꯝ ꯃꯥ ꯄꯨꯡꯖꯥ ꯈꯔꯗꯤ ꯋꯥꯈꯜꯅ ꯐꯨꯡꯕꯪꯅꯗꯨꯅ ꯂꯩꯔꯤ ꯑꯊꯦꯡꯕꯁꯤꯗ ꯃꯥ ꯍꯧꯖꯤꯛꯇꯤ ꯂꯥꯏ ꯇꯤꯟꯒꯤ ꯑꯣꯏꯕ ꯂꯥꯏꯊꯣꯛ ꯇꯤꯡꯊꯧꯒꯤ ꯊꯧꯔꯝ ꯑꯃ ꯄꯥꯡꯒꯦ ꯍꯥꯏꯗꯨꯅ ꯇꯠꯅꯕ ꯂꯝꯇꯥꯒꯤ ꯑꯍꯥꯟꯕ ꯊꯥꯡꯖꯠꯁꯤꯗ ꯃꯍꯥꯛ ꯊꯧꯔꯥꯡ ꯇꯧꯗꯨꯅ ꯏꯁꯤꯡꯗ ꯂꯨꯞꯄꯗ ꯉꯥꯏꯔꯤ ꯐꯨꯛ ꯂꯥꯎꯅ ꯃꯆꯥꯅꯨꯄꯤꯒꯤ ꯊꯋꯥꯏꯗꯨꯅ ꯈꯪꯍꯧꯗꯅ ꯐꯥꯎꯖꯤꯜꯂꯔꯦ ꯃꯁꯤꯅ ꯃꯍꯥꯛꯀꯤ ꯊꯕꯛ ꯊꯧꯔꯝꯗꯨꯗ ꯑꯌꯦꯠ ꯑꯄꯟ ꯑꯇꯣꯏ ꯑꯀꯥꯏ ꯑꯃꯨꯛ ꯊꯣꯛꯂꯦ ꯑꯃꯔꯣꯝꯗꯅ ꯃꯆꯥꯅꯨꯄꯤꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜꯗꯨꯗꯤ ꯁꯥꯡꯂꯕ ꯆꯍꯤ ꯀꯌꯥ ꯂꯦꯜꯂꯛꯄꯅ ꯃꯌꯥꯛ ꯀꯟꯕ ꯃꯌꯤ ꯀꯟꯕ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯃ ꯍꯥꯏꯕꯗꯣ
ꯑꯣꯏꯔꯦ ꯃꯥ ꯀꯔꯤꯝꯇ ꯅꯥꯆꯨꯡꯗꯦ ꯄꯨꯈ꯭ꯔꯤꯒꯤ ꯊꯣꯡꯒ꯭ꯔꯥꯅ ꯑꯍꯥꯡꯕꯗꯨꯗ ꯀꯣꯏꯄꯥꯏ ꯄꯥꯏꯗꯨꯅ ꯂꯩ ꯀꯣꯏꯅ ꯄꯥꯏꯕꯤ ꯁꯥꯀꯞ ꯇꯣꯏꯕꯤ ꯆꯦꯛꯂꯥ ꯆꯥꯒꯨꯝ ꯃꯅꯤꯡ ꯃꯈꯥ ꯇꯝꯅ ꯃꯥꯏꯕꯗꯨꯅ ꯌꯥꯝ ꯁꯥꯎꯅ ꯅꯪ ꯑꯃꯨꯛ ꯂꯥꯛꯂꯕ ꯑꯩꯉꯣꯟꯗ ꯌꯦꯠꯄ ꯀꯔꯤ ꯋꯥꯠꯂꯤ ꯅꯪꯒꯤ ꯑꯄꯦꯟ ꯄꯦꯟꯗ ꯍꯣ ꯌꯦꯠꯈꯤꯅꯤ ꯄꯥꯕ ꯅꯆꯥꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜꯅ ꯂꯩꯔꯤꯈꯩ ꯄꯥꯕꯒꯤ ꯍꯛꯆꯥꯡꯅ ꯃꯩꯇꯥꯜꯅ ꯋꯥꯈꯩꯗ꯭ꯔꯤ ꯐꯥꯎꯗꯤ ꯈꯔ ꯏꯅꯤꯡ ꯈꯥ ꯇꯝꯗꯨꯅ ꯌꯦꯠꯈꯤꯗꯧꯔꯤ ꯄꯦꯟꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯃꯍꯥꯛꯀꯤ ꯄꯥꯎꯈꯨꯝꯗꯨ ꯇꯥꯕꯗ ꯃꯥꯏꯕꯗꯨꯅ ꯍꯥꯏꯔꯤ ꯅꯍꯥꯟꯒꯤ ꯈꯥꯡꯒ ꯌꯥꯎꯅ ꯈꯥꯡꯕꯅꯦ ꯅꯪꯅ ꯑꯩꯉꯣꯟꯗ ꯌꯦꯠꯄ ꯅꯪꯅ ꯑꯩꯉꯣꯟꯗ ꯈꯨꯔꯧ ꯊꯥꯡꯕ ꯃꯤꯠꯅ ꯆꯦꯖꯦꯠ ꯎꯏꯁꯤꯟꯗꯨꯅ ꯈꯥꯡꯗꯨꯅ ꯂꯥꯛꯄꯅꯦ ꯑꯗꯨꯕꯨ ꯉꯁꯤꯒꯤ ꯂꯝꯇꯥꯒꯤ ꯊꯥꯡꯖꯁꯤꯅ ꯑꯔꯣꯏꯕꯅꯤ ꯃꯇꯝ ꯆꯨꯞꯄꯒꯤ ꯉꯁꯤꯗꯤ ꯑꯩꯉꯣꯟꯗ ꯌꯦꯠꯄꯗꯣ ꯄꯨꯝꯅꯃꯛ ꯀꯣꯛꯂꯅꯤ ꯅꯪꯒꯤ ꯊꯋꯥꯏꯕꯨ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯕ ꯃꯆꯥ ꯀꯥꯏꯅꯈ꯭ꯔꯕꯤ ꯄꯂꯦꯝ ꯃꯃꯥ ꯑꯃꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯃꯌꯥ ꯑꯀꯟꯕ ꯑꯃ ꯅꯪꯉꯣꯟꯗ ꯄꯤꯕ ꯇꯥꯔꯦ ꯑꯁꯤ ꯍꯥꯏꯔꯒ ꯃꯥꯏꯕꯗꯨ ꯃꯔꯧ ꯂꯩꯅ ꯈꯖꯤꯛ ꯅꯣꯛꯏ ꯃꯄꯥ ꯃꯥꯏꯕꯁꯤꯅ ꯅꯍꯥꯟꯒꯩꯒ ꯃꯥꯟꯅꯗꯕ ꯃꯃꯣꯟ ꯃꯤꯅꯨꯡ ꯅꯣꯛꯄ ꯋꯥꯉꯥꯡ ꯁꯉꯥꯡꯗꯨ ꯇꯥꯕꯗ ꯊꯨꯛ ꯂꯥꯎꯕ ꯑꯃꯗꯤ ꯊꯋꯥꯏꯗꯨꯗ ꯄꯣꯛꯏ ꯑꯗꯨꯕꯨ ꯑꯃꯨꯛꯁꯨ ꯆꯃꯝꯅꯩ ꯀꯔꯤꯅꯣ ꯃꯥꯅ ꯍꯥꯏꯔꯤꯁꯤꯡꯁꯦ ꯑꯁꯤ ꯈꯜꯂꯤꯉꯩ ꯃꯥꯏꯕꯗꯨ ꯈꯪꯍꯧꯗꯅ ꯃꯁꯥꯗꯨ ꯏꯁꯤꯡꯗ ꯁꯞꯇ꯭ꯔ ꯑꯃꯒ ꯂꯣꯏꯅꯅ ꯆꯨꯞ ꯂꯥꯎꯅ ꯂꯨꯞꯄꯦ ꯑꯗꯨꯝꯅ ꯂꯨꯞꯄꯒ ꯍꯥꯟꯅꯗꯒꯤ ꯊꯧꯔꯥꯡ ꯇꯧꯗꯨꯅ ꯂꯩꯔꯕ ꯃꯥꯒꯤ ꯈ꯭ꯋꯥꯡꯗ ꯐꯤ ꯑꯃꯨꯕ ꯑꯃꯗ ꯌꯣꯝꯂꯛꯄ ꯊꯧꯔꯤ ꯌꯥꯜꯂꯒ ꯁꯤꯕ ꯅꯨꯄꯤꯗꯨꯒꯤ ꯈꯣꯡ ꯇꯥꯐꯝꯗꯒꯤ ꯂꯩꯕꯥꯛ ꯂꯩꯇꯨꯝ ꯈꯔ ꯀꯣꯠꯈꯤꯕꯗꯨꯗꯒꯤ ꯂꯩꯇꯨꯝ ꯑꯃꯈꯛ ꯏꯁꯤꯡ ꯑꯗꯨꯗ ꯂꯨꯞꯅꯕ ꯍꯥꯏꯗꯨꯅ ꯍꯥꯟꯅ ꯍꯩꯁꯤꯡꯅ ꯊꯧꯔꯥꯡ ꯇꯧꯗꯨꯅ ꯂꯥꯛꯄꯅꯤ ꯑꯗꯨꯝꯅ ꯃꯥꯏꯕꯗꯨꯅ ꯍꯧꯖꯤꯛꯇꯤ ꯇꯧꯕꯅ ꯈ꯭ꯋꯥꯡꯗ ꯌꯦꯜꯂꯛꯂꯤꯕ ꯂꯩꯕꯥꯛ ꯃꯇꯨꯝꯗꯣ ꯏꯁꯤꯡꯗ ꯍꯦꯛ ꯂꯨꯞꯈꯤꯕ ꯃꯇꯝꯗꯗꯤ ꯂꯩꯕꯥꯛꯇꯨ ꯅꯪ ꯅꯪ ꯂꯥꯎꯔꯦ ꯑꯗꯨꯒꯤ ꯂꯩꯕꯥꯛ ꯃꯇꯨꯝ ꯑꯗꯨꯗꯒꯤ ꯃꯥꯂꯦꯝꯒꯤ ꯃꯌꯥꯏ ꯍꯥꯞꯂꯤꯕ ꯅꯨꯄꯤꯗꯨꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜꯗꯣ ꯐꯨꯛ ꯂꯥꯎꯅ ꯏꯁꯤꯡ ꯃꯅꯨꯡꯗꯨꯗꯒꯤ ꯌꯦꯡꯕꯗ ꯍꯪꯒꯣꯏꯕ ꯑꯃꯒ ꯂꯣꯏꯅꯅ ꯐꯨꯛ ꯂꯥꯎꯅ ꯐꯥꯎꯒꯠꯂꯛꯂꯦ ꯍꯩꯈ꯭ꯔꯕ ꯃꯥꯏꯕꯗꯨꯒꯤ ꯈꯨꯖꯤꯟ ꯊꯧꯔꯥꯡ ꯍꯣꯠꯅꯖꯃꯟ ꯃꯍꯩ ꯌꯥꯜꯂꯦ ꯉꯁꯤꯒꯤ ꯑꯍꯤꯡꯁꯤꯗ ꯊꯋꯥꯏꯒꯤ ꯃꯤꯅ ꯆꯪꯕ ꯉꯝꯅꯗꯕ ꯃꯆꯥꯅꯨꯄꯤ ꯍꯥꯟꯅ ꯃꯊꯟꯇ ꯊꯧꯔꯤ ꯌꯥꯜꯂ ꯁꯤꯖꯈ꯭ꯔꯕ ꯃꯇꯨꯡ ꯃꯃꯥꯁꯨ ꯃꯆꯥꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯅꯨꯃꯤꯠ ꯑꯗꯨꯃꯛꯇꯗ ꯊꯧꯔꯤ ꯌꯥꯜꯂꯒ ꯁꯤꯈꯤꯕ ꯏꯃꯨꯡꯗꯨꯗꯒꯤ ꯃꯍꯤ ꯃꯌꯥꯏ ꯀꯟꯕ ꯃꯃꯥꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜꯗꯣ ꯂꯝꯇꯥꯒꯤ ꯑꯍꯥꯟꯕ ꯊꯥꯡꯖ ꯑꯍꯤꯡꯁꯤꯗ ꯋꯥꯅ ꯂꯧꯔꯨꯕꯗꯤ ꯃꯥꯒꯤ ꯏꯪꯈꯣꯜꯗ ꯂꯩꯔꯤꯕ ꯌꯦꯠꯇꯨꯅ ꯂꯩꯔꯤꯕ ꯃꯁꯥꯃꯛꯀꯤ ꯃꯆꯥꯅꯨꯄꯤꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯇꯝꯐꯥꯕꯨ ꯂꯝꯄꯥ ꯄꯥꯅꯕꯅꯤ ꯑꯁꯨꯝꯅ ꯊꯋꯥꯏ ꯃꯤꯔꯦꯜꯁꯤꯅ ꯃꯥꯒꯤ ꯃꯌꯥꯏ ꯐꯨꯗꯣꯔꯛꯂꯕꯗ ꯄꯨꯈ꯭ꯔꯤꯒꯤ ꯑꯀꯣꯏꯕꯗ ꯄꯥꯏꯗꯨꯅ ꯂꯩꯕ ꯇꯝꯐꯥꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜꯗꯣ ꯎꯕꯃꯛꯇꯗ ꯃꯆꯥ ꯀꯥꯏꯅ ꯃꯩꯆꯥꯛꯅ ꯃꯗꯣꯝ ꯊꯧꯔꯤ ꯌꯥꯜꯂꯒ ꯁꯤꯈꯤꯕ ꯅꯨꯄꯤꯁꯤꯒꯤ ꯊꯋꯥꯏꯅ ꯑꯁꯨꯝꯅ ꯍꯥꯏꯔꯤ ꯏꯃꯥꯒꯤ ꯕꯦꯝꯃ ꯏꯃꯥꯅ ꯏꯆꯥꯇꯕꯨ ꯎꯅꯤꯡꯕꯒꯤ ꯃꯩꯅ ꯉꯥꯎꯗꯨꯅ ꯃꯇꯝ ꯀꯌꯥꯗꯒꯤ ꯏꯆꯥꯕꯨ ꯀꯥꯏꯗ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯊꯤꯕ ꯂꯥꯛꯄꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯏꯆꯥꯒ ꯃꯐꯝꯁꯤꯗ ꯊꯦꯡꯅꯕ ꯏꯃꯥꯒꯤ ꯊꯋꯥꯏꯅ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯄꯦꯟꯖꯔꯦ ꯑꯁꯨꯝꯅ ꯃꯍꯥꯛꯇꯤ ꯃꯥꯒꯤ ꯃꯃꯤꯠꯇꯨꯗ ꯃꯥꯒꯤ ꯀꯥꯏꯅꯈ꯭ꯔꯕꯤ ꯃꯆꯥꯅꯨꯄꯤꯗꯨꯒꯤ ꯃꯥꯏꯊꯣꯡꯗꯨꯗ ꯃꯥꯏꯕꯁꯤꯅ ꯇꯝꯐꯥꯒꯤ ꯁꯛꯇꯝꯗ ꯃꯇꯤꯛ ꯍꯦꯟꯅ ꯍꯥꯞꯈꯤꯕꯅꯤ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯇꯝꯐꯥꯕꯨ ꯃꯥꯒꯤ ꯃꯤꯠꯇꯗꯤ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯁꯤꯈꯤꯕꯤ ꯃꯆꯥꯅꯨꯄꯤꯗꯨ ꯑꯣꯏꯅ ꯎꯈꯤꯕꯅꯤ ꯇꯝꯐꯥꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜꯗꯣ ꯃꯇꯧꯗꯨ ꯎꯕꯗ ꯁꯥꯎꯅꯤꯡꯂꯦ ꯍꯧꯖꯤꯛꯇꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯅꯤꯗꯣ ꯑꯋꯥꯏꯈꯨꯝ ꯇꯧꯅꯔꯦ ꯀꯅꯥꯒꯤ ꯏꯆꯥ ꯑꯩꯕꯨ ꯅꯪꯒꯤ ꯅꯆꯥꯔꯣ ꯄꯦꯡ ꯆꯣꯏꯕꯤ ꯑꯉꯥꯎꯕꯤ ꯊꯋꯥꯏ ꯅꯪꯕꯣ ꯏꯃꯥꯒꯤ ꯕꯦꯝꯃ ꯀꯔꯤ ꯄꯨꯛꯆꯦꯜꯂꯨ ꯏꯆꯥꯒꯤ ꯑꯗꯨꯛ ꯊꯃꯣꯏ ꯀꯟꯕ ꯅꯪ ꯏꯃꯥꯕꯨ ꯋꯥꯔꯧꯕ꯭ꯔꯣ ꯏꯃꯥꯒꯤ ꯕꯦꯝꯃ ꯀꯅꯥꯒꯤ ꯏꯃꯥ ꯑꯩꯒꯤ ꯏꯃꯥ ꯂꯩꯇꯦ ꯑꯗꯨꯃꯥꯏ ꯍꯥꯏꯅꯣꯃꯤ ꯅꯪꯕꯣ ꯐꯔꯁꯨ ꯐꯠꯇ꯭ꯔꯁꯨ ꯑꯩꯁꯦ ꯅꯪꯕꯨ ꯍꯦꯛ ꯄꯣꯛꯄꯤ ꯏꯃꯥꯅꯤ ꯌꯥꯔꯦ ꯇꯥꯅꯤꯡꯗ꯭ꯔꯦ ꯑꯩ ꯇꯥꯍꯩꯕ ꯉꯝꯗ꯭ꯔꯦ ꯅꯪꯅ ꯉꯥꯡꯂꯤꯕꯁꯤꯡꯗꯣ ꯆꯠꯍꯧꯔꯣ ꯈꯣꯡꯂꯩ ꯈꯔ ꯈꯖꯤꯛ ꯊꯨꯅ ꯃꯗꯨꯅ ꯅꯪꯒꯤ ꯑꯐꯕ ꯑꯣꯏꯒꯅꯤ ꯅꯪꯅ ꯉꯥꯡꯂꯤꯕꯁꯦ ꯅꯪꯕꯨ ꯍꯦꯛ ꯄꯣꯛꯄꯤ ꯅꯃꯥ ꯑꯩꯉꯣꯟꯗꯗꯤꯀꯣ ꯌꯥꯔꯦ ꯇꯥꯅꯤꯡꯗ꯭ꯔꯦ ꯃꯃꯥ ꯁꯥꯕꯤ ꯑꯁꯨꯝꯅ ꯇꯝꯐꯥꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜꯗꯣ ꯀꯟꯅ ꯂꯥꯎꯔꯛꯂꯦ ꯃꯇꯝꯗꯨꯗ ꯃꯌꯥꯏ ꯐꯠꯇꯕ ꯃꯤꯅ ꯄꯨꯕ ꯊꯥꯡꯕ ꯉꯝꯗ꯭ꯔꯕ ꯊꯋꯥꯏ ꯃꯤꯔꯦꯜꯗꯨꯁꯨ ꯃꯥꯒꯤ ꯐꯠꯇꯕ ꯃꯌꯥꯏ ꯄꯨꯝꯕ ꯍꯧꯖꯤꯛꯇꯤ ꯐꯨꯗꯣꯔꯛꯂꯦ ꯍꯧꯖꯤꯛꯇꯤ ꯊꯋꯥꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯑꯆꯧꯕ ꯂꯥꯟꯐꯝ ꯑꯃ ꯇꯧꯅꯕ ꯁꯦꯝ ꯁꯥꯔꯛꯂꯦ ꯃꯥꯏꯕꯗꯨꯅ ꯍꯥꯏ ꯍꯩ ꯅꯆꯥꯅꯨꯄꯤꯁꯦ ꯋꯥꯔꯛꯎ ꯅꯪ ꯃꯃꯥ ꯅꯠꯇ꯭ꯔꯣ ꯃꯃꯥ ꯑꯃ ꯑꯣꯏꯕꯒꯤ ꯊꯧꯗꯥꯡꯗꯤ ꯅꯪꯁꯨ ꯄꯥꯡꯂꯣ ꯑꯁꯤ ꯍꯥꯏꯔꯒ ꯅꯣꯛꯑꯦ ꯅꯍꯥꯟꯒꯩ ꯃꯆꯥꯅꯨꯄꯤꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯀꯌꯥꯔꯛ ꯃꯥꯡꯂꯝꯆꯠꯇ ꯍꯟꯆꯛ ꯉꯥꯆꯛ ꯇꯣꯏꯅ ꯁꯥꯈꯤꯕ ꯌꯦꯈꯥꯏ ꯊꯦꯡꯒꯥꯏ ꯄꯤꯈꯤꯕ ꯄꯨꯝꯅꯃꯛ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇꯒꯤꯗꯤ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤꯒꯤ ꯂꯝꯕꯥ ꯑꯃ ꯃꯌꯥꯏ ꯀꯜꯂꯕ ꯊꯋꯥꯏ ꯃꯤꯔꯦꯜꯗꯨꯕు ꯃꯥꯒꯤ ꯍꯩꯖ ꯆꯤꯡꯖꯕꯅ ꯃꯇꯤꯛ ꯃꯒꯨꯟ ꯍꯦꯜꯍꯟꯈꯤꯕꯅ ꯂꯐꯨ ꯃꯈꯣꯡ ꯑꯗꯨꯗ
angam tanare warak lage haibagi matagu lamket lamaibi masagi thawai mirel se matik thoke laknarage khan tamphagi thawai mirel dusu lamkhunu olaga ahangba malang duda koi pai pai duna le nan thoknaba adubu mama sabi dugi thawai duna langja olgam tanare macha dupi thawai mirel duna mapadu yenglaga laurame paba nang se onthokna phatkitre awoi dana nangdi maibada maibani minungsi leitaba maibani asi haramlaga mafam du thadoktuna chatki maibadudi mawa lauramde masadu unwai mu yangi thawai anido lamba paru angam angam setnaru haibagi matagu thadokraga mana matam kyadagi tawgi khanba thabak ama lamta thangjagi ahanba tatnaba hingchidamu pangtho hogdaba yade haibagi matagu kok thadarakle maibasina hais ahingse sabuk lolakle ahingsina loidringai aina matam kyadagi pangge khanba thabak ama tahogdaba yade asi hairamlaga prapra pukri mapalda haudiba lafu makong paring du tamna sangsil lafu makong marak aduda lautang samdungda toba kana khangandana lai sanana ba haidana topna saba sang adu tamna lai sangdugi mathaktu ina oina kuppe phaglang nakan mari loina khai madugi manungda ma prapra sangsil adugu manungda uchan mera chamkhale maingal duda ure magi sabalo sindriba long machil tumbado madu uraga ma machinda murum murum sole hantak lamtagi thangjasida aigi matik me aikalab longse sabalo silodaba yade masigi longsina karigumba sabalo sinba tarbadi turel mapalgi nasik makhongda leiba mama masagi thawai asibu aina sizina ningba mawong amada sizinaba yare mama masagi thawai gi doridi aigi khutna khupai chena sectionda paisingadabane aina ngasi phawba thawai mirel kya laksil adubu mama macagi thawai mirel siga laksin bangam labadi aidi khwaidigi matik leiba lan thum kya gi mapu oiba mina masak khangnaba maiba haibado soidina oigani aduna aigi ningba thungnaba ai sana honaba ta longsina aigi khulaini masigi longse icham chamna sabadi nate thawri yalaga siba kayana sizinaba thawrini longsi sabada sizinaba mitin jaina longshigi machin atumba asiba poloibada humba humagi makhokna longshigi makho handak lamtagi thangja sida aina pangge khanba thabak kumba pangba tabane hais pungchidi yaraktrena thangjamgi thang saba hiba maimudubu haujik phawa laktrine tawrise ma laktradi aina tawgi khanba thabakse hekta pangba yaroi dawribani tawrise magi mateng lawdaba sugya mag yadabane long machin khudingda misi haibaki thabak sima tawdaba sugya mag yadabanina pungchidi ayoramlani masigi thangjamgi maimuse sono phuno rajala phare ai ngah ngairge ma lakba asi khaladun maibadu magi sang manungduda leikre thangjam maimu thangnaba lekai nasik hobu pare adwai lekai degini thang sabai maibisu khar khar tamme thangjam maimu maibisida nongna sebo khalakhibani haina kiba wa ngak poina athengba nungyai chabuk lolakpa matamduda maimudo makhoi imung manungi miyoishin tumthana khraba matum tumin magi kadagi tholole masada kabuigi iyongda phi sabada sizinaba phisate mamadi loinare amuba phima khaunaraga athengba nungyai chabuk lolakpa matamduda pungse thengkhre nongamjungi longba chin tumba singdu misi hayudaba yade haidna perper amambaduda khong thangduna lai asumna lakpana hainabi nasik makung mapado yaurakle mapado yaurakpada masabuk nongnu boriduna maiba tamjarasu mapado heklan silakpaga khautapja turel mapal amadi nasik makung aduda yeng kana legi haiduna masadu tu kyaw kyaw chungdabadi nate maku khongbagi kwa khongbagi makhon tapna tapna taba ahinga duda hujikti haurakle makhutta paiba phisate madu chenda pai maimu nasik makong aduda kana legi haiduna koyeng yeng asumna yenglingi tanjaduda angang langbagi makhon no kheduna sanabagi makhol tare makhol du tabada maimu machinda chole o haurakledana mapasi lana chatpagi hungnabi macha langbagi makhol tarakladi kuiraro
ꯃꯃꯥꯁꯨ ꯌꯧꯔꯛꯄꯗꯤ ꯁꯣꯏꯗ꯭ꯔꯦꯗꯣ ꯑꯣꯖꯥꯒꯤ ꯅꯥꯛꯇ ꯈꯔ ꯊꯨꯅ ꯌꯧꯅꯕ ꯆꯠꯂꯧꯕꯅ ꯐꯒꯗꯕ ꯃꯥꯟꯁꯤꯜꯂꯦ ꯁꯤꯗꯤ ꯑꯁꯨꯝꯅ ꯃꯥꯏꯃꯨ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯂꯥꯛꯄ ꯍꯩꯅꯤꯡ ꯃꯈꯣꯡ ꯑꯃꯁꯨꯡ ꯅꯥꯁꯤꯛꯀ ꯇꯥꯏꯅꯅ ꯍꯧꯔꯤꯕꯗꯨꯗ ꯑꯉꯥꯡ ꯃꯆꯥ ꯄꯣꯛꯄꯗ ꯉꯥꯏꯔꯤꯕ ꯐꯤ ꯊꯣꯡꯗꯕ ꯇꯔꯦꯠ ꯍꯩꯅꯤꯡ ꯍꯦꯛꯂꯤꯕꯗꯣ ꯃꯃꯤꯠꯃꯛꯅ ꯎꯔꯦ ꯑꯍꯨꯝ ꯑꯃꯅ ꯃꯊꯛꯇ ꯀꯥꯔꯒ ꯍꯩꯅꯤꯡꯁꯤꯡ ꯑꯗꯣ ꯌꯣꯡꯗꯧꯅ ꯅꯞ ꯅꯞꯇꯨꯅ ꯍꯦꯛꯂꯤ ꯑꯗꯨꯒ ꯃꯈꯥꯗ ꯑꯉꯥꯡ ꯃꯔꯤ ꯑꯃꯅ ꯂꯥꯡ ꯑꯄꯥꯛꯄ ꯑꯃ ꯁꯟꯗꯣꯛꯂꯒ ꯃꯆꯤ ꯃꯔꯤꯗꯨ ꯆꯦꯠꯅ ꯄꯥꯏ ꯂꯥꯡꯗꯨꯒꯤ ꯃꯊꯛꯇ ꯍꯩꯅꯤꯡ ꯍꯦꯛꯄꯁꯤꯡꯗꯣ ꯊꯥꯗꯔꯦ ꯑꯉꯥꯡ ꯃꯔꯤꯗꯨꯅ ꯍꯩꯅꯤꯡ ꯍꯦꯛꯄ ꯃꯄꯥꯗꯣ ꯊꯠꯆꯤꯟꯈ꯭ꯔꯦ ꯃꯥꯏꯃꯨꯒꯤ ꯆꯠꯐꯝ ꯂꯝꯕꯤ ꯂꯩꯇ꯭ꯔꯦ ꯀꯣꯛꯆꯥꯎꯕꯤ ꯀꯥꯏ ꯉꯥꯏꯍꯥꯛꯇꯤ ꯃꯍꯥꯛ ꯃꯁꯥꯗ ꯇꯧꯐꯝ ꯈꯪꯗꯅ ꯂꯩ ꯀꯝꯗꯧꯅ ꯃꯄꯥꯁꯤ ꯂꯥꯟꯅ ꯆꯠꯀꯅꯤ ꯑꯃꯔꯣꯝꯗꯅ ꯑꯉꯥꯡꯁꯤꯡꯁꯨ ꯏꯔꯥꯡ ꯂꯥꯡ ꯊꯋꯥꯏ ꯇꯥꯅ ꯍꯩꯅꯤꯡ ꯁꯦꯛꯇꯨꯅ ꯁꯥꯟꯅꯔꯤꯉꯩ ꯑꯃꯝꯕꯗꯨꯗ ꯀꯅꯥ ꯂꯥꯛꯏ ꯂꯥꯛꯇꯦ ꯍꯥꯏꯕꯗꯤ ꯎꯗꯦ ꯑꯗꯨꯕꯨ ꯑꯍꯤꯡ ꯑꯗꯨꯗ ꯀ꯭ꯋꯥꯛꯅ ꯂꯥꯛꯇꯨꯅ ꯈꯣꯡꯕ ꯍꯧꯔꯛꯂꯦ ꯃꯅꯥꯛ ꯑꯗꯨꯋꯥꯏꯗ ꯂꯣꯏꯕ ꯁꯟ ꯑꯃꯁꯨ ꯃꯇꯥꯡ ꯃꯇꯝ ꯏꯆꯥ ꯍꯦꯛ ꯆꯥꯗꯈꯩ ꯄꯨꯡꯐꯝ ꯀꯥꯏꯅ ꯃꯣ ꯍꯥꯏꯗꯨꯅ ꯈꯣꯡꯂꯛꯑꯦ ꯃꯥꯏꯃꯨꯅ ꯑꯣ ꯀꯩꯅꯣꯝꯅꯤꯀꯣ ꯑꯀꯣꯏꯕꯒꯤ ꯐꯤꯕꯝꯁꯦ ꯑꯩ ꯇꯨꯔꯦꯜ ꯃꯄꯥꯜ ꯑꯣꯏꯔꯞꯁꯤꯗ ꯂꯝꯕꯤꯁꯦ ꯊꯥꯆꯤꯜꯂꯒ ꯂꯩꯔꯕꯅꯤꯅ ꯇꯨꯔꯦꯜ ꯈꯣꯡꯕꯥꯜꯂꯣꯝꯗ ꯑꯣꯏꯅ ꯀꯨꯝꯕꯅ ꯐꯒꯗ꯭ꯔꯥ ꯂꯝꯇꯥꯅꯤ ꯏꯁꯤꯡꯁꯨ ꯃꯌꯦꯡ ꯇꯥꯏ ꯇꯨꯔꯦꯜꯁꯨ ꯃꯕꯨꯛ ꯃꯔꯥ ꯇꯞꯅ ꯆꯦꯟꯕꯅꯤ ꯑꯗꯨꯅ ꯁꯣꯏ ꯉꯥꯝꯗꯨꯅ ꯇꯨꯔꯦꯜꯗ ꯇꯥꯁꯤꯜꯂꯁꯨ ꯀꯩꯁꯨꯝ ꯇꯧꯔꯣꯏꯗ꯭ꯔꯥ ꯏꯕꯣꯛꯈꯣꯏꯅ ꯍꯥꯏꯕꯗ ꯇꯨꯔꯦꯜ ꯃꯄꯥꯜꯁꯤꯁꯨ ꯂꯥꯏꯐꯝ ꯇꯤꯟꯐꯝ ꯌꯥꯝꯅꯗꯤ ꯀꯜꯂꯤ ꯍꯥꯏꯅꯕꯗꯧꯅ ꯇꯧꯕꯅꯤ ꯁꯣꯡꯒ ꯁꯣꯡꯂꯦ ꯀꯝꯗꯧꯅ ꯑꯁꯣꯡꯕ ꯃꯔꯛꯁꯤꯗ ꯆꯪꯁꯤꯜꯂꯒ ꯑꯩꯕꯨ ꯃꯄꯥꯁꯦ ꯂꯥꯟꯊꯣꯛꯅꯕ ꯆꯠꯀꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦꯗ ꯀꯣꯛꯇꯨꯝ ꯁꯥꯏ ꯑꯩꯈꯣꯏ ꯑꯣꯖꯥꯁꯤꯁꯨ ꯕꯦꯔꯥꯅꯤ ꯑꯍꯤꯡꯗ ꯂꯥꯛꯑꯣ ꯍꯥꯏꯔꯤꯁꯤꯕꯨ ꯑꯗꯨꯁꯨ ꯂꯝꯇꯥ ꯊꯥꯡꯖꯒꯤ ꯑꯍꯤꯡ ꯃꯁꯤꯕꯨ ꯊꯥꯖꯤ ꯇꯥꯅꯧ ꯍꯧꯕꯖꯥꯠꯂꯣ ꯈꯪꯗ꯭ꯔꯦ ꯑꯩꯉꯣꯟꯗ ꯇꯧꯔꯤꯕꯁꯤꯡꯁꯦ ꯂꯩꯕꯥꯛ ꯃꯆꯥ ꯁꯥ ꯃꯥꯏꯕ ꯁꯥꯕꯒ ꯇꯝꯕꯨ ꯂꯥꯛꯎꯅꯨꯀꯣ ꯑꯁꯨꯝꯅ ꯃꯆꯤꯟꯗ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯁꯣꯜꯂꯦ ꯇꯧꯐꯝ ꯈꯪꯗꯅ ꯇꯟꯖꯥꯁꯤꯗ ꯇꯨꯔꯦꯜ ꯈꯣꯡꯕꯥꯜꯂꯣꯝꯗꯒꯤ ꯅꯨꯄꯤ ꯑꯃ ꯀꯞꯇꯨꯅ ꯃꯈꯨꯠꯇ ꯑꯆꯣꯠꯄ ꯃꯆꯥꯒꯤ ꯅꯤꯡꯊꯥꯁꯤꯡꯗꯨ ꯄꯥꯏ ꯍꯤꯡꯅ ꯃꯥꯅ ꯂꯦꯞꯂꯤꯕ ꯃꯄꯥꯗꯨ ꯇꯝꯅ ꯇꯨꯔꯦꯜ ꯈꯣꯡꯕꯥꯜꯂꯣꯝꯗꯒꯤ ꯀꯥꯔꯛꯂꯦ ꯃꯗꯨ ꯎꯕꯗ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯃꯥꯏꯃꯨꯅ ꯑꯣ ꯁꯣꯏꯗ꯭ꯔꯦ ꯉꯁꯤꯗꯤ ꯃꯃꯥꯁꯦ ꯑꯃꯨꯛ ꯊꯦꯡꯅꯔꯕ ꯃꯥꯏꯃꯨ ꯃꯗꯨ ꯎꯕꯗ ꯃꯁꯥꯗꯣ ꯊꯛꯀꯠꯄꯅ ꯈꯝ ꯊꯦꯡꯉꯤ ꯃꯈꯨꯠꯇ ꯐꯤꯁꯥꯇꯦꯝꯗꯨ ꯆꯦꯛꯁꯤꯟꯅ ꯄꯥꯏꯔꯒ ꯑꯁꯣꯡꯕ ꯃꯄꯥ ꯑꯃꯗ ꯆꯦꯟꯁꯤꯜꯂꯒ ꯈꯨꯗꯛ ꯑꯗꯨꯗ ꯂꯥꯛꯄ ꯄꯥꯏꯔꯛꯀꯤ ꯂꯧꯁꯤꯡ ꯑꯃꯅ ꯂꯣꯠꯂꯦ ꯃꯍꯥꯛꯅ ꯂꯨꯝꯗꯨꯅ ꯂꯩ ꯍꯥꯏꯕꯗꯤ ꯅꯨꯄꯤꯗꯨꯒꯤ ꯃꯤꯔꯦꯜꯗꯨꯅꯗꯤ ꯎꯍꯧꯗ꯭ꯔꯦ ꯃꯍꯥꯛ ꯑꯁꯣꯡꯕ ꯃꯔꯛ ꯑꯗꯨꯗ ꯄꯥꯛꯊꯔꯒ ꯃꯁꯥꯗꯣ ꯌꯥꯝ ꯆꯦꯛꯁꯤꯟꯅ ꯍꯩꯁꯤꯡꯅ ꯈꯨ ꯁꯦꯟꯗꯨꯅ ꯂꯩ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯅꯨꯄꯤꯗꯨ ꯈꯨꯗꯥꯡꯗ ꯃꯆꯥꯒꯤ ꯅꯤꯡꯊꯥ ꯑꯆꯣꯠꯄꯗꯨ ꯄꯥꯏꯗꯨꯅ ꯂꯝꯕꯤꯗꯨ ꯂꯥꯟꯊꯣꯛꯂꯒ ꯅꯥꯁꯤꯛ ꯃꯈꯣꯡ ꯃꯄꯥꯗꯨ ꯌꯧꯁꯤꯜꯂꯛꯂꯦ ꯃꯆꯤꯟꯗ ꯀꯝꯉꯥ ꯉꯥꯡꯉꯤ ꯏꯆꯥꯒꯤ ꯅꯤꯡꯊꯥ ꯑꯍꯟꯕ ꯑꯝꯇ ꯂꯩꯒꯤꯁꯦ ꯑꯩꯕꯨ ꯉꯝꯗꯕꯅꯤ ꯇꯧꯔꯤꯁꯦ ꯁꯨꯃꯟꯗꯅ ꯄꯁꯤꯡ ꯊꯣꯛꯂꯦ ꯏꯆꯥꯒꯤ ꯅꯤꯡꯊꯥꯁꯦ ꯃꯃꯤꯡꯇꯒꯤ ꯅꯤꯡꯊꯥ ꯑꯣꯏꯔꯦ ꯃꯁꯛ ꯃꯆꯨ ꯄꯨꯡꯑꯣꯟ ꯑꯣꯜꯂꯦ ꯃꯄꯥꯗꯣ ꯂꯩꯖꯔꯝꯂꯕꯗꯤ ꯑꯁꯤ ꯊꯣꯛꯂꯝꯂꯣꯏꯀꯣ ꯃꯃꯥ ꯂꯨꯈ꯭ꯔꯕꯤ ꯑꯩꯅ ꯄꯤꯛꯅ ꯃꯄꯥ ꯀꯥꯏꯅꯈ꯭ꯔꯕ ꯏꯆꯥꯁꯦ ꯅꯥꯎꯌꯣꯛ ꯅꯥꯎꯀꯣꯟꯕꯅ ꯏꯆꯥꯒꯤ ꯃꯅꯤꯡꯗꯤ ꯊꯨꯡꯍꯟꯕ ꯉꯝꯗ꯭ꯔꯦ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯏꯆꯥꯒꯤ ꯅꯤꯡꯊꯥꯁꯦ ꯑꯩꯕꯨ ꯇꯨꯔꯦꯜ ꯈꯣꯡꯕꯥꯟꯁꯤꯗ ꯁꯨꯔꯤꯕꯁꯦ ꯀꯅꯥꯝꯇꯅ ꯑꯩꯒꯤ ꯑꯋꯥꯕꯁꯦ ꯎꯕꯤꯗꯤꯌꯦ ꯑꯁꯤ ꯍꯥꯏꯔꯒ ꯅꯨꯄꯤꯁꯤ ꯇꯦꯡꯊꯥ ꯅꯥꯑꯣꯏꯅ ꯃꯗꯣꯝ ꯃꯊꯟꯇ ꯍꯤꯡꯅ ꯀꯞꯆꯩ ꯃꯥꯅ ꯁꯨꯔꯤꯕ ꯅꯤꯡꯊꯥꯁꯤꯡꯗꯣ ꯅꯥꯁꯤꯛ ꯃꯈꯣꯡ ꯑꯗꯨꯗ ꯐꯧꯒꯗꯧꯕꯩ ꯍꯣꯠꯅꯔꯤ ꯑꯁꯨꯝꯅ ꯐꯤ ꯐꯧꯕꯒꯤ ꯃꯊꯧ ꯑꯗꯨꯗ ꯈꯣꯏꯖꯪꯂꯤꯉꯩ ꯃꯥꯏꯃꯨꯗꯣ ꯃꯔꯨꯝꯗꯨꯗ ꯂꯣꯠꯂꯝꯕꯗꯒꯤ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯛꯂꯒ ꯅꯨꯄꯤꯁꯤꯅ ꯎꯗ꯭ꯔꯤꯉꯩ ꯈꯣꯡꯀꯥꯞ ꯂꯥꯎꯅ ꯊꯥꯡꯗꯨꯅ ꯅꯥꯁꯤꯛ ꯃꯈꯣꯡꯁꯤꯒꯤ ꯃꯄꯥꯗꯗꯤ ꯂꯥꯜꯂꯒ ꯆꯠꯂꯨꯔꯒꯦ ꯍꯥꯏꯗꯨꯅ ꯈꯜꯂꯛꯄ ꯃꯤꯀꯨꯞ ꯑꯗꯨꯗꯅꯤ ꯌꯥꯡꯗꯧ ꯂꯝꯕꯤ ꯃꯄꯥꯗꯨꯗ ꯈꯣꯡ ꯊꯥꯡꯕ ꯍꯧꯕꯗ ꯉꯥꯏꯔꯤ ꯇꯨꯔꯦꯜ ꯃꯄꯥꯜ ꯑꯁꯣꯡꯕ ꯅꯥꯔꯛ ꯃꯔꯛ ꯁꯤꯡꯅꯥꯡ ꯍꯧꯔꯤꯕꯗꯣꯝꯗꯒꯤ ꯅꯨꯄꯥ ꯃꯆꯥ ꯑꯃꯁꯨ ꯐꯤꯉꯧꯁꯦ ꯐꯨꯛ ꯂꯥꯎꯅ ꯃꯔꯛ ꯑꯗꯨꯗꯒꯤ ꯐꯥꯎꯗꯣꯔꯛꯑꯦ ꯑꯗꯨꯒ ꯃꯥꯅ ꯂꯥꯛꯂꯤꯕ ꯂꯝꯕꯤ ꯃꯄꯥꯗꯨ ꯇꯝꯅ ꯂꯥꯜꯂꯒ ꯆꯠꯀꯦ ꯇꯧꯏ ꯃꯗꯨ ꯎꯕꯗ ꯃꯥꯏꯃꯨ ꯃꯁꯥꯗꯣ ꯍꯥꯟꯅꯗꯒꯤ ꯈꯔ ꯄꯥꯈꯠꯄ ꯊꯀꯠꯄ ꯂꯩꯕꯒ ꯍꯧꯖꯤꯛꯇꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯄꯥꯈꯠꯈ꯭ꯔꯦ ꯃꯁꯥꯗꯣ ꯇꯔꯪ ꯆꯠꯈ꯭ꯔꯦ ꯃꯊꯟꯇ ꯃꯨꯔꯨꯝ ꯁꯣꯜꯂꯦ ꯑꯣ ꯑꯣꯖꯥ ꯐꯠꯇꯦꯗꯀꯣ ꯅꯪꯁꯦ ꯂꯝꯇꯥꯒꯤ ꯊꯥꯡꯖꯁꯤꯗ ꯑꯩꯕꯨ ꯂꯥꯛꯇꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯀꯧꯔꯤꯕꯁꯦ ꯁꯔꯣꯏ ꯉꯥꯔꯣꯏꯗꯤ ꯐꯕꯨ ꯐꯈ꯭ꯔꯦ ꯊꯋꯥꯏ ꯃꯤꯔꯦꯜ ꯐꯠꯇꯕꯁꯤꯡꯁꯤꯅ
ꯍꯦꯟꯅ ꯀꯤꯈ꯭ꯔꯦ ꯉꯁꯤꯒꯤ ꯂꯝꯇꯥꯒꯤ ꯑꯍꯤꯡꯁꯤꯗ ꯃꯈꯣꯏ ꯃꯁꯦꯟꯁꯨ ꯂꯣꯏꯅ ꯈꯨꯟꯗꯤꯟꯅꯗꯧꯔꯤ ꯍꯥꯏꯕ ꯈꯪꯂꯕꯅꯦꯕ ꯑꯗꯨꯒ ꯀꯔꯤꯒꯤꯅꯣ ꯑꯣꯖꯥꯅ ꯑꯩꯕꯨ ꯑꯣꯠꯂꯤꯕ ꯑꯁꯤ ꯁꯣꯜꯂꯗꯨꯅ ꯍꯥꯟꯅꯒꯤ ꯃꯐꯝ ꯃꯥꯅ ꯍꯧꯖꯤꯛꯇ ꯂꯣꯠꯂꯝꯕ ꯃꯄꯥꯗꯨ ꯇꯥꯅ ꯆꯦꯟꯁꯤꯟꯈꯤꯕꯗꯨꯅ ꯑꯁꯣꯡꯕ ꯃꯔꯛ ꯑꯗꯨꯗ ꯂꯣꯠꯂꯤ ꯁꯤꯡꯅꯥꯡ ꯃꯔꯨꯝꯗꯒꯤ ꯊꯣꯛꯂꯛꯂꯤꯕ ꯅꯨꯄꯥ ꯃꯆꯥꯗꯨ ꯇꯦꯅꯥꯎ ꯀꯧꯏ ꯆꯍꯤ 10ꯒꯤ ꯃꯃꯥꯡꯗ ꯃꯃꯥꯟꯅꯕꯁꯤꯡꯒ ꯏꯁꯤꯡ ꯏꯅꯧ ꯇꯥꯔꯛꯄ ꯃꯇꯝꯗ ꯇꯨꯔꯦꯜꯗ ꯏꯔꯨꯖꯕ ꯀꯨꯝꯈ꯭ꯔꯒ ꯏꯁꯤꯡꯗ ꯏꯔꯥꯛꯅꯗꯨꯅ ꯁꯤꯈꯤꯕ ꯆꯍꯤ 10ꯇ ꯉꯥꯏꯔꯤꯕ ꯅꯨꯄꯥ ꯃꯆꯥ ꯑꯃꯅꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯃꯆꯥꯁꯤꯒꯤ ꯊꯋꯥꯏꯁꯦ ꯑꯃꯨꯛ ꯌꯥꯝ ꯇꯥꯡꯅ ꯇꯨꯔꯦꯜ ꯃꯄꯥꯜꯁꯤꯗ ꯃꯊꯤ ꯐꯣꯡꯏ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯃꯆꯥꯁꯤꯒꯤ ꯅꯤꯡꯉꯝꯗꯕ ꯊꯋꯥꯏꯁꯤ ꯉꯁꯤꯗꯤ ꯂꯝꯇꯥ ꯊꯥꯡꯖꯒꯤ ꯑꯍꯥꯟꯕ ꯑꯣꯏꯕꯅ ꯁꯥꯊꯣꯛꯄ ꯊꯣꯛꯂꯛꯄꯅꯤ ꯃꯥꯏꯃꯨ ꯋꯥꯔꯤꯗꯤ ꯇꯥꯔꯦ ꯑꯗꯨꯅ ꯎꯕꯃꯛꯇꯗ ꯏꯔꯥꯏ ꯂꯥꯏꯅ ꯈꯪꯏ ꯃꯥꯅ ꯎꯔꯤꯕꯁꯦ ꯇꯦꯅꯥꯎꯅꯤ ꯃꯁꯤꯁꯨ ꯎꯅꯔꯨꯕ ꯃꯥꯌꯣꯛꯅꯔꯨꯕ ꯌꯥꯕ ꯅꯠꯇꯦ ꯃꯍꯥꯛ ꯊꯦꯡꯅꯕꯁꯦ ꯑꯋꯥꯐꯝꯗ ꯇꯥꯏ ꯑꯗꯨꯅ ꯃꯍꯥꯛ ꯇꯨꯃꯤꯟ ꯑꯁꯣꯡꯕ ꯃꯔꯛ ꯑꯗꯨꯗ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯈꯣꯏꯅ ꯇꯧꯔꯤꯁꯤꯡꯁꯦ ꯌꯦꯡꯂꯒ ꯃꯇꯥꯡ ꯆꯥꯕ ꯇꯟꯖꯥ ꯌꯦꯡꯂꯒ ꯃꯐꯝꯁꯤꯗꯒꯤ ꯁꯠ ꯅꯥꯟꯊꯣꯛꯇꯨꯅ ꯆꯠꯀꯦ ꯈꯜꯂꯤ ꯏꯁꯤꯡꯗ ꯇꯥꯗꯨꯅ ꯁꯤꯔꯕ ꯃꯁꯥ ꯄꯨꯝꯕ ꯁꯪꯒꯣꯝ ꯃꯄꯥꯜꯒꯨꯝ ꯉꯧꯔꯣꯛ ꯉꯧꯕ ꯏ ꯊꯥꯡꯗ꯭ꯔꯕ ꯍꯛꯆꯥꯡꯗꯣ ꯍꯧꯖꯤꯛꯇꯤ ꯃꯥꯁꯨ ꯎꯔꯦ ꯂꯝꯕꯤ ꯃꯄꯥꯜꯗꯨꯗ ꯆꯞ ꯂꯦꯞꯄꯒ ꯂꯩꯔꯤꯕꯗꯣ ꯇꯦꯅꯥꯎꯅ ꯍꯩꯅꯤꯡ ꯃꯈꯣꯡꯗ ꯂꯩꯔꯤꯕ ꯑꯉꯥꯡ 8 ꯌꯦꯡꯅ ꯂꯥꯎꯔꯛꯏ ꯇꯥꯅꯕ ꯀꯟꯅ ꯀꯩꯗꯧꯔꯒꯦ ꯅꯈꯣꯏꯕꯣ ꯍꯥꯏꯅꯈꯤꯕ ꯃꯇꯝ ꯍꯦꯜꯂꯦ ꯂꯝꯄꯥꯛꯃꯛ ꯅꯠꯇ꯭ꯔꯁꯨ ꯂꯝꯕꯤ ꯃꯌꯥꯏꯁꯤꯗ ꯅꯣꯕꯥ ꯀꯥꯎꯕꯤ ꯁꯥꯟꯅꯁꯦ ꯀꯨꯏꯔꯦ ꯁꯥꯟꯅꯃꯤꯟꯅꯗꯕ ꯁꯥꯟꯅꯃꯤꯟꯅꯁꯤ ꯂꯥꯛꯑꯣ ꯇꯦꯅꯥꯎꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄ ꯅꯨꯄꯤꯗꯨꯒꯤ ꯊꯋꯥꯏꯗꯨꯅ ꯑꯃꯨꯛ ꯐꯤ ꯐꯧꯅ ꯐꯧꯅ ꯍꯩꯅꯤꯡ ꯃꯈꯣꯡꯗ ꯂꯩꯔꯤꯕ ꯑꯉꯥꯡꯁꯤꯡꯗꯨꯗ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏꯔꯛꯏ ꯍꯥꯏ ꯇꯥꯔꯤꯕ꯭ꯔꯣ ꯅꯌꯥꯝꯕꯅ ꯀꯧꯔꯤꯁꯤ ꯅꯈꯣꯏꯅꯤꯅꯦ ꯂꯥꯎꯕ ꯈꯔ ꯍꯦꯟꯃꯜꯂꯤ ꯑꯗꯨꯛ ꯌꯥꯝ ꯍꯩꯅꯤꯡꯗꯨ ꯆꯥꯔꯗꯤ ꯅꯥꯕ ꯁꯣꯏꯗ꯭ꯔꯦ ꯅꯣꯏꯀꯣ ꯅꯣꯏ ꯑꯉꯥꯡꯁꯤꯡ ꯑꯗꯨ ꯃꯈꯣꯏꯅꯤꯅ ꯍꯥꯏꯕ ꯉꯥꯡꯕꯗꯨ ꯇꯥꯔꯗꯨꯅ ꯍꯥꯏꯕ ꯏꯟꯕ ꯑꯉꯥꯡꯒꯨꯝ ꯉꯥꯅꯨ ꯄꯔꯦꯡ ꯆꯠꯄꯒꯨꯝ ꯇꯔꯦꯠꯇꯣ ꯃꯈꯨꯠ ꯇꯨꯡꯒꯨꯟꯅꯔꯗꯨꯅ ꯃꯆꯤꯟ ꯃꯌꯥꯗꯨꯅ ꯍꯩꯅꯤꯡ ꯆꯥꯔꯨꯕꯒꯤ ꯏꯇꯩ ꯃꯕꯨꯛ ꯏꯀꯪ ꯀꯪꯈꯩ ꯅꯣꯝ ꯁꯥꯃꯨ ꯃꯆꯥꯅ ꯆꯠꯄꯒꯨꯝ ꯃꯅꯤꯡꯗꯨ ꯊꯦꯛ ꯊꯦꯛꯇꯨꯅ ꯇꯦꯅꯥꯎꯅ ꯂꯩꯔꯤꯕ ꯃꯄꯥꯗꯨ ꯇꯝꯅ ꯂꯥꯛꯏ ꯑꯉꯥꯡ 8ꯇꯨꯒꯤ ꯃꯅꯨꯡꯗ ꯑꯃꯅ ꯅꯥꯆꯤꯛ ꯃꯈꯣꯡꯗ ꯂꯩꯕ ꯅꯣꯕꯥꯞꯇꯨ ꯂꯧꯗꯣꯏꯒꯤ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯅꯣꯕꯥꯞꯇꯨ ꯎꯕꯗ ꯃꯌꯥꯝꯗꯨ ꯇꯥꯅꯕ ꯍꯥꯏꯔꯛꯏ ꯃꯌꯥꯝ ꯑꯝꯇ ꯉꯥꯏꯕꯤꯔꯝꯀꯣ ꯁꯤꯗ ꯂꯩꯔꯤꯕ ꯅꯣꯕꯥꯞꯁꯤꯗꯤ ꯄꯠꯂꯦ ꯄꯨꯝꯂꯦ ꯑꯩ ꯊꯣꯉꯥꯝꯒꯤ ꯏꯪꯈꯣꯜ ꯇꯧꯕ ꯅꯣꯕꯥꯞ ꯑꯝꯇ ꯍꯦꯛꯂꯨꯈꯤꯒꯦ ꯑꯗꯨ ꯍꯦꯛꯂꯨꯔꯒ ꯅꯣꯕꯥꯞ ꯀꯥꯎꯕꯤ ꯁꯥꯟꯅꯁꯦ ꯑꯁꯨꯝꯅ ꯑꯉꯥꯡꯁꯤꯅ ꯍꯥꯏꯔꯛꯄ ꯃꯌꯥꯝꯗꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯌꯥꯔꯦ ꯑꯉꯥꯡ ꯑꯗꯨ ꯄ꯭ꯔꯞ ꯅꯣꯕꯥꯞ ꯍꯦꯛꯄ ꯊꯣꯉꯥꯝꯒꯤ ꯏꯪꯈꯣꯜꯗꯨ ꯇꯝꯅ ꯃꯁꯥꯗꯨ ꯅꯣꯝꯍꯧ ꯉꯥꯅꯨ ꯃꯅꯤꯡꯒꯨꯝ ꯊꯦꯛ ꯊꯦꯛꯇꯨꯅ ꯆꯠꯂꯦ ꯑꯉꯥꯡ ꯑꯇꯩꯒ ꯇꯦꯅꯥꯎꯒꯅ ꯂꯝꯕꯤ ꯃꯄꯥꯜꯗꯨꯗ ꯐꯝꯗꯨꯅ ꯅꯣꯕꯥꯞ ꯍꯦꯛꯄ ꯆꯠꯈꯤꯕ ꯑꯉꯥꯡ ꯑꯗꯨ ꯍꯜꯂꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯤ ꯇꯧꯔꯤꯁꯤꯡꯗꯨ ꯎꯕꯗ ꯃꯥꯏꯃꯨꯗꯤ ꯀꯣꯛꯄꯥꯏ ꯑꯣ ꯉꯁꯤꯗꯤ ꯂꯣꯏꯔꯦꯗꯅ ꯆꯠꯀꯅꯦꯕ ꯑꯣꯖꯥꯒꯤ ꯅꯥꯛꯇ ꯂꯣꯡꯒꯗꯣ ꯁꯣꯏꯗꯅ ꯁꯥꯕ ꯂꯣꯏꯁꯤꯜꯂꯔꯅꯤ ꯇꯧꯔꯤꯁꯦ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯅꯣꯕꯥꯞ ꯍꯦꯛꯂꯨꯅꯤ ꯍꯥꯏꯗꯅ ꯃꯗꯣꯝ ꯂꯥꯛꯄ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥꯗꯣ ꯅꯣꯡꯃꯣꯡ ꯂꯥꯛꯄꯅ ꯊꯣꯉꯥꯝꯒꯤ ꯄꯥꯁꯣꯠꯍꯣꯏꯒꯤ ꯀꯣꯟꯊꯣꯡ ꯃꯄꯥꯗꯣ ꯌꯧꯔꯛꯂꯦ ꯃꯄꯥꯗꯣ ꯌꯧꯔꯛꯄꯗ ꯎꯔꯦ ꯃꯔꯥꯡ ꯀꯥꯏꯅ ꯇꯦꯛꯊꯈꯩ ꯄꯥꯟꯕ ꯑꯆꯧꯕ ꯅꯣꯕꯥꯞ ꯄꯥꯝꯕꯤꯁꯤꯡ ꯑꯗꯣ ꯀꯣꯟꯊꯣꯡ ꯂꯣꯜꯂꯤꯕ ꯆꯩꯗꯨꯅ ꯐꯠ ꯂꯥꯎꯅ ꯀꯟꯁꯤꯜꯂꯦ ꯑꯉꯥꯡ ꯑꯗꯨꯅ ꯅꯣꯕꯥꯞꯇꯨ ꯍꯦꯛꯂꯅꯤ ꯍꯥꯏꯕꯒꯤ ꯍꯔꯥꯎꯕꯅ ꯑꯁꯨꯝꯅ ꯀꯟꯁꯤꯜꯂꯛꯄꯒ ꯊꯣꯉꯥꯝꯒꯤ ꯍꯨꯏꯖꯥꯎ 3ꯗꯣ ꯃꯥꯡꯒꯣꯟ ꯃꯆꯤꯗ ꯀꯨꯟꯗꯨꯅ ꯂꯩꯔꯝꯕꯗꯒꯤ ꯑꯉꯥꯡꯗꯨꯅ ꯆꯪꯂꯛꯄ ꯎꯕꯗ ꯁꯞꯇ꯭ꯔ ꯑꯃꯒ ꯂꯣꯏꯅꯅ ꯃꯁꯣꯡ ꯐꯟꯗꯨꯅ ꯆꯪꯁꯤꯜꯂꯛꯂꯦ ꯑꯍꯤꯡ ꯑꯗꯨꯗ ꯇꯥꯎꯕ ꯍꯣꯏꯒꯤ ꯍꯧꯅꯕꯤ 3ꯒ ꯑꯣꯏꯔꯦ ꯆꯞ ꯃꯥꯟꯅꯅ ꯑꯉꯥꯡ ꯑꯗꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯧꯅ ꯈꯣꯡꯕ ꯍꯧꯔꯛꯂꯦ ꯑꯍꯤꯡꯗꯨꯗ ꯄꯥꯁꯣꯠ ꯍꯨꯏ 3 ꯆꯪꯗꯨꯅ ꯈꯣꯡꯕꯗꯨꯗꯗꯤ ꯃꯤꯀꯞ ꯊꯣꯛꯂꯛꯂꯦ ꯃꯄꯨꯔꯣꯏꯕ ꯏꯃꯣꯆꯥꯒꯤ ꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ ꯃꯥꯒꯤ ꯀꯥꯡꯊꯣꯜ ꯇꯝꯅ ꯀꯥꯡꯈꯜꯗꯨ ꯍꯥꯏꯗꯣꯛꯂꯒ ꯄꯣꯗꯣꯜꯒꯤ ꯃꯉꯥꯜꯗꯨꯗ ꯑꯌꯨꯛ ꯅꯨꯡꯊꯤꯜ ꯊꯕꯛ ꯋꯥꯅ ꯁꯨꯔꯕ ꯏꯃꯣꯆꯥꯗꯤ ꯏꯁꯤꯀꯩ ꯇꯨꯝꯊꯔꯤ ꯏꯃꯣꯆꯥꯗꯨ ꯇꯥꯅꯕ ꯄꯥꯁꯣꯠꯅ ꯇꯞꯅ ꯅꯥꯀꯣꯡ ꯃꯌꯥꯗꯨꯗ ꯆꯪꯁꯤꯜꯂꯒ ꯍꯧꯗꯣꯛꯏ ꯃꯣꯏ ꯃꯄꯥꯎ ꯇꯥꯔꯤꯕ꯭ꯔꯥ ꯃꯣꯏ ꯃꯄꯥꯎ ꯑꯃꯁꯨ 2-3ꯂꯛ ꯀꯧꯕꯗꯨꯗ ꯇꯥꯔꯗꯨꯅ ꯍꯩꯅꯤꯡꯗ ꯈꯨꯝꯂꯛꯑꯦ ꯀꯩꯗꯧꯔꯒꯦ ꯄꯥꯁꯣꯠ ꯍꯣ ꯃꯄꯥꯜꯗ ꯍꯨꯏ ꯌꯥꯝ ꯀꯟꯅ ꯈꯣꯡꯂꯤ ꯆꯨꯝꯅ ꯈꯣꯡꯕꯒ ꯅꯠꯇꯦ ꯀꯞꯄ ꯑꯃꯁꯨ ꯌꯥꯎꯔꯦ ꯍꯨꯔꯥꯟꯕ ꯆꯪꯂꯕ꯭ꯔꯥ ꯈꯪꯗꯦ ꯑꯝꯇ ꯊꯣꯛꯂꯒ ꯌꯦꯡꯉꯨꯁꯤꯕ ꯍꯨꯏꯅ ꯈꯣꯡꯕꯕꯨ ꯆꯨꯝꯅ ꯃꯃꯤꯠꯇ ꯂꯥꯏ ꯇꯤꯟ ꯎꯗꯨꯅ
ꯏꯆꯝ ꯆꯝꯅ ꯈꯣꯡꯕ ꯑꯣꯏꯔꯝꯒꯅꯤꯗ ꯅꯠꯇꯦ ꯃꯣꯏ ꯃꯄꯥ ꯃꯈꯣꯜꯁꯤ ꯇꯥꯕꯗ ꯍꯦꯛ ꯏꯆꯝ ꯆꯝꯅ ꯈꯣꯡꯕꯗꯤ ꯃꯥꯟꯗꯦ ꯀꯩꯅꯣꯝ ꯏꯇꯧ ꯇꯧꯋꯦꯕ ꯅꯍꯥꯟꯈꯩ ꯈꯣꯡꯕꯒ ꯏꯃꯥꯟ ꯃꯥꯟꯅꯗꯦ ꯍꯥꯏꯕ ꯅꯪꯕꯨ ꯑꯝꯇ ꯌꯦꯡꯉꯨꯁꯤꯕ ꯍꯩ ꯉꯁꯤ ꯂꯝꯇꯥ ꯊꯥꯡꯖꯁꯤꯗ ꯂꯥꯏ ꯇꯤꯟ ꯆꯠꯄ ꯑꯣꯏꯔꯝꯅꯤꯅꯦ ꯅꯪꯕꯣ ꯍꯨꯔꯥꯟꯕꯅ ꯄꯣꯠ ꯍꯨꯔꯥꯟꯕ ꯆꯪꯂꯝꯂꯗꯤ ꯀꯝꯗꯧꯕ ꯂꯝꯇꯥ ꯊꯥꯡꯖꯁꯤꯗ ꯀꯗꯥꯏꯗꯒꯤ ꯍꯨꯔꯥꯟꯕꯅꯣ ꯍꯧꯖꯤꯛꯄꯨ ꯄꯥꯁ꯭ꯋꯥꯠ ꯑꯗꯨꯝꯅ ꯍꯥꯏꯕꯤꯅꯨ ꯃꯣꯏ ꯃꯄꯥ ꯁꯂꯥꯝꯒꯤ ꯁꯟꯕꯤ ꯃꯄꯤ ꯃꯆꯥꯗꯣ ꯅꯠꯇ꯭ꯔꯣ ꯅꯍꯥꯟꯃꯨꯛꯀꯤ ꯂꯝꯇꯥ ꯊꯥꯡꯖꯗ ꯍꯨꯔꯥꯟꯕꯅ ꯍꯨꯔꯒ ꯄꯨꯈꯤꯗꯅ ꯊꯤꯕ ꯈꯪꯈꯤꯗ꯭ꯔꯤꯗꯣ ꯍꯣꯏꯅꯦ ꯄꯥꯁ꯭ꯋꯥꯠ ꯑꯝꯇ ꯌꯦꯡꯉꯨꯁꯦ ꯑꯁꯤ ꯍꯥꯏꯅꯔꯗꯅ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯣ ꯈꯨꯠꯇ ꯄꯣꯗꯣꯟꯗꯨ ꯄꯥꯏ ꯃꯃꯥꯡ ꯊꯣꯡꯗꯣ ꯍꯥꯡꯗꯣꯛꯂꯒ ꯀꯅꯥ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯌꯦꯡꯕ ꯊꯣꯛꯂꯛꯂꯦ ꯃꯥꯡꯒꯣꯟꯗꯒꯤ ꯈꯖꯤꯛ ꯀꯨꯝꯊꯕꯗ ꯉꯥꯏꯔꯦ ꯎꯔꯦ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯃꯛ ꯃꯃꯤꯠꯇ ꯏ ꯊꯥꯡꯗ꯭ꯔꯕ ꯄꯣꯛꯄꯗ ꯉꯥꯏꯔꯤꯕ ꯃꯥꯟꯕ ꯑꯉꯥꯡ ꯑꯃꯅ ꯅꯣꯕꯥꯞ ꯃꯊꯛ ꯑꯗꯨꯗ ꯌꯥꯜꯂꯒ ꯂꯩꯔꯝꯕꯗꯣ ꯇꯥꯎꯕ ꯍꯨꯏꯗ ꯑꯗꯨꯝꯅ ꯂꯥꯛ ꯂꯥꯛꯇꯨꯅ ꯈꯣꯡꯕꯗꯣ ꯃꯃꯤꯠꯃꯛꯅ ꯎꯔꯦ ꯑꯉꯥꯡ ꯐꯠꯇꯕ ꯀꯁꯥ ꯄꯨꯝꯕꯅꯤ ꯎꯕꯗ ꯏꯔꯥꯏ ꯂꯥꯏꯅ ꯈꯪꯉꯤ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯣ ꯏꯉꯛꯉꯛꯏ ꯀꯁꯥ ꯄꯨꯝꯕꯁꯤꯅ ꯅꯣꯕꯥꯞ ꯃꯈꯣꯡꯁꯤꯗ ꯀꯩꯗꯧꯔꯤꯕꯅꯣ ꯈꯥꯝꯕꯤ ꯃꯩꯒꯤ ꯃꯩꯉꯥꯜꯗꯨ ꯎꯕꯗ ꯃꯩꯉꯥꯜ ꯎꯕ ꯌꯥꯗꯕ ꯑꯉꯥꯡ ꯑꯗꯨ ꯇꯦꯡꯊꯥꯅ ꯑꯣꯏꯅ ꯑꯍꯤꯡ ꯑꯗꯨꯗ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨ ꯎꯕꯗ ꯍꯤꯡꯅ ꯍꯤꯡꯅ ꯀꯞꯂꯦ ꯍꯨꯏ ꯑꯍꯨꯝꯗꯨꯁꯨ ꯂꯩꯖꯕꯤ ꯊꯥꯗꯨꯅ ꯍꯦꯟꯅ ꯍꯦꯟꯅ ꯍꯧꯅ ꯈꯣꯡꯉꯤ ꯈꯣꯡꯕꯗꯤ ꯁꯨꯡꯂꯦꯞ ꯍꯦꯛ ꯂꯦꯞꯇꯦ ꯄꯥꯁꯣꯠꯇꯤ ꯀꯔꯤ ꯈꯜꯂꯨꯔꯕꯅꯣ ꯈꯪꯗꯦ ꯀꯤꯕꯒ ꯊꯀꯠꯄꯒꯅ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯁꯛꯇꯨ ꯎꯕꯗ ꯃꯁꯥꯗꯣ ꯅꯤꯛꯄ ꯑꯃ ꯌꯥꯎꯔꯦ ꯃꯃꯤꯠ ꯄꯥꯜꯂꯤꯗꯨꯉꯥꯏ ꯑꯉꯧꯕ ꯉꯥꯛꯇ ꯀꯔꯤꯒꯨꯝꯕꯗꯅ ꯌꯦꯡꯗ ꯌꯦꯡꯁꯤꯜꯂꯨꯔꯒꯅ ꯑꯍꯣꯕ ꯉꯥꯛꯇ ꯑꯣꯏꯅ ꯂꯩꯕꯗꯧꯅ ꯎꯏ ꯃꯁꯥꯗꯣ ꯏ ꯃꯆꯦꯠ ꯑꯝꯇ ꯊꯥꯡꯗ꯭ꯔꯕ ꯃꯈ꯭ꯌꯥꯠꯇꯨꯅ ꯀꯞꯄꯒꯤ ꯀꯥꯊꯣꯔꯛꯄꯗ ꯃꯌꯥ ꯂꯥꯎꯅ ꯍꯦꯛ ꯌꯦꯡꯕꯗ ꯀꯩꯅꯣꯝ ꯑꯃ ꯏꯇꯧ ꯇꯧꯏ ꯐꯤꯕꯝ ꯀꯥꯏꯔꯕ ꯉꯥꯡꯗꯨꯅ ꯀꯞꯄꯗꯨ ꯎꯕꯗ ꯄꯥꯁꯣꯠ ꯋꯥꯈꯜ ꯇꯥꯗꯅ ꯂꯩꯃꯥꯏꯗ ꯍꯤꯛꯊꯈ꯭ꯔꯦ ꯃꯄꯨꯔꯣꯏꯕꯅ ꯄꯥꯁꯣꯠ ꯄꯥꯁꯣꯠ ꯇꯥꯕ꯭ꯔꯣ ꯅꯪꯕꯣ ꯋꯥꯈꯜ ꯑꯃꯨꯛꯇ ꯇꯥꯎ ꯀꯩꯗꯧꯒꯦ ꯑꯁꯤ ꯍꯥꯏꯔꯒ ꯃꯥꯒꯤ ꯅꯨꯄꯤꯗꯣ ꯂꯥꯏꯀꯠꯅꯅꯕ ꯇꯧꯔꯤ ꯁꯣꯝꯗꯅ ꯑꯉꯥꯡꯗꯨꯅ ꯃꯍꯥ ꯑꯃ ꯑꯣꯏꯅ ꯍꯤꯡꯅ ꯍꯤꯡꯅ ꯇꯦꯡꯊꯥꯅ ꯑꯣꯏꯅ ꯀꯞꯂꯦ ꯂꯩꯖꯕꯤ ꯊꯥꯗꯨꯅ ꯃꯥꯅ ꯀꯞꯄꯒꯤ ꯇꯦꯡꯊꯥ ꯈꯣꯜꯗꯨ ꯇꯥꯕꯗ ꯅꯥꯀꯣꯡꯒ ꯂꯣꯏꯅ ꯁꯦꯒꯥꯏꯒꯦ ꯇꯧꯏ ꯑꯁꯨꯝꯅ ꯃꯥꯡꯅ ꯑꯣꯟꯅ ꯊꯣꯏꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯂꯥꯏꯀꯠꯅꯅꯕ ꯍꯣꯠꯅꯕꯗ ꯑꯉꯥꯡꯅ ꯀꯞꯄꯒꯤ ꯃꯈꯣꯜꯗꯨꯅ ꯍꯦꯟꯅ ꯀꯜꯂꯛꯄꯗꯨꯅ ꯁꯤꯡꯖꯥ ꯌꯩꯔꯛꯇꯨꯅ ꯍꯧꯖꯤꯛꯇꯤ ꯇꯥꯍꯩꯕ ꯉꯝꯗ꯭ꯔꯗꯨꯅ ꯑꯉꯥꯡ ꯑꯗꯨ ꯇꯝꯅ ꯁꯨꯃꯥꯡ ꯃꯥꯡꯒꯣꯟꯗ ꯇꯥꯔꯝꯕ ꯎꯇꯨꯞ ꯑꯃ ꯄꯥꯏ ꯑꯉꯥꯡ ꯑꯗꯨ ꯇꯝꯅ ꯏꯃꯣꯆꯥ ꯃꯁꯥꯗꯨ ꯁꯥꯎꯅꯤꯡꯕ ꯄꯦꯟꯗꯕ ꯐꯣꯡꯗꯣꯛꯇꯨꯅ ꯂꯪꯉꯤ ꯍꯩ ꯇꯥꯅꯤꯡꯗ꯭ꯔꯦ ꯅꯥꯀꯣꯡꯒ ꯂꯣꯏꯅ ꯄꯪꯉꯤꯅꯦ ꯇꯥꯊꯤꯕ ꯃꯤꯒ ꯍꯥꯏꯕꯗꯣ ꯁꯣꯏꯗꯣꯏꯕ ꯇꯥꯔꯦ ꯀꯞꯀꯦꯁꯨ ꯀꯥꯏꯗꯅꯣ ꯆꯠꯂꯒ ꯀꯞꯂꯨꯔꯣ ꯁ꯭ꯋꯥꯏꯗꯒ ꯀꯞꯂꯗꯤꯅꯦ ꯆꯩ ꯆꯥꯕ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯔꯣꯏ ꯑꯁꯤ ꯍꯥꯏꯔꯗꯅ ꯃꯥꯡꯒꯣꯟꯗ ꯁꯤꯡ ꯑꯣꯏꯅꯕ ꯐꯧꯔꯒ ꯂꯩꯕ ꯑꯃꯗꯤ ꯁꯨꯃꯥꯡꯗ ꯇꯥꯔꯝꯕ ꯎꯇꯨꯞ ꯋꯥꯇꯨꯞ ꯃꯇꯦꯛ ꯑꯃ ꯄꯥꯏ ꯁꯞꯇꯔꯊꯤꯅ ꯂꯪꯉꯛꯄꯅꯤ ꯑꯁꯨꯝꯅ ꯅꯣꯕꯥꯞꯇꯨ ꯇꯝꯅ ꯂꯪꯉꯛꯄꯗ ꯃꯈꯣꯡ ꯌꯥꯟꯊꯔꯒ ꯅꯣꯕꯥꯞ ꯃꯁꯥꯗꯨꯗ ꯂꯩꯔꯝꯕ ꯑꯉꯥꯡ ꯑꯗꯣ ꯄꯣꯞ ꯂꯥꯎꯅ ꯅꯣꯕꯥꯞ ꯃꯁꯥꯗꯨꯗꯒꯤ ꯇꯥꯔꯛꯏ ꯃꯇꯝꯗꯨꯗ ꯍꯨꯏ ꯑꯍꯨꯝꯗꯨꯗ ꯆꯪꯁꯤꯜꯂꯛꯂꯒ ꯇꯟꯖꯥ ꯐꯪꯂꯤꯉꯩ ꯆꯤꯛꯍꯧꯔꯒꯦ ꯈꯟꯗꯨꯅ ꯆꯣꯡꯁꯤꯜꯂꯛꯏ ꯑꯗꯨꯕꯨ ꯑꯗꯨꯝꯅ ꯆꯣꯡꯁꯤꯜꯂꯛꯄꯒ ꯑꯉꯥꯡ ꯑꯗꯣ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯒ ꯀꯣꯟꯊꯣꯡ ꯆꯩꯗꯨ ꯀꯥꯟꯊꯣꯛꯂꯒ ꯑꯍꯤꯡ ꯑꯗꯨꯗ ꯀꯞꯇꯨꯅ ꯅꯥꯁꯤꯛ ꯃꯈꯣꯡꯗꯨ ꯌꯧꯅꯕ ꯆꯦꯟꯈ꯭ꯔꯦ ꯑꯗꯨꯝꯅ ꯍꯦꯛ ꯆꯦꯟꯈꯤꯕꯒ ꯏꯃꯣꯆꯥꯅ ꯈꯪꯉꯦꯗꯅ ꯀꯩꯁꯨ ꯂꯩꯇꯕ ꯄꯦꯇꯋꯥ ꯅꯪꯅ ꯁ꯭ꯋꯥꯏꯗꯒ ꯑꯐꯥꯎ ꯁꯥꯔꯗꯅ ꯑꯁꯤ ꯍꯥꯏꯔꯒ ꯃꯥꯒꯤ ꯅꯨꯄꯤꯗꯣ ꯏꯃꯨꯡꯗ ꯄꯨꯁꯤꯜꯂꯛꯂꯒ ꯃꯃꯥꯏꯗ ꯏꯁꯤꯡ ꯈꯤꯛꯏ ꯂꯋꯥꯏꯗꯁꯨ ꯏꯁꯤꯡ ꯈꯔ ꯊꯥꯕꯤꯔꯦ ꯑꯗꯨꯝꯅ ꯇꯧꯕꯗꯒꯤ ꯄꯥꯁꯣꯠ ꯋꯥꯈꯜ ꯇꯥꯔꯦ ꯋꯥꯈꯜ ꯇꯥꯕꯒ ꯏꯃꯣꯆꯥ ꯌꯦꯡꯅ ꯃꯣꯏꯄꯥ ꯍꯧꯖꯤꯛꯇꯤ ꯑꯉꯥꯡꯗꯨꯗꯤ ꯍꯣ ꯆꯠꯈ꯭ꯔꯦ ꯑꯁꯦꯡꯀꯤꯔꯣ ꯑꯩ ꯌꯥꯝ ꯀꯤ ꯃꯣꯏ ꯃꯄꯥ ꯌꯥꯔꯦꯁꯦ ꯀꯣꯟꯅ ꯁꯥꯟꯅꯔꯁꯤ ꯑꯍꯤꯡꯁꯤꯗ ꯃꯈꯣꯏꯒꯤ ꯋꯥꯔꯤ ꯁꯥꯕ ꯍꯧꯅꯗꯦ ꯑꯁꯤ ꯍꯥꯏꯔꯒ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯊꯦꯝꯖꯤꯜꯂꯤ ꯑꯗꯨꯒ ꯇꯨꯝꯊꯅꯕ ꯍꯣꯠꯅꯔꯤ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯅꯣꯕꯥꯞ ꯍꯦꯛꯄ ꯆꯠꯂꯨꯔꯒ ꯎꯇꯨꯞ ꯆꯥꯔꯒ ꯍꯜꯂꯛꯄ ꯑꯉꯥꯡ ꯑꯗꯨꯅ ꯋꯥ ꯋꯥ ꯀꯞꯂꯒ ꯂꯥꯛꯄꯅ ꯅꯥꯁꯤꯛ ꯃꯈꯣꯡꯗꯣ ꯎꯆꯤꯟ ꯅꯥꯆꯤꯟ ꯌꯧꯔꯛꯂꯦ ꯅꯥꯁꯤꯛꯇꯨ ꯌꯧꯕꯗ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯅ ꯂꯩꯔꯝꯕ ꯑꯇꯩꯁꯤꯡꯗꯨꯗ ꯇꯝꯃꯤ ꯇꯦꯅꯥꯎꯒꯤ ꯑꯃꯗꯤ ꯅꯨꯄꯤꯗꯨꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜꯗꯨꯗꯤ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯆꯤ ꯂꯦꯡꯗꯅ ꯂꯩꯔꯦ ꯃꯈꯣꯏꯗꯤ ꯑꯃꯔꯣꯝꯗ ꯃꯈꯣꯏꯒꯤ ꯅꯥꯁꯤꯛ ꯃꯈꯣꯡ ꯃꯄꯥ ꯂꯩꯔꯤꯕ ꯃꯄꯥꯗꯨ ꯐꯥꯎꯔꯒ ꯑꯇꯩ ꯑꯇꯣꯞꯄꯗ ꯆꯠꯄꯁꯨ ꯃꯌꯥꯗꯦ ꯑꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗꯤ ꯅꯤꯡꯉꯝꯗ ꯃꯩꯆꯥꯛ ꯄꯨꯗꯨꯅ ꯂꯩꯍꯧꯔꯦ ꯑꯉꯥꯡ ꯑꯃ ꯐꯨꯔꯛꯄꯒꯤꯗꯃꯛ ꯑꯇꯣꯞꯄ ꯑꯉꯥꯡ 6 ꯄꯨꯟꯅ ꯍꯧꯖꯤꯛꯇꯤ ꯑꯉꯥꯡ 8 ꯁꯨꯗꯨꯅ ꯊꯣꯡꯒꯥꯝꯒꯤ
ꯏꯪꯈꯣꯜꯗꯣ ꯇꯝꯅ ꯂꯥꯛꯏ ꯁꯣꯝꯗꯅ ꯇꯧꯔꯤꯕ ꯉꯥꯡꯅꯔꯤꯕꯁꯤꯡ ꯑꯗꯣ ꯃꯃꯤꯠꯅ ꯃꯅꯥꯀꯣꯡꯅ ꯇꯥꯗꯕ ꯃꯥꯏꯃꯨꯗꯤ ꯂꯣꯠꯇꯨꯅ ꯂꯩꯕ ꯌꯥꯗ꯭ꯔꯦ ꯄꯨꯛꯅꯤꯡꯗ ꯃꯋꯣꯟ ꯃꯋꯣꯟ ꯈꯜꯂꯦ ꯑꯣ ꯂꯣꯏꯔꯦꯗꯅ ꯂꯣꯡ ꯃꯆꯤꯟ ꯇꯨꯝꯕꯒ ꯂꯥꯏꯔꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤꯗ ꯃꯄꯥꯁꯤ ꯂꯥꯜꯂꯒ ꯆꯠꯄ ꯍꯥꯏꯕꯁꯦ ꯑꯩꯒꯤꯗꯤ ꯌꯥꯝ ꯈꯨꯗꯣꯡ ꯊꯤꯅꯤꯡꯉꯥꯏꯅꯤ ꯑꯗꯨꯅ ꯑꯩ ꯁꯃꯥꯏ ꯂꯩꯔꯒ ꯌꯨꯝꯗ ꯆꯠꯍꯧꯕꯅ ꯐꯔꯦ ꯂꯣꯡ ꯃꯆꯤꯟ ꯇꯨꯝꯕꯒꯤꯗꯃꯛ ꯑꯩ ꯊꯋꯥꯏ ꯊꯥꯕ ꯉꯝꯈꯤꯔꯣꯏ ꯐꯔꯦ ꯑꯣꯖꯥꯅ ꯑꯩꯕꯨ ꯋꯥꯔꯧꯔꯁꯨ ꯁꯥꯎꯔꯁꯨ ꯄꯥꯝꯕꯩ ꯂꯩꯇꯦ ꯑꯩꯒꯤꯗꯤ ꯂꯩꯋꯥ ꯇꯤꯟꯋꯥ ꯐꯅ ꯍꯩꯗꯨꯅꯁꯨ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤꯗꯗꯤ ꯉꯄꯨꯔ ꯃꯃꯩꯗ ꯈꯨꯖꯤꯟ ꯁꯤꯛꯄ ꯑꯣꯏꯅ ꯊꯣꯛꯀꯅꯨ ꯍꯧꯖꯤꯛꯇꯤ ꯃꯥ ꯃꯁꯥ ꯀꯟꯖꯅꯕ ꯁꯃꯥꯏ ꯂꯩꯔꯒ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯑꯁꯣꯡꯕꯗꯨꯗꯒꯤ ꯊꯣꯔꯛꯂꯒ ꯇꯨꯃꯤꯟ ꯅꯥꯁꯤꯛ ꯃꯄꯥꯗꯨ ꯌꯦꯡꯂꯝꯗꯅ ꯃꯍꯥꯛꯀꯤ ꯃꯌꯨꯝ ꯌꯧꯅꯕ ꯂꯥꯛꯂꯦ ꯃꯔꯥꯏꯕꯛꯇꯤ ꯂꯩ ꯃꯍꯥꯛ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯑꯀꯟꯕ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯅꯤꯃꯛ ꯃꯆꯦꯡ ꯂꯩꯗꯨꯅ ꯊꯦꯡꯅꯗ꯭ꯔꯦ ꯃꯌꯨꯝ ꯌꯧꯅꯕ ꯂꯥꯛꯄꯗ ꯊꯣꯡꯒꯥꯝꯒꯤ ꯀꯣꯟꯊꯣꯡ ꯃꯄꯥꯗꯨ ꯌꯧꯕꯗ ꯃꯁꯝ ꯃꯅꯥꯗꯣ ꯆꯞ ꯆꯞ ꯌꯨꯡꯉꯤ ꯃꯨꯁꯤ ꯃꯨꯁꯤ ꯄꯥꯡꯈꯠꯂꯛꯄ ꯂꯝꯇꯥꯒꯤ ꯊꯥꯖꯗ ꯎꯔꯦ ꯄꯣꯠꯁꯣꯠꯂꯣꯏꯒꯤ ꯀꯣꯟꯊꯣꯡ ꯃꯄꯥꯒꯤ ꯋꯥꯄꯜ ꯃꯇꯣꯟꯗꯨꯗ ꯑꯉꯥꯡ ꯇꯔꯦꯠꯇꯨ ꯆꯦꯛꯃꯨꯛ ꯂꯥꯎꯗꯨꯅ ꯁꯦꯛꯄꯤꯗꯧꯅ ꯅꯞ ꯅꯞꯇꯨꯅ ꯂꯩꯕ ꯃꯗꯨ ꯎꯕꯗ ꯃꯥꯏꯃꯨ ꯃꯤꯍꯨꯜ ꯆꯦꯟꯈꯠꯂꯛꯏ ꯑꯣ ꯁꯣꯏꯗ꯭ꯔꯦꯗꯅ ꯉꯁꯤꯗꯤ ꯊꯣꯡꯒꯥꯝꯒꯤ ꯏꯃꯨꯡꯁꯤꯗꯤ ꯅꯥꯁꯤꯛ ꯃꯈꯣꯡꯗꯒꯤ ꯍꯦꯟꯗꯣꯛꯇꯅ ꯁ꯭ꯋꯥꯏꯗ ꯀꯁꯥꯁꯤꯡꯁꯤꯅ ꯀꯨꯝꯍꯩ ꯇꯧꯗꯣꯔꯕ ꯑꯣ ꯅꯨꯡꯉꯥꯏꯇꯦꯗ ꯇꯧꯔꯤꯁꯦ ꯑꯩꯅ ꯌꯥꯝ ꯈꯪ ꯍꯩꯕ ꯃꯤ ꯑꯣꯏꯗꯨꯅ ꯂꯩꯋꯥ ꯇꯤꯟꯋꯥ ꯇꯧꯗꯨꯅ ꯃꯈꯣꯏꯒꯤ ꯏꯃꯨꯡꯁꯦ ꯑꯋꯥꯐꯝꯗꯒꯤ ꯇꯥꯗꯅꯕ ꯀꯟꯕꯤꯒꯦ ꯇꯧꯕꯁꯨ ꯑꯩꯗꯤ ꯉꯝꯂꯣꯏ ꯑꯩꯗꯤ ꯄꯔꯥ ꯍꯧꯕꯗ ꯉꯥꯏꯔꯤ ꯂꯩꯀꯥꯏ ꯇꯥꯅꯕ ꯑꯍꯤꯡꯁꯤꯗ ꯀꯣꯏꯂꯥꯎ ꯂꯥꯎꯒꯦꯁꯨ ꯃꯗꯨꯁꯨ ꯌꯥꯔꯣꯏꯗꯣꯔꯤ ꯇꯧꯔꯤꯁꯦ ꯉꯁꯤꯒꯤ ꯂꯝꯇꯥꯒꯤ ꯑꯍꯥꯟꯕ ꯊꯥꯡꯖꯅꯤ ꯍꯥꯏꯗꯨꯅ ꯀꯅꯥꯁꯨ ꯃꯄꯥꯜ ꯊꯣꯡꯅꯔꯔꯣꯏ ꯀꯤꯕꯗꯒꯤ ꯑꯗꯨꯅ ꯑꯩ ꯀꯩꯗꯧꯕ ꯇꯥꯏ ꯐꯅ ꯀꯨꯝꯍꯩ ꯅꯨꯡꯉꯥꯏꯅꯤ ꯍꯥꯏꯗꯨꯅꯁꯨ ꯃꯁꯤꯒꯤ ꯀꯨꯝꯍꯩꯁꯤꯗꯤ ꯌꯦꯡꯕ ꯌꯥꯕ ꯀꯨꯝꯍꯩꯁꯨ ꯅꯠꯇꯦ ꯑꯩ ꯃꯄꯥꯁꯤ ꯂꯥꯜꯂꯒ ꯌꯨꯝ ꯌꯧꯅꯕ ꯆꯠꯍꯧꯕꯅ ꯐꯩ ꯑꯁꯤ ꯈꯜꯂꯗꯨꯅ ꯃꯥ ꯄ꯭ꯔꯞ ꯊꯣꯡꯒꯥꯝꯒꯤ ꯊꯣꯡꯒꯥꯜ ꯃꯄꯥꯗꯨ ꯂꯥꯟꯊꯣꯛꯂꯒ ꯊꯋꯥꯏ ꯅꯝꯗ ꯄꯣꯗꯨꯅ ꯆꯠꯈ꯭ꯔꯦ ꯁꯣꯝꯗꯅ ꯑꯃꯨꯛ ꯊꯣꯡꯒꯥꯝꯒꯤ ꯋꯥꯄꯜ ꯃꯇꯣꯟꯗꯨꯗ ꯑꯉꯥꯡ ꯇꯔꯦꯠꯁꯨ ꯁꯦꯛꯄꯤꯗꯧꯅ ꯇꯥꯁꯤꯟꯗꯨꯅ ꯂꯩ ꯇꯥꯎꯕ ꯍꯨꯏ ꯑꯍꯨꯝꯗꯨꯅ ꯏꯪꯈꯣꯜꯗꯨꯒꯤ ꯑꯀꯣꯏꯕꯗ ꯆꯠꯇꯨꯅ ꯉꯥꯛ ꯁꯦꯜꯂꯒ ꯂꯩꯕꯗꯣ ꯃꯈꯣꯏ ꯇꯔꯦꯠꯇꯨꯕꯨ ꯃꯃꯤꯠꯅ ꯎꯔꯤ ꯇꯥꯎꯕ ꯍꯨꯏ ꯑꯍꯨꯝꯗꯨꯁꯨ ꯑꯁꯤꯡꯕꯅꯤ ꯃꯤꯁꯤꯡ ꯅꯥꯁꯤꯡꯕꯅꯤ ꯃꯈꯣꯜ ꯑꯃ ꯍꯦꯛ ꯇꯥꯕ ꯌꯥꯗꯦ ꯊꯥꯡꯒꯠꯇꯨꯅ ꯀꯗꯣꯝꯗꯅ ꯃꯅꯥꯁꯤꯡꯗꯣ ꯐꯜꯂꯞ ꯐꯜꯂꯞ ꯃꯄꯨ ꯅꯤꯡꯕ ꯇꯥꯎꯕ ꯍꯨꯏ ꯑꯣꯏꯕꯅ ꯀꯔꯤꯗ ꯁꯣꯏꯈꯤꯒꯗꯦ ꯈꯟꯗꯨꯅ ꯌꯨꯝꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯣ ꯅꯤꯡꯊꯤꯖꯅ ꯉꯥꯛ ꯁꯦꯟꯗꯨꯅ ꯂꯩ ꯑꯁꯨꯝꯅ ꯇꯧꯔꯤꯉꯩ ꯇꯟꯖꯥ ꯑꯗꯨꯗ ꯇꯨꯝꯊꯔꯨꯕ ꯄꯣꯠꯁꯣꯠꯇꯣ ꯃꯤꯀꯞ ꯊꯣꯛꯂꯛꯂꯦ ꯃꯁꯥꯗ ꯌꯥꯝ ꯍꯩꯅꯗꯕ ꯏꯊꯤꯜ ꯑꯃ ꯏꯇꯠ ꯇꯠꯇꯅ ꯐꯥꯎꯔꯤ ꯀꯔꯤꯒꯨꯝꯕꯗꯅ ꯃꯁꯥꯗ ꯑꯃꯨꯛꯁꯨ ꯁꯈꯤꯅꯥ ꯑꯃ ꯌꯨꯝꯁꯤꯗ ꯀꯔꯤꯒꯨꯝꯕ ꯐꯠꯇ꯭ꯔꯕ ꯊꯧꯗꯣꯛꯁꯤꯡ ꯉꯁꯤꯒꯤ ꯑꯍꯤꯡꯁꯤꯗ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯣꯛꯂꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯃꯁꯥꯗ ꯀꯥ ꯍꯦꯟꯅ ꯃꯤꯄꯥꯏꯕ ꯑꯃꯁꯨ ꯐꯥꯎꯔꯤ ꯃꯍꯥꯛ ꯉꯁꯥꯏ ꯀꯔꯝꯅ ꯋꯥꯈꯜ ꯇꯥꯗꯅ ꯂꯩꯃꯥꯏꯗ ꯋꯥꯟꯊꯈꯤꯕꯅꯣ ꯍꯥꯏꯕꯗꯤ ꯃꯍꯥꯛ ꯃꯁꯥꯗꯨ ꯈꯪꯖꯍꯧꯗ꯭ꯔꯦ ꯃꯍꯥꯛꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄꯁꯤꯗꯗꯤ ꯃꯄꯨꯔꯣꯏꯕꯅ ꯅꯥꯈꯣꯛꯇꯨꯅ ꯏꯁꯤ ꯁꯤꯈꯩ ꯇꯨꯝꯗꯨꯅ ꯂꯩꯕꯒꯤ ꯃꯈꯣꯜ ꯇꯥꯔꯦ ꯈꯪꯍꯧꯗꯨꯅ ꯃꯥ ꯉꯁꯥꯏꯒꯤ ꯑꯀꯤꯕ ꯐꯪꯂꯕ ꯑꯉꯥꯡꯗꯨꯒꯤ ꯁꯛꯇꯝ ꯑꯗꯣ ꯃꯤꯠꯃꯥꯡꯗ ꯎꯔꯛꯂꯦ ꯃꯗꯨ ꯎꯕꯗ ꯃꯁꯥꯗ ꯊꯛꯀꯠꯄ ꯑꯃꯁꯨ ꯐꯥꯎꯔꯤ ꯇꯨꯝꯊꯧ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ ꯃꯃꯤꯠꯇ ꯃꯆꯥꯁꯨ ꯎꯗꯦ ꯁꯥꯡꯂꯕ ꯆꯍꯤ 10ꯁꯦ ꯃꯄꯨꯔꯣꯏꯕꯒ ꯃꯥꯒꯇ ꯌꯨꯝꯁꯤꯗ ꯂꯩꯔꯛꯄꯅꯦ ꯃꯅꯦ ꯃꯀꯨ ꯂꯩꯇꯦ ꯅꯨꯄꯥꯁꯤꯁꯨ ꯃꯊꯟꯇ ꯄꯣꯛꯏ ꯃꯁꯤꯒꯤ ꯃꯊꯛꯇ ꯃꯆꯥꯒ ꯌꯥꯎꯗ꯭ꯔꯦ ꯃꯤꯅꯁꯨ ꯀꯌా ꯎꯁꯤꯠꯄꯤꯗꯦ ꯇꯔꯛ ꯇꯨꯁꯣꯟ ꯃꯥꯟꯁꯣꯟꯅꯅ ꯍꯤꯡꯂꯤ ꯑꯍꯤꯡꯁꯤꯗ ꯃꯥ ꯃꯃꯤꯠꯇꯣ ꯀꯛꯂꯥ ꯑꯃꯇ ꯎꯏꯁꯤꯜꯂꯨ ꯌꯥꯗꯦ ꯑꯁꯨꯝꯅ ꯃꯥ ꯄꯥꯈꯠꯄ ꯊꯀꯠꯄ ꯋꯥꯈꯜꯅ ꯐꯨꯝꯕꯪꯅꯅ ꯂꯩꯔꯤꯉꯩ ꯁꯔꯛ ꯑꯗꯨꯗ ꯆꯥꯛꯈꯨꯝꯗ ꯀꯣꯜ ꯂꯤꯛ ꯎꯞꯇꯨꯅ ꯂꯩꯔꯤꯕꯗꯣꯝꯗ ꯀꯣꯟ ꯇꯥꯔꯛꯄꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯑꯦ ꯃꯈꯣꯜꯗꯨ ꯇꯥꯕꯗ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛ ꯑꯃꯨꯛꯀ ꯍꯦꯟꯅ ꯊꯀꯠꯂꯦ ꯃꯐꯝ ꯆꯥꯅ ꯊꯝꯂꯤꯕ ꯀꯣꯟꯁꯤꯡꯗꯨꯕꯨ ꯃꯇꯧ ꯀꯔꯝꯅ ꯀꯣꯜꯂꯨꯞꯇꯨꯗꯒꯤ ꯂꯣꯏꯅ ꯇꯥꯗꯣꯏꯅꯣ ꯑꯗꯨꯁꯨ ꯌꯥꯝꯅ ꯍꯦꯛꯇ ꯆꯤꯡꯗꯣꯜꯗꯧꯅ ꯋꯥꯡꯕ ꯃꯐꯝꯗ ꯊꯝꯕꯁꯨ ꯅꯠꯇꯦ ꯁꯨꯝꯅꯇꯒꯤ ꯃꯐꯝ ꯆꯥꯅ ꯊꯝꯕꯅꯤ ꯑꯁꯤ ꯈꯜꯂꯗꯨꯅ ꯆꯥꯛꯈꯨꯝꯗ ꯀꯣꯜ ꯂꯤꯛꯁꯤꯡ ꯑꯗꯣ ꯏꯆꯥꯏ ꯆꯥꯏꯗꯨꯅ ꯂꯩꯔꯝꯃꯅꯤ ꯀꯅꯥꯅ ꯈꯪꯅꯤ ꯍꯧꯗꯣꯡ ꯆꯪꯂꯝꯕꯁꯨ ꯑꯁꯤ ꯈꯜꯂꯗꯨꯅ ꯃꯥ ꯇꯥꯔꯕꯅꯤꯅ ꯀꯔꯝꯅ ꯇꯥꯁꯤꯟ ꯈꯪꯁꯤꯟꯅꯗꯨꯅ ꯂꯩꯊꯣꯛꯀꯅꯤ ꯈꯜꯂꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯥ ꯆꯥꯛꯈꯨꯝ ꯂꯩꯕꯗꯣꯝꯗ ꯃꯈꯨꯠꯇ ꯄꯣꯗꯣꯟꯗꯨ ꯄꯥꯏ ꯂꯥꯛꯂꯦ ꯑꯁꯨꯝꯅ ꯂꯥꯛꯄ ꯀꯣꯜꯂꯨꯞꯁꯤꯡ ꯑꯗꯨ ꯏꯆꯥꯏ ꯆꯥꯏꯈꯩꯗꯤ ꯂꯩꯔꯝꯗꯦ ꯇꯥꯈꯤꯕ ꯃꯈꯣꯜꯁꯤꯡꯗꯨꯒ ꯍꯥꯏꯔꯨꯔꯗꯤ ꯑꯣꯟꯊꯣꯛꯅ ꯇꯥꯌꯣꯟꯅꯈ꯭ꯔꯦ ꯀꯣꯟꯁꯤꯡ ꯑꯗꯨ ꯃꯐꯝ ꯆꯥꯅ ꯆꯥꯅ ꯎꯞꯇꯨꯅ ꯂꯩꯔꯝꯃꯦ ꯑꯗꯨꯅ ꯃꯥ ꯆꯥꯛꯈꯨꯝꯗꯨꯒꯤ ꯑꯀꯣꯏꯕꯗ ꯃꯁꯥ ꯃꯇꯣꯝꯗ ꯉꯁꯥꯏ ꯇꯥꯈꯤꯕ ꯃꯈꯣꯜꯁꯤꯒ
ꯑꯣꯏꯔꯝꯂꯤꯕ ꯐꯤꯕꯝꯁꯤꯒ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯈꯦꯠꯅꯃꯟꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯀꯣꯌꯦꯡ ꯌꯦꯡꯂꯨꯕꯗ ꯃꯅꯤꯡ ꯊꯣꯡꯗꯣ ꯁꯦꯕꯥꯛ ꯐꯥꯛꯇꯨꯅ ꯃꯥꯒꯤ ꯃꯤꯃꯥꯡꯗꯨꯗ ꯂꯩꯕꯗꯨ ꯎꯔꯦ꯫ ꯊꯣꯡ ꯁꯦꯕꯥꯛ ꯐꯥꯛꯇꯨꯅ ꯂꯩꯕꯗꯨ ꯎꯕꯗ ꯄꯁꯣꯠꯀꯤ ꯃꯤꯍꯨꯜꯗꯣ ꯆꯦꯡꯒꯨꯝ ꯆꯦꯡꯒꯥꯟꯅꯔꯦ꯫ ꯄꯁꯣꯠꯅ ꯍꯩꯃꯥ ꯀꯔꯤ ꯃꯇꯧꯅꯤꯒꯦ ꯁꯤꯗꯤ? ꯑꯩꯗꯤ ꯊꯣꯡꯁꯦ ꯑꯝꯇ ꯂꯣꯜꯂꯝꯗ꯭ꯔ ꯃꯥꯜꯂꯦ ꯇꯧꯔꯤꯁꯦ꯫ ꯑꯩꯕꯨ ꯉꯁꯥꯏ ꯅꯨꯃꯤꯗꯥꯡ ꯆꯥꯛ ꯇꯣꯛꯂꯕ ꯃꯇꯨꯡꯗ ꯂꯣꯟꯈꯤꯕꯗꯥꯏꯅꯦ? ꯅꯠꯇ꯭ꯔꯒꯅ ꯂꯣꯟꯗꯤ ꯂꯣꯜꯂꯒ ꯄꯨꯅꯥ ꯊꯥꯔꯝꯗ꯭ꯔ ꯃꯥꯜꯂꯦ ꯇꯧꯔꯤꯁꯦ꯫ ꯑꯁꯤ ꯈꯜꯂꯗꯨꯅ ꯃꯥ ꯉꯥꯏꯍꯥꯛꯇꯤ ꯀꯣꯛꯆꯥꯎꯕꯤ ꯀꯥꯏ, ꯃꯀꯣꯛ ꯆꯤꯛꯏ꯫ ꯑꯁꯨꯝꯅ ꯋꯥꯈꯜ ꯇꯥꯗꯅ ꯂꯩꯉꯩ ꯇꯨꯡꯂꯣꯝꯗꯒꯤ ꯁꯤꯡꯒꯥꯏꯕꯥꯛ ꯑꯃꯅ ꯂꯨꯈꯝꯗꯨꯗ ꯄꯣꯞ ꯂꯥꯎꯅ ꯊꯥꯔꯛꯑꯦ꯫ ꯑꯁꯨꯝꯅ ꯁꯤꯡꯒꯥꯏꯕꯥꯛꯅ ꯊꯣꯝꯕꯗꯒꯤ ꯃꯥ ꯋꯥꯈꯜ ꯇꯥꯗꯅ ꯑꯗꯨꯃꯛ ꯂꯩꯃꯥꯏꯗ ꯇꯥꯈ꯭ꯔꯦ꯫ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡ ꯄꯨꯡ ꯑꯃꯒꯤ ꯃꯌꯥꯃꯨꯛ ꯀꯥꯟꯅꯔꯦ꯫ ꯑꯁꯨꯝꯅ ꯄꯨꯡ ꯑꯃ ꯍꯦꯟꯅ ꯀꯥꯟꯅꯔꯕ ꯃꯇꯨꯡ ꯃꯍꯥꯛꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄ ꯃꯇꯝꯗꯗꯤ ꯄꯁꯣꯠꯇꯨ ꯅꯥꯁꯤꯛ ꯃꯈꯣꯡꯗ ꯑꯣꯏꯅ ꯂꯩꯔꯝꯂꯦ꯫ ꯃꯁꯥꯗ ꯑꯏꯪꯕ ꯅꯨꯡꯁꯤꯠꯅ ꯁꯤꯜꯂꯛꯄꯗ ꯇꯥꯏꯕꯪ ꯋꯥꯈꯜ ꯇꯥꯔꯛꯑꯦ꯫ ꯑꯗꯨꯕꯨ ꯉꯁꯥꯏ ꯂꯨꯈꯝꯗ ꯁꯤꯡꯒꯥꯏꯕꯥꯛꯅ ꯊꯣꯝꯈꯤꯕꯒꯤ ꯆꯩꯅꯥꯗꯤ ꯃꯁꯥꯗ ꯇꯠꯇꯅ ꯐꯥꯎꯔꯤ꯫ ꯃꯍꯥꯛꯅ ꯃꯃꯤꯠꯇꯣ ꯐꯥꯛꯂꯤ ꯐꯥꯛꯂꯤ ꯄꯥꯡꯊꯣꯛꯂꯛꯄ ꯃꯇꯝꯗꯗꯤ ꯃꯨꯁꯤ ꯃꯨꯁꯤꯔꯕ ꯄꯥꯡꯈꯠꯂꯛꯄ ꯂꯝꯇꯥꯒꯤ ꯊꯥꯕꯜꯅ ꯂꯩꯆꯤꯜ ꯅꯣꯡꯐꯥꯏ ꯃꯔꯛꯇ ꯇꯨꯔꯦꯜ ꯈꯣꯡꯕꯥꯜꯂꯣꯝ ꯊꯥꯡꯕ ꯑꯇꯤꯌꯥꯗ ꯊꯣꯛꯂꯤꯕꯗꯣ ꯃꯍꯥꯛ ꯃꯃꯤꯠꯃꯛꯅ ꯎꯔꯦ꯫ ꯑꯇꯤꯌꯥꯒꯤ ꯂꯩꯇꯦꯡ ꯊꯥꯖꯅ ꯃꯤꯃꯥꯡꯗ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯄꯁꯣꯠ ꯅꯥꯁꯣꯟ ꯄꯤꯛꯅ ꯁꯣꯜꯂꯦ꯫ ꯀꯗꯥꯏꯗꯅꯣ ꯑꯩꯅ ꯂꯩꯔꯤꯁꯤꯅ? ꯃꯪꯂ ꯇꯥꯏꯕꯪ ꯂꯩꯕꯨ ꯃꯐꯝ ꯃꯔꯥꯡ ꯑꯃꯗ ꯈꯪꯗ꯭ꯔꯦ ꯇꯧꯔꯤꯁꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯥ ꯃꯁꯥꯗꯣ ꯑꯏꯪꯕ ꯅꯨꯡꯁꯤꯠꯀ ꯐꯨꯖꯤꯜꯂꯛꯄꯒ ꯃꯁꯥꯗꯣ ꯏꯪꯕꯗꯧꯅ ꯐꯥꯎꯔꯛꯂꯦ꯫ ꯃꯁꯥꯗ ꯑꯏꯪꯕ ꯐꯥꯎꯔꯛꯂꯕꯗꯨꯗꯗꯤ ꯃꯍꯥꯛ ꯃꯁꯥꯗꯣ ꯈꯪꯖꯔꯦ ꯃꯗꯣ ꯋꯥꯈꯜ ꯇꯥꯔꯛꯂꯦ꯫ ꯃꯪꯂꯥꯟ ꯅꯠꯇꯦ, ꯇꯥꯏꯕꯪꯅꯤ꯫ ꯇꯥꯏꯕꯪ ꯋꯥꯈꯜ ꯇꯥꯔꯛꯂꯕꯗꯨꯗꯗꯤ ꯄꯁꯣꯠ ꯃꯁꯥꯗꯣ ꯏꯊꯛ ꯊꯀꯠꯂꯦ꯫ ꯀꯔꯤꯅꯣ ꯃꯥꯅ ꯑꯣꯏꯔꯝꯂꯤꯕꯁꯦ ꯈꯜꯂꯨꯕꯗ ꯃꯥ ꯀꯣꯛꯆꯥꯎꯕꯤ ꯀꯥꯔꯦ꯫ ꯃꯁꯥꯗꯣ ꯂꯦꯡ ꯑꯣꯠꯄ ꯌꯥꯗꯕꯗꯧꯅ ꯇꯧꯕ ꯑꯃꯁꯨ ꯐꯥꯎꯋꯦ꯫ ꯃꯈꯨꯠꯇꯣ ꯇꯨꯡꯗ ꯄꯨꯜꯂꯒ ꯊꯝꯕ ꯉꯛꯁꯝꯗꯅ ꯊꯧꯔꯤꯅ ꯄꯨꯜꯂꯒ ꯊꯝꯕꯗꯧꯅ ꯐꯥꯔꯦ꯫ ꯃꯥ ꯈꯪꯂꯦ ꯃꯉꯛꯁꯝꯗ ꯊꯧꯔꯤ ꯊꯨꯔꯦ꯫ ꯃꯥꯒꯤ ꯈꯣꯡ ꯑꯅꯤꯗꯨꯅ ꯃꯣꯟ ꯃꯣꯟ ꯂꯥꯎꯕ ꯄꯣꯠꯁꯛ ꯑꯃꯗ ꯂꯦꯞꯄꯒ ꯂꯩꯕꯗꯧꯅ ꯇꯧꯕꯗꯣ ꯐꯥꯎꯔꯦ꯫ ꯃꯍꯥꯛꯅ ꯂꯦꯞꯂꯤꯕꯗꯣ ꯃꯣꯟ ꯃꯣꯟ ꯂꯥꯎꯕꯗꯧꯅ ꯇꯧꯏ꯫ ꯀꯔꯤꯅꯣ ꯃꯥ ꯃꯁꯥꯗꯣ ꯑꯃꯝꯕꯗꯨꯗ ꯀꯥ ꯍꯦꯟꯅ ꯃꯌꯦꯛ ꯁꯦꯡꯅ ꯎꯗꯕꯅ ꯀꯤꯕꯅ ꯃꯁꯥꯗꯣ ꯀꯥ ꯍꯦꯟꯅ ꯊꯀꯠꯂꯦ꯫ ꯃꯍꯥꯛꯅ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕꯗꯨꯗꯤ ꯀꯁꯥ ꯑꯉꯥꯡ ꯃꯆꯥ ꯑꯃꯒꯤ ꯂꯦꯡꯖꯨꯝꯗꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯑꯉꯥꯡꯁꯤꯅ ꯃꯥꯅ ꯂꯦꯞꯂꯤꯕ ꯈꯣꯡꯐꯝ ꯑꯁꯤꯗꯒꯤ ꯃꯆꯤ ꯈꯖꯤꯛ ꯍꯦꯛ ꯂꯦꯡꯕ ꯃꯇꯝꯗ ꯄꯁꯣꯠ ꯃꯈꯣꯡꯗꯣ ꯐꯤꯗ꯭ꯔꯤꯡ ꯐꯤꯗ꯭ꯔꯤꯡ ꯀꯥꯎꯗꯨꯅ ꯁꯤꯕ ꯌꯥꯕꯒꯤ ꯑꯣꯏꯊꯣꯛꯄ ꯐꯤꯕꯝ ꯑꯃꯗ ꯂꯩꯔꯦ꯫ ꯆꯩꯅꯥ ꯐꯪꯂꯕ ꯄꯁꯣꯠ ꯃꯁꯥꯗꯣ ꯂꯦꯡꯉꯝ ꯁꯥꯡꯉꯝꯗꯅ ꯂꯩꯔꯦ꯫ ꯃꯀꯣꯛꯇꯨꯁꯨ ꯆꯤꯛꯂꯤ ꯆꯤꯛꯂꯤ, ꯂꯨꯈꯝꯗꯨꯗ ꯏꯅ ꯄꯨꯡꯉꯥꯡ ꯉꯥꯡꯂꯦ꯫ ꯑꯉꯥꯡꯕ ꯏꯈꯦꯡꯅ ꯇꯞ ꯇꯞ ꯇꯥꯔꯦ꯫ ꯄꯁꯣꯠ ꯃꯃꯤꯠꯇꯅ ꯇꯟꯗꯜ ꯂꯤꯁꯤꯡ ꯂꯤꯁꯤꯡ ꯄꯥꯏꯔꯤ꯫ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯦ꯫ ꯀꯗꯥꯏꯗꯅꯣ ꯑꯩꯅ ꯂꯩꯔꯤꯕꯁꯦ? ꯀꯗꯥꯏꯗꯅꯣ ꯑꯃꯝꯕꯅ ꯑꯩꯕꯨ ꯂꯥꯡꯒꯣꯏ ꯆꯟꯁꯤꯜꯂꯒ ꯂꯩꯕꯗꯧꯅ ꯐꯥꯎꯏ꯫ ꯃꯣꯏ ꯃꯄꯥ, ꯅꯪꯕꯨ ꯀꯥꯏꯗ ꯂꯩꯒꯦ? ꯑꯩ ꯋꯥꯈꯜ ꯇꯥꯕ ꯉꯝꯗ꯭ꯔꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯄꯥꯈꯠꯄ ꯊꯀꯠꯄꯒ ꯂꯣꯏꯅꯅ ꯃꯁꯥꯗꯣ ꯀꯞꯄ ꯍꯧꯔꯛꯂꯦ꯫ ꯃꯍꯥꯛ ꯇꯨꯔꯦꯜ ꯈꯣꯡꯕꯥꯜꯂꯣꯝ ꯂꯩꯔꯤꯕ ꯊꯥꯖꯃꯥꯒꯤ ꯃꯁꯤꯛ ꯃꯉꯥꯜ ꯂꯦꯜꯂꯤꯕꯗꯣ ꯃꯃꯤꯠꯅ ꯎꯔꯦ꯫ ꯑꯍꯤꯡꯁꯤꯗ ꯃꯥꯒꯤ ꯇꯦꯡꯊꯥꯀꯣꯜ ꯇꯥꯕꯤꯅꯕ ꯀꯅꯥꯁꯨ ꯂꯩꯇꯦ꯫ ꯅꯥꯏꯇꯣꯝ ꯊꯣꯛꯂꯤꯕ ꯊꯥꯖꯃꯥꯇꯅꯤ ꯄꯁꯣꯠꯀꯤ ꯑꯋꯥꯕꯁꯤ ꯎꯔꯤꯕ꯫ ꯑꯗꯨꯃꯛꯅ ꯃꯍꯥꯛ ꯑꯍꯤꯡ ꯑꯗꯨꯗ ꯋꯥꯅ ꯆꯩꯅꯥ ꯈꯥꯡꯂꯦ꯫ ꯆꯥꯛꯅ ꯋꯥꯅ ꯈꯥꯡꯂꯤꯉꯩ ꯑꯍꯤꯡꯗ ꯁꯤꯠꯄ ꯅꯨꯡꯁꯤꯠꯅ ꯃꯥꯒꯤ ꯑꯁꯣꯛꯄ ꯃꯐꯝꯗꯨꯗ ꯊꯨꯝ ꯊꯥꯛꯆꯤꯟꯕꯗꯧꯅ ꯃꯁꯥꯗ ꯐꯥꯎꯏ꯫ ꯑꯍꯤꯡꯗꯨꯗ ꯍꯤꯡꯅꯦꯡꯅ ꯄꯁꯣꯠꯇ ꯀꯞꯄꯦ꯫ ꯀꯅꯥ ꯀꯅꯥ ꯂꯩꯒꯦ? ꯑꯩꯕꯨ ꯑꯝꯇ ꯀꯟꯕꯤꯌꯣ꯫ ꯀꯅꯥ ꯀꯅꯥ ꯂꯩꯒꯦ? ꯑꯁꯨꯝꯅ ꯅꯤꯡꯉꯝꯗꯅ ꯄꯁꯣꯠꯅ ꯀꯞꯂꯛꯄ ꯑꯃꯟꯕ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯑꯍꯤꯡ ꯂꯣꯏꯕ ꯉꯥꯏꯗꯨꯅ ꯂꯩꯔꯤꯕ ꯂꯨꯈꯣꯏ ꯑꯃꯗꯤ ꯃꯥꯡꯒꯣꯜꯖꯥꯎ ꯇꯦꯡꯊꯥꯈꯣꯜ ꯑꯗꯨ ꯇꯥꯔꯨꯔꯦ꯫ ꯇꯦꯡꯊꯥꯈꯣꯜꯗꯨ ꯇꯥꯔꯨꯕꯗ ꯑꯅꯤꯗꯣ ꯇꯨꯃꯤꯟ ꯇꯥꯁꯤꯟꯗꯨꯅ ꯉꯥꯏꯍꯥꯛ ꯇꯨꯝꯊꯔꯨꯔꯕꯅꯤ꯫ ꯑꯃꯨꯛ ꯃꯃꯤꯠ ꯃꯃꯥꯏ ꯁꯤꯡꯂꯛꯂꯦ꯫ ꯑꯅꯤꯗꯣ ꯃꯤ ꯇꯥꯈꯤꯅꯤ ꯃꯇꯥꯒꯨꯝ ꯂꯣꯟꯅ ꯇꯨꯃꯤꯟ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯦ꯫ ꯏꯇꯥꯎ ꯂꯨꯈꯣꯏ, ꯏꯇꯥꯎ, ꯏꯇꯥꯎ, ꯑꯩꯅ ꯇꯥꯔꯤꯕꯁꯦ ꯏꯇꯥꯎꯁꯨ ꯇꯥꯕ꯭ꯔꯣ? ꯍꯣꯏ ꯇꯥꯏ ꯏꯇꯥꯎ꯫ ꯀꯔꯤ ꯃꯇꯧꯅꯣ ꯏꯇꯥꯎ ꯃꯥꯡꯒꯣꯜꯖꯥꯎ? ꯑꯍꯤꯡꯁꯤꯒꯤ ꯇꯦꯡꯊꯥꯈꯣꯜꯁꯦ ꯃꯈꯣꯜꯁꯤꯒꯤ ꯍꯥꯏꯔꯨꯔꯗꯤ ꯅꯥꯁꯤꯛ ꯃꯈꯣꯡ ꯑꯗꯣꯝꯗꯒꯤꯅꯤ ꯃꯥꯂꯪ ꯈꯨꯗꯨꯡ ꯂꯤꯗꯨꯅ ꯄꯨꯔꯛꯂꯤꯕꯁꯦ꯫ ꯏꯇꯥꯎ, ꯊꯣꯛꯑꯒ ꯌꯦꯡꯉꯨꯁꯤꯔꯥ? ꯀꯗꯥꯏꯗꯒꯤꯅꯣ ꯏꯇꯥꯎ? ꯅꯥꯁꯤꯛ ꯃꯈꯣꯡꯒꯤ ꯑꯁꯤꯕ ꯊꯋꯥꯏꯗꯨ ꯑꯣꯏꯔꯝꯒꯅꯤ꯫ ꯊꯥꯖꯗꯦꯗ ꯏꯇꯥꯎ, ꯅꯥꯁꯤꯛ ꯃꯈꯣꯡꯗꯨꯒꯤ ꯊꯋꯥꯏ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕꯗꯤ꯫ ꯊꯋꯥꯏ ꯑꯣꯏꯔꯒꯕꯨ
ꯀꯟꯕꯤꯌꯨ ꯀꯟꯕꯤꯌꯨ ꯀꯅꯥ ꯀꯅꯥ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯀꯣꯏꯂꯥꯎ ꯂꯥꯎꯒꯗ꯭ꯔꯣ? ꯈꯪꯗ꯭ꯔꯦ ꯏꯇꯥꯎ ꯑꯗꯨꯃꯗꯤ ꯑꯗꯨꯕꯨ ꯃꯍꯥꯛꯇꯤ ꯑꯍꯤꯡꯕ ꯅꯠꯇꯦ ꯑꯁꯤꯕ ꯊꯋꯥꯏꯅꯤ ꯃꯇꯥ ꯇꯧꯕ ꯑꯣꯏꯔꯝꯅꯤ ꯍꯣꯏ ꯑꯗꯨꯁꯨ ꯆꯨꯝꯂꯝꯕ ꯌꯥꯏ ꯑꯍꯤꯡꯕ ꯃꯤꯕꯨ ꯃꯥꯒꯤ ꯃꯆꯥꯛ ꯑꯣꯏꯅꯕ ꯇꯧꯁꯤꯟꯅꯕ ꯂꯥꯡ ꯊꯥꯛꯄ ꯃꯥꯒꯤ ꯂꯥꯡꯗ ꯊꯨꯕꯁꯤꯅꯤ ꯃꯥꯅ ꯀꯞꯁꯤꯜ ꯂꯥꯎꯁꯤꯟꯅꯔꯒ ꯀꯌꯥꯗ ꯍꯩꯔꯕ ꯃꯥꯒꯤ ꯃꯇꯥ ꯃꯥꯒꯤ ꯍꯩꯅꯕꯤ ꯁꯥꯖꯠꯅꯤ ꯑꯁꯤꯗ ꯀꯞꯁꯤꯜ ꯂꯥꯎꯁꯤꯟꯅꯔꯤꯕꯁꯦ ꯃꯋꯥ ꯂꯧꯕ ꯌꯥꯕ ꯅꯠꯇꯦ ꯏꯇꯥꯎ ꯈꯔꯁꯨ ꯇꯥꯁꯤꯟꯅꯗꯕ ꯇꯝꯁꯤ ꯑꯍꯤꯡꯁꯤꯅ ꯂꯣꯏꯗ꯭ꯔꯤꯉꯩ ꯉꯥꯏꯍꯥꯛ ꯇꯨꯝꯊꯅꯕ ꯇꯧꯁꯤ ꯑꯁꯨꯝꯅ ꯃꯥꯡꯒꯣꯜꯖꯥꯎ ꯑꯃꯗꯤ ꯂꯨꯈꯣꯏꯗꯤ ꯇꯥꯅ ꯇꯥꯅ ꯇꯥꯁꯤꯟꯅꯗ꯭ꯔꯦ ꯇꯥꯅꯤꯡꯕꯁꯨ ꯐꯥꯎꯔꯨꯗꯦ ꯇꯥꯠ ꯍꯩꯕ ꯊꯋꯥꯏꯗꯨꯒꯤ ꯃꯌꯥꯅꯤ ꯈꯜꯂꯗꯨꯅ ꯑꯅꯤꯗꯣ ꯑꯍꯤꯡꯗꯨꯕꯨ ꯂꯣꯏꯈꯤꯕ ꯍꯥꯏꯗꯅ ꯇꯨꯝꯊꯈ꯭ꯔꯦ ꯁꯣꯝꯗꯅ ꯅꯥꯁꯤꯛ ꯃꯈꯣꯡꯁꯤꯗ ꯄꯁꯣꯠꯅ ꯇꯦꯡꯊꯥꯈꯣꯜ ꯅꯥꯏꯗꯨꯅ ꯀꯞꯂꯤꯕꯗꯣ ꯀꯅꯥꯅꯁꯨ ꯇꯥꯈꯤꯕ ꯂꯩꯇ꯭ꯔꯦ ꯂꯝꯇꯥꯒꯤ ꯊꯥꯡꯖꯒ ꯑꯣꯏꯕꯒ ꯃꯤ ꯑꯌꯥꯝꯕ ꯇꯨꯝꯅꯈ꯭ꯔꯕꯅꯤ ꯃꯗꯣ ꯑꯍꯤꯡꯗꯨꯗ ꯃꯥꯛꯇꯤ ꯑꯔꯣꯏꯕ ꯅꯨꯡꯁꯥ ꯁꯣꯔ ꯍꯣꯟꯈ꯭ꯔꯦ ꯁꯣꯝꯗꯅ ꯀꯝꯗꯧꯔꯦ ꯊꯥꯡꯖꯝꯒꯤ ꯃꯥꯏꯃꯨꯗꯤ ꯃꯌꯨꯝꯗ ꯌꯧꯗꯨꯅ ꯃꯁꯥ ꯄꯨꯝꯕ ꯑꯀꯤꯕꯅ ꯇꯥꯁꯤꯟꯗꯨꯅ ꯅꯤꯡꯉꯥꯏꯗꯨꯅ ꯇꯨꯝꯊꯈ꯭ꯔꯦ ꯁꯣꯝꯗꯅ ꯑꯃꯨꯛ ꯂꯣꯡ ꯃꯆꯤꯟ ꯇꯨꯝꯕ ꯁꯥꯕ ꯂꯣꯏꯁꯤꯟꯒꯅꯤ ꯍꯥꯏꯗꯨꯅ ꯂꯥꯛꯄ ꯉꯥꯏꯕꯗ ꯃꯥꯒꯤ ꯅꯤꯡꯕ ꯀꯥꯏꯔꯦ ꯃꯔꯤꯡꯒꯤ ꯌꯦꯟꯕ ꯂꯥꯕꯅ ꯈꯣꯡꯕ ꯌꯦꯟꯈꯣꯡ ꯑꯍꯥꯟꯕꯁꯨ ꯃꯥꯛ ꯇꯥꯔꯛꯂꯦ ꯑꯗꯨꯅ ꯅꯣꯡꯉꯥꯟꯗꯧꯔꯦ ꯍꯥꯏꯕ ꯃꯥꯛ ꯈꯪꯂꯦ ꯃꯥꯏꯕꯗꯨ ꯁꯥꯎꯔꯞꯅ ꯑꯩꯅ ꯍꯤꯡ ꯇꯨꯝꯗꯕ ꯃꯈꯩ ꯃꯥꯕꯨ ꯂꯥꯛꯄ ꯉꯥꯏꯕ ꯂꯣꯡ ꯃꯆꯤꯟ ꯇꯨꯝꯕꯁꯤꯗꯕꯨ ꯂꯣꯏꯁꯤꯜꯂꯕꯗꯤ ꯍꯥꯏꯗꯨꯅ ꯑꯗꯨꯒ ꯃꯥꯅ ꯂꯥꯛꯇꯕ ꯉꯝꯕꯅꯦꯕ ꯌꯦꯟꯈꯣꯡ ꯑꯍꯥꯟꯕ ꯇꯥꯔꯦ ꯈꯪꯉꯤ ꯃꯥ ꯉꯁꯤꯒꯤꯗꯤ ꯂꯥꯛꯑꯔꯣꯏ ꯃꯤꯔꯛ ꯃꯤꯆꯤꯟ ꯊꯤ ꯃꯤꯀꯤ ꯊꯤ ꯑꯣꯏꯅ ꯃꯄꯨꯟꯁꯤꯗꯣ ꯂꯦꯜꯂꯒꯗꯕꯅꯤ ꯃꯤꯅꯥꯏ ꯃꯆꯥꯗꯤꯅ ꯃꯤꯅꯥꯏꯒꯤ ꯊꯕꯛ ꯈꯨꯇꯧ ꯍꯦꯛ ꯇꯧꯔꯗꯅ ꯂꯝꯇꯥ ꯊꯥꯡꯖꯅꯤ ꯑꯩꯅ ꯑꯗꯨꯛ ꯐꯖꯅ ꯂꯥꯛꯇꯕ ꯌꯥꯗꯦ ꯍꯥꯏꯔꯒ ꯀꯌꯥꯗ ꯂꯥꯏꯅ ꯁꯤꯠ ꯅꯥꯟꯊꯣꯛꯂꯤꯕ ꯈꯪꯅꯤ ꯃꯥ ꯑꯩꯒꯤ ꯅꯥꯛꯇꯅꯦ ꯂꯥꯛꯇ ꯂꯥꯛꯈꯤꯁꯅꯨ ꯊꯕꯛ ꯇꯧꯒꯦꯕ ꯑꯁꯤ ꯈꯜꯂꯗꯨꯅ ꯃꯥꯏꯕꯗꯣ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇ ꯇꯨꯃꯤꯟ ꯐꯨꯝꯕꯪꯅꯗꯨꯅ ꯂꯩꯔꯦ ꯑꯁꯨꯝꯅ ꯇꯝꯊꯤꯔꯕ ꯂꯝꯇꯥꯒꯤ ꯑꯍꯥꯟꯕ ꯊꯥꯡꯖꯒꯤ ꯑꯍꯤꯡꯗꯣ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯅꯣꯡ ꯉꯥꯜꯂꯛꯄꯒ ꯊꯕꯛ ꯏꯪꯈꯥꯡ ꯆꯠꯊꯣꯔꯛꯄ ꯃꯤꯑꯣꯏ ꯈꯔꯗꯤ ꯅꯥꯁꯤꯛ ꯃꯈꯣꯡꯗ ꯀꯞꯄ ꯂꯥꯎꯕ ꯈꯣꯡꯕ ꯍꯧꯅꯔꯛꯂꯦ ꯏꯔꯥꯡ ꯂꯥꯡꯉꯤ ꯑꯌꯨꯛ ꯑꯗꯨꯗ ꯁꯣꯝꯗꯅ ꯂꯨꯈꯣꯏ ꯑꯃꯗꯤ ꯃꯥꯡꯒꯣꯜꯖꯥꯎꯁꯨ ꯀꯞꯅꯕ ꯂꯥꯎꯅꯕ ꯃꯤꯀꯞ ꯃꯤꯔꯥꯎꯈꯣꯜ ꯃꯔꯛ ꯑꯗꯨꯗ ꯃꯤꯀꯞ ꯊꯣꯛꯂꯛꯂꯦ ꯃꯥꯡꯒꯣꯜꯖꯥꯎ ꯂꯨꯈꯣꯏ ꯑꯅꯤꯗꯣ ꯑꯋꯥꯏꯈꯨꯝ ꯇꯧꯅꯔꯦ ꯏꯇꯥꯎ ꯏꯇꯥꯎ ꯇꯥꯕ꯭ꯔꯣ ꯑꯃꯨꯛ ꯀꯞꯅ ꯂꯥꯎꯅꯕꯒꯤ ꯃꯈꯣꯜꯁꯦ ꯍꯣꯏ ꯏꯇꯥꯎ ꯇꯥꯏꯌꯦ ꯑꯍꯤꯡꯗꯒꯤ ꯍꯦꯟꯗꯣꯛꯇꯅ ꯅꯣꯡꯉꯥꯟ ꯐꯥꯎ ꯇꯝꯅꯔꯖꯥꯠꯂꯣ ꯃꯥꯟꯗꯦꯗ ꯏꯇꯥꯎ ꯀꯨꯔꯇꯤ ꯄꯣꯁ ꯈꯤꯡꯕꯒꯤ ꯃꯈꯣꯜꯁꯨ ꯇꯥꯏ ꯑꯗꯨꯗꯤ ꯏꯇꯥꯎ ꯄꯨꯛꯅꯤꯡꯗ ꯆꯤꯡꯅꯔꯤꯕꯁꯦ ꯀꯣꯛꯅꯕ ꯑꯝꯇ ꯆꯠꯂꯒ ꯌꯦꯡꯂꯨꯁꯤꯔ ꯏꯇꯥꯎ ꯑꯗꯨꯅ ꯐꯔꯗ꯭ꯔꯥ ꯐꯅꯤ ꯏꯇꯥꯎ ꯑꯁꯤ ꯍꯥꯏꯅꯔꯗꯅ ꯑꯅꯤꯗꯣ ꯅꯥꯁꯤꯛ ꯃꯈꯣꯡꯗꯨ ꯇꯝꯅ ꯂꯥꯛꯑꯦ ꯃꯈꯣꯏ ꯑꯅꯤꯅ ꯅꯥꯁꯤꯛ ꯃꯈꯣꯡꯗꯨ ꯌꯧꯔꯛꯄꯗꯗꯤ ꯅꯥꯁꯤꯛ ꯃꯈꯣꯡꯗꯨꯃꯛꯇꯗ ꯃꯤ ꯃꯌꯥꯝ ꯑꯃ ꯆꯤꯡꯅ ꯆꯥꯏꯅ ꯉꯝꯗꯅ ꯑꯣꯝꯁꯤꯟꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯔꯦ ꯀꯩꯗꯧꯕ ꯌꯥꯎꯔꯕꯅꯣ ꯍꯥꯏꯗꯨꯅ ꯆꯪꯁꯤꯜꯂꯒ ꯌꯦꯡꯂꯨꯕꯗ ꯄꯁꯣꯠꯇꯣ ꯅꯥꯁꯤꯛ ꯃꯈꯣꯡꯗꯨꯗ ꯇꯝꯊꯤꯕ ꯃꯤꯌꯥꯠꯇ ꯍꯥꯠꯂꯕ ꯃꯇꯨꯡ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯊꯅꯝꯂꯦ ꯑꯁꯤꯕꯒꯤ ꯃꯈꯣꯡ ꯃꯄꯥꯗꯨꯗ ꯄꯁꯣꯠ ꯍꯣꯏꯗ ꯂꯣꯏꯕ ꯍꯨꯏ ꯑꯍꯨꯝꯗꯨꯁꯨ ꯍꯥꯠꯇꯣꯛꯂꯕ ꯃꯇꯨꯡ ꯍꯨꯏꯇꯪ ꯂꯦꯜꯂꯒ ꯊꯅꯝꯂꯦ ꯅꯣꯕꯥꯞ ꯈꯔ ꯑꯃꯁꯨ ꯏꯆꯥꯏ ꯆꯥꯏꯊꯣꯛꯂꯒ ꯅꯥꯁꯤꯛ ꯃꯈꯣꯡꯗꯨꯗ ꯂꯩꯔꯦ ꯃꯌꯥꯝꯗꯤ ꯍꯤꯡꯅ ꯍꯤꯡꯅ ꯄꯁꯣꯠꯀꯤ ꯃꯇꯧꯗꯨꯗ ꯀꯞꯂꯦ ꯁꯣꯝꯗꯅ ꯃꯄꯨꯔꯣꯏꯕ ꯏꯃꯣꯆꯥꯗꯤ ꯇꯧꯔꯤꯕꯁꯤꯡꯗꯣ ꯀꯔꯤꯝꯇ ꯈꯪꯂꯝꯗꯦ ꯃꯍꯧꯁꯥ ꯃꯥꯗꯤ ꯌꯥꯎꯒ ꯈꯔ ꯊꯦꯡꯕꯅꯦ ꯏꯁꯤꯁꯤꯒꯩ ꯇꯨꯝꯗꯨꯅ ꯂꯩ ꯂꯩꯀꯥꯏꯒꯤ ꯅꯥ ꯈꯔ ꯆꯠꯂꯒ ꯇꯨꯝꯗꯨꯅ ꯂꯩꯕ ꯏꯃꯣꯆꯥꯕꯨ ꯇꯨꯝꯕ ꯍꯧꯗꯣꯛꯂꯦ ꯇꯥꯕꯗ ꯅꯨꯡꯉꯥꯏꯔꯣꯏꯗꯕ ꯄꯥꯎ ꯑꯗꯨꯗꯤ ꯇꯝꯗꯕ ꯌꯥꯗꯕꯅꯤꯅ ꯇꯝꯂꯦ ꯄꯁꯣꯠꯀꯤ ꯑꯁꯤꯕ ꯍꯛꯆꯥꯡꯅ ꯅꯥꯁꯤꯛ ꯃꯈꯣꯡꯗ ꯊꯋꯥꯏ ꯌꯥꯎꯗꯅ ꯂꯩꯍꯧꯔꯦ ꯇꯥꯕꯗ ꯂꯩꯕ ꯌꯥꯗ꯭ꯔꯗꯨꯅ ꯃꯍꯥꯛ ꯆꯦꯜꯂꯛꯂꯦ ꯃꯤꯠꯂꯨꯗ ꯄꯤꯔꯥꯡ ꯃꯆꯤꯟꯗꯅ ꯄꯁꯣꯠ ꯄꯁꯣꯠ ꯍꯥꯏꯗꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯀꯧꯔꯤ ꯑꯁꯨꯝꯅ ꯃꯥ ꯂꯥꯎ ꯈꯣꯡꯗꯨꯅ ꯂꯥꯛꯄꯗ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯑꯣꯏꯔꯝꯂꯤꯕ ꯐꯤꯕꯝ ꯑꯗꯨ ꯎꯕꯗ ꯃꯥꯗꯤ ꯂꯦꯛꯊꯈ꯭ꯔꯦ ꯃꯌꯥꯝ ꯆꯪꯗꯨꯅ ꯏꯃꯣꯆꯥꯕꯨ ꯂꯥꯛꯅꯩ ꯏꯃꯣꯆꯥꯗꯤ ꯋꯥꯈꯜ ꯇꯥꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯂꯦ ꯃꯥꯏꯃꯨꯁꯨ ꯃꯐꯝꯗꯨꯗ ꯀꯨꯝꯍꯩ ꯌꯦꯡꯕ ꯂꯥꯛꯂꯝꯃꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝꯗꯨꯗ ꯃꯍꯥꯛ ꯃꯆꯤꯟꯗ ꯇꯞꯅ ꯁꯣꯜꯂꯦ ꯑꯣ ꯑꯩꯅ ꯉꯔꯥꯡ ꯍꯥꯏꯗꯣꯏꯅꯤꯅꯦ ꯀꯨꯝꯍꯩ ꯅꯨꯡꯉꯥꯏꯅꯤ ꯍꯥꯏꯈꯤꯕꯗꯣ ꯏꯇꯩꯃ ꯄꯁꯣꯠꯁꯦ ꯃꯔꯥꯏꯕꯛꯇꯤ ꯁꯥꯊꯤꯅ ꯊꯤꯕꯖꯥꯠꯅꯤ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦ ꯁꯣꯝꯗꯅ ꯂꯨꯈꯣꯏ ꯑꯃꯗꯤ ꯃꯥꯡꯒꯣꯜꯖꯥꯎꯁꯨ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯅꯩ ꯉꯔꯥꯡ ꯑꯍꯤꯡ ꯀꯟꯕꯤꯌꯨ ꯀꯟꯕꯤꯌꯨ ꯍꯥꯏꯗꯅ ꯀꯞꯈꯤꯕ ꯂꯥꯎ ꯈꯣꯡꯈꯤꯕ ꯇꯧꯔꯤꯗꯨꯗꯤ ꯏꯇꯩꯃ ꯄꯁꯨꯠ ꯑꯣꯏꯔꯝꯂꯦꯗꯅ ꯈꯪꯕꯨ ꯈꯪꯂꯕꯗꯤ ꯑꯩꯈꯣꯏ ꯑꯅꯤ ꯆꯪꯗꯅ ꯀꯜꯂꯝꯕꯁꯨ ꯌꯥꯕꯅꯤ ꯑꯁꯨꯝꯅ ꯈꯜꯂꯨꯕꯗ ꯌꯥꯝꯅꯗꯤ ꯅꯨꯡꯉꯥꯏꯖꯔꯝꯗꯦ ꯃꯩ ꯑꯋꯥꯕ ꯃꯄꯥꯎ ꯑꯃꯗꯤ ꯑꯀꯤꯕ ꯅꯤꯡꯉꯝꯗꯕꯅ ꯄꯤꯛ ꯊꯜꯂꯕ ꯐꯤꯕꯝꯗꯨꯗ ꯌꯦꯡꯗꯨꯅ ꯈꯨꯜ ꯂꯩꯀꯥꯏꯗꯨꯒꯤ ꯃꯤ ꯑꯌꯥꯝꯕ ꯑꯋꯥꯕꯗꯨꯗ ꯁꯔꯨꯛ ꯌꯥꯗꯨꯅ ꯂꯩ ꯑꯋꯥꯕꯒꯤ ꯇꯝꯊꯤꯔꯕ ꯏꯔꯩꯂꯛꯇ
ꯃꯈꯣꯏꯁꯤꯡꯗꯣ ꯆꯦꯟꯊꯔꯦ꯫ ꯅꯍꯥ ꯈꯔꯅ ꯑꯍꯜꯁꯤꯡꯒꯤ ꯄꯥꯎꯇꯥꯛ ꯏꯟꯗꯨꯅ ꯅꯥꯁꯤꯛꯇꯨꯗꯒꯤ ꯁꯤꯔꯕ ꯄꯁꯣꯠꯀꯤ ꯑꯁꯤꯕ ꯍꯛꯆꯥꯡꯗꯣ ꯂꯧꯊꯈ꯭ꯔꯦ꯫ ꯑꯗꯨꯒ ꯃꯈꯣꯏ ꯅꯍꯥ ꯈꯔꯅ ꯋꯥꯒꯤ ꯁꯒꯥꯏ ꯑꯃꯗ ꯍꯥꯞꯇꯨꯅ ꯏꯃꯣꯆꯥꯒꯤ ꯁꯨꯃꯥꯡ ꯇꯥꯅ ꯄꯨꯔꯛꯂꯦ꯫ ꯙꯔꯃ ꯑꯃꯗꯤ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯟꯒꯤ ꯃꯔꯤ ꯂꯩꯅꯅ ꯄꯥꯡꯊꯣꯛꯄ ꯂꯥꯏ ꯇꯤꯟꯒꯤ ꯑꯣꯏꯕ ꯊꯕꯛ ꯊꯧꯔꯝ ꯃꯈꯩ ꯍꯧꯖꯤꯛꯇꯤ ꯄꯥꯡꯕ ꯂꯣꯏꯔꯗꯨꯅ ꯕꯩꯇ ꯑꯣꯏꯕ ꯃꯥꯏꯕ ꯍꯩꯇꯣꯏ ꯅꯦꯛꯂꯨꯔꯒ ꯇꯨꯔꯦꯜ ꯈꯣꯡꯕꯥꯜꯂꯣꯝꯗ ꯂꯩꯕ ꯃꯪ ꯑꯗꯣꯝꯗ ꯄꯣꯠꯂꯣꯏꯗꯨꯒꯤ ꯑꯌꯨꯛꯀꯤ ꯅꯨꯃꯤꯠ ꯆꯞ ꯌꯨꯡꯕ ꯃꯇꯝꯗꯨꯗ ꯄꯨꯊꯣꯔꯛꯂꯦ꯫ ꯅꯣꯡꯊꯤ ꯅꯣꯡꯃꯪꯕ ꯅꯨꯃꯤꯠ ꯑꯣꯏꯅꯁꯨ ꯇꯧꯏ꯫ ꯂꯝꯇꯥ ꯊꯥꯡꯖꯒꯤ ꯍꯦꯛ ꯊꯥꯡꯅꯕ ꯅꯨꯃꯤꯠꯁꯦ ꯑꯇꯤꯌꯥꯁꯨ ꯏꯃꯛ ꯃꯛꯁꯤꯜꯂꯦ꯫ ꯑꯀꯣꯏꯕꯗ ꯂꯩꯆꯤꯟꯁꯨ ꯃꯐꯩ ꯃꯐꯩ ꯊꯥꯡꯗꯨꯅ ꯂꯩ꯫ ꯅꯨꯃꯤꯠꯀꯤ ꯃꯁꯦꯛ ꯃꯉꯥꯜꯁꯨ ꯂꯩꯆꯤꯟ ꯅꯣꯡꯐꯥꯏ ꯃꯔꯛꯇ ꯂꯣꯠꯁꯤꯜꯂꯒ ꯊꯝꯕꯗꯧꯅꯁꯨ ꯇꯧꯏ꯫ ꯃꯌꯦꯛ ꯑꯃ ꯁꯦꯡꯗꯦ꯫ ꯇꯨꯔꯦꯜ ꯃꯄꯥꯟꯂꯣꯝꯗꯒꯤ ꯅꯨꯡꯁꯤꯠꯁꯨ ꯂꯦꯞꯇꯅ ꯁꯤꯠꯂꯤ꯫ ꯑꯁꯤꯕꯗꯨ ꯍꯦꯛ ꯄꯨꯊꯣꯛꯈꯤꯕꯒ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯒꯤ ꯊꯣꯡꯒꯥꯜ ꯃꯄꯥꯗ ꯑꯁꯤꯕꯗꯨꯅ ꯂꯥꯜꯂꯒ ꯆꯠꯈꯤꯕ ꯃꯥꯏꯀꯩ ꯈꯨꯗꯤꯡꯗ ꯊꯥꯖꯅꯕꯤ ꯑꯃꯗꯤ ꯆꯠꯅꯕꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯋꯥꯏ ꯊꯥꯔꯤ꯫ ꯋꯥꯏ ꯆꯥꯛꯄꯒꯤ ꯃꯅꯝ ꯅꯨꯡꯁꯤꯠꯀꯤ ꯏꯄꯣꯝꯂꯛꯇ ꯇꯤꯜꯂꯤ꯫ ꯄꯣꯠꯂꯣꯏꯗꯨꯒꯤ ꯁꯤꯡ ꯃꯔꯣꯟ ꯃꯊꯛ ꯑꯗꯨꯗ ꯀꯨ ꯃꯅꯨꯡꯗ ꯑꯁꯤꯕ ꯍꯛꯆꯥꯡꯅ ꯁꯥꯡꯅ ꯌꯥꯇꯥꯗꯨꯅ ꯂꯩ꯫ ꯀꯅꯥꯝꯇꯒꯤ ꯃꯐꯝꯗ ꯋꯥꯀꯠꯂꯨꯕ ꯇꯧꯗꯅ ꯃꯥꯒꯤ ꯃꯇꯝ ꯂꯣꯏꯔꯦ ꯍꯥꯏꯗꯨꯅ ꯄꯁꯣꯠꯇꯤ ꯇꯥꯏꯕꯪꯄꯥꯜꯒꯤ ꯑꯋꯥ ꯑꯅꯥ ꯄꯨꯝꯕ ꯀꯣꯛꯂꯦ ꯍꯥꯏꯗꯨꯅ ꯍꯥꯏꯅꯕꯁꯨ ꯌꯥꯎꯏ꯫ ꯃꯄꯨꯔꯣꯏꯕ ꯏꯃꯣꯆꯥꯅ ꯃꯩ ꯆꯨꯅꯕ ꯃꯈꯨꯠꯇ ꯄꯥꯏ ꯃꯩ ꯀꯣꯏꯕ ꯍꯧꯔꯛꯄꯗꯨꯗꯅꯦ ꯇꯨꯔꯦꯜ ꯃꯄꯥꯟꯂꯣꯝꯗꯒꯤ ꯁꯤꯜꯂꯛꯄ ꯅꯨꯡꯁꯤꯠ ꯃꯔꯛ ꯑꯗꯨꯗ ꯆꯟꯗꯨꯋꯥꯗꯨ ꯂꯥꯛꯅ ꯐꯥꯅ ꯉꯝꯗꯅ ꯋꯥꯇꯣꯟ ꯃꯇꯣꯟꯁꯤꯡꯗꯨꯗ ꯂꯦꯡ ꯆꯠꯂꯦ꯫ ꯅꯨꯡꯁꯤꯠꯁꯨ ꯑꯀꯟꯕ ꯁꯥꯐꯨ ꯑꯃꯒ ꯂꯣꯏꯅꯅ ꯂꯝꯇꯥ ꯆꯪꯂꯛꯄꯅ ꯑꯌꯨꯛ ꯅꯨꯡꯊꯤꯜ ꯑꯗꯨꯗ ꯃꯍꯥꯛꯅ ꯃꯊꯣꯏꯔꯦꯈꯟ ꯃꯅꯤꯡ ꯇꯝꯂꯦ꯫ ꯁꯨꯝ ꯅꯨꯡꯁꯤꯠ ꯁꯤꯠꯂꯝꯕꯗꯒꯤ ꯑꯇꯤꯌꯥꯗꯣ ꯈꯥꯛꯄ ꯂꯥꯎꯕ ꯈꯣꯡꯕ ꯍꯧꯔꯛꯂꯦ꯫ ꯃꯥꯏꯀꯩ ꯈꯨꯗꯤꯡꯗ ꯑꯃꯨꯕ ꯂꯩꯆꯤꯟꯅ ꯃꯆꯨ ꯁꯪꯂꯝꯕꯗꯒꯤ ꯂꯩꯖꯕꯤ ꯊꯥꯗꯨꯅ ꯍꯧꯖꯤꯛꯇꯤ ꯅꯣꯡ ꯑꯣꯏꯅ ꯐꯨꯏꯅ ꯆꯨꯔꯛꯂꯦ꯫ ꯅꯣꯡꯁꯤꯅ ꯐꯨꯗꯤꯠ ꯊꯣꯛꯀꯩ ꯆꯨꯔꯛꯄꯗ ꯃꯩ ꯆꯨꯒꯦ ꯇꯧꯔꯝꯕ ꯃꯩꯗꯣ ꯐꯨꯠ ꯂꯥꯎꯅ ꯃꯨꯠꯈ꯭ꯔꯦ꯫ ꯑꯃꯨꯛ ꯅꯧꯅ ꯅꯣꯡ ꯃꯔꯛ ꯑꯗꯨꯗ ꯃꯩꯗꯨ ꯆꯨꯔꯒ ꯃꯩ ꯀꯣꯏꯅꯕ ꯕꯩꯇ ꯍꯩꯇꯣꯏꯅ ꯍꯥꯏꯔꯝꯃꯦ꯫ ꯎꯆꯤꯟ ꯅꯥꯆꯤꯟ ꯕꯩꯇꯅ ꯍꯥꯏꯔꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯩꯗꯨ ꯐꯥꯎꯗꯤ ꯎꯆꯤꯟ ꯅꯥꯆꯤꯟ ꯆꯨꯔꯦ꯫ ꯅꯣꯡ ꯃꯔꯛ ꯑꯗꯨꯗ ꯁꯪꯁꯀꯥꯔꯒꯤ ꯃꯩꯗꯣ ꯆꯥꯛꯄ ꯍꯧꯔꯛꯂꯦ ꯃꯅꯤꯡ ꯃꯈꯥ ꯇꯝꯅ꯫ ꯅꯨꯄꯤ ꯑꯉꯥꯡ ꯃꯈꯩꯗꯤ ꯄꯣꯠꯂꯣꯏꯕꯒꯤ ꯃꯩ ꯆꯥꯛꯄ ꯍꯧꯔꯛꯄꯗꯨꯗꯗꯤ ꯀꯨꯏꯅ ꯂꯩꯔꯨꯅꯨ ꯌꯨꯝꯗ ꯍꯜꯂꯣ ꯍꯥꯏꯗꯨꯅ ꯍꯟꯕ ꯌꯥꯎꯅꯔꯦ꯫ ꯇꯨꯔꯦꯜꯗ ꯀꯨꯝꯂꯒ ꯏꯔꯣꯏꯒꯗꯕꯗꯨ ꯅꯣꯡ ꯃꯔꯛ ꯑꯗꯨꯗ ꯂꯩꯔꯥꯏꯗ ꯑꯃꯨꯛ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯂꯕꯗꯤ ꯍꯥꯏꯗꯨꯅ ꯃꯌꯨꯝ ꯃꯌꯨꯝꯗ ꯄꯨꯈ꯭ꯔꯤꯗ ꯅꯠꯇ꯭ꯔꯒ ꯏꯁꯤꯡ ꯁꯣꯛꯂꯒ ꯂꯨꯕ ꯍꯥꯏꯗꯨꯅ ꯍꯥꯏꯅꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯩꯔꯤ ꯆꯨꯈꯠꯂꯝꯂꯒ ꯅꯤꯡꯕ ꯀꯥꯏꯔꯕ ꯏꯃꯣꯆꯥ ꯂꯩꯀꯥꯏꯒꯤ ꯅꯍꯥ ꯈꯔꯅ ꯊꯦꯝꯅꯧꯗꯨꯅ ꯃꯌꯨꯝ ꯌꯧꯅꯕ ꯄꯨꯔꯛꯂꯦ꯫ ꯃꯤꯕꯨꯗꯤ ꯑꯗꯨꯝ ꯈꯔ ꯂꯩꯍꯧꯔꯦ꯫ ꯈꯨꯟꯗꯨꯒꯤ ꯅꯍꯥ ꯑꯍꯜ ꯈꯔ, ꯄꯣꯠꯂꯣꯏꯕꯗ ꯊꯋꯥꯏ ꯌꯥꯎꯕ ꯈꯔ, ꯃꯤ ꯈꯔ ꯍꯟꯅꯈ꯭ꯔꯕꯗꯨꯗꯗꯤ ꯃꯆꯤꯟꯖꯥꯛ ꯋꯥꯔꯛꯄ ꯉꯝꯗꯕ ꯅꯍꯥ ꯑꯍꯜ ꯈꯔꯗꯤ ꯀꯗꯥꯏꯗꯒꯤꯅꯣ ꯌꯨ ꯂꯧꯔꯨꯔꯒ ꯄꯣꯠꯂꯣꯏꯔꯤꯕ ꯃꯪ ꯅꯥꯀꯟꯗꯨꯗ ꯌꯨ ꯊꯛꯄ ꯍꯧꯅꯔꯛꯂꯦ꯫ ꯏꯪꯒ ꯏꯪꯂꯦ, ꯅꯣꯡꯒ ꯆꯨꯔꯦ꯫ ꯅꯣꯡ ꯆꯨꯕꯗꯨꯗ ꯁꯥꯒꯠꯅꯕ ꯍꯥꯏꯗꯨꯅ ꯊꯛꯄ ꯍꯧꯅꯔꯦ꯫ ꯅꯣꯡ ꯆꯨꯕꯒ ꯆꯪꯗꯦ ꯌꯨꯒꯤ ꯃꯌꯥꯏꯗꯨꯅ ꯅꯣꯡꯒ ꯆꯨꯔꯦ ꯑꯁꯤꯕꯨ ꯄꯣꯠꯂꯣꯏꯔꯤꯅꯤ ꯍꯥꯏꯗꯨꯅ ꯇꯧꯔꯤꯗꯣ ꯅꯥꯇꯩ ꯑꯃ ꯏꯆꯥ ꯆꯥꯗꯦ꯫ ꯕꯩꯇ ꯑꯣꯏꯔꯤꯕ ꯑꯍꯜ ꯍꯩꯇꯣꯏꯗꯨꯁꯨ ꯇꯧꯒꯗꯕ ꯃꯊꯧꯗꯤ ꯇꯧꯗꯗꯨꯅ ꯅꯍꯥ ꯑꯍꯜꯁꯤꯡꯗꯨꯒꯤ ꯃꯔꯛꯇ ꯆꯪꯁꯤꯟꯗꯨꯅ ꯌꯨ ꯊꯛꯂꯒ ꯁꯥꯟꯅꯩ ꯌꯨꯅꯩꯕꯗꯣ ꯌꯥꯎꯗꯨꯅ ꯂꯩ꯫ ꯀꯜꯂꯤꯗ ꯌꯨꯒꯤ ꯃꯌꯥꯏ ꯑꯉꯛꯄꯅꯤ꯫ ꯍꯦ ꯌꯨ, ꯅꯪꯒꯤ ꯃꯇꯤꯛ ꯃꯌꯥꯏ ꯙꯔꯃ ꯀꯔꯃꯒꯤ ꯃꯔꯤ ꯂꯩꯅꯕꯗ ꯅꯪꯒꯤ ꯐꯤꯗꯥ ꯑꯃ ꯌꯥꯝ ꯆꯥꯎꯅ ꯉꯁꯤꯒꯤ ꯈꯨꯟꯅꯥꯏ ꯑꯃꯗꯤ ꯆꯠꯅꯕꯤꯅ ꯅꯪꯒꯤꯗꯃꯛ ꯃꯐꯝ ꯆꯥꯎꯅ ꯀꯟꯁꯤꯟꯗꯨꯅ ꯊꯝꯕꯤꯔꯦ꯫ ꯅꯣꯡꯁꯨ ꯐꯨꯗꯤꯠ ꯊꯣꯛꯈꯩ ꯆꯨꯏ꯫ ꯄꯣꯠꯂꯣꯏꯕ ꯌꯥꯎꯔꯤꯕꯅꯤ ꯇꯧꯔꯤꯕꯗꯣ꯫ ꯌꯨꯁꯨ ꯍꯥꯏꯖꯤꯟꯈꯩ ꯉꯥꯎꯔꯦ ꯂꯥꯛꯅ ꯐꯥꯅꯕ ꯉꯝꯗꯅ꯫ ꯑꯗꯨꯕꯨ ꯒ꯭ꯌꯥꯟ ꯇꯥꯕ ꯅꯍꯥ ꯑꯍꯨꯝ ꯑꯃꯗꯤ ꯌꯥꯎꯔꯦ꯫ ꯑꯇꯩꯁꯤꯡꯗꯨꯅ ꯇꯧꯔꯤꯕꯗꯣ ꯃꯤꯠ ꯅꯥꯔꯦ ꯇꯁꯦꯡꯅ꯫ ꯃꯊꯛ ꯊꯣꯡꯕꯁꯤꯡꯒ ꯉꯥꯛꯇꯒ ꯑꯣꯏꯔꯦ꯫ ꯃꯈꯣꯏꯁꯨ ꯋꯥꯍꯩ ꯑꯃꯠꯇ ꯐꯥꯎ ꯍꯦꯛ ꯍꯥꯏꯕ ꯉꯝꯂꯝꯗꯦ ꯇꯧꯔꯤꯕꯗꯣ꯫ ꯅꯣꯡꯅ ꯀꯟꯅ ꯆꯨꯕꯒ ꯄꯣꯠꯂꯣꯏꯔꯤꯅꯤ ꯇꯧꯔꯤꯕꯗꯣ ꯁꯤꯡꯁꯨ ꯑꯣꯟꯊꯣꯛꯅ ꯌꯥꯝꯅ ꯆꯪꯈ꯭ꯔꯦ꯫ ꯅꯍꯥ ꯑꯍꯨꯝꯗꯣ ꯄꯣꯠꯂꯣꯏꯕꯗꯨꯗ ꯃꯁꯥ ꯄꯨꯝꯕꯗꯣ ꯇꯞ ꯇꯥꯔꯦ ꯋꯥꯕꯅ꯫ ꯄꯁꯣꯠꯀꯤ ꯑꯁꯤꯕ ꯍꯛꯆꯥꯡꯗꯨꯒꯤ ꯃꯊꯛꯇ ꯅꯜꯂꯤꯕ ꯁꯤꯡ ꯑꯗꯣ ꯃꯁꯤꯡ ꯌꯥꯝꯗꯗꯨꯅ ꯇꯞꯅ ꯁꯨꯝ ꯃꯆꯦꯠ ꯃꯀꯥꯏ ꯑꯣꯏꯅ ꯆꯥꯛꯄ ꯍꯧꯔꯛꯂꯤꯕ ꯌꯥꯡꯂꯦꯟꯒꯤ ꯁꯔꯨ ꯑꯆꯥꯛꯄꯁꯤꯡ ꯑꯗꯣ ꯇꯞꯅ ꯀꯣꯟꯈꯠꯄ ꯍꯧꯔꯛꯂꯦ꯫ ꯎꯇꯨꯞ ꯋꯥꯇꯨꯞꯅꯗꯤ ꯅꯜꯂꯤ ꯍꯥꯏꯖꯕꯕꯨ ꯀꯌꯥ ꯃꯊꯣꯡꯗꯤ ꯆꯥꯗ꯭ꯔꯦ ꯇꯧꯔꯤꯕꯗꯣ ꯅꯥꯞ ꯑꯃ ꯇꯥꯗ꯭ꯔꯦ꯫ ꯄꯣꯠꯂꯣꯏꯔꯤꯕ ꯄꯁꯣꯠꯀꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯣ ꯑꯣꯟꯊꯕ ꯌꯥꯕ ꯐꯤꯕꯝ ꯑꯃꯗ ꯂꯩꯔꯤ꯫ ꯅꯍꯥ ꯑꯍꯨꯝꯗꯣ ꯊꯋꯥꯏ ꯌꯥꯝ ꯋꯥꯅ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯣ ꯃꯩꯊꯛꯇꯒꯤ ꯑꯣꯟꯊꯔꯛꯇꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ꯫ ꯁꯣꯝꯗꯅ ꯌꯨ ꯉꯥꯎꯕꯁꯤꯡꯗꯨꯒꯤ ꯃꯔꯛꯇ ꯑꯃ ꯑꯅꯤꯗꯤ ꯁꯟ ꯁꯥꯗꯨꯅ ꯆꯠꯄ ꯐꯥꯎꯕ ꯌꯥꯎꯅꯔꯛꯂꯦ꯫ ꯑꯣꯟꯊꯣꯛꯅ ꯋꯥꯅꯁꯨ ꯄꯣꯠꯂꯣꯏꯕꯒꯤ ꯊꯧꯗꯣ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯔꯤ꯫ ꯑꯇꯩꯗꯨꯅ ꯈꯣꯏꯖꯪꯗꯕꯗꯨ ꯎꯕꯗ ꯈꯣꯏꯗꯧꯗꯤ ꯊꯤꯠꯂꯤ꯫
Naha amana tada singse konadong mandre singse khara tharang tawbigadra yu ngawba amana khume hey haujiku kadai digi singno nong marak sida yana yana basilo na aduna madu chatnabe yaroi da tada poloi basibu phagi pharang dongna yu ngawdun makha tare poloi bagi matang sida naha na khuina karimda khangoi ne hey yana yana bato ngamna ba hekshilo asumna ngangnari pasotki asibak changdo maithak pop launa onthare masadu ikon konduna saru sayangakta mamai juchu chakli koki charukto makhong makhut ki charu tang duna unsa makhaina chakpa loirakpagi matamne asibak changduna maithak adudagi pop launa tarakpa mayamdo kiba thakatpa pakhatpaga loinana ngayakti kaiduna chel na humdudi mihul thawon chakatkhre adugi sumatakta na humdo pasotki matawduda nungai jaramde ngasaina singdo khara yamna thorang tawjaram labde asumna tarum lekhanbada amuk shek nungai jade adubu nga afinga payone kiduna chenthok luragasu mai phibam maduda asiba ngaktoina hundoklaga thanambadi yadabani amuk chensilagle asiba changsingdo yungawba yu thakpa kharana humai makhok amadi mithin chaiduna kolaga maithak ta hape polori ni tawribudo ontokwa phibam amane naha humdudi asuki mati akiba masu phawe numit kesu tasilakwaga mamgam silakwaga nangarori matago jab samjinduna haujikti single leitabana khutta singjang pai yu ngawba singdugi marakta thomana asibado kibaga khangde chap yanduna mayungda langsil singkharaduda singbo singpatabai asibado poloi singkhr yu ngawba baitoi baitoidu mang thongju thinglamde madi yu ngawba heman khibana yugi maiduna baita moibagi thabok thoramdudagi nathaikhre sansarga baitoi baitoidi ma marduna chatkre ataisu yu ngawri turelomda amambaduda kumba kiduna mayum yawraga iru mai thajarge khan chanakhre na ahumdudi mathai nungai jaramde machinda pendabagi wakane soliba aikhoi khul lekagi ahal singja onthokpani asu yam phattabasibu asumna poloibudu loiduna mayum makai pangnakhre sawrakna numidangi pung 8 makai khara helagle imo sadu nong marak aduda khutta singjang pai nasik makhongdu tamna lae aduga asawba magaloinna ningamdaba pendaba magaloinna khutta paiba singjangduna nasik makhongdu de yale imocha kap tu nangangle masigi nachiksida yalaga phagadabani nachiksina thon bangaktani nangte yalaga lore asi harga khutta singjangdu pai nasiktu ningamdaba pendaba khudima fudoktuna yale na kharana haujikti mana nasik makhongduda hanjin yanbadu ubuda chansilaklaga nasik makhongdudagi mabu puthoknaba honare khutta paiba singjangadu sumule imochana koilaw lawe se aibu phajingelo ai ningtamalo aigi ningtamba piyo aibu phajingeno punjingeno haibane aigi iningtamna piyo masigi nasik makhong singsina aibu sena khainanbagi maichak piribane pasot kaiga leinariba mari maraksida khariba sambalse masigi nasik makhong sing asina aibu phajingeno aibu thado mayamduna mabu mai khamjile tawhei dene nangbo numidang sida nasik makhong sida singjing ne yaliba tawriba singche yam them nawduna ningba kai imochabu mayum tan puduna nong marak aduda khundugi naha ahal kharana puduna chatkhe nongsu fudi thokai leptuna churi thengda thengjelaklabanina mai khulle kaiduda misi chadaba misi naga yawre ngantana changan charga tumnakhre adubu imochade thamoi kaiba heman khibana hingna pasot pu kauduna kable pasot tari bro nang bo mukta de halako pasot nang yawda nai karam na hingani pasot nang amta de halako miga lejadre khundu da leba na ahumna mathanda leba nungai ro haiduna mabu
ꯄꯥꯂꯤ ꯅꯥꯏꯗꯨꯅ ꯁꯪꯕ ꯍꯧꯔꯤ꯫ ꯃꯉꯥꯜ, ꯅꯥꯎꯆꯥ ꯑꯃꯗꯤ ꯖꯣꯏ ꯑꯍꯨꯝꯅ ꯃꯈꯣꯏꯗ ꯑꯍꯤꯡꯗꯨ ꯌꯥꯔꯛꯂꯤ꯫ ꯃꯊꯟꯇ ꯌꯨꯝꯗꯨꯗ ꯂꯩꯕ ꯅꯨꯡꯉꯥꯏꯔꯣꯏ ꯍꯥꯏꯗꯨꯅ